EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Kurumjeri and a very good evening. EPOM Media and Mayam Gidamakta series 9 Putukcheriba Crime Diaries, Nasidi, Mok Drago Hum de Suba episode, Yang Birbisim Tagacheri Luna Taram Nokcheri, Nasisu Mayam Gidamakta, Yama Nungaiba, Wari Kayama Puduna, Luxury Luna, Nasigi Crime Diaries, Mok Drago Hum de Surakpa, Mok Drago Hum de Habidi 93 episode, Yorok Pahabisi, Mayamgi, Chauraba contribution of money, Haina Mayam Bokuna, Tagacheri Luna, Nasigi Crime Diaries is a Soki Machadamo in a disclaimer, Hibatare, Sahitara Nepalgi, Angang Sing, Voitohan Minasi, Habesuma Quena Tamzabaduma. Now, Honan Sing Zari Lona, Crime Diaries, Habisi Mayamda, education, Amadi, awareness pin Nabagi Pandam, the Tamzabani, Aduna, Akoigi, Crime Diaries platform C, Mayamgi, Midnakong, Oinaba Tamzaba, education, awareness ki, Amadi Mayamsi, Amagamaga, Tatota Sintanaba, Apaba Kunaima Purakoda, Mateng Pangnabi, the Mata Senzaba platform, legal platform, Nature, Habisi Masu, Amutang and the Honan Sing Zari, Lona, Anoba, Yamna, Mayamda. Ani suba sponsor sidi mayang yamna nungairba paw haibatare import deals with Rajkumar Enterprises haina Rajkumar Enterprises na aikoigi leiriba Manipurda leiriba aikoigi miyoi singsigi apamba sing China dagi India da aikoigi pot se loba yanabagi damakta aikoigi apamba poche myangsi order tobiraga China dagi India da laaga then Delhi dagi Manipur state yauraga loba yaba adungba khudong chaba Rajkumar Enterprises na mayam gidamakta piri aduga piri ba khudong chaba sidasu amukasu yamna unbelievable price haiba tare yam ahongma mamalda mayamda seba tawgadoribani loina na mahaki Yauriba Akogi Mayamna Pambiba Sing have the used the Sulaire Aduga new the su have the used clothes, new clothes, adagi shoes, bags, mobile phones, tablets, cosmetics, product, car accessories, bike accessories, adagi construction gi machineries, Mayam Amahama materials, Kayamasu, Akoina Koba Yaraba, Adugumlaba, platform Amani, Rajkumar Enterprises, Namayam Damukta, Nona Sebatoropas, the Mayam Gikanaba, Sing the lobby ho, Haiduma Mayam, the Nungai Pausima, Paudam Jerry, Loinana. Rajkumar Enterprises ki Imphal gi office na Moirang Khom Makha Yunam Lekai near Lairembi Lampak aduga Delhi dana Kisangad da sumagi office laire then Safdarjung da su laire Mayam akoigi keno matamda pamba matamda anytime contact to biraga makha da koina pizariba contact number sida contact tawraga apamba akoigi Poche akoigi item punamak demand to biu habisi mathamjage mahaki contact number na 700 509 1630 mayam amuktang hadna 700 509 1630 da Rajkumar Enterprises tagi khudong chabda lobiu hani thamjage aduga ngasi EPOM Media na mayam gidamakta series 9 na seba tawjariba Crime Diaries mau draga humtoi akoigi episode sigi pangthokna bagi damakta mayam gi iche Robita Leima oza Robita Leima su studio lengsin dana leizare mayam da akoigi si ozasina poraiba topic si yamna akoigi minam birambagi akoi kanoni aduna topic si karigi asuk thina minam biram liba no haibadi karigi asuk thina minam biram liba haibasida akoigi manungi oiba artha kayama yauramani aduga akoigi thazana rubada akoigi minam badagi crime tholokpa kayama su soidan oramgado mali mayam ahan maktada ichebo taram umina si hojabu taram nokcheri ahan maktada EPOM Media gi subscribers sing aduga Crime Diaries ki viewers sing bu koknona kurumjari aduga surat su ahi maiki teki taram nokchari thagachari aduga EPOM Media bu su thaga phongdoksari aduga ngasi je ngasi gi aina illiba rani phi je kogi sana masu lehaw masu haidare ko si je akoi gi yaipong tha dagi inama Tiam Ongbi Roma, Namazi, Bazar, Piron, Gitukan, Hang by Namani, Adinamazina, Crime Dice, and over there from Taba. At the same time, Patana,
illega amta wari liro aina injaba fido aina piba fido illega li wari dom ta tage na kodon tambira pani ado aina jo sugumba color je ai isagi am pame Sasu yam le. haw masu sana masu degi sandon masu cream color sumba jam pame do yam phajai hina magi je fi je amna ingna samna masa hek nan ba man ba Masana le. sak thi da ju fi je dum tang phaja to mi je masa ga nan ba am stand da lai ba ka man ba to adu koi adu na ma bu tha ga sari ana ma yam nu si bi da na amana ma pira dum koi crime diary sida makhal masu mathel pangin mai le duni Maten suna. hoi makhan suna ado koi ngasi liza ga dori wari ju yamna wari se aina yam special loina liza ga da wari ni ngasi gi wari se sigi thaudok se mamang sahi gi jun tha da thengna gi bani ado yamna aina su matam du da su yam le ning gi ba wari je be maduna aya ba pi gi da ba ko e se ketang la ga li je li pi gi nona ada handak ti ma sa mak na sap sare sahi ma ko koi mamang sahi gi jun tha da koi da thengna ke se tawna gi bane ba ada mana handak se mak ma sa na ingon da call tawra aga siam phajai sigi jonga sigi wahai tongan ba crime diary tong ta hai de bo wahai magi thamoi gi ba kes gi matung inang wana ma thamoi sa aga ngang thorok pa zo wahai yawi ko ado ai magna sigi kes sidi nupim sa dugi ne magi wakhlon magi kano se yam pam jaba hai tare nupi moi bagi yam singlem ba kano se magi jaba pidam yaw jaba hai tare pam jaba hai tare ko aduna aina ju na thamoi da am sokhi ba kes amazu oi ki ba do kai gom bim ta kaw hode ko mama samang na dakti pon toraga wari se libiro haidana hara podagi lijabane ba aduga ngasi maksu magi report se hana sahing ge mangdong thengna khare dana aduga muksu report se loi dana ibani je phone da mung nei nei ba wari se nei na raga ne aina sai la am dai bawda nei na ga ibani se aduga muksu mama samak project live sida tari bane ba wari se ko mangon ma pasana tari bane wari se do wari se aina magi ming phone je koi kari ki asuk thina minam biram libano na chikoli je man minam biram badugi saina ne ba ana se phangawri je ko yam thina sak ba mangon da aduga koi gi 2026 June tha sijida CNG na ju thana gi ba adu bani CNG ana thana gi ba matam je siju yauksalak pa sida sukki matik mangon da hena khang pa singam da ba adu ma je leiba ngam da ba mai chak se hena hengalak pa adugi mangon sida ngawrak pa ko adugi yam thina huju mak mangon da saina phawri ba wari ama khak ne ba ko adu aina phajana wari se lijara ge ko aduga maroina nga sidi wari je laisabi macha sing da ko ya mangang wei ba inkhal lei ba laisabi macha sing da ai specially ai dedicate tawjage ko inkhal lei ba laisabi macha sing da moina sije taraganda moida wakhal loksing oina ba ko ado kari dedicate tawina habduna ren aroi ba da haijage ko kanoji moyani ji koigi 2020 ga 2 da khangna bane bemaji matamduda koigi graduation first sem karak da ngai ri ba yam angang ni dana graduation first sem ka ba ji de ado ma je ngasi moy ani gi wari je ina li ba da ko ai mitta koigi ibemaji ju dei bungo ji ju ui ba mitta samana na ko bemaji mi ji piktak tawe biji piktak tawi tuga nem tak tawi yam ka ana wang saw na te yam nem bu na te ko piktak taw de sing mayang je kanglap torga ngaw bade du ma mai diam nu si ba ngang je ko tuga ibungo jana mo mai taw ge da mangon da gi sahi 10 mukti halle pa sina ko aduga nupa ji thabak tawra bane ba aduga ma jina nupa ji mai taw ge da wang sawe masa je pura nupa da nupa hai badane ase duga khoi gi nupa yamba ji machin mana ton ji sawgal lidna dum jiki kan nupa ji tine magi machin maya je piktak tawe ba adu mana ton ga je khoi gi piktak torga tum tak ka ta sang tak ka torga ne ma je mi di mutak tar ga wang sa ga khoi gi phiron selak ban da yamara simo gon lei ba yam nuksi ba mamai yam nuksi ba mai thong
ꯑꯗꯨ ꯑꯣꯏꯕ ꯃꯥꯁꯦ ꯑꯩꯈꯣꯏ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯃꯆꯥꯈꯩꯅ ꯉꯥꯎꯅꯤ ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄ ꯈꯣꯠꯇꯣꯔꯛꯄꯁꯦ ꯋꯥꯁꯨ ꯌꯥꯝꯁꯨ ꯉꯥꯡꯗ꯭ꯔꯒ ꯃꯆꯤꯟ ꯃꯌꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗ ꯌꯥꯝ ꯇꯥꯡꯅ ꯎꯏꯕ ꯁꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯔꯤꯝꯇ ꯍꯦꯛ ꯁꯨꯀꯥꯏ ꯀꯥꯏꯖꯗꯕ ꯁꯨꯛꯂꯥꯟ ꯍꯦꯛ ꯂꯥꯟꯖꯗꯕ ꯃꯤ ꯑꯃ ꯃꯥꯜꯂꯦ ꯃꯥꯁꯦ ꯌꯥꯝ ꯌꯦꯡꯕꯗ ꯌꯥꯝ ꯏꯅꯣꯁꯦꯟ ꯑꯣꯏꯕꯗꯣ ꯌꯥꯝ ꯄꯪꯖꯕ ꯆꯝꯖꯕ ꯃꯥꯟꯕꯗꯣ ꯃꯥꯅꯒ ꯁꯨꯛ ꯆꯥꯎꯕꯤ ꯑꯃ ꯃꯤꯅꯃꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯏ ꯃꯁꯛ ꯃꯑꯣꯡ ꯃꯇꯧꯗ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯃꯣꯏꯕ ꯑꯗꯣ ꯃꯁꯛꯁꯦ ꯎꯏ ꯃꯕꯥꯅꯤꯒꯤ ꯃꯤꯠꯇ ꯇꯔꯪ ꯇꯔꯪ ꯀꯣ ꯑꯗ ꯏꯕꯦꯝꯃꯁꯤ ꯊꯣꯏꯗꯣꯛꯅ ꯃꯣꯏꯁꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯤꯁꯨ ꯅꯨꯄꯥꯁꯤꯁꯨ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ ꯃꯣꯏꯁꯤ ꯄꯥꯂꯦꯔꯤꯌꯥꯗꯒꯤꯗꯤ ꯑꯝꯇ ꯅꯠꯇꯦ ꯑꯗ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯏꯕꯦꯝꯃꯁꯤ ꯃꯣꯏꯁꯤ ꯑꯗꯨꯝ ꯁꯨꯔ ꯅꯣꯝꯃ ꯆꯥꯕ ꯏꯃꯨꯡꯅꯦ ꯑꯗ ꯃꯄꯥꯁꯦ ꯌꯥꯝ ꯊꯤꯕ ꯃꯣꯏꯒꯤ ꯃꯄꯥꯁꯦ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅꯅꯦ ꯃꯣꯏꯒꯤ ꯂꯩꯀꯥꯏꯅ ꯈꯨꯟꯅ ꯁꯥꯒꯩꯅ ꯑꯗꯨꯝ ꯀꯤꯅꯕ ꯑꯣꯏꯕ ꯑꯗꯨꯒ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅ ꯈꯨꯠꯅ ꯍꯦꯛꯇ ꯍꯥꯟꯈꯤꯕꯗꯣ ꯇꯣꯛ ꯂꯥꯎ ꯊꯥꯈꯤꯕ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯑꯣꯏꯒꯟꯕ ꯑꯗꯨ ꯀꯤꯅꯩꯌꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯤ ꯈꯠꯅꯒꯟꯕ ꯑꯗꯨꯝꯕꯁꯨ ꯈꯔ ꯑꯃꯨꯛ ꯑꯣꯏꯒꯟꯕ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯅꯣꯏ ꯕꯥꯗꯣ ꯃꯤ ꯈꯠꯅꯍꯧꯔꯦꯒ ꯍꯥꯏꯕ ꯑꯗꯩ ꯐꯤꯡꯕ ꯑꯗꯩ ꯏꯃꯨꯡꯗꯒꯁꯦ ꯂꯪꯕꯅ ꯍꯥꯟꯕ ꯉꯥꯡꯕꯅ ꯍꯥꯟꯕ ꯃꯆꯤꯟꯅ ꯍꯥꯟꯕ ꯑꯗꯩ ꯃꯃꯥꯗꯒꯁꯦ ꯃꯣꯏꯅ ꯄꯤꯛꯏꯉꯩꯗ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨꯝ ꯃꯥꯁꯦ ꯀꯨꯏꯅ ꯆꯠꯆꯩꯌꯦꯕ ꯃꯄꯥꯁꯦ ꯖꯥꯠꯁꯦ ꯑꯗꯨꯝ ꯊꯤꯕ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯃꯣꯏ ꯁꯥꯒꯩ ꯆꯥꯎꯔꯒꯅꯦ ꯈꯨꯡꯒꯪꯒꯤ ꯑꯩꯈꯣꯏ ꯁꯥꯒꯩ ꯆꯥꯎꯔꯒ ꯃꯕꯨꯡꯁꯤꯁꯨ ꯌꯥꯝ ꯌꯥꯝꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯣꯏ ꯈꯨꯟꯒꯤ ꯀꯩꯅꯣ ꯂꯩꯀꯥꯏꯒꯤ ꯃꯣꯏ ꯀꯩꯅꯣꯒꯤꯅꯦ ꯃꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯕ ꯊꯥꯕꯜ ꯏꯁꯩꯗꯒꯤ ꯍꯦꯟꯅꯅꯦ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯅ ꯃꯣꯏ ꯆꯠꯇꯦꯕ ꯑꯗꯩ ꯁ꯭ꯀꯨꯜ ꯆꯠꯄ ꯇꯨꯏꯁꯟ ꯆꯠꯄꯗꯩ ꯍꯦꯟꯅ ꯃꯄꯥꯟ ꯊꯣꯛꯆꯗꯦ ꯃꯣꯏꯁꯦ ꯑꯗꯩ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅꯤ ꯇꯤꯟꯅꯕ ꯅꯠꯇꯅꯅꯦ ꯈꯨꯜ ꯋꯥꯡꯃ ꯂꯥꯜꯂ ꯈꯣꯠꯂ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯕ ꯈꯣꯠꯄ ꯃꯃꯥꯟꯅꯕꯤꯒꯤꯗ ꯆꯠꯄ ꯆꯥꯕ ꯊꯛꯄ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯑꯍꯤꯡ ꯂꯦꯛꯎꯒꯦ ꯀꯥꯏꯅ ꯑꯗꯨꯝꯕꯁꯦ ꯇꯧꯗꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯣꯏꯁꯦ ꯀ꯭ꯂꯥꯁ 11 12 ꯐꯥꯎꯗꯤ ꯃꯥꯁꯦ 12 ꯑꯗꯥꯏꯗ ꯁꯨꯝ ꯅꯨꯄꯥ ꯑꯃꯈꯛ ꯍꯥꯏꯐꯦꯠ ꯀꯥꯕ ꯈꯔ ꯀ꯭ꯂꯥꯁ 9 10ꯗ ꯈꯔ ꯍꯥꯏꯔꯛꯄ ꯃꯣꯏꯅꯁꯨ ꯑꯉꯥꯡꯅꯤꯅ ꯑꯁ ꯊꯝꯒꯩꯔꯣꯏꯗꯅ ꯑꯗꯩ ꯁꯨꯝ ꯃꯄꯥ ꯍꯣꯏꯅꯒ ꯖꯥꯠ ꯊꯤꯕꯅꯤꯅ ꯃꯕꯨꯡꯒ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨꯝꯕꯒꯤ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯄꯁꯦ ꯃꯣꯏꯗ ꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯑꯣꯏꯌꯦꯕ ꯑꯀꯤꯕ ꯑꯔꯨꯕ ꯀꯅꯥꯒꯨꯝꯕꯗꯤ ꯑꯗꯨꯝ ꯁꯠ ꯊꯣꯛꯑ ꯂꯥꯡꯕ ꯈꯣꯠꯄ ꯃꯤꯗꯗꯤ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯄꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯗꯅ ꯃꯣꯏꯗꯗꯤ ꯌꯥꯝ ꯂꯨꯕ ꯑꯣꯏꯌꯦꯕ ꯃꯄꯥꯟ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯅꯠꯇꯕꯅꯤ나 ꯑꯗꯩ ꯃꯔꯝꯗꯣ ꯐꯖꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯆꯞ ꯆꯥꯗ꯭ꯔꯒꯗꯤ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯊꯣꯛꯄꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯏꯟꯊꯤꯉꯥꯏ ꯊꯝꯃꯛꯇꯦꯕ ꯑꯗꯣ ꯃꯣꯏꯅꯁꯨ ꯃꯥꯅꯁꯨ ꯍꯦꯛ ꯐꯖꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕꯁꯨ ꯀꯩꯁꯨ ꯑꯣꯏꯗꯕ ꯑꯗꯨꯅ ꯈꯔ ꯑꯃꯣꯅꯤꯒ ꯍꯦꯛ ꯐꯣꯟꯁꯨ ꯃꯁꯥꯒꯤ ꯄꯥꯏꯗ꯭ꯔꯦ ꯃꯃꯥ ꯍꯣꯏꯒꯤ ꯀꯩꯒꯤꯗ ꯉꯥꯛꯇꯪꯒ ꯄꯥꯏꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯛꯇꯪꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯑꯗꯨꯝ ꯏꯐꯥꯎ ꯐꯥꯎꯅꯈꯤꯗꯕ ꯑꯗꯩ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯇꯨꯏꯁꯟꯗꯒ ꯍꯦꯛ ꯉꯥꯏꯔꯝꯕ ꯑꯗꯩ ꯁ꯭ꯀꯨꯜꯗꯒ ꯍꯥꯏꯔꯛꯄ ꯃꯇꯝ ꯆꯥꯅ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯍꯦꯟꯅ ꯅꯨꯄꯥꯁꯤ ꯊꯑꯣꯏꯅ ꯆꯥꯛꯆꯪꯅ ꯀꯣꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ 11 ꯁ꯭ꯋꯥꯏꯗꯗꯤ 11 12 ꯁ꯭ꯋꯥꯏꯗꯗꯤ ꯑꯃ ꯍꯥꯏꯐꯦꯠ ꯀꯣꯏꯅꯔꯝꯃꯒ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯅꯁꯨ ꯀꯌꯥ ꯈꯣꯏꯗꯥꯗꯕ ꯑꯗꯩ ꯅꯨꯄꯥꯗꯨꯅꯁꯨ ꯃꯥꯕꯨꯁꯨ ꯀꯌꯥ ꯅꯨꯡꯁꯤꯕ ꯑꯣꯏꯗꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯀꯩꯝ ꯍꯥꯏꯅꯈꯤꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯃꯥꯒꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯌꯥꯝ ꯀꯤꯈꯤꯕꯅꯅꯦ ꯃꯣꯏꯒꯤꯗꯨꯗ ꯃꯣꯏ ꯈꯨꯟꯁꯤꯗ ꯃꯣꯏꯒꯤ ꯈꯨꯟꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛ ꯀꯣ ꯍꯥꯏꯇꯥꯔꯦꯅꯦ ꯃꯈꯣꯡ ꯊꯣꯡꯅ ꯆꯠꯂꯤꯅ ꯑꯗꯨ ꯃꯣꯏ ꯑꯗꯨꯝ ꯈꯨꯟ ꯃꯁꯦꯟꯅꯦꯕ ꯃꯥꯏ ꯃꯈꯣꯡ ꯊꯣꯡ ꯆꯠꯂꯦ ꯌꯥꯝ ꯆꯥꯎꯅ ꯈꯨꯟꯁꯦ ꯏꯔꯥꯡ ꯊꯣꯛꯅꯈꯤꯕ ꯑꯍꯤꯡꯁꯤꯗ ꯀꯥꯡꯆꯤꯒ ꯈꯤꯡꯅꯗꯅ ꯃꯤ ꯀꯧꯊꯣꯛꯅꯗꯅ ꯈꯣꯝꯗꯣꯛꯅꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯐꯝꯅꯗꯅ ꯃꯩꯔꯥ ꯁꯪꯗ ꯅꯨꯄꯤꯁꯦ ꯄꯨꯊꯣꯛꯇꯅ ꯃꯌꯥꯝ ꯆꯪꯗꯅ ꯍꯪꯕꯒ ꯉꯥꯡꯕꯒꯗ ꯃꯣꯏ ꯃꯄꯥꯁꯤꯅ ꯍꯜꯂꯛꯑꯒ ꯍꯥꯏꯈꯤꯕ ꯃꯣꯏ ꯈꯨꯟꯒꯤ ꯌꯨꯝꯊꯣꯡꯒꯤ ꯃꯤ ꯂꯣꯏ ꯊꯣꯡꯅꯔ ꯌꯦꯡꯅꯔꯦ ꯂꯤꯂꯥ ꯌꯦꯡꯕꯗꯧꯅ ꯅꯨꯄꯤ ꯑꯃ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯤꯅ ꯍꯥꯏꯈꯤꯕ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯗꯒ ꯁꯨꯃꯥꯏꯅ ꯊꯣꯛꯑꯗꯤ ꯍꯥꯠꯇꯣꯛꯀꯗꯝꯃꯦ ꯍꯤꯡꯅ ꯊꯝꯃꯣꯏ ꯑꯁꯨꯛ ꯏꯖꯠ ꯌꯥꯎꯗꯕ ꯍꯥꯏꯗꯅ ꯃꯄꯥꯁꯤꯅ ꯍꯥꯏꯈꯤꯕ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯏꯖꯠ ꯄꯤꯊꯣꯛꯏ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯂꯧꯕꯤꯗ꯭ꯔꯃꯤꯅ ꯃꯈꯣꯡ ꯊꯣꯡꯅ ꯏꯖꯠ ꯃꯁꯥꯗꯣ ꯀꯩꯝ ꯏꯖꯠ ꯌꯥꯎꯍꯟꯗ꯭ꯔꯦ ꯃꯃꯥ ꯃꯄꯥꯁꯨ ꯌꯣꯟꯊꯣꯛꯑꯦꯗꯅ ꯑꯗꯨꯒꯤꯅꯦꯕ ꯃꯄꯥꯗꯨꯅ ꯍꯥꯏꯗꯣ ꯑꯩꯒꯤ ꯏꯆꯥꯗꯒ ꯁꯨꯃꯥꯏꯅ ꯊꯣꯛꯑꯗꯤ ꯍꯥꯠꯇꯣꯛꯈꯤꯕ ꯐꯩꯌꯦꯅ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯀꯤꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯄꯥꯒꯤ ꯃꯇꯧꯃꯛꯅꯦ ꯑꯩꯈꯣꯏꯁꯦ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯍꯧꯔꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯃꯔꯨ ꯑꯣꯏꯅ ꯃꯄꯥ ꯌꯥꯝ ꯀꯤꯕꯁꯦ ꯁꯤꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝ ꯀꯥꯟꯅꯩꯕ ꯉꯥꯎꯒꯗꯕ ꯂꯥꯡꯒꯗꯕ ꯑꯗꯨꯝ ꯐꯅꯌꯥꯝ ꯀꯛꯊꯩꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯃꯄꯥꯁꯦ ꯑꯗꯨꯝ ꯃꯣꯏꯁꯦ ꯂꯧꯁꯤꯡ ꯎꯏ ꯍꯤꯡꯒꯣꯜ ꯁꯝꯕꯟ ꯀꯣꯏꯔꯒ
ꯃꯄꯥꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯑꯗꯩ ꯃꯣꯏꯁꯨ ꯀꯩꯅꯣꯗꯒꯤ ꯀ꯭ꯂꯥꯁ 11 ꯁ꯭ꯋꯥꯏꯗꯒꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯐꯤ ꯁꯥꯕ ꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯆꯥꯕꯅꯦꯕꯀꯣ ꯑꯗꯨꯒ ꯊꯥꯖꯗꯅ ꯅꯣꯡꯃꯈꯛ ꯃꯣꯏꯅ ꯃꯃꯥꯟꯅꯕꯤ ꯃꯕꯥꯅꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯑꯗ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯈꯨꯜꯁꯤꯒꯤ ꯃꯆꯤꯟꯗ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯁꯣꯔꯣꯛ ꯑꯆꯧꯕ ꯑꯃꯗꯒꯤ ꯈꯨꯜ ꯆꯪꯉ ꯈꯨꯜ ꯑꯣꯏꯅꯕꯤꯗꯣ ꯑꯗꯨ ꯂꯝꯗꯨꯅꯦꯕ ꯑꯗꯨ ꯁꯣꯔꯣꯛ ꯑꯆꯧꯕꯁꯤꯗ ꯒꯥꯔꯤꯁꯦ ꯆꯦꯟꯈ꯭ꯔꯒ ꯃꯣꯏꯁꯤꯅ ꯃꯈꯣꯡꯅ ꯆꯪꯉꯛꯄ ꯑꯗ ꯅꯨꯄꯥ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯔ ꯂꯥꯛꯑꯦꯕ ꯃꯥꯅ ꯌꯨꯝ ꯑꯃꯈꯛ ꯍꯪꯉꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗꯤ ꯃꯉꯣꯟꯗꯒꯤ ꯆꯍꯤ 10 ꯍꯟꯕ ꯑꯣꯏꯕꯅꯤꯅ ꯃꯣꯏꯗꯤ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯀꯥꯕꯗ ꯉꯥꯏꯕꯒꯤ ꯌꯥꯝ ꯑꯉꯥꯡꯅꯤꯅ ꯅꯨꯄꯥꯗꯨꯗꯤ ꯃꯣꯏꯅ ꯃꯕꯨꯡꯗꯧ ꯈꯜꯂꯦꯕ ꯃꯉꯣꯟꯗꯩ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯃꯤꯁꯦ ꯁꯤꯁꯦ ꯑꯩꯒ ꯂꯣꯡꯒꯥ ꯑꯣꯏꯅꯤ ꯑꯩꯈꯣꯏꯅ ꯈꯔ ꯍꯟꯅꯤ ꯆꯍꯤ ꯑꯃꯅꯤ ꯑꯩꯈꯣꯏꯗꯩ ꯃꯣꯏꯅ ꯈꯔ ꯍꯟꯅꯤꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯅꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯣꯏꯅꯁꯨ ꯃꯉꯣꯟꯗꯩ ꯆꯍꯤ 10 ꯍꯟꯈ꯭ꯔꯕꯅꯤꯅ ꯃꯕꯨꯡꯗꯧ ꯈꯜꯂꯦꯕ ꯃꯉꯣꯟꯗ ꯂꯝ ꯍꯪꯉꯛꯏꯕ ꯃꯤꯁꯦꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯇꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯆꯠꯇꯣꯏꯕ ꯃꯐꯝꯁꯦ ꯆꯤꯡꯌꯥ ꯂꯝꯍꯥꯡ ꯂꯧꯕꯨꯛ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯈ꯭ꯔꯒ ꯃꯤꯁꯨ ꯏꯊꯣꯛ ꯊꯣꯛꯅꯗꯕ ꯍꯪꯐꯝꯁꯨ ꯐꯔꯛ ꯇꯥꯕ ꯑꯗꯨꯒ ꯂꯝꯕꯤꯁꯤꯁꯨ ꯁꯣꯝꯗ ꯑꯃꯨꯛ ꯍꯥꯏꯕ ꯇꯥꯛꯄꯗ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕꯗꯣ ꯂꯥꯏꯗꯕ ꯈꯔꯁꯨ ꯋꯥꯠꯂꯤꯕ ꯑꯗ ꯃꯣꯏꯅ ꯇꯥꯛꯄꯁꯤꯗ ꯃꯥꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯗ ꯃꯣꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯤꯇꯪꯈꯛ ꯉꯥꯏꯔꯦ ꯅꯛꯅꯔꯦ ꯍꯥꯏꯕ ꯑꯗꯨꯏꯗꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯇꯣꯡꯈ꯭ꯔꯁꯤ ꯑꯩꯁꯨ ꯀꯣꯏꯊꯤ ꯑꯃꯨꯛ ꯊꯤꯅꯔꯅꯤ ꯍꯣꯔꯦꯟ ꯀꯩꯅꯣ ꯑꯩ ꯉꯁꯥꯏ ꯊꯧꯔꯛꯄꯗꯁꯨ ꯂꯧꯕꯨꯛ ꯆꯤꯡꯌꯥ ꯑꯣꯏꯕꯒꯤ ꯃꯤꯁꯨ ꯍꯪꯐꯝ ꯂꯩꯇꯗꯅ ꯑꯩꯁꯦ ꯂꯝꯕꯤ ꯑꯅꯤ ꯍꯥꯏꯔꯛꯄꯗ ꯁꯣꯝ ꯊꯧꯗꯣꯏꯔꯥꯅ ꯑꯩꯁꯨ ꯌꯥꯝ ꯋꯥꯏ ꯑꯗꯨꯝ ꯇꯣꯡꯃꯤꯟꯅꯈ꯭ꯔꯁꯦ ꯏꯆꯟ ꯑꯅ ꯍꯥꯏꯕꯗꯨꯗ ꯍꯣꯏꯅ ꯍꯥꯏꯔꯒ ꯃꯣꯏꯅꯤꯁꯤꯁꯨ ꯃꯕꯨꯡꯒꯨꯝꯕꯅꯦꯅ ꯈꯜꯂ ꯃꯣꯏꯒꯤ ꯂꯣꯡꯒꯥ ꯑꯃꯛ ꯑꯣꯏꯔꯝꯃꯗꯤ ꯃꯣꯏ ꯇꯣꯡꯉꯣꯏꯑꯕ ꯑꯗꯨꯃꯥꯏꯅ ꯃꯕꯨꯡꯒꯨꯝꯕꯅꯦꯅ ꯈꯜꯂ ꯃꯣꯏꯅꯤꯁꯨ ꯇꯣꯡꯉꯛꯑꯦꯀꯣ ꯃꯥꯅ ꯃꯅꯨꯡ ꯊꯪꯉꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯣꯡꯉ ꯃꯣꯏꯁꯨ ꯂꯥꯛꯑꯦ ꯑꯗꯨ ꯃꯣꯏꯅ ꯀꯨꯝꯍꯧꯔꯦ ꯑꯗꯨꯒ ꯁꯤꯗꯩ ꯆꯨꯞꯅ ꯊꯧꯔꯣ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯑꯗꯨ ꯁꯨꯕꯗꯅꯦꯅ ꯇꯥꯛꯑꯦ ꯃꯣꯏꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯅꯝꯕꯔ ꯂꯧꯈꯤꯒꯦ ꯑꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯩ ꯃꯣꯏꯁꯨ ꯋꯥꯔꯤ ꯁꯥꯔ ꯈꯣꯠꯂ ꯁꯨꯝ ꯒꯥꯔꯤꯁꯦ ꯊꯧꯃꯤꯟꯅꯔꯛꯑꯕꯅꯤꯅ ꯄꯤꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯄꯤꯈ꯭ꯔꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯐꯣꯟ ꯅꯨꯡ ꯈꯔ ꯑꯗꯨꯝ ꯇꯧꯔꯛꯈ꯭ꯔꯦ ꯅꯨꯄꯥꯁꯦꯀꯣ ꯐꯣꯟ ꯑꯗꯨꯝ ꯈꯔ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯈꯪꯅꯁꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯂꯩꯇꯕ ꯅꯠꯇ꯭ꯔꯥꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯑꯣꯏꯕꯅꯤꯅ ꯌꯥꯏꯌꯦ ꯈꯪꯅꯁꯦꯅ ꯃꯤꯁꯨ ꯃꯤ ꯂꯩꯇꯦꯅ ꯑꯗꯨꯝ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯋꯥꯔꯤꯁꯦ ꯈꯒ ꯁꯥꯏ ꯑꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯥꯅ ꯈꯣꯏꯗꯥꯔꯨꯕ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗ ꯉꯥꯎꯖꯈꯤꯕ ꯄꯥꯝꯖꯈꯤꯕ ꯑꯗꯨꯗꯤ ꯑꯣꯏꯗꯦꯕ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯨꯒ ꯈꯔꯅꯤ ꯂꯩꯔꯒ ꯅꯨꯄꯥꯁꯦ ꯆꯪꯗꯣꯔꯦꯅ ꯃꯥꯁꯦ ꯀꯩꯅꯣ ꯆꯪꯗꯣꯔꯦ ꯑꯅꯅꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯆꯪꯗꯣꯔꯦ ꯑꯗꯨꯅ ꯑꯝꯇꯪ ꯎꯅꯁꯦꯅ ꯂꯥꯛꯑꯦꯕ ꯑꯗ ꯅꯨꯄꯤꯁꯤꯗꯤ ꯊꯣꯛꯑ ꯈꯣꯠꯂꯒ ꯆꯤꯡꯌꯥꯗ ꯀꯩꯗ ꯅꯨꯄꯥ ꯎꯅꯕꯁꯦ ꯑꯃꯨꯛꯇ ꯎꯅꯗ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯗꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯂꯥꯛꯑꯣꯅ ꯃꯣꯏꯗ ꯈꯤꯇꯪ ꯆꯠꯂ ꯂꯩꯕ ꯃꯃꯥꯕꯣꯛ ꯑꯃꯒꯤꯗꯅꯦ ꯃꯣꯏ ꯃꯥꯡꯒꯣꯟꯁꯤꯗ ꯃꯃꯥꯕꯣꯛ ꯍꯣꯏ ꯃꯆꯤ ꯍꯣꯏ ꯃꯌꯥꯝꯒ ꯑꯗꯨꯝ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯃꯥꯡꯒꯣꯟ ꯐꯝꯃꯒ ꯆꯥ ꯅꯨꯡ ꯂꯣꯜꯂꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯗꯣ ꯃꯥꯡꯒꯣꯟꯗ ꯃꯣꯏ ꯃꯌꯥꯝ ꯌꯥꯎꯅ ꯑꯗꯩ ꯃꯣꯏꯅ ꯃꯅꯨꯡꯗ ꯆꯥꯅꯕ ꯁꯦꯝꯃꯤꯉꯩꯗ ꯃꯥꯡꯒꯣꯟꯁꯤꯗꯅ ꯃꯕꯥꯅꯤ ꯉꯥꯛ ꯋꯥꯔꯤ ꯁꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯥꯔꯒ ꯑꯗꯨꯝ ꯆꯠꯈꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯐꯣꯟꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯇꯧꯔꯛꯑꯒꯁꯨ ꯃꯥꯅ ꯃꯣꯏꯗꯤ ꯃꯄꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯑꯣꯏꯕꯅꯤꯅ ꯂꯩꯁꯥꯕꯤꯅ ꯐꯣꯟ ꯄꯥꯏꯔ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯗꯕ ꯏꯃꯨꯡ ꯑꯣꯏꯌꯦꯕ ꯑꯗꯣ ꯑꯁ ꯑꯩꯗꯤ ꯕꯕꯥ ꯍꯣꯏꯅ ꯀꯩꯅꯣ ꯇꯧꯗꯦ ꯐꯣꯟ ꯅꯨꯡ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯇꯣꯏꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯒ ꯑꯗꯩ ꯑꯩꯈꯣꯏ ꯕꯕꯥ ꯂꯩ ꯋꯥꯔꯤ ꯁꯥꯕ ꯐꯔꯛ ꯇꯥꯅꯤ ꯏꯃꯥ ꯍꯣꯏꯁꯨ ꯂꯣꯏ ꯂꯩ ꯍꯥꯏꯔꯒ ꯑꯗꯣ ꯀꯥ ꯍꯦꯟꯅ 2022 ꯆꯍꯤꯁꯤꯃꯗꯤ ꯀꯥ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯍꯧꯗ꯭ꯔꯦꯀꯣ ꯀꯥ ꯍꯦꯟꯅ ꯁꯥꯗꯦ ꯑꯗꯨꯒ 23ꯗ ꯅꯨꯄꯥꯁꯦ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯊꯕꯛꯁꯦ ꯃꯥꯁꯦ ꯀꯩꯅꯣ NIA ꯔꯣ ꯑꯦꯖꯦꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯃꯥꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗ ꯃꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯗꯦ ꯃꯥꯒꯤ ꯊꯕꯛꯁꯦ ꯀꯌꯥꯝ ꯆꯥꯎꯕꯅꯣ ꯑꯗꯒꯤꯗꯤ ꯇꯣꯂꯣꯞꯅ ꯀꯌꯥꯝ ꯆꯥꯕꯅꯣ ꯃꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯟꯗꯦꯀꯣ ꯑꯗ ꯃꯇꯝꯗꯨ ꯃꯥꯁꯦ ꯑꯔꯨꯅꯥꯆꯜꯗ ꯇꯋꯥꯡꯗ ꯇꯥꯏ ꯍꯥꯏꯌꯦꯕ ꯀꯩꯁꯨ ꯈꯟꯖꯟꯗꯦ ꯑꯗꯨ ꯃꯄꯥꯅ ꯑꯃꯨꯛ ꯃꯥꯅ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯃꯥ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯍꯥꯏꯕꯁꯤ ꯗꯦꯜꯂꯤꯗ ꯊꯕꯛꯁꯦ ꯌꯥꯝ ꯆꯥꯎꯔꯕꯅꯦꯕꯀꯣ ꯑꯗꯨꯏꯁꯨ ꯃꯉꯣꯟꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯟꯗꯦ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅ ꯃꯥꯒ ꯀꯩꯁꯨ ꯆꯥꯟꯅꯕ ꯑꯣꯏꯗꯕꯅꯤꯅ ꯃꯥꯅ ꯀꯩꯁꯨ ꯌꯥꯝꯅ ꯊꯕꯛ ꯇꯧꯏ ꯍꯥꯏ ꯃꯄꯥꯅ ꯑꯗꯨꯅꯤ ꯍꯥꯏ ꯑꯗꯩ ꯅꯨꯄꯥꯁꯤꯅ NIAꯗ ꯇꯧꯔꯤꯅꯤ ꯑꯦꯖꯦꯟ ꯑꯣꯏꯅ ꯑꯗꯨ ꯀꯥꯏꯅ ꯃꯉꯣꯟꯗ ꯀꯩꯁꯨ ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯩꯇꯦꯕꯀꯣ ꯃꯣꯏꯅ ꯑꯗꯨꯝ ꯈꯨꯡꯒꯪꯗ ꯂꯧ ꯁꯤꯡꯎꯔ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯁꯨꯔ ꯐꯤ ꯅꯨꯡꯁꯥꯔ ꯆꯥꯕ ꯑꯣꯏꯕꯅꯤꯅ ꯃꯉꯣꯟꯗ ꯀꯩꯁꯨ ꯈꯣꯏꯗꯥꯔꯨꯗꯦ ꯍꯥꯏꯇꯥꯔꯦꯅꯦ ꯀꯥꯏꯅ ꯑꯗꯨꯒ 23ꯁꯦ ꯅꯨꯄꯥꯁꯦ ꯂꯥꯛꯑꯦꯀꯣ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯅꯨꯄꯥꯁꯤꯒ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ
ꯁꯤꯒꯤ ꯃꯇꯥꯡ ꯍꯣꯔꯦꯟ ꯂꯣꯏ ꯌꯥꯎꯔꯛꯈꯤꯅꯦ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯤꯌꯣꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯅꯨꯄꯥꯁꯦ ꯃꯊꯪ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯗ ꯂꯥꯛꯑꯦꯕ ꯂꯥꯛꯄꯁꯤꯗ ꯃꯥꯅ ꯊꯣꯛꯄ ꯇꯟꯗꯅꯀꯣ ꯃꯥꯅ ꯀꯩꯁꯨ ꯊꯝꯅꯤꯡꯕ ꯅꯨꯄꯥ ꯑꯣꯏꯗꯦꯕ ꯑꯩꯒ ꯀꯩꯁꯨ ꯆꯥꯟꯅꯗꯦꯗ ꯃꯤ ꯊꯕꯛ ꯏꯟꯈꯥꯡ ꯆꯥꯎꯅ ꯇꯧꯕꯅꯤꯅ ꯍꯌꯦꯡ ꯆꯥꯅꯕ ꯑꯗꯨꯝ ꯂꯧꯈꯤꯅꯤ ꯀꯩꯁꯨ ꯑꯩꯈꯣꯏ ꯄꯥꯝꯃꯣꯏꯅꯁꯨ ꯃꯥꯅ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯑꯗꯨꯝꯕ ꯄꯥꯝꯕ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯐꯣꯟ ꯇꯧꯁꯟꯗꯅ ꯅꯞꯇꯅ ꯂꯩꯅꯕ ꯍꯣꯠꯅꯗꯅ ꯇꯧꯈ꯭ꯔꯗꯕꯅꯦꯕ ꯑꯗꯣ ꯃꯥꯗꯤ ꯃꯥꯒ ꯆꯥꯟꯅꯗꯦꯅ ꯃꯁꯥꯅ ꯑꯗꯨꯝ ꯍꯟꯗꯣꯛꯆꯕꯅꯦꯕ ꯑꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯜꯂꯦꯕ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯅꯨꯄꯥꯁꯤꯅ ꯑꯩ ꯊꯣꯛꯂꯛꯑꯦ ꯂꯥꯛꯑꯦ ꯅꯪ ꯊꯣꯛꯂꯛꯑꯣꯅ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯦꯅ ꯃꯥꯅ ꯍꯥꯏꯖꯜꯂꯦꯕꯀꯣ ꯑꯗ ꯅꯨꯄꯥꯁꯦ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯔꯒꯅꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣꯅ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣꯀꯣ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯑꯩ ꯑꯃꯨꯛꯅ ꯐꯣꯟ ꯇꯧꯔꯛꯑꯔꯣꯏꯒꯦꯀꯣ ꯍꯥꯏꯔꯒ ꯍꯟꯈꯤꯕ ꯑꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯉꯁꯥꯏꯒꯤ ꯃꯣꯏ ꯆꯠꯃꯤꯟꯅꯔꯨ ꯀꯩꯅꯣꯗ ꯑꯍꯥꯟꯕ ꯍꯪꯕꯗ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯔꯦꯕꯀꯣ ꯁꯤꯁꯤꯒ ꯃꯃꯥꯟꯅꯕꯤ ꯑꯃꯒꯗꯤ ꯅꯨꯄꯥꯁꯤꯅ ꯅꯝꯕꯔ ꯂꯩꯌꯦꯕ ꯑꯗꯨꯗꯨꯒ ꯍꯪꯉꯦ ꯆꯨꯝꯕ꯭ꯔꯥ ꯃꯥ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯔꯛꯏ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗꯅ ꯑꯗ ꯃꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯃꯕꯥꯅꯤꯐꯥꯎ ꯄꯥꯎ ꯐꯥꯎꯅꯕ ꯁꯪꯍꯧꯗꯦꯀꯣ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯏꯖꯜꯂꯦ ꯈꯪꯕꯒꯤ ꯑꯗ ꯃꯃꯥꯟꯅꯕꯤ ꯃꯁꯦꯟꯅꯤꯅ ꯑꯩ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦꯗ ꯈꯣꯠꯇꯦꯗ ꯁꯨꯝ ꯍꯥꯏꯔꯕꯅꯤꯅ ꯃꯥꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯌꯥ ꯄꯥꯝꯗꯦꯁꯦ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯈꯪꯉꯦꯕ ꯑꯗꯨꯅ ꯆꯨꯝꯃꯦ ꯄꯥꯜꯂꯕꯅꯦꯅ ꯍꯥꯏꯖꯤꯟꯈ꯭ꯔꯦꯕ ꯃꯥꯅꯁꯨ ꯀꯣ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣꯌꯨ ꯍꯥꯏꯔꯝꯃꯒ ꯃꯥꯁꯦ ꯑꯩꯗꯤ ꯃꯥ ꯎꯅꯒꯦꯅ ꯊꯑꯣꯏꯅ ꯂꯥꯛꯄꯅꯤ ꯑꯅ ꯍꯥꯏꯔꯝꯃꯒ ꯃꯥꯁꯦ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦ ꯑꯗ ꯃꯥꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯍꯣꯔꯦꯟ ꯐꯖꯕ ꯍꯥꯏꯔꯛꯈꯤꯅꯦꯕ ꯃꯥꯅ ꯑꯗꯩꯗꯤ ꯃꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯅꯦ ꯅꯪ ꯍꯥꯏꯖꯜꯂꯨꯔꯤꯅꯣꯅꯦ ꯃꯤ ꯑꯥꯗꯩ ꯊꯣꯏꯅ ꯊꯣꯛꯂꯛꯑ ꯅꯪ ꯎꯅꯕꯅꯦ ꯅꯪ ꯉꯔꯥꯡꯈꯛ ꯊꯣꯛꯂꯛꯏꯕ ꯃꯤꯗꯣ ꯉꯁꯤ ꯄ꯭ꯔꯣꯞ ꯆꯦꯟꯖꯔꯛꯑꯒ ꯅꯪꯅ ꯐꯣꯟ ꯐꯪꯉꯤ ꯄꯥꯏ ꯄꯥꯏꯗꯦ ꯅꯣꯏ ꯕꯥ ꯂꯩ ꯏꯃꯥ ꯂꯩꯅ ꯇꯧꯗꯅ ꯑꯗꯨ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯑꯅ ꯍꯥꯏꯕꯁꯤꯗ ꯍꯥꯏꯗꯣꯛꯄꯤꯈꯣ ꯑꯗꯨꯗꯤ ꯄꯥꯟꯗꯦ ꯇꯧꯁꯟꯅꯕꯅꯦꯅ ꯑꯝꯇ ꯍꯥꯏꯕꯤꯈꯣꯅ ꯑꯃꯨꯛ ꯃꯣꯏꯁꯦ ꯇꯧꯁꯟꯅꯕꯅꯤ ꯅꯪꯅ ꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯄꯥꯟꯗꯦꯍꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯃꯥ ꯆꯪꯈ꯭ꯔꯦ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯈꯔ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯐꯣꯟꯗꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯊꯣꯛꯂꯛꯄꯗ ꯃꯥꯅ ꯃꯊꯪꯒꯤ 2024ꯗ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦꯕ 24 ꯊꯣꯛꯂꯛꯄꯁꯤꯗ ꯃꯥꯁꯦ ꯐꯣꯟ ꯌꯥꯗꯦꯅ ꯐꯣꯟꯁꯦ ꯄꯥꯏꯔꯛꯇꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯄꯤꯕꯁꯦ ꯃꯥꯏ ꯐꯣꯟ ꯌꯥꯗ꯭ꯔꯦꯅ ꯄꯤꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯃꯇꯝꯗꯨꯗ ꯃꯣꯏꯒꯤ ꯃꯅꯦ ꯍꯣꯏꯗ ꯆꯠꯈꯤꯕ ꯑꯗ ꯅꯨꯄꯥꯁꯤ ꯃꯥ ꯎꯅꯕ ꯂꯥꯛꯑꯦꯕ ꯑꯗ ꯃꯥꯁꯨ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯕꯅꯤna ꯃꯁꯥꯏ ꯐꯣꯟ ꯌꯥꯗꯦꯅ ꯄꯨꯔꯛꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯃꯥꯅ ꯎꯅꯈꯤꯕ ꯃꯣꯏꯒꯤ ꯃꯃꯥꯕꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯗꯨꯗ ꯆꯪꯉꯛꯑꯦꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯃꯥ ꯎꯅꯕ ꯂꯥꯛꯄꯅꯦ ꯑꯩ ꯐꯣꯟꯁꯨ ꯌꯥꯗꯗꯅ ꯑꯩ ꯄꯨꯔꯛꯇ꯭ꯔꯦ ꯃꯥ ꯑꯝꯇ ꯀꯧꯊꯣꯛꯄꯤꯌꯨ ꯉꯥꯃꯨꯛ ꯂꯥꯛꯄꯗꯁꯨ ꯑꯩ ꯃꯥ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯩ ꯃꯥ ꯎꯅꯤꯡꯕꯩ ꯊꯑꯣꯏ ꯊꯣꯛꯂꯛꯄꯅꯦꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯣꯏꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯃꯥ ꯄꯥꯏꯍꯜꯂꯦ ꯑꯗꯨꯒ ꯃꯕꯥꯅꯤ ꯄꯥꯏꯅꯍꯜꯂꯦꯕ ꯃꯃꯥꯕꯣꯏꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯑꯗꯗꯤ ꯃꯥ ꯊꯑꯣꯏꯅ ꯊꯤꯕ ꯂꯥꯛꯄꯗꯣ ꯐꯣꯟ ꯄꯨꯔꯛꯇ꯭ꯔꯐꯧꯗꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨ ꯆꯍꯤꯗꯨꯃꯁꯨ ꯑꯗꯨꯝ ꯐꯔꯛ ꯇꯥꯅꯗꯅ ꯃꯣꯏꯁꯦ ꯑꯃꯗꯨꯅ ꯀꯩꯅꯣ ꯍꯣꯏꯗ ꯃꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯒꯤ ꯃꯅꯦ ꯍꯣꯏꯗ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯎꯅꯗꯅ ꯃꯥꯁꯦ ꯆꯪꯈ꯭ꯔꯦ ꯑꯗꯨ ꯇꯧꯕꯗꯤ ꯃꯥꯅ ꯑꯗꯨꯗꯒꯤꯗꯤ ꯅꯨꯡꯁꯤꯕꯗꯤ ꯍꯧꯍꯧꯔꯦ ꯑꯗꯣ ꯃꯥ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦ ꯃꯕꯥꯅꯤ ꯐꯣꯟ ꯐꯖꯅ ꯐꯥꯎꯅꯔꯦ ꯃꯥꯒꯤ ꯐꯣꯟ ꯐꯖꯅ ꯄꯥꯏꯈꯠꯄꯤꯔꯦ ꯑꯗꯨꯒ ꯃꯇꯝ ꯁꯨꯝꯕ ꯀꯥꯟꯗꯗꯤ ꯇꯧꯔꯛꯀꯅꯨ ꯄꯥꯏꯕ ꯌꯥꯗꯦ ꯁꯨꯝꯕ ꯀꯥꯟꯗ ꯇꯧꯔꯛꯑꯣꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯋꯥꯔꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎꯅ ꯁꯤ ꯑꯗꯨ ꯂꯣꯏ ꯁꯥꯔꯦ ꯍꯥꯟꯅꯗꯤ ꯏꯁꯥ ꯁꯥꯔꯝꯗꯕꯁꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯦ ꯃꯥꯅ ꯐꯤ ꯁꯥꯕꯗ ꯃꯥꯒꯤ ꯐꯤ ꯁꯥꯐꯝꯁꯤꯅ ꯃꯅꯤꯡꯗ ꯌꯨꯝꯗꯒꯤ ꯁꯨꯃꯥꯏꯅ ꯃꯅꯤꯡꯗ ꯇꯞꯊꯔ ꯂꯩꯌꯦꯕꯀꯣ ꯃꯄꯥ ꯍꯣꯏꯅ ꯍꯦꯛ ꯃꯥꯡꯒꯣꯟꯒ ꯍꯦꯛ ꯊꯪꯅꯕ ꯀꯥꯗ ꯃꯄꯥ ꯍꯣꯏꯅ ꯇꯨꯝꯍꯧꯔꯕꯅꯤꯗꯅ ꯑꯗꯨꯅ ꯇꯥꯟꯅꯗꯦꯕ ꯑꯗꯨꯅ ꯂꯥꯎ ꯊꯥꯔꯒ ꯃꯥꯅ ꯑꯗꯨꯝ ꯀꯩꯅꯣꯁꯤꯗ ꯊꯥꯡꯒꯠꯂ ꯁꯨꯃꯥꯏꯅ ꯊꯝꯃ ꯃꯥꯏ ꯔꯥꯅꯤꯁꯤ ꯑꯗꯨꯝ ꯍꯛꯑ ꯈꯣꯠꯂ ꯑꯗꯨꯝ ꯁꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯉꯐꯧꯁꯦ ꯐꯤ ꯁꯥꯕꯗ ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯦꯀꯣ ꯑꯗꯣ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯁꯦ ꯌꯥꯝ ꯀꯤꯌꯥꯔ ꯂꯧꯔꯦ ꯅꯪ ꯍꯧꯒꯠꯂꯕ꯭ꯔꯣ ꯑꯗꯩ ꯐꯤ ꯁꯥꯗꯣꯔꯕ꯭ꯔꯥ ꯑꯗꯩ ꯀꯩꯀꯩ ꯆꯥꯔꯕ ꯐꯤ ꯁꯥꯗꯣꯏꯗꯣ ꯑꯗꯩꯗꯤ ꯌꯥꯝ ꯊꯦꯡꯉꯐꯧ ꯁꯥꯒꯅꯨ ꯋꯥꯅꯤ ꯑꯗꯩ ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯎꯈꯤꯒꯦ ꯑꯗꯩ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤꯅ ꯕ꯭ꯔꯦꯛꯐꯥꯁꯀꯁꯦ ꯐꯣꯇꯣ ꯊꯥꯔꯛꯄꯤ ꯑꯗꯩ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯍꯦꯛ ꯇꯧꯔꯛꯄ ꯑꯩ ꯂꯟꯁ ꯂꯧꯔꯤ ꯑꯗꯩ ꯗꯤꯟꯅꯔ ꯆꯥꯔꯤ ꯑꯗꯨ ꯑꯗꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯥꯟꯅꯈ꯭ꯔꯦ ꯐꯖꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯃꯛꯇꯗ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯕ ꯃꯥꯁꯦ ꯑꯗꯨꯗꯗꯤ ꯃꯥꯅ ꯍꯥꯏꯕꯁꯦ ꯃꯥ ꯑꯃꯦꯔꯤꯀꯥꯗ ꯂꯩ ꯑꯃꯦꯔꯤꯀꯥꯗꯩꯅꯤ ꯑꯩꯅ ꯌꯥꯝ ꯎꯅꯤꯡꯉꯦ ꯑꯩ ꯊꯣꯛꯂꯛꯀꯅꯤ ꯑꯗꯣ ꯑꯩ ꯌꯨꯝꯗ ꯆꯪꯉꯣꯏ ꯌꯨꯝꯗ ꯑꯩ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯈꯪꯍꯜꯂꯣꯏ ꯅꯨꯃꯤꯠ 3 ꯈꯛꯇꯪꯒꯤꯅꯤ ꯑꯩꯅ ꯊꯣꯛꯂꯛꯇꯣꯏꯁꯦ ꯁꯨꯇꯤ ꯐꯪꯕꯒꯤ ꯑꯗꯣ ꯑꯩ ꯅꯪ ꯎꯅꯤꯡꯕꯒꯤ ꯊꯣꯛꯂꯛꯀꯗꯕꯅꯤ ꯑꯩ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯒꯅꯤ
ꯑꯗꯣ ꯑꯩꯅ ꯊꯣꯛꯂꯛꯇꯣꯏꯁꯦ ꯑꯃꯦꯔꯤꯀꯥꯗꯒꯤꯅꯤ ꯑꯩ ꯃꯇꯝ ꯈꯔꯒꯤ ꯗꯤꯄꯨꯇꯦꯁꯟ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯩ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯗ ꯃꯥꯅꯁꯨ ꯑꯃꯦꯔꯤꯀꯥꯗꯒꯤ ꯑꯗꯨ ꯌꯥꯝ ꯄꯩꯁꯥ ꯆꯪꯅ ꯃꯥ ꯎꯅꯤꯡꯕꯩꯗꯃꯛꯇ ꯊꯣꯛꯂꯛꯇꯣꯏꯗꯣ ꯉꯥꯃꯨꯛꯁꯨ ꯎꯅꯗꯅ ꯃꯥꯗꯣ ꯆꯠꯈ꯭ꯔꯦ ꯑꯃꯨꯛꯅ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯖꯜꯂꯦ ꯑꯗꯩ ꯑꯃꯨꯛꯅ ꯑꯃꯨꯛ ꯐꯣꯟ ꯄꯨꯔꯛꯇꯕꯩꯗꯨꯁꯨ ꯃꯃꯥꯕꯣꯏꯗ ꯃꯥꯅ ꯆꯪꯉꯛꯑꯒ ꯃꯥꯅ ꯑꯃꯨꯛ ꯃꯣꯏ ꯃꯅꯦ ꯍꯣꯏꯗ ꯂꯩꯅ ꯎꯅꯈꯤꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅꯁꯨ ꯎꯅꯤꯡꯉꯝꯒꯅꯤꯀꯣꯅ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯤꯗ ꯃꯥꯁꯨ ꯏꯌꯥꯔꯄꯣꯔꯠꯇ ꯉꯥꯏꯔꯝꯃꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯃꯕꯥꯅꯤꯁꯦ ꯆꯥꯛ ꯆꯥꯔꯕ ꯈꯣꯠꯂꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯗꯨ ꯆꯥꯏ ꯍꯥꯏꯕꯁꯦ ꯑꯁ ꯍꯥꯎꯅꯤꯗ ꯎꯇꯤ ꯆꯥꯏꯃꯛꯇ ꯍꯥꯏꯔꯁꯨ ꯑꯁ ꯍꯥꯎꯅꯤꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯕ ꯏꯟꯖꯥꯡ ꯆꯥ ꯐꯪꯗ꯭ꯔꯦ ꯏꯔꯣꯟꯕ ꯆꯥꯏ ꯍꯥꯏꯔꯁꯨ ꯑꯁ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯅ ꯍꯦꯛ ꯍꯥꯏꯔꯛꯑꯦꯕ ꯃꯥꯅ ꯑꯩꯅ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯄꯨꯔ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯍꯣꯇꯦꯜꯗ ꯆꯥꯃꯤꯟꯅꯁꯦꯅ ꯍꯥꯏ ꯑꯗ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯪꯕꯗ ꯃꯥ ꯄꯥꯟ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯦꯕꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯛ ꯑꯣꯏꯅ ꯊꯣꯡꯕ ꯑꯃ ꯌꯥꯎꯍꯟꯗꯅ ꯀꯥꯡꯍꯧ ꯀꯩꯍꯣꯏ ꯁꯤꯒ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯛꯑꯦꯕ ꯅꯨꯄꯤꯁꯤꯅ ꯐꯖꯅ ꯏꯔꯣꯜꯂꯦ ꯌꯦꯟ ꯊꯣꯡꯕꯁꯨ ꯃꯍꯤ ꯌꯥꯎꯍꯟꯗꯅ ꯐꯖꯅ ꯊꯣꯡꯉꯦ ꯁꯦꯕꯣꯠꯇꯨꯃ ꯁꯥꯛ ꯇꯧꯔꯦ ꯑꯗꯨꯒ ꯐꯖꯅ ꯄꯨꯔ ꯆꯠꯂꯦꯕꯀꯣ ꯃꯥ ꯏꯌꯥꯔꯄꯣꯔꯠꯇ ꯉꯥꯏꯔꯝꯃꯣꯅ ꯃꯥ ꯏꯌꯥꯔꯄꯣꯔꯠꯇ ꯉꯥꯏ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤ ꯉꯍꯥꯟꯃꯨꯛ ꯃꯥꯅ ꯒꯥꯔꯤ ꯃꯆꯥꯗꯒ ꯍꯥꯏꯐꯦꯠ ꯊꯦꯡꯅꯕꯗꯣ ꯑꯗꯨ ꯑꯍꯥꯟꯕ ꯑꯗꯩ ꯃꯣꯏꯒꯤ ꯃꯃꯥꯕꯣꯏꯗ ꯃꯥ ꯑꯃꯨꯛ ꯆꯪꯗꯣꯔꯦꯅ ꯊꯦꯡꯅꯔ ꯃꯇꯨꯡ ꯂꯥꯛꯑꯝꯕꯩꯗꯣ ꯑꯗꯗꯤ ꯊꯣꯏꯗꯣꯛꯅ ꯃꯁꯥꯁꯦ ꯌꯥꯝ ꯅꯥꯟꯗꯕ ꯑꯗꯨ ꯃꯥꯅꯁꯨ ꯀꯥ ꯍꯦꯟꯅꯁꯨ ꯌꯦꯡꯉꯨꯗꯕ ꯃꯨꯟꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯅꯨꯡꯁꯤꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯅꯨꯡꯁꯤꯗꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯩꯁꯥꯝ ꯌꯦꯡꯅꯤꯡꯗꯦꯗꯣ ꯑꯗꯨꯒ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯀꯥꯟꯗꯨꯗꯗꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯔꯕꯅꯤꯅ ꯃꯕꯥꯅꯤꯁꯦ ꯃꯥꯅ ꯊꯣꯛꯂꯛꯄꯁꯤꯗ ꯃꯥ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗꯦ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯃꯥ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯟꯁꯀꯨꯝꯕ ꯇꯤ ꯁꯥꯔꯠꯀꯨꯝꯕ ꯂꯤꯠꯀꯟꯗꯦꯕ ꯃꯥꯁꯦ ꯃꯦꯟ ꯁꯥꯔꯠ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯦꯜꯁꯦ ꯌꯥꯝ ꯁꯦꯠꯄ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯑꯗꯨꯒ ꯃꯦꯟ ꯁꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯑꯃ ꯈꯨꯗꯥꯡ ꯑꯁꯥꯡꯕꯤ ꯑꯗꯨꯒ ꯐꯣꯔꯃꯦꯜꯗ ꯑꯩꯈꯣꯏ ꯒ꯭ꯔꯦ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯅꯝꯃꯒ ꯄꯦꯇꯤꯒ ꯐꯥꯔ ꯈꯣꯡꯒ ꯇꯧꯔꯒ ꯐꯖꯅ ꯊꯣꯛꯂꯛꯄꯗꯣ ꯋꯥꯡ ꯆꯥꯎꯔꯒ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯗꯗꯤ ꯃꯥ ꯐꯖꯅ ꯌꯦꯡꯉꯦ ꯍꯥꯏꯀꯣ ꯃꯥꯅ ꯊꯣꯛꯂꯛꯄꯁꯦ ꯅꯨꯃꯤꯠꯁꯤꯗꯗꯤ ꯃꯥꯅ ꯌꯥꯝ ꯁꯥꯊꯤꯅꯅꯦ ꯈꯣꯏꯗꯥꯖꯈꯤꯕꯗꯣ ꯑꯩ ꯉꯍꯥꯟꯈꯩ ꯃꯨꯟꯅ ꯌꯦꯡꯉꯨꯗꯦ ꯃꯥꯗꯤ ꯃꯥꯁꯤ ꯌꯥꯝ ꯂꯩꯅ ꯁꯤꯗꯤꯅꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯣꯕꯥꯏꯜꯁꯦ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯁꯦ ꯐꯠ ꯐꯠ ꯍꯦꯛ ꯇꯧꯔꯒ ꯀꯥ ꯍꯦꯟꯅꯗꯤ ꯇꯧꯅꯗꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯐꯣꯇꯣꯒꯁꯨ ꯀꯥ ꯍꯦꯟꯅꯗꯤ ꯀꯩꯁꯨ ꯊꯥꯅꯗꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯁ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯩꯅꯦ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯥ ꯐꯖꯅ ꯑꯗꯨꯝ ꯉꯥꯎꯖꯈ꯭ꯔꯦ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯃꯔꯥꯁꯤ ꯃꯒꯨꯟ ꯀꯩꯁꯤꯗ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯊꯣꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯍꯦꯛ ꯑꯗꯨꯝ ꯈꯤꯇꯪꯈꯛ ꯆꯠꯂ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗꯅꯦ ꯃꯥꯅ ꯕꯨꯛ ꯇꯧꯔꯤꯁꯦ ꯑꯗꯨ ꯃꯕꯥꯅꯤ ꯑꯗꯨꯐꯥꯎ ꯈꯣꯡꯅ ꯆꯠꯂꯁꯦꯅ ꯏꯌꯥꯔꯄꯣꯔꯠꯀꯤ ꯑꯗꯥꯏꯁꯦ ꯒꯥꯔꯤꯁꯨ ꯌꯥꯝ ꯆꯤꯜꯂꯤꯗꯅꯀꯣ ꯑꯗꯨꯝ ꯒꯥꯔꯤ ꯀꯟꯁꯨ ꯊꯧꯅꯗ꯭ꯔꯥ ꯃꯥꯅ ꯃꯈꯨꯠꯁꯦ ꯇꯥꯞ ꯂꯥꯎ ꯄꯥꯏꯔꯛꯑꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯀꯥ ꯍꯦꯟꯅꯁꯨ ꯃꯄꯥꯟ ꯊꯣꯛꯇꯕꯒꯤꯅꯦ ꯂꯝꯕꯤ ꯂꯥꯟꯕ ꯈꯣꯠꯄꯒ ꯀꯩꯁꯨ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯕ ꯃꯥꯁꯦꯀꯣ ꯑꯗꯨꯒꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯗꯕꯁꯦ ꯅꯨꯄꯥꯁꯤꯅ ꯈꯪꯉꯦꯕ ꯁꯣꯔꯣꯛ ꯂꯥꯟꯕꯁꯦ ꯈꯤꯇꯪ ꯀꯤꯇꯛ ꯇꯧꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯃꯈꯨꯠꯁꯦ ꯇꯥꯞ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉ ꯆꯠꯄꯗꯣ ꯃꯥꯅ ꯆꯤꯡꯉꯒ ꯂꯝꯕꯤ ꯂꯥꯟꯕꯗꯣ ꯀꯩꯅꯣꯅꯦ ꯃꯥꯅ ꯂꯝꯕꯤꯁꯤꯗ ꯀꯅꯥꯒ ꯊꯥꯗꯣꯛꯑꯁꯨ ꯍꯥꯏ ꯉꯝꯗꯒꯨꯝ ꯇꯧ ꯑꯗꯨꯒ ꯍꯦꯛ ꯁꯣꯔꯣꯛꯁꯤ ꯌꯧꯕꯒ ꯃꯥꯅ ꯐꯠ ꯂꯥꯎ ꯀꯥꯟꯊꯣꯛꯑꯦ ꯍꯥꯏꯌꯦꯕ ꯀꯩꯅꯣꯅꯦ ꯃꯤ ꯃꯃꯥꯡꯁꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯕꯥꯅꯤꯁꯦ ꯍꯣꯇꯦꯜꯁꯤꯗ ꯆꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯄꯨꯔꯛꯄ ꯀꯩꯁꯦ ꯆꯥꯃꯤꯟꯅꯔꯦ ꯑꯗ ꯅꯨꯄꯥꯁꯤꯒꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅꯅꯦ ꯃꯥ ꯄꯨꯈꯝ ꯑꯃꯈꯛꯇꯪꯗ ꯄꯨꯂꯞ ꯆꯥꯃꯤꯟꯅꯩ ꯍꯥꯏꯌꯦ ꯑꯗꯣ ꯃꯥꯒꯤ ꯆꯥꯗ꯭ꯔꯤꯉꯩꯗꯅꯦ ꯀꯩꯅꯣꯝ ꯆꯥꯕꯁꯦ ꯃꯄꯥꯅꯤ ꯍꯦꯛ ꯆꯥꯃꯤꯟꯅꯕꯁꯦ ꯃꯉꯣꯟꯗ ꯍꯥꯟꯅ ꯑꯗꯨꯝ ꯏꯟꯕꯤꯕ ꯁꯤꯁꯦ ꯅꯨꯄꯥꯁꯤꯒꯤ ꯍꯦꯕꯤꯠ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯏꯟꯕꯤꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯏꯟꯕ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨ ꯑꯣꯏꯕ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯅꯀꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯟꯕꯁꯦ ꯑꯩꯈꯣꯏ 2026 ꯖꯨꯟ ꯊꯥꯁꯦ ꯆꯦꯟꯁꯤ ꯍꯥꯏꯕꯁꯦ ꯁꯤ ꯑꯗꯨꯝ ꯍꯥꯏꯅꯔꯦꯕ ꯑꯗꯩ ꯑꯗꯨꯝ ꯍꯥꯏꯅꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏꯅꯤꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯔꯕꯅꯤ나 ꯃꯥꯅꯁꯨ ꯂꯩꯒꯦ ꯈꯟꯖꯔꯦ ꯐꯣꯟꯗꯁꯨ ꯋꯥꯔꯤꯁꯦ ꯃꯣꯏꯅꯤꯁꯦ ꯅꯣꯡ ꯉꯥꯟꯕꯒ ꯑꯗꯨꯝ ꯃꯕꯥꯅꯤ ꯍꯥꯟꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯔꯒ ꯃꯥꯏ ꯀꯩꯅꯣ ꯃꯊꯧꯁꯦ ꯇꯧꯅꯈꯤꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯊꯦꯡꯉꯕꯣ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯔꯕꯅꯤꯅ ꯐꯖꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯔꯦꯕꯀꯣ ꯐꯣꯟꯗ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯁꯤꯅꯖꯔꯦ ꯑꯃꯅ ꯑꯃꯁꯦ ꯊꯥꯖꯅꯔꯦ ꯑꯋꯥ ꯑꯅꯥ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯅ ꯃꯥꯅꯁꯨ ꯑꯗꯨꯝ ꯂꯩꯒꯦ ꯈꯟꯖꯔꯦ ꯑꯗꯨꯒ ꯃꯣꯏꯅꯤꯁꯦ ꯑꯗꯨꯝ ꯅꯛꯅꯕ ꯔꯤꯂꯦꯁꯟꯁꯦ ꯑꯗꯨꯝ ꯊꯝꯃꯦꯕꯀꯣ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯣꯔꯕꯅꯤꯅ ꯑꯗꯩ ꯑꯩꯁꯦ ꯃꯔꯥꯏꯕꯛ ꯐꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒ ꯅꯨꯡꯁꯤꯅꯕꯁꯤꯡꯁꯤꯗꯤ ꯎꯅꯅꯤꯡꯉꯤ ꯍꯥꯏꯕ ꯃꯇꯝꯗ ꯎꯅꯕ ꯌꯥꯏ ꯉꯁꯤ ꯑꯩ ꯅꯪ ꯎꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯩ ꯐꯠ ꯂꯥꯎ ꯂꯥꯛꯄ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯎꯕ ꯐꯪꯗꯦ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯦ ꯀꯥꯏꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯁ ꯑꯩ ꯌꯥꯝ ꯎꯅꯤꯡꯉꯦ ꯅꯪꯁꯦ ꯄꯥꯏꯔꯛꯄ ꯌꯥꯔꯗꯤ ꯑꯩꯁꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯑꯃꯦꯔꯤꯀꯥꯗꯩꯒꯁꯨ ꯊꯑꯣꯏꯅ ꯃꯥ ꯈꯛꯇꯪꯒꯤꯅꯦꯅ ꯃꯌꯨꯝꯗ ꯆꯪꯗꯕꯤꯗ ꯃꯌꯨꯝꯅꯗꯤ
ꯃꯥꯁꯦ ꯃꯣꯏ ꯕꯕꯥꯁꯨ ꯃꯥꯁꯦ ꯗꯦꯜꯂꯤꯗ ꯊꯕꯛ ꯇꯧꯔ ꯂꯩꯕꯅꯤꯅ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯅꯤꯅ ꯃꯣꯏ ꯃꯥꯁꯨ ꯃꯣꯏ ꯐꯦꯃꯤꯂꯤꯁꯨ ꯂꯣꯏ ꯂꯩ ꯁꯤꯗ ꯌꯨꯝ ꯁꯣ ꯂꯣꯜꯂꯤ ꯑꯗꯣ ꯃꯣꯏ ꯕꯕꯥ ꯍꯣꯏꯅꯗꯤ ꯃꯣꯏ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯣ ꯁꯤꯗ ꯊꯣꯛꯀꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯃꯥ ꯍꯥꯏꯗꯣꯛꯇꯅ ꯊꯣꯛꯂꯛꯄꯅꯤ ꯃꯥꯒꯤꯗꯃꯛꯇꯒ ꯍꯥꯏꯕꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦꯗꯅꯀꯣ ꯑꯗ ꯑꯩꯅꯁꯨ ꯂꯩꯔꯗꯧꯕ ꯅꯨꯄꯥꯅꯤꯅ ꯑꯗꯨ ꯃꯥꯅꯁꯨ ꯅꯪ ꯂꯥꯟꯅ ꯈꯟꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯣ ꯅꯪꯅ ꯁꯤꯗ ꯂꯩꯍꯧꯕꯁꯦ ꯅꯪꯗꯤ ꯏꯟꯈꯠꯂꯛꯄꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯒꯤꯅꯦꯅ ꯑꯔꯦꯞꯄ ꯊꯝꯖꯅꯤꯡꯉꯦ ꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨꯒ ꯑꯩꯁꯦ ꯋꯥꯈꯜ ꯂꯩꯇꯥꯔꯒ ꯑꯩ ꯆꯪꯖꯈꯤꯒꯦꯒ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯛꯁꯟꯅꯈ꯭ꯔꯦꯕꯀꯣ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯕꯁꯦ ꯃꯕꯥꯅꯤ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯍꯣꯇꯦꯜꯗ ꯑꯗꯨꯝ ꯎꯟꯅꯩ ꯍꯣꯇꯦꯜꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯏꯕ ꯆꯠꯃꯤꯟꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯆꯪꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯄꯤꯁꯤꯅ ꯑꯁ ꯑꯩ ꯁꯝꯁꯦ ꯈꯤꯇ ꯀꯛꯀꯦꯒ ꯍꯥꯏꯕꯁꯦ ꯅꯨꯄꯥꯅ ꯂꯝ ꯆꯠꯊꯣꯛꯏꯉꯩꯗ ꯅꯨꯄꯤꯅ ꯁꯝ ꯀꯛꯄ ꯐꯠꯇꯦ ꯅꯪꯗꯤ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯕꯅꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯏꯕꯥꯅꯤꯗꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯑꯩꯁꯨ ꯅꯪꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯂꯝꯗ ꯆꯠꯊꯣꯛꯏꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯝ ꯀꯛꯄ ꯐꯠꯇꯦ ꯑꯩ ꯊꯣꯛꯂꯛꯑ ꯀꯛꯎꯒ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯃꯥꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯃꯥꯅꯁꯨ ꯍꯅ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤ ꯅꯛꯅꯕ ꯃꯔꯤ ꯊꯝꯈ꯭ꯔꯒꯁꯨ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯑꯗꯨ ꯊꯝꯈꯤꯕꯗꯒꯤ ꯍꯦꯟꯅ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕ ꯀꯦꯌꯔ ꯂꯧꯕꯤꯒꯗꯕ ꯑꯗꯨꯗꯣ ꯍꯦꯟꯅ ꯂꯧꯔꯛꯄ ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯟꯅꯀꯣ ꯑꯩꯈꯣꯏ ꯅꯍꯥꯟꯈꯩꯅ ꯑꯗꯨꯝ ꯀꯣꯏꯅꯔꯤ ꯃꯌꯥꯝꯒ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯔꯒ ꯃꯥꯅ ꯃꯤ ꯑꯇꯣꯞꯄ ꯑꯩꯅ ꯑꯇꯣꯞꯄ ꯂꯩꯅꯔꯝꯕ ꯍꯧꯖꯤꯛꯅ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯅ ꯏꯃꯨꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕꯗꯧꯅ ꯈꯟꯖꯔꯛꯄꯗꯣ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯔꯤꯂꯦꯁꯟ ꯊꯝꯈ꯭ꯔꯒ ꯂꯩꯊꯣꯛꯄ ꯈꯣꯠꯄ ꯃꯉꯣꯟꯗ ꯑꯗꯨ ꯇꯧꯗꯦ ꯍꯦꯟꯅ ꯑꯣꯏꯅ ꯅꯛꯁꯜꯂꯛꯄꯗꯣ ꯑꯗꯨꯒꯤ ꯃꯥꯅ ꯅꯨꯡꯁꯤꯖꯩꯌꯦꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯉꯣꯟꯗꯒ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯪ ꯀꯣꯊꯤ ꯑꯃꯇ ꯌꯦꯡꯊꯣꯛꯎ ꯑꯩꯈꯣꯏꯒꯤ ꯉꯥ ꯏꯁꯤꯡꯒꯅ ꯇꯥꯕ ꯀꯣꯊꯤꯗ ꯅꯨꯄꯤꯁꯦ ꯃꯤ ꯇꯥꯕ ꯂꯥꯏ ꯇꯥꯕꯒꯁꯨ ꯂꯩꯇ꯭ꯔꯥ ꯑꯗꯨꯝꯕꯗꯣ ꯑꯝꯇ ꯌꯦꯡꯊꯣꯛꯎꯒ ꯍꯥꯏꯔꯦꯕ ꯑꯁ ꯅꯨꯄꯤꯁꯤꯅ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅꯀꯣ ꯈꯪꯗꯦꯍꯦ ꯑꯩꯗꯤ ꯀꯩꯝꯇꯒ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯗ ꯕꯣꯔ ꯅꯤꯕꯁꯦ ꯊꯨꯡꯉꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣꯝ ꯄꯤꯖꯅꯤꯡꯕ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯪꯉꯒ ꯃꯥꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯗꯣ ꯄꯤꯖꯔꯒ ꯕꯣꯔ ꯅꯤꯕꯁꯦ ꯊꯨꯡꯉꯦ ꯍꯥꯏꯕꯅꯤꯒ ꯍꯥꯏꯔꯛꯑꯦꯕ ꯑꯗ ꯃꯣꯏ ꯃꯕꯣꯛꯁꯦ ꯌꯥꯝ ꯑꯍꯜ ꯑꯣꯏꯔꯦꯕ ꯑꯗ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯑꯩ ꯄꯩꯁꯥ ꯀꯥꯞꯄꯛꯀꯦ ꯅꯣꯏꯕꯣꯛꯇ ꯍꯪꯉꯨꯒ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯏꯕꯨꯡ ꯅꯪ ꯀꯩ ꯆꯥꯅꯤꯡꯒꯦ ꯀꯩ ꯏꯟꯁꯥꯡ ꯍꯥꯏꯕꯗꯣ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯒ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯄꯩꯁꯥ ꯀꯥꯞꯄꯛꯑꯒ ꯉꯥ KG 2ꯒ ꯂꯩꯔꯒ ꯃꯥꯅ ꯊꯣꯡꯉꯒ ꯃꯕꯣꯛꯁꯦ ꯄꯤꯖꯩꯌꯦꯕ ꯑꯗꯨꯒ ꯕꯣꯔꯁꯦ ꯏꯕꯣꯛ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯁꯤꯒ ꯊꯨꯡꯅꯖꯒꯦꯀꯣꯅ ꯃꯆꯤꯟꯅ ꯍꯥꯏꯒꯗꯕꯅꯦꯕ ꯈꯨꯔꯝꯕ ꯅꯤꯒꯗꯕꯅꯦꯕ ꯑꯗꯣ ꯃꯥꯅ ꯑꯗꯨꯃꯛ ꯃꯆꯤꯟꯅ ꯍꯥꯏꯕꯗꯤ ꯃꯕꯣꯛꯁꯤꯗ ꯏꯀꯥꯏꯔꯦ ꯊꯃꯣꯏꯅꯗꯤ ꯍꯥꯏꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯍꯪꯉꯛꯏꯀꯣ ꯅꯪꯕꯨ ꯍꯥꯏꯈ꯭ꯔꯕꯣ ꯑꯗ ꯅꯪ ꯃꯉꯣꯟꯗꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯣꯏ ꯍꯥꯏꯔꯦꯅ ꯍꯥꯏꯖꯜꯂꯦꯕꯀꯣ ꯏꯀꯥꯏꯗꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯣꯏꯀꯣꯅꯒ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩ ꯍꯥꯏꯍꯦꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯅꯣꯡꯃꯝꯁꯨ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯁ ꯑꯩꯈꯣꯏꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯟꯅꯔꯤꯗ ꯑꯩꯈꯣꯏ ꯕꯥ ꯏꯁꯧꯒ ꯂꯥꯡꯗ ꯂꯥꯡꯉꯤ ꯀꯩꯅꯣꯗꯣ ꯂꯧ ꯑꯍꯥꯟꯕꯩꯗꯁꯨ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯎꯔꯛꯇꯅ ꯁꯤꯈ꯭ರೆ ꯋꯥꯅ ꯍꯣꯠꯅꯔꯒ ꯄꯦꯡꯗꯅ ꯈꯣꯠꯇꯅ ꯄꯩꯁా ꯃꯌꯥꯝ ꯊꯥꯗꯔꯦ ꯍꯥꯔ ꯅꯨꯡ ꯑꯗꯨꯒ ꯄꯦꯡꯕ ꯂꯣꯏꯔꯀꯥꯟꯗꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯅꯤꯔꯛ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯎꯔꯦ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯐꯧꯁꯦ ꯀꯥꯞꯃꯨꯛ ꯋꯥꯡꯉꯦ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯀꯥꯟꯗ ꯏꯁꯤꯡ ꯄꯨꯔꯥ ꯊꯨꯝꯈ꯭ꯔꯦ ꯑꯅꯤꯔꯛꯃꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥ ꯍꯣꯏ ꯃꯊꯥꯒ ꯌꯥꯝ ꯁꯥꯟꯅꯔꯤ ꯀꯩ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯆꯔꯥꯒ ꯍꯦꯟꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦꯒ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯗꯤ ꯀꯩꯗ ꯐꯧꯗꯣ ꯄꯤꯛ ꯊꯟꯅ ꯌꯥꯎꯍꯧꯋꯦ ꯑꯗꯨ ꯀꯅꯥꯝ ꯆꯥꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯁꯣ ꯂꯩꯍꯧꯕꯅꯦ ꯑꯩꯈꯣꯏ ꯆꯦꯗꯩ ꯂꯧꯔꯒ ꯑꯩ ꯍꯥꯏꯒꯦ ꯑꯗꯣ ꯅꯪ ꯅꯣꯏ ꯃꯤ ꯈꯔ ꯅꯅꯥꯎꯄꯥꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯊꯥꯔꯨꯒꯦꯔꯥ ꯐꯧ ꯈꯔ ꯂꯧꯔꯨꯒꯦꯔꯥꯒ ꯍꯥꯏꯔꯛꯑꯦꯕ ꯇꯜꯂꯦꯍꯦ ꯏꯀꯥꯏꯖꯩ ꯀꯥꯏꯗꯩ ꯋꯥꯅꯣꯅꯒ ꯍꯥꯏ ꯃꯥꯅꯀꯣ ꯑꯗꯩꯗ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯥꯅꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯆꯦꯡ ꯑꯣꯏꯅ ꯄꯦꯈꯥꯏ 2 ꯋꯥꯜꯂꯒ ꯊꯤꯜꯂꯛꯑꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯊꯤꯜꯍꯜꯂꯛꯄ ꯑꯗꯨꯃꯥꯏꯅꯒ ꯇꯧꯈꯤꯕ ꯑꯗ ꯃꯥꯅ ꯑꯩꯅ ꯈꯤꯇꯪ ꯋꯥꯏ ꯍꯥꯏꯕꯗ ꯃꯥꯅ ꯆꯦꯡꯒ ꯊꯤꯜꯍꯜꯂꯛꯄ ꯀꯥꯟꯗ ꯃꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯅꯣꯡꯇ ꯃꯥꯏ ꯇꯣꯂꯣꯞ ꯀꯌꯥ ꯆꯥꯏ ꯑꯗꯒꯤ ꯑꯩ ꯄꯩꯁꯥ ꯈꯛꯇ ꯄꯤꯔꯛꯎꯒ ꯍꯥꯏꯕꯁꯦ ꯃꯥ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯃꯥ ꯐꯤ ꯁꯥꯖꯕꯅꯤꯅ ꯑꯗꯨꯝ ꯐꯤ ꯁꯥꯕꯁꯦ ꯉꯝꯅꯕ ꯂꯣꯏ ꯍꯣꯠꯅꯖꯩꯑꯕ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯃꯥ ꯌꯦꯠꯇꯦꯕ ꯑꯗ ꯅꯨꯄꯥꯁꯤꯗ ꯑꯗꯨꯝ ꯐꯤꯁꯨ ꯀꯌా ꯄꯤꯕ ꯐꯤꯅꯣ ꯔꯥꯅꯤ ꯐꯤ ꯅꯪ ꯁꯥꯏꯗꯣ ꯀꯥꯏꯅ ꯑꯗꯨꯝ ꯐꯣꯇꯣꯒ ꯀꯥꯞꯄ ꯊꯥꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯒ ꯃꯥꯅ ꯐꯤ ꯍꯛꯏꯕ ꯈꯣꯠꯂꯤꯕꯒꯗꯣ ꯎꯍꯟꯕ ꯀꯩꯅꯣ ꯑꯁꯨꯛ ꯄꯤꯕ ꯐꯤꯅꯤ ꯀꯥꯏꯅ ꯑꯗꯨ ꯅꯨꯃꯤꯠꯇꯤ ꯀꯌా ꯆꯪꯗꯣꯏꯕ ꯊꯥ ꯑꯝꯗ ꯀꯌా ꯁꯥ ꯉꯝꯕꯒ ꯍꯥꯏꯔꯒ ꯑꯗꯩ ꯑꯩ ꯃꯔꯨꯞ ꯁꯤ ꯌꯥꯎꯔꯤ ꯁꯤ ꯍꯨꯟꯕ ꯑꯗꯨꯗꯤ ꯑꯗꯨ ꯐꯤꯗꯣ
ꯋꯥꯔꯤ ꯑꯃꯅ 10,000 ꯄꯤꯔꯗꯤ ꯅꯪ ꯃꯔꯨꯞ ꯑꯗꯨ ꯍꯨꯟꯈ꯭ꯔꯒ ꯑꯗꯨ ꯂꯦꯝꯕ ꯀꯥꯟꯗ ꯄꯥꯃꯤꯟꯅꯗꯅ ꯄꯩꯁꯥꯒꯁꯦꯀꯣ ꯑꯗꯩꯗꯤ ꯅꯪ ꯀꯩꯅꯣ ꯐꯅꯦꯛ ꯃꯔꯨꯞ ꯀꯩ ꯄꯨꯅꯕ ꯑꯗꯨꯝꯕꯒꯗꯤ ꯌꯥꯎꯁꯜꯂꯕ꯭ꯔꯥ ꯀꯥꯏꯅ ꯅꯨꯄꯥꯁꯤꯅꯀꯣ ꯌꯥꯎꯔꯦ ꯑꯗꯨꯝꯕꯗꯤ ꯃꯌꯥꯝ ꯐꯅꯦꯛ ꯈꯨꯗꯩ ꯀꯩ ꯐꯤ ꯀꯩ ꯑꯗꯨꯝꯕꯩꯗꯤ ꯀꯩꯝꯇ ꯋꯥꯔꯔꯣꯏ ꯕꯨꯀꯥꯡꯗꯣꯟꯒ ꯁꯅꯥꯒ ꯁꯨꯝꯕ ꯈꯛꯇꯪꯅꯤ ꯋꯥꯗꯣꯏꯁꯦ ꯀꯥꯏꯅ ꯁꯅꯥꯒ ꯀꯩꯝ ꯄꯨꯔꯛꯀꯅꯨꯗ ꯅꯪꯗꯤ ꯑꯗꯨꯝ ꯃꯄꯥꯟꯗ ꯑꯗꯨꯝ ꯆꯠꯂꯗꯕꯅꯤꯅ ꯀꯩꯁꯨꯝꯇ ꯀꯥꯟꯅꯔꯔꯣꯏ ꯀꯩꯁꯨ ꯑꯗꯨꯝꯕꯗꯣ ꯀꯥꯏꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯗꯕꯜ ꯕꯦꯗ ꯑꯃ ꯐꯃꯨꯡ ꯑꯃ ꯂꯩ ꯑꯗꯨꯅ ꯅꯪꯗꯣ ꯐꯃꯨꯡ ꯑꯃꯈꯛꯇꯪ ꯄꯣꯔꯛꯑꯣ ꯑꯩꯒꯤ ꯗꯕꯜ ꯕꯦꯗꯇꯣ ꯂꯩꯕꯅꯤꯅ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯁꯤ ꯀꯥꯏꯅꯒ ꯅꯨꯄꯥꯁꯤꯅꯒ ꯍꯥꯏꯌꯦꯕ ꯑꯗꯩ ꯈꯜꯂꯩꯒ ꯑꯃꯨꯛ ꯃꯕꯥꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯆꯍꯤ 3ꯒꯤ ꯇꯥꯔꯛꯑꯦꯕ 2020ꯒ 2ꯗꯩ ꯅꯨꯡꯁꯤꯅꯔꯛꯄꯅꯤꯅ ꯃꯕꯥꯅꯤꯁꯦꯀꯣ 23, 24, 25ꯁꯦ ꯁꯤꯗꯩꯗ ꯑꯦꯅꯤꯚꯔꯁꯔꯤ ꯆꯍꯤ 3ꯒꯤ ꯇꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯂꯝ ꯑꯃꯈꯛꯇꯪꯗ ꯅꯨꯄꯥꯁꯤꯁꯨ ꯊꯣꯛꯂꯛꯑꯒꯦ ꯑꯗꯨ ꯒꯨꯍꯥꯇꯤꯗ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯩ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯗ ꯏꯕꯥꯅꯤꯁꯦ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯒ ꯑꯦꯅꯤꯚꯔꯁꯔꯤꯁꯦ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯅꯔꯦꯕ ꯑꯗꯒꯤ ꯑꯗꯨꯒ ꯑꯃꯨꯛ 2000 ꯀꯩꯅꯣꯁꯦ ꯌꯧꯔꯛꯇꯣꯔꯕꯅꯤꯗꯅꯀꯣ 26ꯁꯦ ꯀꯨꯏꯍꯧꯔꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯒ ꯃꯣꯏ ꯅꯨꯄꯤꯁꯤꯅ ꯃꯌꯨꯝꯗ ꯃꯥꯁꯦ ꯑꯣꯏꯗꯕ ꯃꯤꯅꯝꯕꯁꯦ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕꯀꯣ ꯑꯗ ꯑꯣꯏꯗꯕ ꯃꯤꯅꯝꯕꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯆꯥꯎꯅ ꯉꯥꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯃꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯅꯦꯒꯤ ꯃꯆꯥꯁꯦ ꯁꯤꯒꯤ ꯃꯅꯦꯒꯤ ꯃꯆꯥ ꯅꯨꯄꯥꯁꯤꯒ ꯃꯥꯒ ꯑꯗꯩ ꯃꯣꯏꯒꯤ ꯃꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯦ ꯑꯗꯩ ꯃꯣꯏ ꯃꯕꯨꯡ ꯃꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯥꯅꯦ ꯃꯣꯏꯈꯩꯁꯦ ꯀꯣꯏ ꯆꯠꯎꯒꯦ ꯑꯅ ꯍꯥꯏꯔꯦꯕ ꯃꯌꯨꯝꯗ ꯃꯣꯏ ꯄꯨꯟꯅ ꯆꯠꯇꯣꯏꯃꯤꯅ ꯃꯌꯨꯝꯗꯁꯨ ꯌꯥꯔꯦꯕ ꯑꯗꯨꯒ ꯃꯣꯏꯗꯅ ꯃꯦꯜꯂꯝꯃꯦꯕ ꯅꯣꯏ ꯌꯥꯎꯏ ꯍꯥꯏꯌꯣ ꯍꯪꯉꯛꯑꯒꯗꯤ ꯀꯩꯒꯨꯝꯕꯅ ꯑꯗꯨꯒ ꯆꯠꯄꯅ ꯍꯧꯖꯤꯛꯀꯤ ꯃꯅꯦ ꯃꯆꯥꯅꯨꯄꯥꯁꯦ ꯃꯕꯥꯅꯤꯗꯪ ꯆꯠꯂꯦꯕ ꯑꯗꯨꯁꯨ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯩꯀꯥ ꯅꯨꯄꯥꯁꯤꯅ ꯂꯣꯏ ꯀꯛꯂꯛꯑꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯃꯃꯥꯡꯒꯤ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕ ꯃꯕꯥꯅꯤ ꯏꯌꯥꯔꯄꯣꯔꯠꯇ ꯊꯦꯡꯅꯕꯩꯁꯦ ꯁꯤꯗ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯏ ꯐꯤꯔꯣꯜ ꯂꯩꯔꯛꯀꯅꯤ ꯅꯪꯒꯤ ꯑꯅ ꯍꯥꯏꯒꯤ ꯂꯩꯔꯛꯏ ꯑꯗꯩ ꯃꯥꯅꯁꯨ ꯅꯨꯄꯥꯁꯤꯒꯤ ꯀꯩꯅꯣ ꯐꯨꯔꯤꯠ 2 ꯂꯩꯔꯒ ꯄꯤꯌꯦꯕ ꯃꯥꯅꯀꯣ ꯑꯗꯨ ꯃꯆꯨꯒꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯍꯥꯏꯕꯅꯦ ꯁꯤ ꯃꯆꯨꯅꯤ ꯁꯤ ꯃꯆꯨꯅꯦ ꯀꯥꯏꯅ ꯅꯨꯄꯥꯗꯨꯅꯁꯨ ꯌꯥꯝ ꯄꯥꯝꯖꯅ ꯑꯗꯨꯝ ꯌꯥꯝ ꯇꯅꯥꯟ ꯑꯗꯨꯝ ꯂꯤꯠꯂꯤ ꯍꯥꯏ ꯐꯨꯔꯤꯠꯁꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯕꯥꯅꯤꯅ ꯊꯦꯡꯅꯕ ꯍꯧꯖꯤꯛꯀꯤ ꯑꯦꯅꯤꯚꯔꯁꯔꯤ ꯄꯥꯡꯊꯣꯛꯁꯦꯅ ꯂꯝ ꯑꯃꯗ ꯆꯠꯂꯤꯁꯦ ꯁꯤꯗꯁꯨ ꯃꯥꯅ ꯑꯗꯨꯝ ꯂꯤꯠꯂꯤ ꯍꯥꯏ ꯐꯨꯔꯤꯠꯁꯤꯡꯗꯣ ꯃꯥꯅ ꯄꯤꯕꯁꯤꯡꯗꯣ ꯌꯥꯝ ꯄꯥꯝꯅ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯣꯏꯁꯦ ꯍꯣꯇꯦꯜ ꯑꯃꯗ ꯀꯥ 2 ꯂꯧꯔꯦ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯃꯅꯥꯎ ꯅꯨꯄꯥꯗꯨꯒꯒꯤ ꯑꯃ ꯅꯨꯄꯥꯁꯤꯒꯤ ꯑꯃ ꯂꯧꯔꯦꯕ ꯑꯗꯨꯒ ꯇꯨꯝꯕꯗꯤ ꯃꯥꯒ ꯃꯅꯥꯎ ꯅꯨꯄꯥꯁꯤꯒ ꯇꯨꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯇꯨꯝꯃꯤ ꯇꯣꯉꯥꯟꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯒꯤ ꯇꯨꯝ ꯍꯤꯞꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯥ ꯅꯨꯄꯥꯁꯤꯒꯤ ꯔꯨꯝꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯏꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯃꯣꯏꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯑꯗ ꯃꯥꯁꯦ ꯑꯗꯨꯝ ꯃꯈꯨꯠꯁꯦ ꯍꯦꯛ ꯀꯩꯅꯣꯗꯒꯤ ꯀꯩꯅꯣ ꯇꯧꯕꯒꯅꯦ ꯍꯣꯇꯦꯜꯗꯒꯤ ꯍꯦꯛ ꯀꯨꯝꯃꯤꯟꯅꯕꯒ ꯁꯣꯔꯣꯛ ꯂꯥꯟꯕ ꯈꯣꯠꯄꯁꯦ ꯃꯈꯨꯠ ꯑꯗꯨꯝ ꯁꯝꯃꯦ ꯍꯥꯏ ꯅꯨꯄꯥꯁꯤꯅꯀꯣ ꯃꯥꯁꯦ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯈꯣꯠꯄ ꯁꯤꯁꯨ ꯑꯗꯨꯝ ꯃꯈꯨꯠꯁꯦ ꯁꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯃꯅꯦꯒꯤ ꯃꯆꯥꯁꯤꯅꯀꯣ ꯑꯁ ꯀꯩꯅꯣ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯣꯏ ꯑꯅꯤꯒꯤꯁꯤꯗꯤ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈ꯭ꯔꯦ ꯀꯥꯏꯅꯒ ꯃꯥꯅꯒ ꯂꯛꯅꯕꯗꯣ ꯑꯗꯨꯒ ꯃꯥꯅꯒ ꯏꯀꯥꯏꯗꯅꯅꯦ ꯅꯪꯗꯣ ꯑꯩꯈꯣꯏ ꯅꯦ ꯃꯆꯥꯅꯨꯄꯥꯁꯤꯗꯁꯨ ꯈꯔ ꯑꯝꯇ ꯅꯈꯨꯠ ꯁꯝꯃꯣ ꯑꯩꯉꯣꯟꯗ ꯁꯝꯃꯦ ꯑꯉꯥꯡꯁꯤ ꯃꯥꯡꯗ ꯏꯀꯥꯏꯔꯦ ꯒ ꯍꯥꯏꯕ ꯑꯗꯨꯒ ꯁꯨꯝ ꯀꯣꯏꯕꯒ ꯆꯠꯃꯤꯟꯅꯕꯁꯤꯗ ꯃꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯥ ꯍꯥꯏꯐꯦꯠꯀ ꯁꯨꯃꯥꯏꯅꯒ ꯂꯦꯡ ꯈꯣꯠꯂꯛꯄꯗꯣ ꯑꯗꯨꯝ ꯃꯔꯦꯡ ꯁꯨꯝꯗꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ ꯍꯥꯏꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯝꯁꯦ ꯂꯝꯕꯤꯗꯣ ꯌꯥꯝ ꯆꯤꯟꯕ ꯑꯣꯏꯕ ꯃꯣꯏ ꯆꯠꯂꯤ ꯂꯝꯁꯦꯀꯣ ꯑꯗꯨꯒꯤ ꯒꯥꯔꯤ ꯂꯥꯟꯕꯁꯦ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯃꯥꯅ ꯁꯝꯃ ꯑꯗꯨꯝ ꯂꯥꯟꯕ ꯑꯗ ꯃꯥꯅ ꯃꯈꯨꯠ ꯁꯝꯃꯒ ꯒꯥꯔꯤ ꯂꯥꯟꯕꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯒꯤ ꯃꯥꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗ ꯍꯥꯏꯌꯦꯕꯀꯣ ꯃꯅꯦ ꯃꯆꯥꯁꯤꯗ ꯀꯩꯅꯣ ꯅꯪ ꯑꯝꯇ ꯃꯃꯥꯡꯗ ꯍꯥꯟꯅ ꯅꯪ ꯆꯠꯈꯣ ꯑꯗꯨꯒ ꯑꯩ ꯍꯌꯦꯡꯋꯥꯏꯐꯥꯎ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯃꯥꯅ ꯑꯩꯒꯤ ꯈꯨꯠ ꯁꯝꯃ ꯆꯠꯄꯁꯦ ꯅꯪ ꯑꯝꯇ ꯅꯝꯃꯛꯑꯣ ꯍꯥꯏꯗꯅ ꯃꯅꯦ ꯃꯆꯥꯗꯨꯅ ꯑꯁꯣꯝꯗꯒꯤ ꯅꯝꯃꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯣꯟꯗ ꯌꯥꯎꯕ ꯃꯥꯅ ꯑꯗꯨꯝ ꯌꯦꯡꯉꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅꯒ ꯂꯝꯕꯤ ꯅꯥꯛ ꯌꯦꯠꯀ ꯌꯦꯡꯉꯒ ꯌꯥꯝ ꯃꯥꯁꯦ ꯌꯥꯝ ꯀꯤꯌꯥꯔ ꯂꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅꯒ ꯁꯝꯃꯒ ꯆꯠꯄꯗꯨꯗ ꯑꯗꯩ ꯆꯥꯕ ꯊꯛꯄꯒꯁꯦ ꯅꯪ ꯁꯤ ꯌꯥꯝ ꯆꯥꯁꯟꯒꯅꯨ ꯁꯤꯁꯦ ꯀꯥꯏꯅꯒ ꯑꯗ ꯃꯥꯅꯒ ꯈꯜꯂꯦ ꯍꯥꯏꯌꯦꯕ ꯑꯣ ꯅꯪꯁꯦ ꯑꯩꯒꯤ ꯍꯦꯛ ꯑꯅꯤꯁꯨꯕ ꯏꯃꯥ ꯏꯄꯥꯅꯤꯀꯣ ꯀꯅꯥꯝꯇꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯀꯦꯌꯥꯔ ꯂꯧꯕꯤꯗ꯭ꯔꯤꯀꯣ ꯑꯩ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯗꯨꯒ ꯍꯦꯛ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯧꯅꯃꯛ ꯅꯪꯅ ꯑꯩꯁꯦ ꯀꯦꯌꯥꯔ ꯂꯧꯋꯦ ꯀꯥꯏꯅ ꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯥꯗꯤ ꯑꯃꯨꯛ ꯑꯍꯥꯟꯕ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯆꯠꯄꯁꯤꯅ ꯒꯨꯍꯥꯇꯤꯐꯧ ꯆꯠꯄꯁꯦ ꯑꯗꯨꯗ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯒ ꯁꯣꯝꯗ ꯆꯪꯉꯣ ꯁꯤꯗ ꯐꯝꯃꯣ ꯁꯤꯗ ꯇꯣꯡꯉꯣ ꯂꯣꯏ ꯇꯥꯛꯂꯛꯑꯦ ꯍꯥꯏ ꯑꯗꯩ ꯒꯨꯍꯥꯇꯤ ꯏꯌꯥꯔꯄꯣꯔꯠ ꯌꯧꯕꯗꯁꯨ ꯁꯣꯝꯗ ꯊꯣꯛꯂꯛꯑꯣ ꯈꯣꯠꯂꯣ ꯂꯣꯏ ꯇꯥꯛꯄꯤꯕꯗꯣ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯦ ꯃꯕꯥꯅꯤꯁꯦ ꯑꯦꯅꯤꯚꯔꯁꯔꯤ ꯑꯥꯗ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯦ ꯑꯗꯨꯗ ꯃꯥꯅ ꯐꯣꯟ ꯑꯃꯈꯛ ꯅꯨꯄꯤꯁꯤꯗ ꯒꯤꯐ ꯄꯤꯌꯦꯕ ꯑꯗꯨꯃꯥꯏꯅꯗꯤ ꯃꯥꯅꯁꯨ ꯑꯃꯨꯛ ꯀꯩ ꯈꯔ ꯒꯤꯐꯁꯦ ꯄꯤ ꯅꯨꯄꯥꯁꯤꯒꯤ ꯑꯗꯨꯒ ꯃꯣꯏꯁꯦ ꯍꯜꯂꯛꯄꯗꯒꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯅ ꯏꯌꯥꯔꯄꯣꯔꯠ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒ ꯑꯗꯨꯝ ꯂꯣꯏ ꯇꯥꯛꯑꯒ ꯁꯨꯃꯥꯏꯅ ꯆꯠꯂꯣ ꯁꯨꯃꯥꯏꯅ ꯆꯠꯈꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ
ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ 2026ꯁꯦ ꯉꯥꯏꯔꯦ ꯇꯁꯦꯡꯅꯀꯣ ꯀꯅꯥꯝꯐꯧ ꯃꯥꯅ ꯌꯦꯡꯕ ꯅꯨꯄꯥ ꯑꯝꯇ ꯑꯗꯨꯝꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯩ ꯀꯣꯂꯦꯖꯇ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯝꯕ ꯍꯥꯏꯔꯛꯄ ꯈꯣꯠꯄꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯃꯥ ꯃꯁꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ 2020ꯒ ꯀꯩꯅꯣꯁꯤꯗ ꯃꯣꯏꯅꯤꯁꯦ ꯃꯔꯤ ꯊꯝꯅꯈ꯭ꯔꯦꯗꯅꯀꯣ 3ꯁꯤꯗ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯌꯥꯎꯗꯦ ꯍꯥꯏꯌꯦꯕ ꯂꯥꯏꯕꯨꯡ ꯀꯥꯗꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯗꯕ ꯃꯥ ꯃꯁꯥꯁꯦ ꯑꯩꯗꯤ ꯏꯁꯥꯁꯦ ꯑꯩ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯂꯥꯏꯕꯨꯡ ꯀꯥꯔꯔꯣꯏ ꯑꯩꯅ ꯃꯥꯡꯊꯣꯛꯑꯔꯣꯏ ꯂꯥꯏ ꯑꯁꯦꯡꯕꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯃꯥꯒ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯑꯩ ꯂꯥꯏꯕꯨꯡ ꯀꯥꯅꯤꯅ ꯃꯥꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ 20ꯒ 3 ꯆꯍꯤꯁꯤꯃ ꯃꯥꯁꯦ ꯊꯥ ꯑꯃ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯀꯣ ꯃꯃꯥꯟꯅꯕꯤꯈꯩꯅ ꯑꯁ ꯀꯩꯅꯣꯍꯦ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯂꯥꯏꯁꯦ ꯂꯣꯏ ꯈꯨꯔꯝꯅꯩ ꯅꯠꯇ꯭ꯔꯥ ꯖꯒꯣꯏ ꯁꯥꯕ ꯈꯣꯠꯄ ꯂꯣꯏ ꯌꯥꯎꯅꯩ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯥꯁꯦ ꯌꯥꯎꯗ꯭ꯔꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯊꯥꯕꯜ ꯆꯣꯡꯕꯒꯁꯦ ꯑꯁ ꯅꯪ ꯅꯈꯨꯠ ꯄꯥꯏꯔ ꯊꯥꯕꯜ ꯆꯣꯡꯕ ꯑꯩꯗꯤ ꯐꯪꯗ꯭ꯔꯕꯅꯤꯀꯣ ꯅꯪ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯎ ꯐꯣꯇꯣ ꯊꯥꯔꯛꯎ ꯀꯥꯏꯅꯒ ꯃꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯅꯝꯃꯒ ꯊꯥꯕꯤꯕ ꯃꯉꯣꯟꯗ ꯑꯗꯩ ꯐꯣꯇꯣ ꯀꯥꯞꯄ ꯊꯥꯕꯒ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯁ ꯌꯥꯝ ꯀꯨꯏꯅꯗꯤ ꯌꯥꯎꯍꯟꯅꯤꯡꯗꯦ ꯅꯪ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯀꯥꯏꯅ ꯃꯤꯅꯒ ꯅꯈꯨꯠ ꯄꯥꯏꯍꯟꯅꯤꯡꯗ꯭ꯔꯦꯗ ꯑꯩꯗꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯖꯗꯗꯅ ꯌꯥꯝ ꯀꯨꯏꯅꯒ ꯌꯥꯎꯗꯕ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯒꯤ ꯗꯨꯛꯁꯦ ꯃꯅꯝ ꯑꯗꯨꯝ ꯊꯥꯏꯌꯦꯕ ꯃꯌꯨꯝꯒꯤ ꯃꯅꯝꯁꯤꯅ ꯆꯥꯛꯈꯨꯝ ꯊꯣꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗꯒ ꯊꯥꯎ ꯍꯥꯏꯕꯁꯦ ꯃꯥꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯦꯕ ꯑꯁꯤꯅꯃꯛ ꯀꯣꯟꯅ ꯊꯥꯁꯤꯗ ꯍꯥꯏꯕꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦꯕ ꯗꯨꯛ ꯀꯠꯄꯁꯤꯐꯧꯗꯀꯣ ꯃꯥ ꯃꯁꯥꯁꯦ ꯃꯥꯡꯉꯦꯅ ꯈꯟꯖꯕꯗꯣ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯗ꯭ꯔꯕꯅꯤꯀꯣ ꯀꯥꯏꯅ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯁꯦ ꯃꯄꯥꯒꯤ ꯖꯥꯠ ꯊꯤꯔꯤꯕ ꯈꯨꯊꯤꯗꯨꯒ ꯃꯥꯅꯒ ꯑꯗꯨꯃꯥꯏꯅꯒ ꯃꯌꯨꯝꯗ ꯂꯩꯕꯁꯦ ꯃꯥꯁꯦ ꯇꯁꯦꯡꯅ ꯀꯤꯕ ꯐꯥꯎꯔꯦꯕ ꯃꯥ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯌꯨꯝ ꯄꯥꯅꯤꯡꯉꯦꯕ ꯑꯩꯁꯤꯕꯨ ꯀꯥꯏꯅ ꯑꯗꯨꯏꯁꯨ ꯅꯨꯄꯥꯁꯤꯅ ꯁꯨꯡꯂꯩ ꯂꯩꯊꯣꯛꯇꯕꯅꯤꯅ ꯐꯣꯟ ꯅꯨꯡ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯌꯨꯛꯇꯒꯤꯅ ꯑꯍꯤꯡꯐꯧ ꯐꯣꯟ ꯁꯥꯟꯅꯕꯅꯤꯅ ꯂꯩꯊꯣꯛꯈꯤꯅꯤ ꯊꯨꯡꯅꯔꯣꯏ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯗꯤ ꯂꯩꯇꯦꯕ ꯃꯉꯣꯟꯗ ꯑꯗꯨꯅ ꯀꯩꯝꯇ ꯃꯥꯅꯁꯨ ꯃꯇꯝꯗꯣ ꯉꯥꯏꯅꯕ ꯈꯛꯀꯤ ꯑꯣꯏꯅ ꯂꯩꯔꯦꯗꯅꯀꯣ ꯃꯉꯣꯟꯗ ꯑꯩꯁꯦ ꯂꯨꯍꯣꯡꯗꯧꯔꯕꯁꯤꯕꯨ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯩꯗꯤ ꯅꯣꯡꯃ ꯈꯛꯇꯪꯗꯤ ꯃꯅꯝ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯗꯨꯛ ꯂꯦꯞꯄ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯊꯥꯎꯑꯣꯅ ꯊꯥꯕꯁꯦ ꯃꯥꯅ ꯃꯊꯝ ꯑꯣꯏꯅ ꯃꯃꯣꯟꯅ ꯁꯦꯡꯖꯗꯅ ꯊꯥꯏ ꯍꯥꯏꯌꯦꯕꯀꯣ ꯂꯥꯏꯅ ꯂꯧꯔꯝꯒꯗ꯭ꯔꯅꯤ ꯏꯁꯣꯔꯅ ꯑꯩꯅ ꯀꯠꯂꯤꯕ ꯗꯨꯛꯁꯤꯕꯨ ꯀꯥꯏꯅꯀꯣ ꯃꯉꯣꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟ ꯊꯝꯅꯈꯤꯕꯁꯦ ꯌꯥꯝ ꯍꯛꯆꯟꯅ ꯂꯨꯅ ꯈꯟꯖꯕꯗꯣ ꯃꯥꯅꯀꯣ ꯑꯗꯨꯒꯤ ꯃꯥꯁꯤꯅ ꯑꯗꯨꯝ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯦꯡꯖꯗꯕ ꯃꯤ ꯑꯃꯗꯧꯅ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯗ ꯃꯤꯅꯝꯃꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯁꯥꯒꯩ ꯅꯥꯇꯩꯗ ꯃꯤꯅꯝꯃꯒ ꯃꯥꯁꯦ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯈꯟꯕꯗꯣ ꯑꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛ ꯌꯧꯔꯀꯥꯟꯗ ꯂꯨꯍꯣꯡꯉꯀꯥꯟꯗ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯇꯣꯏꯅꯤꯀꯣꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯁꯤꯁꯦꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯃꯕꯥꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯄꯥꯟ ꯂꯝ ꯑꯝꯗ ꯑꯦꯅꯤꯚꯔꯁꯔꯤ ꯄꯥꯡꯊꯣꯛꯄꯒꯤ ꯆꯠꯎꯕꯁꯦ ꯁꯤꯒꯤꯁꯤꯗ ꯀꯩꯅꯣ ꯀꯣꯏꯕ ꯆꯠꯂꯝꯗꯥꯏꯗ ꯃꯥꯒꯤ ꯁ꯭ꯀꯠꯁꯦ खितंग कौबको कौरगा मनिंग खितंग खाइबी खू मथक्ता अमा खाइबीदो ओइबा अदुगी मोइना कोइ चटपे कोइ कार टोंगबददी खाइबदो नुंगाइतबदो अदा नुपाजिना पिन मचा अमखक मंगोंदगी लौथोगा नुपीसिगी कनो खाइरिबे स्कर्ट मपादो अदा फाजनबीबा फजदेनको अदुदा माना पिनजिबो हेक थमजैबा माना नुसिबै चांगजेको अदै नुपाजिनागा कोइगी अमेरिकादगी लेरकपनेना माय असापोट पिरकपजे सिबो माना चाथोक्तनगा थमजैबा अदै चागिबा असापोसे सिगी मकुबो हेक थमजैबको अदुगा 2025 से सिगिजिदा नुपाजे थोगलेएको अमुका थोगलेए माजे अदु थोगलपजिदा सिदाजु माजे एयरपोर्ट ता ngaire अदुगा मबानिजे मा होटल हानागिदु दum बुक तौरगा मबानिजे कनोजिदा होटल जिदा उन्नारे अदैमु कोइबा कैकाजु चटमिन्नारेको अदुगा सिजु माजे नुमित हुमनी खक्तगिनि हारा थोलकपनेबा सिदानी को क्राइम थोक्तोइचे अदुददी मबानिजे माजिना नुपीजिना यामना वाखनजिदा नुंगाइजद्रेबको सुमाइ सुम होटल दा कैदा उन्नाबो खटपसे आइजे नुंगाइतेना अदुगा असेंबगिदी माना हायेबा क्राइम डायरीज से खितंग ngन्ना हपकटपिरा अमगदी सुमाइना अइना होटल दा नुपागा उन्नाबा अदै मपालमदगा चलगा एनिवर्सरी पांगथोगा इमा इपादा मिनमगा होटल दगा नुपागा लेमिनाबा उन्नाबा सुंबसे अइना केम तौरमोइदबनिको अदुदो खितंग थेंगमनग्रे थोगलेचे अदुगरजु अमुकमु मागी मपुनसिजे कलहौरिजिना सि वारीजे थोलकपदगी कोइ मिट नाकोंजे ओइरगा कलहौबनेना अदुगा 2020 का 5 तदि अखोइगी वारीजे हापकटलेदना अदैदि माजे वारीजे फजना तारेबा अदुदा थोइबा कैनो मयाम कोइगी लैसाबी नुसिनारगा पाखंग लैसाबी नुसिनार मई थामा लैथोकपा मयामजे माजे अकीबा फावरे मा मसाजिदा अकीबा फावरेबा असमाना लैथोखरदि कमाइ तौनी दे ngawai अखोइगी इमानबी हाना
ꯃꯈꯣꯡ ꯊꯣꯡ ꯆꯠꯄꯗ ꯑꯩꯈꯣꯏ ꯕꯥꯅꯒ ꯍꯥꯏꯈꯤꯕꯗꯣ ꯑꯩꯉꯣꯟꯗꯒ ꯊꯣꯛꯆꯜꯂꯛꯑꯗꯤ ꯒꯥꯟ ꯃꯥꯁꯦ ꯀꯤꯁꯜꯂꯛꯄꯗꯣ ꯑꯗ ꯃꯥꯅ ꯁꯤꯒꯤ ꯎꯅꯕꯁꯤꯗꯗꯤ ꯑꯍꯥꯟꯕ ꯊꯣꯛꯂꯛꯑꯦ ꯉꯥꯏꯔꯦ ꯅꯨꯃꯤꯠꯇꯨ ꯃꯕꯥꯅꯤ ꯍꯣꯇꯦꯜꯗ ꯎꯅꯔꯦ ꯃꯥꯁꯨ ꯍꯜꯂꯦ ꯅꯤꯅꯤ ꯁꯨꯕꯁꯤꯃꯁꯨ ꯃꯕꯥꯅꯤꯁꯦ ꯎꯅꯔꯦ ꯀꯣ ꯀꯣꯏꯕꯁꯨ ꯆꯠꯂꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯗꯤ ꯃꯥꯅ ꯍꯥꯏꯌꯦꯕ ꯆꯦꯜꯂꯁꯦ ꯏꯕꯥꯅꯤ 26 ꯉꯥꯏꯔꯔꯣꯏꯁꯤ ꯑꯗꯨꯝ ꯆꯦꯜꯂꯁꯤ ꯑꯩ ꯏꯁꯥꯁꯦ ꯁꯨꯃꯥꯏꯅ ꯃꯤꯅꯝꯃꯒ ꯑꯁ ꯅꯨꯄꯥꯒ ꯍꯣꯇꯦꯜꯗꯒ ꯎꯅꯔꯒ ꯑꯗꯩ ꯏꯃꯥ ꯏꯄꯥꯗ ꯏꯕꯨꯡ ꯏꯄꯥꯗ ꯃꯤꯅꯝꯃꯒ ꯑꯩ ꯂꯩꯁꯥꯕꯤ ꯁꯥꯔ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯆꯦꯜꯂꯁꯦꯅ ꯃꯥ ꯇꯁꯦꯡꯅ ꯍꯥꯏꯌꯦꯕ ꯑꯗ ꯁꯨꯃꯥꯏꯅ ꯑꯩ ꯋꯥꯔꯤ ꯑꯃ ꯑꯩꯅ ꯇꯥꯕꯗꯣ ꯃꯥ ꯅꯨꯄꯥꯁꯤꯗꯁꯨ ꯍꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯑꯃ ꯊꯣꯛꯑꯦ ꯅꯪꯁꯨ ꯇꯥꯎ ꯈꯣꯠꯂꯣ ꯀꯥꯏꯅꯀꯣ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯅꯪꯅ ꯑꯩꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯗꯤ ꯀꯥꯏꯅꯀꯣ ꯑꯗꯩ ꯃꯤꯅ ꯇꯧꯋꯦꯅ ꯑꯩꯅ ꯇꯧꯗꯧ ꯃꯥꯟꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯀꯅꯨ ꯀꯥꯏꯅꯒ ꯑꯗꯩ ꯑꯁ ꯍꯟꯗꯛ ꯑꯗꯨ ꯋꯥꯔꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯀꯥꯏꯅ ꯃꯥꯅꯒ ꯋꯥꯔꯤꯁꯦ ꯂꯤꯕ ꯑꯗꯨ ꯃꯉꯣꯟꯁꯤꯗ ꯃꯥꯅ ꯑꯗꯨꯝ ꯀꯤꯕꯗꯣ ꯑꯗꯨ ꯑꯣꯏꯔꯦꯕ ꯑꯗꯩꯗ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯊꯦꯝꯃꯦ ꯃꯥꯁꯦ ꯁꯣꯏꯗꯅ ꯑꯩ ꯃꯊꯪ 2026ꯇ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯖꯨꯟ ꯊꯥꯁꯤꯗ ꯆꯦꯜꯂꯁꯤ ꯅꯪ ꯑꯗꯨꯐꯥꯎꯗꯤ ꯉꯥꯏꯌꯣ ꯑꯅ ꯍꯥꯏꯅꯔꯒ ꯍꯔꯥꯎ ꯑꯗꯨꯒ ꯍꯌꯦꯡ ꯅꯨꯄꯥꯁꯤ ꯃꯥꯁꯤ ꯅꯣꯡ ꯍꯌꯦꯡꯁꯦ ꯆꯪꯉꯅꯤ ꯍꯥꯏꯔꯦꯕ ꯃꯥꯅꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤ ꯃꯥꯁꯦ ꯀꯣꯏꯃꯤꯟꯅꯔꯨꯔꯒ ꯅꯨꯄꯥꯁꯤꯅ ꯊꯤꯜꯂꯛꯑꯝꯃꯦ ꯃꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯋꯥꯏꯐꯥꯎ ꯊꯤꯜꯂꯛꯑꯝꯃꯦꯀꯣ ꯅꯨꯄꯥꯁꯦ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯅꯨꯡꯗꯥꯡꯗ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯕꯅꯦꯕ ꯄꯨꯡ 9 ꯁ꯭ꯋꯥꯏꯗꯀꯣ ꯑꯗ ꯐꯣꯟꯁꯦ ꯇꯧꯕꯁꯤꯗ ꯐꯣꯟꯁꯦ ꯃꯃꯥꯅ ꯄꯥꯏꯈꯠꯂꯛꯑꯦꯕ ꯑꯗꯨꯗꯅꯦ ꯃꯥꯅ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯣꯏꯁꯦꯀꯣ ꯑꯗ ꯃꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯍꯪꯉꯦ ꯃꯥꯁꯦ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯃꯃꯤꯡ ꯀꯩꯀꯩꯗꯤ ꯃꯥ ꯂꯣꯏ ꯆꯨꯝꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒ ꯃꯥꯗꯤ ꯂꯝꯗꯤ ꯃꯥꯅ ꯃꯥ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯂꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯃꯛꯇꯤ ꯍꯥꯏꯗꯦ ꯃꯥꯏꯀꯩꯗꯨꯗꯤ ꯍꯥꯏ ꯑꯩꯈꯣই ꯊꯧꯕꯥꯜ ꯍꯥꯏꯔꯒ ꯊꯧꯕꯥꯜꯒꯤ ꯈꯨꯜ ꯑꯃ ꯑꯣꯏꯕꯁꯦ ꯈꯨꯟꯗꯨꯗꯤ ꯍꯥꯏꯗ꯭ꯔꯕ ꯃꯥꯅ ꯊꯧꯕꯥꯜꯁꯦ ꯑꯃꯨꯛꯁꯨ ꯊꯧꯕꯥꯜꯁꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯊꯧꯕꯥꯜꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯟꯗꯣꯝꯆꯥꯏ ꯃꯌꯨꯝꯅꯤ ꯃꯥꯗꯤ ꯃꯣꯏ ꯃꯌꯨꯝꯗꯤ ꯂꯝ ꯑꯃꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯝꯃꯦ ꯃꯥꯅ ꯑꯗꯣ ꯃꯣꯏꯗꯤ ꯃꯃꯥ ꯃꯄꯥꯗ ꯊꯕꯛ ꯇꯧꯔ ꯂꯩꯕꯅꯤꯅ ꯂꯣꯏ ꯁꯣ ꯂꯣꯜꯂꯝꯕꯅꯤꯅ ꯃꯟꯗꯣꯝꯆꯥꯏꯗ ꯊꯨꯡꯉꯦ ꯍꯥꯏꯌꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯃꯥꯅ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯃꯟꯗꯣꯝꯆꯥꯏꯗ ꯊꯨꯡꯉꯦꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯍꯦꯛ ꯋꯥꯔꯤ ꯁꯥꯏ ꯍꯥꯏ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯊꯧꯗꯣꯛ ꯈꯔꯁꯨ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯏꯗ ꯂꯩ ꯈꯣꯠꯂꯤ ꯊꯨꯡꯉꯦ ꯍꯥꯏꯕꯗꯨꯗ ꯅꯣꯏ ꯏꯟꯗꯣꯝꯆꯥꯗ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ ꯃꯥꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯥꯅꯗꯤ ꯂꯝꯁꯦ ꯀꯩꯅꯣꯁꯦ ꯁꯤ ꯅꯨꯄꯥꯁꯤ ꯁꯤꯗꯒꯤꯅꯤ ꯍꯥꯏꯕ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯈꯪꯅꯕ ꯑꯣꯏꯗꯕꯅꯤ나 ꯃꯥꯅ ꯃꯔꯤꯒ ꯊꯝꯅꯈꯤꯕꯗꯨꯗ ꯑꯗꯣ ꯃꯥꯁꯨ ꯄꯥꯈꯠꯆꯔꯤꯅꯦꯕ ꯑꯃꯨꯛ ꯂꯩꯊꯣꯛꯄꯤꯔꯝꯃꯒꯗꯤꯅ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯠꯂ ꯈꯣꯠꯂꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯆꯠꯂꯒ ꯊꯤꯗꯣꯛꯇꯅ ꯈꯣꯠꯇꯅ ꯑꯗꯨꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯕ ꯃꯉꯣꯟꯗꯀꯣ ꯑꯗꯩ ꯃꯤꯁꯨ ꯃꯣꯏꯗꯤ ꯃꯣꯏ ꯑꯗꯥꯏꯒꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯕ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕ ꯃꯣꯏ ꯃꯥꯏꯀꯩꯒꯤ ꯈꯔ ꯈꯪꯕꯗꯩ ꯍꯦꯟꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩꯁꯤꯗꯤ ꯃꯣꯏꯅ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯕ ꯃꯤꯁꯨ ꯑꯣꯏꯗꯕꯅꯤꯅ ꯃꯃꯥ ꯃꯄꯥꯅ ꯌꯥꯝ ꯆꯦꯛꯁꯤꯟꯕꯅꯤꯅ ꯃꯣꯏꯅꯒ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯐꯧꯗꯪ ꯆꯠꯎꯒꯦ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯌꯥꯝ ꯃꯔꯝ ꯆꯥꯔ ꯆꯠꯄꯅꯤꯅ ꯅꯨꯄꯥꯗꯣ ꯀꯣꯏꯊꯤ ꯊꯤꯔꯨꯕꯗꯣ ꯃꯣꯏꯗ ꯑꯗꯨꯒꯤ ꯊꯧꯅꯥꯁꯦ ꯂꯩꯇꯦꯕ ꯑꯗ ꯃꯥꯅ ꯃꯗꯣꯝꯆꯥꯏꯗ ꯂꯩ ꯈꯣꯠꯂꯦ ꯑꯗꯨꯝ ꯍꯥꯏꯕꯗ ꯅꯣꯏ ꯏꯟꯗꯣꯝꯆꯥ ꯄꯥꯏꯍꯜꯂꯛꯑꯣ ꯀꯥꯟꯅ ꯃꯔꯛꯇꯁꯨ ꯇꯧꯋꯦꯕ ꯑꯗꯣ ꯐꯔꯛ ꯇꯥꯏꯍꯦ ꯏꯀꯥꯏꯍꯦ ꯍꯥꯏꯔꯒ ꯁꯨꯡꯄꯥꯏ ꯄꯥꯏꯍꯜꯂꯛꯈꯤꯗꯕ ꯑꯗꯩ ꯑꯃꯨꯛ ꯅꯣꯏ ꯃꯤ ꯈꯪꯅꯒꯦ ꯅꯣꯏ ꯃꯤ ꯈꯪꯅꯒꯦꯅ ꯃꯥꯅ ꯌꯥꯝ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯤꯅꯀꯣ ꯑꯗ ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯁꯦ ꯐꯣꯇꯣ ꯌꯦꯡꯍꯜꯂꯦ ꯑꯩꯅꯗ ꯅꯪꯁꯦ ꯌꯥꯏ ꯍꯥꯏ ꯃꯁꯛ ꯅꯨꯡꯁꯤ ꯁꯛ ꯐꯖꯩ ꯄꯥꯝꯃꯦ ꯍꯥꯏꯅꯒ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯣꯏ ꯃꯥꯗꯣ ꯃꯥꯅꯁꯨ ꯈꯪꯉꯕꯅꯤꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯐꯣꯟꯗꯣ ꯀꯟꯐ꯭ꯔꯦꯟꯁ ꯄꯤꯌꯣ ꯑꯗꯨꯒ ꯃꯣꯏꯗꯤ ꯊꯕꯛꯁꯦ ꯃꯥ ꯑꯣꯏꯅ ꯗꯦꯜꯂꯤ ꯂꯩꯕꯅꯤꯅ ꯑꯗ ꯀꯟꯐ꯭ꯔꯦꯟꯁ ꯄꯤꯌꯣ ꯑꯗꯨꯒ ꯑꯝꯇ ꯅꯣꯏ ꯃꯥꯒ ꯁꯥꯟꯅꯒꯦ ꯍꯥꯏꯕꯁꯦ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯧꯔꯛꯇꯕ ꯑꯩ ꯊꯕꯛ ꯐꯔꯛ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯨ ꯊꯕꯛ ꯐꯔꯛ ꯇꯥꯏꯌꯦ ꯍꯥꯏꯖꯟꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯄꯥꯏꯔꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯃꯇꯝꯁꯦ ꯄꯥꯏꯔꯛꯑꯔꯣꯏ ꯍꯥꯏꯕ ꯃꯇꯝꯁꯤꯗꯅ ꯅꯨꯄꯥꯁꯦ ꯇꯧꯔꯛꯑꯝꯃꯦꯗꯅ ꯑꯗꯨꯒꯅ ꯑꯁ ꯑꯩꯗꯣ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯐꯣꯟꯗꯣ ꯇꯧꯕꯅꯤ ꯑꯗꯣ ꯅꯪ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯥ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯏ ꯑꯗꯩ ꯏꯃꯥꯅꯁꯨ ꯀꯟꯐ꯭ꯔꯦꯟꯁ ꯄꯤꯌꯣꯅ ꯍꯦꯛ ꯍꯥꯏꯖꯟꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯔꯤ ꯇꯛꯃꯟꯗꯅ ꯀꯩꯅꯣ ꯃꯣꯏ ꯃꯌꯥꯝꯕ ꯍꯣꯏꯅꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯈꯣꯠꯂꯦ ꯌꯥꯏꯌꯦꯅ ꯁꯨꯝ ꯍꯥꯏꯕꯁꯤꯗ ꯅꯣꯏ ꯗꯥꯗꯣ ꯑꯗꯨꯗꯤ ꯑꯝꯇ ꯐꯣꯟ ꯄꯥꯏꯍꯜꯂꯛꯑꯣꯅ ꯅꯣꯡꯃ ꯅꯨꯄꯥ ꯑꯃ ꯐꯣꯟ ꯄꯥꯏꯔꯛꯈꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯣꯏ ꯐꯖ ꯐꯖꯅ ꯅꯨꯡꯁꯤꯅꯧ ꯈꯣꯠꯅꯧ ꯑꯗꯨ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯅ ꯁꯨꯝ ꯀꯣꯟꯅ ꯈꯜꯂꯛꯄꯗ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯃꯥꯅ ꯃꯣꯏ ꯃꯤ ꯈꯪꯅꯒꯦꯅ ꯀꯔꯤ ꯇꯛꯄꯗꯨꯒꯤ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ ꯃꯃꯥꯟꯅꯕꯒꯨꯝꯕꯅ ꯃꯌꯥꯝꯕ ꯁꯥꯕꯅ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯃꯣꯏ ꯏꯆꯦꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗ ꯃꯆꯦꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯇꯧꯕꯗꯨꯗ ꯅꯣꯏ ꯏꯆꯦꯈꯛ ꯑꯣꯏꯔꯁꯨ ꯅꯪ ꯀꯟꯐ꯭ꯔꯦꯟꯁ ꯄꯤꯌꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯍꯥꯏꯕꯁꯤꯗ ꯅꯣꯡꯃꯁꯨ ꯀꯩꯅꯣ ꯑꯃꯈꯛ ꯅꯨꯄꯤ ꯑꯃꯈꯛ ꯐꯣꯟ ꯄꯥꯏꯔꯛꯈꯤ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯆꯦꯅꯦꯅ ꯑꯗ ꯅꯣꯏ ꯐꯖ ꯐꯖꯅ ꯅꯨꯡꯁꯤꯅꯧꯑꯣ
ꯑꯗꯨꯒ ꯁꯤ ꯃꯇꯝ ꯆꯥꯀꯥꯟꯗ ꯑꯗꯨꯝ ꯂꯨꯍꯣꯡꯁꯦ ꯈꯣꯠꯁꯤꯅ ꯍꯥꯏꯔꯒ ꯀꯥ ꯍꯦꯟꯅꯗꯤ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯅꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯔꯛꯇ ꯃꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ 1,100ꯇꯪꯒ ꯀꯥꯞꯄꯤꯔꯛꯈꯤꯕ ꯅꯪ ꯀꯩꯀꯩ ꯂꯩꯅꯧ ꯈꯣꯠꯅꯧ ꯀꯥꯏꯅꯗꯩ 2,000ꯒ ꯀꯥꯞꯄꯤꯔꯛꯈꯤꯕ ꯑꯗꯨꯃꯥꯏꯅꯒ 2-3ꯂꯛꯇꯤ ꯌꯥꯎꯋꯤ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯃꯛꯅ 5,000ꯗ ꯄꯤꯔꯛꯎ 10ꯗ ꯄꯤꯔꯛꯎ ꯀꯥꯏꯅ ꯃꯥꯁꯦ ꯊꯕꯛ ꯇꯧꯔꯤꯅꯤ ꯑꯩ ꯂꯧꯊꯣꯛꯀꯦ ꯆꯥꯊꯣꯛꯀꯦꯅ ꯑꯗꯨꯝꯕ ꯃꯉꯣꯟꯗ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ 2-3ꯂꯛꯇꯪꯗꯤ 1,000 ꯀꯥꯞꯄꯛꯄ 2 ꯀꯥꯞꯄꯛꯄ ꯑꯗꯨꯃꯥꯏꯅ ꯌꯥꯎꯈꯤ ꯍꯥꯏꯌꯦꯕ ꯑꯗꯒꯤꯗꯤ ꯅꯨꯡꯗꯥꯡꯁꯤ ꯐꯣꯟ ꯇꯧꯅꯕꯁꯤꯗ ꯃꯥꯁꯤ ꯃꯃꯥꯅ ꯄꯥꯏꯔꯛꯑꯦ ꯐꯣꯟꯁꯦꯀꯣ ꯑꯗꯨꯒ ꯃꯥ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯍꯪꯉꯦ ꯑꯗꯩꯗꯤ ꯏꯔꯨꯖꯕ ꯆꯪꯈꯤꯕꯅꯤ ꯑꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯄꯥꯏꯔꯛꯏꯁꯤꯕꯣ ꯅ ꯍꯥꯏꯕꯁꯤꯗ ꯃꯃꯥꯅꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯃꯊꯟꯗꯅꯦ ꯅꯪꯗꯤ ꯏꯕꯦꯝꯃꯗꯤ ꯀꯅꯥꯅꯣ ꯀꯩꯅꯣꯅ ꯍꯪꯉꯛꯄ ꯇꯤꯟꯅꯕꯅꯤ ꯍꯥꯏꯔꯦꯕꯀꯣ ꯃꯥꯅ ꯀꯣꯏꯅꯕꯅꯤ ꯍꯥꯏꯕꯗꯤ ꯁꯨꯝ ꯏꯀꯥꯏꯖꯕꯅꯤꯅ ꯑꯗꯩꯗ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯃꯥꯁꯤ ꯀꯩꯅꯣ ꯃꯗꯣꯝ ꯁ꯭ꯋꯥꯏꯗ ꯂꯩ ꯃꯃꯥ ꯍꯣꯏꯗꯤ ꯑꯥꯗ ꯗꯦꯜꯂꯤꯗ ꯃꯄꯥꯏ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯈꯤꯗꯅ ꯑꯗꯨꯒ ꯃꯗꯣꯝ ꯁ꯭ꯋꯥꯏꯗ ꯂꯩ ꯍꯥꯏꯔ ꯃꯃꯥꯁꯤ ꯀꯃꯥꯏꯅ ꯄꯥꯏꯔꯛꯏꯅꯣꯅ ꯃꯥꯁꯦ ꯈꯤꯇꯪ ꯆꯤꯡꯅꯔꯦꯕ ꯑꯗꯩ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯃꯥꯁꯤꯅ ꯍꯥꯏꯈꯤꯕ ꯃꯃꯥꯒꯤ ꯊꯥꯛꯇꯨꯒꯀꯣ ꯃꯣꯏꯒꯤ ꯃꯄꯥ ꯍꯣꯏꯁꯦ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯈꯤꯗ꯭ꯔꯥ ꯄꯥꯏꯔꯛꯏꯕ ꯃꯃꯥꯁꯤꯗꯤ ꯃꯥ ꯊꯕꯛ ꯇꯧꯋꯦꯗꯤ ꯍꯥꯏꯗꯦ ꯑꯗꯨꯏꯁꯨ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯒꯤ ꯅꯨꯄꯤ ꯑꯗꯩ ꯃꯆꯥꯅꯨꯄꯥꯁꯨ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯅꯤꯗꯅꯀꯣ ꯔꯣ ꯑꯦꯖꯦꯟꯠ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯃꯃꯥ ꯑꯃꯒꯤ ꯂꯩꯒꯗꯕ ꯀꯩꯅꯣꯁꯤ ꯌꯥꯎꯗꯕ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯀꯤ ꯑꯍꯜ ꯑꯃꯒꯤ ꯃꯑꯣꯡ ꯋꯥꯉꯥꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯆꯤꯡꯅꯔꯦꯕ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯤꯅꯤ ꯑꯗꯨꯅꯦꯅ ꯍꯥꯏꯕꯁꯤꯗ ꯑꯗꯩꯗꯤ ꯃꯥꯗꯤ ꯃꯆꯥꯒ ꯆꯥꯎꯔ ꯄꯣꯠꯅꯤꯗ ꯑꯩꯈꯣꯏꯒꯤꯁꯤꯗꯤꯅ ꯃꯊꯟꯇ ꯃꯃꯥꯁꯤꯅ ꯑꯣꯏꯅ ꯍꯥꯏꯖꯔꯛꯄꯅꯦꯕ ꯃꯥꯁꯦ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯑꯝꯇ ꯍꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯗꯤ ꯃꯃꯥꯟꯅꯕꯅꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯃꯆꯥꯒ ꯆꯥꯎꯔ ꯄꯣꯠꯅꯤꯗ ꯃꯆꯥ 2 ꯂꯩꯔꯦ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯒ ꯃꯆꯥꯈꯩꯒꯅ ꯑꯥꯗ ꯊꯕꯛ ꯃꯐꯝꯗ ꯂꯩ ꯒꯨꯍꯥꯇꯤꯗ ꯃꯥ ꯈꯛ ꯊꯣꯛꯂꯛꯄꯅꯦꯅ ꯐꯠ ꯂꯥꯎ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯄꯗꯨꯅꯦꯕ ꯑꯗꯩ ꯃꯥꯁꯦ ꯍꯦꯛꯇ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯑꯗꯨ ꯍꯥꯏꯔꯛꯄꯗꯩꯀꯣ ꯑꯗꯩ ꯍꯣꯏ ꯃꯃꯥꯗꯨꯗꯤ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯃꯥ ꯇꯧꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯊꯝꯕ ꯃꯥꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯈꯣꯟ ꯊꯣꯛꯅꯗꯤ ꯀꯞꯄ ꯉꯝꯗ꯭ꯔꯒꯅꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯦ ꯏꯍꯥꯟ ꯍꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯩꯊꯦꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯀꯩꯅꯣꯝꯃ ꯑꯋꯥꯕ ꯄꯥꯎ ꯑꯃ ꯇꯥꯔꯒ ꯆꯩꯊꯦꯡꯅ ꯉꯥꯎꯔꯒ ꯈꯪꯐꯝ ꯈꯪꯗꯕ ꯑꯃ ꯃꯤꯑꯣꯏꯕꯒꯤ ꯊꯦꯡꯅꯩꯗꯅ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯦ ꯍꯥꯏꯌꯦ ꯍꯦꯛꯇ ꯃꯥꯁꯦ ꯀꯞꯊꯣꯛꯄꯁꯦ ꯉꯝꯗ꯭ꯔ ꯃꯁꯥꯁꯦ ꯍꯦꯛꯇ ꯐꯥꯖꯤꯜꯂ ꯅꯤꯛꯈ꯭ꯔꯒ ꯃꯄꯤꯁꯤꯅ ꯑꯣꯔꯣ ꯇꯥꯈ꯭ꯔꯒ ꯋꯥꯁꯨ ꯉꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯁꯦ ꯃꯆꯤꯟ ꯃꯌꯥꯁꯦ ꯆꯤꯛꯑꯒ ꯍꯦꯛꯇ ꯉꯥꯎꯕꯅꯦꯌꯦ ꯃꯥꯁꯦ ꯍꯦꯛꯇ ꯑꯩꯅ ꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯕ ꯑꯩꯅ ꯂꯩꯒꯦ ꯈꯟꯖꯕ ꯃꯥꯅ ꯄꯨꯟꯁꯤꯗ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯁꯨꯛ ꯆꯥꯎꯕ ꯑꯃꯐꯥꯎ ꯉꯥꯡꯉꯝꯒꯅꯦꯕꯨ ꯊꯥꯖꯗꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯃꯝꯕꯅꯅꯦ ꯑꯁ ꯃꯥꯁꯦ ꯍꯦꯛꯇ ꯂꯣꯏꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯣꯏꯔꯗꯤ ꯂꯩꯁꯥꯕꯤ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯐꯤꯗꯦꯝ ꯂꯩꯇꯕꯗꯗꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯁꯨ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩ ꯁꯟꯕ ꯌꯥꯎꯗ꯭ꯔꯥ ꯅꯨꯄꯤ ꯂꯩꯕꯗꯁꯨ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯀꯥꯏ ꯃꯣꯏꯒꯤ ꯃꯄꯥ ꯃꯣꯏꯒꯤꯗꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗ ꯅꯨꯄꯤ ꯂꯩꯔꯤꯕ ꯈꯥꯏꯅꯈꯤꯕ ꯅꯠꯇꯕ ꯑꯗꯨ ꯅꯨꯄꯤꯁꯨ ꯂꯩꯔꯤꯕ ꯑꯗꯨꯗꯒ ꯂꯩꯁꯥꯕꯤ ꯃꯥꯅ ꯂꯩꯁꯟꯕ ꯆꯦꯜꯂ ꯆꯣꯡꯉ ꯂꯨꯍꯣꯡꯗꯅ ꯄꯤꯕ ꯒꯥꯏꯗꯨꯗꯤ ꯑꯣꯏꯔꯔꯣꯏꯗꯕ ꯑꯗꯩ ꯃꯥꯅꯁꯨ ꯑꯗꯨꯒꯨꯝꯕꯗꯨꯒꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯖꯗꯕ ꯅꯨꯄꯤ ꯂꯩꯕꯗꯒ ꯂꯩꯁꯟꯕꯤ ꯌꯥꯝ ꯇꯧ ꯉꯝꯕ ꯑꯇꯣꯝꯕꯤ ꯃꯤꯡꯊꯣꯜ ꯑꯗꯨꯒꯤ ꯊꯥꯛꯇꯒꯗꯤ ꯃꯥꯁꯦ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯨꯝꯊꯅꯤꯡꯗꯕ ꯑꯗꯨꯅ ꯃꯥꯁꯦ ꯍꯦꯛꯇ ꯃꯁꯥꯁꯦ ꯐꯨꯡꯒꯠꯂꯒ ꯑꯗꯩ ꯑꯃꯨꯛꯁꯨ ꯆꯨꯝꯅ ꯅꯨꯡꯁꯤꯅꯕ ꯈꯛ ꯑꯣꯏꯔꯁꯨ ꯐꯕ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯃꯥꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤꯒꯤ ꯊꯥꯛꯁꯤꯗ ꯂꯩꯅꯔꯕ ꯃꯇꯝꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯍꯦꯛꯇ ꯃꯊꯃꯣꯏꯁꯦ ꯀꯥꯏꯔꯒ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯉꯥꯏꯔꯦ ꯍꯥꯏ ꯃꯥꯁꯦ ꯇꯧꯔꯛꯇꯦ ꯍꯥꯏ ꯑꯗꯩ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯃꯅꯦꯁꯤꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯏꯌꯦꯕ ꯃꯅꯦꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯩ ꯃꯆꯥꯅꯨꯄꯥꯒ ꯃꯄꯥꯟꯗ ꯆꯠꯂꯨꯕ ꯃꯅꯦꯁꯦ ꯂꯣꯏ ꯈꯪꯉꯦꯕꯀꯣ ꯑꯗꯨꯗ ꯃꯥꯅ ꯃꯅꯦꯁꯤꯗ ꯐꯣꯟ ꯇꯧꯋꯦ ꯍꯥꯏ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯊꯤꯜꯂꯛꯑꯝꯕ ꯅꯨꯃꯤꯠꯇꯣ ꯃꯥ ꯊꯤꯜꯂꯛꯑꯝꯕ ꯅꯨꯃꯤꯠ ꯍꯧꯖꯤꯛꯀꯤ ꯅꯨꯃꯤꯠꯁꯦ ꯁꯤ ꯅꯨꯃꯤꯠꯁꯤꯁꯨ ꯃꯅꯦ ꯍꯣꯏꯗ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯁꯨ ꯆꯪꯉꯦ ꯍꯥꯏꯌꯦꯕ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯔꯒ ꯑꯗꯩ ꯆꯥ ꯅꯨꯡꯒ ꯊꯛꯃꯤꯟꯅꯔ ꯃꯥꯁꯦ ꯆꯠꯈꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯃꯅꯦꯁꯤꯗ ꯃꯥꯅ ꯋꯥꯍꯩꯁꯦ ꯐꯣꯟꯁꯦ ꯇꯧꯔꯒꯅꯦ ꯋꯥꯁꯦ ꯉꯥꯡ ꯉꯝꯗ꯭ꯔꯕ ꯃꯅꯦꯁꯤꯅ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯕꯦꯝ ꯅꯪ ꯀꯩꯗꯧꯔꯒꯦꯅ ꯃꯥ ꯅꯨꯄꯤ ꯊꯤꯔꯝꯃꯦꯅ ꯃꯥꯅ ꯁꯤꯀꯛ ꯍꯥꯏꯔ ꯃꯥꯁꯦ ꯏꯛ ꯑꯅ ꯀꯞꯄꯒꯀꯣ ꯊꯤꯔꯝꯃꯣꯏꯍꯦ ꯀꯅꯥꯅ ꯍꯥꯏꯖꯟꯕꯤꯔꯛꯏꯅꯣ ꯅꯪꯉꯣꯟꯗ
ꯃꯥꯅꯕꯣ ꯊꯤꯔꯝꯃꯣꯏꯍꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯍꯦꯛ ꯎꯕꯗꯅꯦ ꯌꯥꯝ ꯀꯥꯏꯖꯗꯕ ꯌꯥꯝ ꯂꯥꯟꯖꯗꯕ ꯈꯪꯗꯦ ꯋꯥꯁꯨ ꯀꯩꯁꯨ ꯌꯥꯝ ꯖꯧꯖꯧ ꯉꯥꯡꯗꯦ ꯈꯖꯤꯛꯈꯛ ꯉꯥꯡꯉꯒꯅꯦ ꯃꯆꯤꯟ ꯃꯌꯥꯅ ꯃꯔꯣꯟ ꯑꯃ ꯇꯕꯥꯔꯒ ꯄꯤꯛꯇꯛ ꯇꯧꯔ ꯅꯨꯡꯁꯤꯕꯅꯦ ꯃꯔꯥꯁꯤ ꯃꯒꯨꯟꯅ ꯂꯩꯕꯅꯦ ꯃꯤꯉꯝꯖꯗꯕ ꯄꯥꯡꯖꯗꯕ ꯃꯤꯅꯦꯕ ꯃꯥꯅ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯁꯛꯐꯝꯁꯦ ꯑꯗꯨꯅ ꯃꯅꯦꯁꯤꯅꯁꯨ ꯊꯥꯖꯗꯕ ꯊꯤꯔꯝꯃꯣꯏ ꯂꯥꯡꯅꯕ ꯃꯨꯟꯅ ꯑꯝꯇ ꯊꯤꯗꯣꯛꯈꯤꯁꯤꯅ ꯑꯗꯩ ꯃꯥꯅ ꯃꯈꯣꯟꯁꯦ ꯅꯤꯛꯑꯒ ꯍꯦꯛꯇ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯃꯃꯥ ꯄꯥꯏꯔꯛꯑꯦ ꯃꯃꯥ ꯑꯃꯛꯅ ꯍꯥꯏꯔꯛꯑꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯅꯗꯤ ꯃꯃꯥ ꯍꯣꯏ ꯑꯥꯗ ꯂꯩ ꯍꯥꯏꯕꯅꯤ ꯃꯥꯅ ꯂꯩꯔꯤꯁꯤꯅ ꯃꯃꯥ ꯍꯣꯏ ꯂꯩꯕꯅꯤꯅ ꯃꯣꯏꯗꯤ ꯁ꯭ꯀꯣꯜ ꯂꯣꯜꯂꯝꯃꯦ ꯃꯌꯨꯝ ꯑꯗꯣꯝ ꯁ꯭ꯋꯥꯏꯗ ꯂꯩ ꯍꯥꯏꯔꯝꯃꯤꯅꯤ ꯃꯥ ꯑꯩꯉꯣꯟꯗꯅ ꯑꯗꯨꯗꯤ ꯐꯣꯟ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯆꯞ ꯆꯥꯕꯤ ꯁꯥꯅꯣ ꯑꯩꯁꯨ ꯇꯧꯒꯦ ꯆꯞ ꯆꯥꯕꯤ ꯁꯥꯅꯣ ꯑꯅ ꯍꯥꯏꯔꯦ ꯑꯗꯩ ꯃꯕꯥꯅꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯁꯨ ꯃꯅꯦꯁꯤꯗꯤ ꯈꯪꯉꯕꯅꯦꯕ ꯃꯥꯅ ꯃꯅꯦꯁꯤꯗꯗꯤ ꯃꯣꯏꯗꯤ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯤꯖꯩꯕ ꯃꯅꯦꯁꯤꯗ ꯑꯗꯩ ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯗꯁꯨ ꯃꯥ ꯋꯥꯔꯤ ꯂꯤꯕ ꯃꯃꯥꯟꯅꯕꯤꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯍꯥꯏꯔꯛꯄ ꯌꯥꯎꯏ ꯑꯗꯨꯅ ꯁꯦꯡꯅ ꯃꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯃꯃꯥꯟꯅꯕꯁꯤꯡꯗꯗꯤ ꯁꯨꯃꯥꯏꯅ ꯔꯤꯂꯦꯁꯟ ꯊꯝꯈꯤꯕ ꯈꯣꯠꯈꯤꯕ ꯂꯣꯏ ꯂꯤꯅꯩꯗꯅ ꯑꯗꯨꯅ ꯃꯥꯁꯨ ꯂꯤꯕ ꯃꯅꯦꯁꯤꯗꯁꯨ ꯂꯤꯕꯀꯣ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥꯁꯦ ꯑꯣꯞ ꯂꯩꯔꯦꯕ ꯑꯁ ꯍꯦꯛꯇ ꯃꯥꯁꯦ ꯂꯣꯏꯔꯦ ꯄꯨꯟꯁꯤꯗ ꯍꯦꯛ ꯅꯨꯡꯁꯤꯅꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯐꯣꯟ ꯇꯧꯕꯗ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟꯁꯦ ꯆꯠꯇꯕ ꯄꯥꯏꯔꯛꯇꯕ ꯑꯣꯞ ꯂꯩꯕ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯈꯤꯗ꯭ꯔꯕꯅꯦꯕꯀꯣ ꯉꯥꯏꯍꯥꯛ ꯃꯥ ꯗ꯭ꯌꯨꯇꯤ ꯂꯩꯕ ꯈꯣꯠꯄ ꯄꯥꯏꯔꯛꯇ꯭ꯔꯁꯨ ꯀꯣꯜ ꯕꯦꯛꯅꯦꯕ ꯇꯧꯅꯩꯁꯦ ꯑꯗꯩꯗꯤ ꯃꯃꯥꯅ ꯍꯥꯏꯔꯛꯑꯝꯃꯒ ꯃꯥꯅ ꯑꯃꯨꯛ ꯑꯣꯞ ꯂꯩꯈꯤꯕꯗꯨꯗꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯉꯣꯟꯗ ꯑꯆꯧꯕ ꯆꯤꯡꯅꯕ ꯑꯃ ꯑꯣꯏꯔꯦꯗꯅ ꯑꯍꯤꯡꯁꯤ ꯑꯗꯨꯝ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯐꯣꯟꯁꯦ ꯈꯤꯡꯉꯤ ꯑꯗꯨꯝ ꯑꯣꯞ ꯂꯩ ꯅꯨꯃꯤꯠꯇꯨꯃ ꯍꯥꯡꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯤꯅ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗ ꯅꯨꯡꯗꯥꯡ ꯊꯦꯡꯉꯀꯥꯟꯗꯅꯦ ꯑꯩꯉꯣꯟꯗ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯃꯈꯣꯟꯁꯦ ꯅꯤꯛꯑꯒ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯥꯁꯦ ꯇꯧꯔꯛꯑꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯅ ꯇꯧꯔꯛꯏꯁꯦ ꯐꯨꯑꯒꯅꯤ ꯇꯧꯔꯛꯏꯁꯦꯀꯣ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯦꯅꯦ ꯀꯧꯋꯦ ꯑꯉꯥꯡꯅꯦꯕ ꯑꯗꯨ ꯏꯆꯦ ꯀꯧꯖꯗꯦꯕ ꯑꯩꯈꯣꯏꯗ ꯅꯦꯅꯦ ꯀꯧꯖꯩꯅꯦꯕ ꯅꯦꯅꯦ ꯑꯅ ꯇꯧꯔꯒ ꯑꯩ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣꯅ ꯏꯕꯦꯝꯃ ꯍꯥꯏꯔꯣꯑꯣꯅ ꯍꯌꯦꯡ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯃꯤ ꯑꯃꯇ ꯐꯥꯕꯤꯌꯣ ꯍꯥꯏꯌꯦꯕ ꯑꯩꯅ ꯍꯥꯏꯔꯣꯅꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯀꯩ ꯃꯇꯥꯡꯒꯤꯅꯣꯅ ꯍꯥꯏ ꯑꯗꯨꯅ ꯑꯩꯒ ꯅꯨꯡꯁꯤꯅꯕꯅꯤ ꯔꯤꯂꯦꯁꯟꯁꯨ ꯊꯝꯈ꯭ꯔꯦ ꯆꯍꯤ 2022ꯗꯒꯤ ꯅꯨꯡꯁꯤꯅꯕꯅꯤ ꯑꯗꯨꯒ ꯃꯥꯗꯣ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦ ꯄꯥꯈꯪꯅꯦ ꯍꯥꯏꯔꯒ ꯑꯗꯣ ꯃꯥ ꯍꯌꯦꯡꯁꯦ ꯆꯪꯈꯤꯗꯣꯔꯦ ꯃꯥꯁꯦ ꯐꯥꯕꯤꯌꯨ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯐꯥꯁꯤ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯕ꯭ꯔꯥ ꯑꯅ ꯅꯪ ꯍꯥꯟꯅ ꯆꯠꯂꯣ ꯑꯩꯈꯣꯏꯁꯨ ꯁꯦꯝ ꯁꯥꯔꯒꯦ ꯅꯪꯅ ꯃꯥꯁꯦ ꯂꯥꯛꯑꯦꯗꯪ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯃꯤꯅꯤꯠ 5-10ꯗ ꯌꯧꯁꯜꯂꯛꯀꯦ ꯄꯥꯎ ꯁꯠ ꯐꯥꯎꯅꯁꯦ ꯍꯥꯏꯅꯔꯦ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯩ ꯑꯌꯨꯛꯁꯦ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯦꯅꯦ ꯑꯩ ꯆꯠꯄ ꯍꯧꯔꯦꯅ ꯌꯥꯝ ꯉꯜꯂꯤ ꯃꯇꯝꯗꯣ ꯅꯨꯄꯥꯁꯤꯅ ꯐ꯭ꯂꯥꯏꯠꯁꯦ ꯄꯨꯡ 9 ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯄꯨꯡ 6 ꯁ꯭ꯋꯥꯏꯗꯒꯤ ꯃꯥ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈ꯭ꯔꯦ ꯌꯥꯝ ꯉꯟꯅꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟꯗꯤ ꯑꯣꯞ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯔꯦꯕ ꯍꯥꯡꯗꯦꯅꯀꯣ ꯑꯩꯅ ꯃꯥꯁꯦ ꯐꯖꯅ ꯃꯊꯧꯅꯥ ꯍꯥꯞꯄꯦ ꯁꯨꯃꯥꯏꯅ ꯃꯤꯑꯣꯏꯕꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯊꯣꯏꯗꯣꯛꯅ ꯅꯨꯄꯤ ꯃꯆꯥ ꯌꯥꯝ ꯇꯞꯆꯕ ꯄꯪꯖꯕ ꯃꯤꯉꯝꯖꯗꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯆꯗꯕ ꯇꯥꯟꯅꯐꯝ ꯂꯩꯇꯕ ꯇꯥꯟꯅꯐꯝ ꯈꯪꯗꯕ ꯇꯥꯟꯅꯕ ꯌꯥꯗꯕ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯉꯣꯟꯗꯀꯣ ꯁꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯥꯊꯤꯅ ꯊꯧꯅꯥ ꯍꯥꯞꯄꯦꯕ ꯃꯣꯏꯒꯤ ꯃꯥꯁꯤꯅ ꯑꯩꯅ ꯅꯪ ꯀꯔꯤꯝ ꯈꯟꯒꯅꯣ ꯑꯩꯈꯣই ꯂꯩꯔꯤ ꯊꯦꯡꯅꯒꯗꯕꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯃꯣꯏꯅ ꯄꯦꯠ ꯄꯦꯠ ꯂꯥꯎꯔꯤꯕ ꯃꯆꯥꯒꯨꯝꯕ ꯃꯆꯟꯒꯨꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯣꯏꯗ ꯃꯣꯏꯅ ꯅꯨꯡꯉꯥꯏꯐꯝ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯆꯞ ꯆꯥꯅ ꯄꯔꯥ ꯇꯝꯕꯤꯒꯗꯕꯅꯤ ꯈꯪꯍꯟꯒꯗꯕꯅꯤ ꯅꯪ ꯅꯊꯧꯅꯥ ꯂꯩꯌꯨ ꯆꯠꯂꯨ ꯅ ꯍꯥꯏꯔꯒ ꯑꯩꯅ ꯃꯥꯁꯦ ꯁꯦꯟꯅꯕꯤ ꯃꯥꯁꯨ ꯃꯊꯧꯅꯥꯁꯦ ꯂꯩꯔꯦ ꯃꯥꯏ ꯕꯦꯀꯤꯡꯗ ꯃꯤ ꯑꯃ ꯂꯦꯞꯄꯤꯔꯝꯃꯤꯅꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯆꯠꯂꯦ ꯏꯌꯥꯔꯄꯣꯔꯠꯁꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯥꯛꯄ ꯎꯗꯦꯅꯦꯅꯦ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯨꯄꯥꯁꯦ ꯐꯠꯂꯥꯎ ꯆꯪꯈꯤꯗ꯭ꯔꯅ ꯉꯟꯇꯥꯗꯒꯤꯅꯦꯕ ꯃꯥꯅ ꯍꯥꯏ ꯏꯌꯥꯔꯄꯣꯔꯠꯁꯤꯗ ꯃꯤ ꯑꯃꯐꯥꯎ ꯂꯩꯔꯝꯗ꯭ꯔꯤ ꯍꯥꯏ ꯏꯌꯥꯔꯄꯣꯔꯠꯀꯤ ꯁ꯭ꯇꯥꯐ ꯅꯠꯇꯅꯀꯣ ꯄꯦꯁꯦꯟꯖꯔ ꯀꯩꯀꯥ ꯑꯃꯐꯥꯎ ꯂꯩꯔꯝꯗ꯭ꯔꯤ ꯍꯥꯏꯕ ꯑꯗꯩꯗꯤ ꯅꯦꯅꯦ ꯂꯥꯛꯇꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯃꯥ ꯂꯥꯛꯇꯦꯅ ꯃꯤꯅꯤꯠ 10-20 ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯩꯁꯨ ꯃꯦꯝꯕꯔ ꯃꯌꯥꯝꯁꯦ ꯊꯧꯔꯥꯡ ꯇꯧꯔ ꯂꯣꯏ ꯊꯝꯃꯤꯅꯤꯀꯣ ꯆꯠꯂꯥꯎ ꯄꯥꯏꯅꯕꯅ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯐꯣꯟꯁꯦ ꯃꯥ ꯑꯗꯨꯝ ꯈꯤꯡꯉꯦ ꯑꯣꯞ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯄꯨꯡ 8:30 ꯇꯥꯕ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯀꯣ ꯑꯩꯗꯣ ꯆꯠꯇꯣꯔꯦ ꯏꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗ ꯂꯩꯔꯦꯅ ꯍꯥꯏꯔꯛꯑꯦꯕ ꯀꯩꯝꯇ ꯉꯔꯥꯡꯗꯣ ꯏꯃꯥꯟꯅꯕ ꯑꯩ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯦ ꯉꯔꯥꯡꯒꯤ ꯃꯃꯥꯅ ꯐꯣꯟ ꯄꯥꯏꯕ ꯈꯣꯠꯄꯒꯤ ꯋꯥꯔꯤꯁꯦ ꯑꯝꯇ ꯍꯥꯏꯗꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯗꯥꯛꯇꯔꯗ ꯑꯍꯤꯡ ꯂꯦꯛꯑꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯗꯥꯛꯇꯔꯗꯩꯅꯤ ꯑꯗꯣ
ngarang adugi ai op adum thamme hairabako ado airport manungda leirena ado fare hoi adu fajan satlo ado ai nang uningi video calling amtang di tawrakke sineba nupijina habdi airport la natte bara do khangdoini dana mana matamje yadre pharak tarani tawra ano sineba adai nupijina kari nang na sinthibo oitaba ngang banga sai pung 6 tagini airport sida ina leije mi mbawla amdri kana mbawla amdri airport sida nang na sinthi oitaba ngangi tholo nang yam thong tholo manung dale di wangang na si nang chatna chale haijana kai gina natraga nang phone payo video calling tarakke sineba adai pharak tarani hairaga maji op adum thamgareba adai nupije aina lao nang akhoi da lao na kaure duga khudakta nupaji memda mi thareba adu moi halaman da smaina pause hayalure mai tawda noi yangang si na mi masala chabi ma pakhang sa koirame mari sumyam thamnagre mi le chabi sa ji ngawre kaptana pura phiba mamda leire sisi bana ba tho noi kamai tawdori mi ma bana kaino torok toije ana dai asuki mate khoi mi gai chalubada leira mi ba mama pa moi mung manung masi hoi masi ma mayum palaga moi da lei hayebako icham na khoi khungangi leijaba yam phabado duloi oiba kaimbo lot pa minamba amta ngang daba iting gai nupi thire masa ani ne aduni askaino ne mana damain tawramidi kaino ne haijibo gana moi jungak pado asmana damain tawne di koi thajade he adai mai nupi ju kaino koki psychiatrist na dana koi nga laitana hawdana pura layeng baga khoryeng baga dai anaba hawdana pura tension ne koina leinari je ado kaino mana mung tawrijibo ana moi mungju jungakpa adai mi masala chabizu kaino mana asmi ma pana kai har koi ju podai chongi mai nupi gi ma pa mai nupi khangro kari no khoi bona matha sin ngaw greba moi mungji ju mama aduna ju ngarang phone torokpani ne nupi ma ado ai de dum mai mama na bine adune habdu da koi di masaga sawre da na dum haigi bani ne ana hara du nupi do oire khole ana dai moi ju lake kotke na hare masanu palo san ba khot pa leite kote haiba sangre haijan ba amta tawde mo lai ma sanga da kharani wa le dum ha ko pujara ke khoi pujara ke mai to nupi sigi na magi mani duga mani gi masanu pa magi amu ada saluba dunataba mai mani masam pa han mana dum itai ko hai tare ne ko tui mathak mangonde han ba khak tanga lai madom mani duga moi kai khoi kanoje nupaje siji majna ne koi nupije mana no mesida maje phi mane kuppe mai makok se phi ango bang kuppa ga pet phi masam ya laga maji koi masaje mai masaje ai lei sabi na tre ko haibagi kainom da maje dum lei jagrabam ne ba duna phi ga pet kuppa la e ba bana khoi da lakpa se ai na bu hai ko be manango maura ne na ten ne ai na bo mau mala ba to ko ma mai ga phi ha pet ka kuppa ga yan ba su na ta ba pe ka mako ka kuppa da dai as mana no mesida phamna ba jida punna mai ma thai se sa ga mana masagi wari mam se loi lirak pane ba bani khangna gi ba unagi bo ten da thengna gi ba mam se loi lirai ni dana ko duga mana yam thamoi cha na hai ba wari mam se loi liraga ko manu pa ja su yeng de mapi je sung leb de adum sindhara ga ne mana wari se liba kapli tawga liba wari im leidai ne adu ni mana li ji mathamo ja oi bitan ni man sai je magi ne ngang thora iba wangang magi maong mataw magi thamoi ja ayona sokpa masi ubada ne akhoi organization gi khoi gi member mayam advisor mayam kapta bam ta yaw tina nungai ta nupa gi masi la iba masi ga yanium la I mandom cha la I mama mapa adai mandom sai nupa masi nupa moibo amata nungai te nupim cha gi kalja ta ba lanja da ba mathamo yam sokpodo ado nupi je le saim cha je dum khara khatpa langba khara kesal laga moi khara tinara pangchat chatpa nupa je bang tham ba dum ba julai tana ko ado je ki hari ba angang ga chiti mi di yam seng na leijaba izat ke kai jang ki na kairo le kai samas sida yam ki na lu na leijaba angang ngam khak na habje loin khang nge ba adu yam sathi na moi imung ga ju nungai te ada koina ada nupi jina hai ko nang na sija ina
matek kharadi ngamuk crime update ta koina thengnari ngai matam duda matek am khatang de aina ligrabane damana wahayum ka haireba nangna karigi nangi ado nungsigraba nangi thawai ahum nangi nasani nangi nupi leina ingonda karigi su sauba minamino moida su engonda su nangi nupina nanga iga leina riba mari dudi nangi nupiga nanga tanga leina gadaba mari ni adugo nangna karigi engonda adugumba mari do thambiriba nangi nupina khango kayam nungai jaroi aiju kayam tongamba tani ado aidi su khangjaba nate nangna ai nupi thire haibo haiju katang haibira amagadi aina nangonda khong thangjala oi haidana maji yam thamoi sai ko duga aije hojikse laisabira ai tunggi punsije ai kari ohaudoino nupi thiraba nangonda aina kamain leidoino nangi nupina kari khangani na ai makha tawa punsije kari ohaudoino aina nangonda kari lan gidana hek pokpadagi nang masaksu khangjaraktri aina kari lan gidana no nangna ingonda su yamna punsiji ko aroidaba awaba se ingonda pibiri se aiji manghan biri se na smaje kapi ko moi mase hoi mandom so ai lai gaido kape as moijo theme moina bema to na tawdana theme ngangi moigi nupaje mase na bo phui chenjalaga nang kari gi migi kai ja gidraba ngang lan ja gidraba cham jaba sida nangna kari gi tumba nang minama kari gi koi biru riba nang pa puroidrana kapi mase oi ga to phui mokpa je phui mase dana se tha adaidi mama ga to pura tinni ko pangjaba cham jaba kari tawbai nang bo koiruri no mi masa sibo na tawdana ne mama ga to dai mana under secretary ni na nga sai haigri ba mapa do koi mang da phammi ba mapa do ga mapa do di mi lawmi cham jaba khunggang ge ahan mana haigri do ga yengo ado mana magi roeze ni adu ni na ya da tawbane dai deputation satli america da dumba ka do am to oiramte army ama khakne majko adumba minamba do de ma ka chu thoidoktreba magi mapana si thabak tawi khola ba minamba ga do de ma ka chu haidre madu magi henjanba pangai haijaba tare adu nupiduna de adu ga di kaim serious oidreba mo thabak taw dana tawi haiba ga si ma kaim khandreba asauba thabak tawi ga haijanba do adu gi di ai kaim khande sura noma ga samina su yai nang thabak pi ammi chawna taramde noi ba thabak taramde lawmi ni officer ne haijelle na aina nangonda sawdaba leite sidi araibani haiba araibani adubu nangna aingonda yam sawba minamba pakhang saramba se sijini kwaidai luridi nanga igaje yum pan minaba yadori brana no pisin hange mana hai nangna hanba aiga nanga thengna gibodo numitse aije mapan thokcharamdradi nanga thengna jaramdradi ai ngasigi laibak si oiroi ko haibane ai kai dabai numitse pan thobano na nangna lamje akhoi da hangbira amdragadi akhoi na ju nangje ibung dongna khangi numituda aduna icham na gai tongi nanga akhoi ga longga na tabani na adu numitu tang aiga nanga je pokpadai thengna raktriba nanga aiga je numitu dang thengna jaramdragadi haiba accident ama thoktana gari ani thomjanna dana mi si je minute amani da natra adumba accident makhalam ne haiba man ai punsi da so accident ne nanga thengna ba jena mana accident je thokanda de koina ai jinga si thabak se sacharam dragadi gari je thodom dragadi ka khandra dumaina ma ju khalle adai mu mana phagi torga aidi yum pale haibado adanu padunu am nungaitana sakhibido adudo adum aina minam jaramagadi ko sumaina ai iraibac se tararoidamni ko haiba mana ju kaichu serious oina ju ahanbada khanjaruba su nateba tapna nungsina khibaneba ko nangna ingonde am care lobiba aibu yam nuksibiba mataw mayam duna ina nangonda hena nuksira khibani duga aigi thawai juni hakchang juni aigi punamakne na khallaba mikup sidana nangdi mapu panba oiramme haibaneba mana dai mana hai akoina hai nupaji ki ma ongge engena ko nangna mana lauge khallaga nupise koiri bra haibje koida khangninga eba sanabiramge hairi bra ada nupisi di ma de ta sengna nupi thira banina ai laibadi laijararoi
ꯑꯩ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯃꯤꯒꯤꯗ ꯌꯦꯠꯁꯟꯕ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯗꯤ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯑꯩ ꯃꯥꯒꯤ ꯀꯥꯏꯅꯕꯩ ꯃꯩꯆꯥꯛꯁꯦ ꯈꯪꯍꯧꯕꯅ ꯐꯩ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯒ ꯃꯤ ꯏꯃꯨꯡ ꯊꯨꯒꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯈꯛꯇꯪ ꯃꯩꯆꯥꯛ ꯈꯥꯡꯕꯅ ꯐꯩ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯩꯆꯥꯛ ꯈꯥꯡꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯌꯦꯕ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕꯁꯦ ꯃꯥꯅ ꯐꯖꯅ ꯎꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯗ ꯍꯦꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯄꯗꯒꯤ ꯍꯧꯅꯀꯣ ꯃꯥ ꯑꯗꯨꯝ ꯂꯩꯔꯔꯣꯏ ꯂꯩꯕꯗꯤꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯊꯣꯛꯁꯦꯅꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏ ꯃꯤꯒꯤ ꯃꯆꯥꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯍꯧꯖꯤꯛ ꯅꯪꯅ ꯅꯣꯏ ꯍꯣꯇꯦꯜꯗ ꯎꯅꯗꯅ ꯂꯧꯅꯔꯅꯤ ꯂꯩꯅꯔꯅꯤꯅ ꯃꯥꯅꯁꯨ ꯅꯪꯁꯦ ꯃꯄꯨꯔꯣꯏꯕꯅꯦꯅ ꯈꯟꯖꯔꯦ ꯑꯗꯨꯃꯥꯏꯅ ꯅꯣꯏ ꯂꯣꯏꯅꯕ ꯌꯥꯕ ꯂꯣꯏꯅꯈ꯭ꯔꯕꯅꯤꯅ ꯅꯪ ꯅꯨꯄꯤꯁꯦ ꯄꯨꯔꯒ ꯆꯠꯂꯣ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇ꯭ꯔꯕ ꯅꯨꯄꯤ ꯅꯪꯅ ꯃꯥꯡꯍꯜꯂꯝꯃꯕꯁꯦ ꯅꯪꯅ ꯃꯥꯡꯍꯜꯂꯝꯕ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯝ ꯂꯧ ꯀꯅꯥꯅ ꯂꯧꯕꯤꯗꯣꯔꯤ ꯁꯤ ꯃꯤꯅꯝꯃꯒ ꯃꯤꯉꯣꯟ ꯄꯥꯈꯪ ꯂꯥꯟꯖꯗꯕ ꯑꯝꯗ ꯃꯌꯨꯝ ꯄꯥꯜꯂꯨꯒꯗ꯭ꯔꯥ ꯑꯗꯨ ꯈꯪꯅꯔꯛꯑꯒꯅ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯅꯪꯅ ꯑꯗꯨꯝ ꯂꯧ ꯉꯁꯤ ꯄꯨꯔ ꯆꯠꯈꯣ ꯍꯌꯦꯡ ꯍꯥꯏꯗꯣꯛꯄ ꯈꯣꯠꯄ ꯆꯠꯂꯨ ꯑꯗꯨꯒ ꯑꯗꯨꯝ ꯁꯥꯒꯩꯅ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯅꯤ ꯈꯣꯠꯅꯤ ꯄꯤꯁꯤ ꯄꯤꯔꯣꯏꯁꯤ ꯑꯗꯨꯗꯤ ꯃꯣꯏ ꯁꯥꯒꯩꯅ ꯃꯔꯥꯏꯅ ꯑꯗꯨꯝ ꯕꯤꯆꯥꯔ ꯇꯧꯖꯖꯅꯤ ꯂꯦꯞꯆꯖꯅꯤ ꯑꯍꯜ ꯂꯃꯟꯅ ꯑꯗꯣ ꯂꯩꯁꯥꯔꯒ ꯏꯖꯠ ꯃꯥꯡꯉꯒ ꯁꯨꯃꯥꯏꯅ ꯃꯤꯅꯝꯃ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯅ ꯐꯩ ꯅꯥꯈꯩ ꯁꯦꯡꯅ ꯑꯅ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯄꯨꯔ ꯆꯠꯈꯣ ꯉꯁꯤꯅ ꯑꯗ ꯃꯥꯅ ꯀꯩ ꯈꯨꯝꯃꯛꯀꯦꯗꯀꯣ ꯍꯧꯖꯤꯛꯇꯤ ꯐꯔꯛ ꯇꯥꯅꯤ ꯑꯩ ꯉꯝꯈꯩꯔꯣꯏ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝꯁꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯗꯁꯨ ꯄꯦꯟꯗꯦ ꯅꯨꯄꯤꯗꯁꯨ ꯄꯦꯟꯗꯦꯕ ꯃꯥꯅ ꯂꯧꯒꯦꯅ ꯂꯥꯛ ꯑꯃ ꯍꯥꯏꯔꯁꯨ ꯅꯨꯄꯤꯁꯤꯅ ꯂꯩꯗꯧ ꯅꯠꯇꯦꯕ ꯅꯨꯄꯥꯁꯤ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯗꯦ ꯑꯗꯩ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯃꯥꯏ ꯉꯥꯡꯐꯝꯁꯨ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯌꯥꯝ ꯆꯥꯎꯅ ꯃꯤꯅꯝꯕꯅꯤꯅꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯛꯄꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯀோ ꯑꯗꯩꯗꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏꯅ ꯉꯥꯡꯉꯦ ꯀꯔꯤꯒꯤ ꯅꯪ ꯑꯗꯨꯗꯤ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯁꯦ ꯂꯧꯕꯁꯨ ꯂꯧꯔꯣꯏꯗꯕꯗ ꯅꯪ ꯀꯔꯤꯒꯤ ꯀꯣꯏꯔꯨꯔꯤꯕ ꯄꯥꯈꯪ ꯁꯥꯔꯒ ꯍꯣꯇꯦꯜꯗ ꯅꯣꯏ ꯎꯅꯗꯅ ꯈꯣꯠꯇꯅ ꯅꯪ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯨꯔꯤꯕ ꯃꯤ ꯃꯆꯥꯁꯦ ꯀꯔꯤ ꯑꯣꯏꯅꯤ ꯃꯤ ꯃꯆꯥꯁꯤꯅ ꯉꯁꯥꯏꯗꯒꯤ ꯀꯞꯄꯤꯁꯦ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯔꯤꯒꯤ ꯅꯪ ꯃꯤꯒꯤ ꯃꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯦꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯦ ꯃꯥꯁꯦꯀꯣ ꯑꯗꯩꯗꯤ ꯀꯣꯟꯅꯗꯪꯗꯗꯤ ꯅꯨꯄꯤꯁꯤꯅ ꯀꯞꯄ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯎꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯈꯣꯏ ꯄꯨꯖꯈ꯭ꯔꯒꯦ ꯏꯃꯧ ꯑꯃꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯅꯔꯒꯦ ꯄꯨꯖꯈ꯭ꯔꯒꯦ ꯑꯗꯨꯒ ꯍꯥꯏꯗꯣꯛꯄ ꯆꯠꯂ ꯈꯣꯠꯂ ꯑꯗꯨꯝ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯖꯔꯒꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅ ꯃꯥꯡꯍꯟꯕꯁꯦꯅ ꯃꯣꯏꯒꯤ ꯃꯆꯦ ꯍꯣꯏ ꯃꯃꯥ ꯃꯄꯥ ꯂꯥꯛꯏꯕ ꯃꯆꯦꯒꯤ ꯅꯨꯄꯥ ꯃꯗꯣꯝꯆꯥꯒꯤ ꯅꯨꯄꯥ ꯃꯌꯥꯝꯗꯨꯅ ꯂꯣꯏ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏ ꯄꯨꯖꯈ꯭ꯔꯒꯦꯅ ꯑꯗ ꯅꯨꯄꯤꯁꯤꯅ ꯌꯥꯗꯦꯕ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯑꯩ ꯂꯩꯔꯣꯏ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯈꯨꯟꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯅ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗ ꯆꯦꯜꯂꯦꯌꯦ ꯆꯦꯜꯂꯦꯌꯦꯅ ꯅꯨꯄꯤ ꯂꯩꯕꯗꯤ ꯊꯝꯕꯨ ꯊꯝꯈꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯗꯤ ꯊꯝꯕꯨ ꯊꯝꯈꯣ ꯅꯨꯄꯤ ꯊꯤꯔꯝꯃꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯕꯐꯥꯎ ꯌꯥꯔꯣꯏ ꯂꯩꯁꯥꯕꯤ ꯃꯥꯅ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯦ ꯅꯨꯄꯤ ꯁꯤꯈ꯭ꯔꯦ ꯑꯗꯣ ꯃꯆꯥꯗꯤ ꯂꯩ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯍꯥꯏꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯧ ꯂꯩꯁꯥꯕꯤ ꯃꯥꯅꯅ ꯍꯥꯏꯔꯛꯀꯅꯤ ꯃꯥꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤক ꯂꯩꯔꯤꯕꯅꯤ ꯑꯩ ꯍꯥꯠꯈꯤꯅꯤ ꯑꯩ ꯏꯄꯥꯅ ꯑꯩ ꯍꯥꯠꯈꯤꯅꯤ ꯑꯩ ꯂꯩꯔꯣꯏ ꯃꯉꯣꯟꯗ ꯍꯥꯏꯌꯦꯕ ꯑꯩ ꯄꯨꯟꯁꯤꯁꯦ ꯃꯥꯡꯖꯁꯅꯣꯅ ꯑꯗꯩ ꯃꯣꯏꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯤ ꯑꯁꯣꯝꯒꯤ ꯃꯧ ꯑꯩꯈꯣꯏ ꯃꯧꯁꯨ ꯍꯥꯏꯅꯔꯒꯦ ꯑꯗꯨ ꯇꯧꯔꯒꯦꯅ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯅ ꯅꯨꯡꯉꯥꯏꯇꯗꯅꯅꯦꯕ ꯅꯨꯄꯤꯁꯤꯗ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯉꯒꯀꯣ ꯂꯥꯎ ꯆꯠꯁꯤ ꯑꯩ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯟꯒꯦꯅ ꯑꯩꯅ ꯍꯥꯏꯕ ꯑꯗ ꯃꯥꯅ ꯍꯥꯏꯕ ꯐꯠꯂꯥꯎ ꯀꯟꯊꯣꯛꯑꯦꯕ ꯃꯈꯨꯠꯁꯦ ꯍꯧꯖꯤꯛ ꯃꯃꯥꯁꯤꯀꯣ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯗ ꯍꯥꯟꯅ ꯍꯥꯏꯌꯨ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯃꯅꯦꯝ ꯅꯪꯅ ꯑꯩꯁꯦ ꯃꯃꯥꯡ ꯊꯥꯡꯉ ꯄꯨꯁꯜꯂꯛꯄꯗ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯍꯔꯥꯎꯒꯗ꯭ꯔꯥ ꯑꯩ ꯍꯥꯟꯅ ꯂꯩꯔꯦꯅ ꯈꯜꯂꯁꯤ ꯅꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯩꯁꯦ ꯑꯗꯨꯒ ꯅꯣꯏꯅ ꯅꯨꯄꯤ ꯑꯃ ꯅꯃꯥꯡ ꯊꯥꯅ ꯄꯨꯁꯜꯂꯛꯄꯗ ꯑꯩꯅ ꯍꯔꯥꯎꯒꯗ꯭ꯔꯥ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯨꯗꯤ ꯑꯩꯅꯁꯨ ꯃꯤꯉꯣꯟꯗ ꯇꯧꯔꯣꯏ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯩ ꯃꯥꯁꯦ ꯀꯞꯃꯟꯗꯅꯅꯦ ꯑꯩꯈꯣꯏꯅꯅꯦ ꯀꯩꯅꯣꯝ ꯇꯧ ꯇꯥꯔꯦ ꯑꯉꯥꯡꯁꯦ ꯅꯣꯏ ꯃꯈꯥꯗ ꯄꯨꯊꯕꯤꯈ꯭ꯔꯣ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯂꯥꯛꯏꯕ ꯃꯅꯦꯗꯨꯒ ꯑꯩꯈꯣꯏ ꯇꯥꯟꯅꯔꯦ ꯃꯣꯏꯗꯤ ꯑꯥꯗ ꯃꯃꯥ ꯃꯄꯥ ꯍꯦꯛ ꯈꯪꯍꯜꯂꯨꯕꯗꯗꯤ ꯄꯨꯔꯥ ꯂꯥꯟꯖꯥꯎꯅꯤ ꯊꯣꯛꯇꯣꯏꯁꯦ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯁꯨ ꯍꯤꯡꯅ ꯊꯝꯃꯣꯏ ꯅꯪꯁꯨ ꯊꯝꯃꯣꯏ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯈꯪꯍꯜꯂꯔꯣꯏ ꯂꯣꯠꯄꯒꯤ ꯂꯣꯠꯄ ꯑꯩ ꯑꯗꯨꯝ ꯂꯣꯠꯂꯒꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯗꯣꯝꯆꯥꯁꯤꯒ ꯃꯅꯦꯁꯤꯒ ꯑꯩꯈꯣꯏꯈꯩꯁꯦ ꯇꯥꯟꯅꯔꯦ ꯑꯗꯣ ꯃꯥꯒꯤ ꯅꯥꯔꯛꯄ ꯌꯥꯏ ꯌꯦꯛꯂꯛꯄ ꯌꯥꯏ ꯃꯥꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯍꯤꯡꯖꯅꯕ ꯃꯌꯨꯝ ꯄꯥꯟꯗꯕ ꯌꯥꯏ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯊꯕꯛꯁꯨ ꯇꯧꯏ ꯅꯪ ꯇꯣꯂꯣꯞꯁꯨ ꯆꯥꯎꯔꯦ ꯑꯗꯨꯝ ꯃꯤꯗꯤ ꯇꯣꯂꯣꯞꯁꯦ ꯆꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅ ꯅꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯣ ꯑꯅ ꯍꯥꯏꯔꯒ ꯌꯥꯅꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯄꯩꯁꯥꯁꯦ ꯑꯁꯨꯛ ꯄꯤꯕꯅ ꯍꯥꯏꯅꯔꯦꯕꯀꯣ ꯅꯨꯄꯤ ꯃꯁꯥꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯃꯈꯥꯗ ꯒꯥꯔꯤꯗ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯈꯩꯅ ꯁꯤꯟꯕꯅꯦꯕ
ꯑꯗꯨꯅ ꯐꯔꯅꯦꯅ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗꯕꯨꯗꯤ ꯃꯣꯏꯒꯤ ꯃꯥꯏꯀꯩꯅꯗꯤ ꯄꯨꯒꯦꯒꯦ ꯑꯩꯈꯣꯏ ꯂꯧꯖꯔꯒꯦ ꯌꯥꯝ ꯍꯥꯏ ꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈꯤ ꯑꯗꯨ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯌꯥꯗꯦ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯤ ꯉꯝꯕ ꯅꯠꯇꯦ ꯑꯗꯩ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗꯕꯨ ꯅꯨꯄꯤ ꯄꯤꯁꯟꯕ ꯌꯥꯕ꯭ꯔꯥ ꯑꯅ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯀꯔꯝꯕ ꯂꯨꯞꯅꯣ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯦ ꯉꯁꯤ ꯑꯩꯈꯣই ꯃꯤꯠꯅ ꯎꯗꯕꯒꯤ ꯑꯩꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯒꯤ ꯋꯥꯅꯤ ꯃꯥꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖ ꯇꯔꯪ ꯐꯝꯃꯔꯒꯗꯤ ꯃꯥꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯩ ꯈꯨꯝꯗꯣꯔꯤ ꯑꯅ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯂꯣꯏꯈ꯭ꯔꯖꯅꯨ ꯂꯧꯅꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯃꯅ ꯅꯨꯄꯤ ꯊꯤꯔꯦ ꯑꯃꯅ ꯂꯩꯁꯥꯕꯤꯅꯦ ꯑꯗꯨꯅ ꯂꯧꯅꯕ ꯌꯥꯔꯣꯏꯗꯕꯅꯤ나 ꯂꯣꯏꯈ꯭ꯔꯖꯅꯨ ꯃꯕꯥꯅꯤꯒꯤ ꯃꯔꯤꯁꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯆꯠꯅꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯀꯞꯄꯒ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯌꯥꯝ ꯊꯥꯔꯛꯏ ꯐꯣꯟ ꯌꯥꯝ ꯇꯧꯔꯛꯏ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯨ ꯊꯨꯅ ꯆꯪꯗꯣꯏꯃꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯈꯛ ꯊꯥꯅꯩꯕ ꯃꯇꯝꯁꯦ ꯂꯣꯏꯁꯟꯕ ꯃꯇꯝꯁꯦꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏ ꯅꯦꯅꯦ ꯑꯩ ꯄꯩꯁꯥ ꯂꯧꯖꯔꯣꯏ ꯑꯩꯒꯤ ꯏꯖꯠ ꯄꯩꯁꯥꯅ ꯌꯣꯜꯂꯣꯏ ꯑꯗꯨꯒ ꯑꯩꯅ ꯃꯥꯅ ꯐꯠꯇ꯭ꯔꯒꯁꯨ ꯑꯩꯅꯗꯤ ꯃꯥꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕꯅꯤ ꯑꯔꯥꯟꯕ ꯑꯃꯛꯄ ꯌꯥꯎꯗꯕ ꯅꯨꯡꯁꯤꯕꯅꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯋꯥꯕ ꯑꯃꯐꯥꯎ ꯇꯥꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩ ꯂꯧꯖꯔꯣꯏ ꯄꯩꯁꯥ ꯃꯥ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯏꯁꯨ ꯂꯣꯏꯁꯟꯅꯕ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯅꯪꯅ ꯄꯤꯊꯣꯛꯈ꯭ꯔꯣ ꯅꯪꯅ ꯂꯧꯔꯣꯏ ꯍꯥꯏꯕꯅꯤꯅ ꯑꯗꯣ ꯃꯥꯅ ꯍꯥꯏ ꯍꯣꯏ ꯃꯥꯅ ꯄꯩꯁꯥ ꯊꯤꯅꯕꯒꯤ ꯈꯣꯠꯄꯒꯤ ꯋꯥꯕꯗꯣ ꯄꯩꯁꯥ ꯇꯥꯁꯟꯕꯒꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡꯗꯨ ꯈꯇꯪꯗꯤ ꯃꯥ ꯐꯪꯖꯅꯨ ꯑꯗꯨꯐꯧ ꯄꯩꯁꯥ ꯑꯃ ꯍꯥꯏꯕꯁꯦ ꯄꯨꯟꯅ ꯇꯥꯁꯜꯂꯛꯄꯗ ꯍꯦꯛꯇ ꯋꯥꯅꯗ꯭ꯔꯅꯦꯀꯣ ꯑꯗꯨ ꯇꯥꯁꯜꯂꯛꯄꯒꯤ ꯑꯋꯥꯕꯗꯨꯗꯤ ꯃꯥ ꯑꯗꯨ ꯈꯇꯪꯒꯤ ꯆꯩꯊꯦꯡꯗꯨꯗꯤ ꯑꯩ ꯃꯉꯣꯟꯗ ꯄꯤꯒꯦ ꯃꯇꯨꯡ ꯇꯧꯗꯅꯕ ꯃꯥ ꯍꯥꯏꯌꯦꯕ ꯂꯧꯕꯗꯤ ꯑꯩ ꯂꯧꯔꯣꯏꯅ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯐꯣꯟ ꯌꯥꯝ ꯇꯧꯔꯛꯏ ꯍꯥꯏ ꯃꯉꯣꯟꯗ ꯃꯥꯅ ꯄꯥꯏꯗꯦ ꯍꯥꯏ ꯑꯗꯩ ꯃꯃꯥꯟꯅꯕꯤꯈꯩꯗ ꯇꯧꯔꯛꯏ ꯍꯥꯏ ꯑꯗꯩ ꯃꯣꯏ ꯀꯩꯅꯣꯗꯨꯗ ꯃꯅꯦꯗ ꯇꯧꯔꯛꯏ ꯍꯥꯏ ꯃꯃꯥꯕꯣꯛꯇ ꯇꯧꯔꯛꯏ ꯍꯥꯏ ꯌꯥꯝ ꯇꯧꯔꯛꯏ ꯍꯥꯏ ꯃꯥꯅ ꯄꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯀꯦꯁꯇꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯃꯨꯛꯈꯛꯇꯪꯗꯤ ꯄꯥꯏ ꯍꯥꯏ ꯑꯗꯩꯗ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯅꯪ ꯑꯩꯒꯤ ꯃꯇꯝ ꯑꯝꯇꯪꯗꯤ ꯄꯤꯌꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯃꯇꯝ ꯑꯝꯇꯪꯗꯤ ꯄꯤꯌꯨ ꯅꯪ ꯆꯠꯈ꯭ꯔꯁꯦ ꯑꯩꯒ ꯑꯥꯗ ꯍꯥꯏꯕꯗ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯈꯤ ꯍꯥꯏꯌꯦꯕ ꯅꯨꯄꯤ ꯂꯩꯔꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯅꯝꯁꯨ ꯃꯤꯅꯝꯕꯤꯔꯝꯃꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯆꯠꯁꯦ ꯍꯥꯏꯁꯦ ꯅꯪ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯈꯖꯥꯏ ꯈꯨꯕꯥꯡ ꯊꯥꯔꯣꯏꯗ꯭ꯔꯥ ꯃꯤꯅ ꯑꯩꯉꯣꯟꯗ ꯇꯤꯟ ꯁꯤꯠꯀꯗꯕ ꯑꯇꯣꯝꯕꯤ ꯇꯧ ꯉꯝꯕꯤ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕꯗ ꯂꯩꯁꯟꯕꯤ ꯂꯩꯁꯥꯕꯤꯅ ꯅꯨꯄꯥ ꯐꯪꯗꯕ ꯃꯤ ꯅꯨꯄꯥ ꯃꯨꯟꯕ ꯃꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕꯅ ꯑꯩꯉꯣꯟꯗ ꯊꯥꯒꯗꯕ ꯈꯣꯟ ꯃꯌꯥꯝꯗꯣ ꯀꯩꯁꯨ ꯏꯔꯥ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯃꯤꯅꯗꯤ ꯑꯩꯒꯤ ꯊꯛꯇ ꯄꯨꯟꯁꯤꯗ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯍꯟꯅꯕ ꯃꯐꯝ ꯑꯩꯅ ꯊꯝꯃꯣꯏ ꯑꯃꯨꯛꯅ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯀꯅꯨ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯋꯥ ꯂꯣꯏꯁꯟꯅꯔꯕ ꯅꯠꯇ꯭ꯔꯥ ꯏꯕꯥꯅꯤ ꯁꯥꯏꯟ ꯇꯧꯅꯗꯧꯗ ꯉꯥꯏꯔꯕ ꯅꯠꯇ꯭ꯔꯥꯅ ꯃꯥꯅ ꯊꯤꯅ ꯉꯥꯡꯈꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯌꯨꯛ ꯉꯟꯇꯥꯁꯨ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯦꯅꯦ ꯑꯩ ꯉꯁꯤꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯐꯤꯖꯣꯜ ꯑꯃꯈꯛ ꯁꯦꯠꯆꯔꯛꯀꯦ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯁꯦꯠꯂꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯂꯥꯛꯇꯣꯏꯅꯤꯀꯣ ꯃꯥꯒꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅ ꯅꯨꯄꯥꯁꯤ ꯎꯒꯗꯕ ꯃꯥꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯦꯕ ꯑꯗꯣ ꯑꯗꯨꯅ ꯃꯥꯅ ꯁꯦꯠꯂꯛꯄ ꯐꯤꯖꯣꯜꯁꯦ ꯀꯔꯤ ꯁꯦꯠꯂꯛꯑꯦ ꯍꯥꯏꯕꯗ ꯁꯤ ꯃꯇꯦꯛꯁꯦ ꯑꯩꯅ ꯉꯥꯍꯥꯃꯨꯛ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯊꯃꯣꯏꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯅ ꯐꯣꯟꯒ ꯇꯧꯖꯔꯛꯑꯒ ꯃꯥꯅ ꯗ꯭ꯔꯦꯁ ꯑꯝꯇꯪ ꯑꯩꯅ ꯁꯦꯠꯅꯤꯡꯕ ꯑꯃ ꯁꯦꯠꯂꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯍꯪꯈ꯭ꯔꯒ ꯁꯦꯠꯂꯛꯏꯕ ꯐꯤꯖꯣꯜꯗꯣ ꯎꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯕ ꯄꯨꯡꯉꯧ ꯐꯅꯦꯛ ꯃꯌꯥꯡꯂꯪꯁꯦ ꯑꯩꯈꯣꯏ ꯃꯤ ꯁꯤꯕꯗ ꯁꯦꯠꯄꯁꯦ ꯁꯦꯠꯂꯛꯑꯦ ꯐꯨꯔꯤꯠ ꯑꯉꯧꯕ ꯑꯃ ꯂꯤꯠꯂꯦ ꯐꯤ ꯑꯉꯧꯕ ꯑꯃ ꯌꯥꯜꯂ ꯂꯥꯛꯑꯦꯕ ꯃꯥꯁꯦ ꯃꯃꯥꯏ ꯃꯤꯠ ꯀꯔꯤꯝ ꯀꯦꯗꯦ ꯃꯥ ꯄꯨꯔꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤꯅꯦ ꯁꯛꯐꯝꯅꯦ ꯃꯥꯅ ꯂꯥꯛꯏꯁꯦ ꯑꯩꯅ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯐꯤꯖꯣꯜꯗꯨꯗꯤ ꯑꯁꯤ ꯑꯣꯏꯔꯦꯀꯣꯅ ꯃꯥꯅ ꯁꯦꯠꯂꯛꯏꯕ ꯐꯤꯖꯣꯜꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯗ ꯃꯥꯁꯤꯅ ꯍꯥꯏꯌꯦꯕ ꯀꯞꯄꯦ ꯃꯥꯁꯦ ꯌꯥꯝꯅ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯄꯨꯈꯠꯅꯔꯣ ꯍꯥꯏꯕꯁꯤꯗ ꯄꯩꯁꯥꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯄꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯆꯥꯝꯃꯉꯥ ꯆꯞꯄꯤ ꯉꯥꯛꯇꯒꯤ ꯕꯟꯗꯟꯅꯤꯀꯣ ꯑꯗꯩꯗ ꯄꯨꯂꯞ ꯄꯥꯏ ꯑꯗꯨꯒ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯃꯃꯥꯏꯁꯤꯗꯅꯦ ꯄꯨꯂꯞ ꯂꯪꯁꯜꯂꯦ ꯄꯩꯁꯥꯁꯤꯅ ꯅꯪꯒꯤ ꯁꯤꯒꯤ ꯄꯩꯁꯥꯁꯤꯒꯤꯔ ꯑꯩꯒ ꯅꯪꯒ ꯅꯨꯡꯁꯤꯅꯔꯛꯈ꯭ꯔꯤꯗꯣ ꯑꯩꯗꯤ ꯅꯪꯒ ꯑꯩꯒ ꯂꯧꯅꯅꯕ ꯅꯨꯡꯁꯤꯅꯈꯤꯕꯅꯤ ꯅꯪꯒꯤ ꯄꯩꯁꯥꯁꯤꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯄꯩꯁꯥꯁꯤ ꯂꯧꯕꯤꯒꯗꯕ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯥ ꯄꯩꯁꯥꯅ ꯏꯖꯠ ꯌꯣꯟꯒꯗꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯑꯩꯁꯦꯅ ꯃꯥꯅ ꯂꯪꯁꯜꯂꯦ ꯑꯗꯩꯗꯤ ꯉꯁꯤ ꯑꯩꯅ ꯁꯦꯠꯂꯛꯏꯕ ꯐꯤꯖꯣꯜꯁꯦ ꯅꯪ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯅꯤ ꯅꯪꯁꯦ ꯑꯩꯉꯣꯟꯗꯒꯤ ꯁꯤꯈ꯭ꯔꯕꯅꯤ ꯑꯩ ꯃꯩꯆꯥꯛꯁꯦ ꯄꯨꯟꯁꯤꯁꯤꯃꯒꯤ ꯈꯥꯡꯍꯧꯔꯒꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯕ ꯅꯪ ꯀꯥꯎꯕ ꯗꯤ ꯁꯨꯡꯉꯝ ꯉꯝꯒꯗꯧ ꯅꯠꯇꯦ ꯍꯦꯟꯅ ꯅꯪ ꯎꯔꯛꯇ꯭ꯔꯀꯥꯟ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯔꯛꯇ꯭ꯔꯀꯥꯟꯗ ꯆꯥꯛꯂꯛꯈꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯁꯤ ꯍꯌꯦꯡ ꯍꯦꯛꯇ ꯀꯥꯎ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯁꯤꯒꯤ ꯆꯩꯅꯥꯁꯦ ꯈꯪꯖꯍꯧꯒꯦ ꯃꯤꯒꯤ ꯏꯃꯨꯡ ꯑꯃ ꯊꯨꯒꯥꯏꯕꯒꯤ ꯄꯥꯞ ꯑꯗꯩ ꯃꯤꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯊꯃꯣꯏ ꯆꯥꯛꯄꯩ ꯄꯥꯞꯇꯣ ꯄꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ
ꯁꯤꯒꯤ ꯆꯩꯅꯥ ꯅꯪ ꯀꯥꯏꯅꯕꯩ ꯆꯩꯅꯥꯁꯦ ꯁꯤ ꯈꯥꯡꯖꯍꯧꯒꯦ ꯁꯤꯒꯤ ꯆꯩꯅꯥꯁꯤꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯤꯠꯇꯒꯤ ꯏꯄꯤ ꯀꯪꯗꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯇꯣꯝꯕꯤꯅ ꯊꯤ ꯉꯥꯡꯉꯒ ꯑꯩꯉꯣꯟꯗ ꯊꯝꯕꯗꯣ ꯑꯗꯨꯒꯤ ꯆꯩꯅꯥꯗꯨꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯃꯣꯏ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯩ ꯄꯤꯟ ꯃꯆꯥꯗꯣ ꯃꯥꯅ ꯄꯨꯊꯣꯔꯛꯑꯦ ꯁꯤꯒꯤ ꯄꯤꯟꯁꯦ ꯅꯪ ꯌꯦꯡꯉꯣ ꯁꯤꯒꯤ ꯄꯤꯟꯁꯤꯐꯥꯎ ꯑꯩꯅ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯊꯝꯃꯦꯅ ꯑꯗꯩ ꯃꯥꯅ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕ ꯑꯆꯥꯄꯣꯠ ꯄꯨꯊꯣꯔꯛꯏ ꯑꯆꯥꯄꯣꯠ ꯃꯀꯨꯁꯤꯐꯥꯎ ꯑꯩꯅ ꯊꯝꯕꯅꯦꯅ ꯄꯨꯊꯣꯔꯛꯑꯦ ꯑꯗꯩ ꯃꯥꯅ ꯑꯦꯅꯤꯚꯔꯁꯔꯤ ꯅꯨꯃꯤꯠꯇ ꯄꯤꯈꯤꯕ ꯐꯣꯟꯁꯦ ꯃꯥꯅ ꯄꯣꯞ ꯂꯥꯎꯊꯣꯛꯑꯝꯕ ꯊꯨꯒꯥꯏꯑꯦꯕ ꯑꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯅꯝꯕꯔꯁꯨ ꯑꯩꯅ ꯈꯪꯉꯔꯣꯏ ꯑꯩ ꯐꯣꯟꯁꯨ ꯄꯥꯏꯔꯔꯣই ꯑꯩ ꯐꯣꯟ ꯄꯥꯏꯔꯗꯤ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯅꯤꯡꯉꯛꯄꯁꯨ ꯌꯥꯏ ꯅꯪꯒꯤ ꯅꯁꯛ ꯎꯅꯤꯡꯉꯛꯄꯁꯨ ꯌꯥꯏ ꯅꯪꯅ ꯑꯩ ꯈꯨꯠ ꯁꯝꯃꯒ ꯑꯥꯗ ꯆꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯌꯦꯡꯉꯦ ꯑꯗꯩ ꯏꯕꯥꯅꯤ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯨꯅ ꯑꯩ ꯐꯣꯟ ꯄꯥꯏꯔꯔꯣꯏꯅ ꯃꯥꯅ ꯇꯣꯞ ꯂꯥꯎ ꯊꯨꯒꯥꯏ ꯁꯤꯝꯒꯗꯣ ꯂꯣꯏ ꯊꯨꯗꯦꯛꯑꯦ ꯃꯥꯅ ꯑꯃꯨꯛꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯕꯥꯅꯤ ꯂꯣꯏꯅꯔꯕꯅꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯔꯣꯏꯗꯕꯅꯦꯅ ꯑꯗꯩ ꯃꯥꯅ ꯅꯨꯄꯥꯁꯤꯅꯅꯦ ꯈꯨꯔꯝꯃꯤ ꯅꯨꯄꯤꯁꯤꯗ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯄꯥꯞꯁꯦ ꯑꯩ ꯃꯤ ꯑꯃꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯥꯡꯍꯟꯕꯩ ꯄꯥꯞꯁꯦ ꯑꯩ ꯄꯨꯕ ꯉꯝꯃꯣꯏ ꯑꯩ ꯅꯪ ꯂꯧꯒꯦ ꯑꯩ ꯅꯨꯄꯤꯗꯁꯨ ꯑꯩ ꯌꯥꯅꯕ ꯍꯥꯏꯅꯔꯒꯦ ꯆꯠꯁꯤꯅ ꯍꯥꯏ ꯑꯗꯩ ꯅꯨꯄꯥꯗꯨꯒꯤ ꯂꯥꯛꯏꯕ ꯃꯤꯈꯩꯗꯨꯅꯁꯨ ꯂꯣꯏ ꯍꯥꯏ ꯏꯕꯦꯝꯃ ꯅꯪ ꯑꯩꯈꯣꯏ ꯏꯔꯥꯏꯕꯛꯇ ꯇꯝꯃꯝꯃꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯀꯥꯏꯖꯕ ꯂꯥꯟꯖꯕ ꯑꯉꯥꯡ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯅ ꯃꯥꯡꯍꯜꯂꯒ ꯁꯨꯃꯥꯏꯅ ꯊꯝꯃꯝꯕꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯍꯌꯦꯡ ꯍꯥꯏꯗꯣꯛꯄ ꯆꯠꯁꯤ ꯅꯪ ꯑꯩꯈꯣꯏꯔꯣꯝꯗ ꯆꯥꯎꯅ ꯂꯨꯍꯣꯡꯁꯤ ꯅꯣꯏꯔꯣꯝꯗ ꯏꯟꯊꯣꯔꯛꯑꯁꯨ ꯑꯗ ꯃꯣꯏ ꯌꯥꯝꯅ ꯍꯥꯏꯀꯣ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯀꯞꯅꯩ ꯅꯨꯃꯤꯠꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯄꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯀꯞꯄꯁꯦ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯒꯤ ꯁꯨꯛ ꯌꯥꯝꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯀꯥꯏꯅꯕꯒꯤ ꯅꯨꯄꯥꯗꯨꯅ ꯂꯩꯊꯣꯛꯈꯤꯕ ꯁꯨꯃꯥꯏꯅ ꯔꯤꯂꯦꯁꯟ ꯊꯝꯃꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯆꯦꯟꯈꯤꯕ ꯑꯗꯩ ꯂꯨꯍꯣꯡꯉꯒ ꯂꯩꯔꯝꯕ ꯂꯣꯟꯅꯀꯣ ꯑꯗꯩ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯕ ꯄꯥꯈꯪ ꯆꯥꯔꯒ ꯁꯤꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯅꯨꯡꯁꯤꯅꯕꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯒꯤꯅꯦ ꯑꯉꯥꯡꯁꯤꯅ ꯀꯞꯄ ꯈꯨꯀꯞꯁꯤꯗꯤꯅꯦ ꯁꯨꯛꯊꯦꯡ ꯍꯦꯛ ꯊꯦꯡꯅꯗꯦ ꯑꯇꯩ ꯂꯩꯁꯥꯕꯤꯈꯩꯗꯨꯁꯨ ꯀꯞꯄꯗꯤꯀꯣ ꯃꯥꯒꯤꯅꯅꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯂꯩꯇꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯀꯞꯄꯗꯣ ꯃꯥꯏ ꯅꯨꯄꯤꯅ ꯑꯗꯨꯒꯤ ꯈꯨꯀꯞꯅꯦ ꯃꯥꯅ ꯀꯞꯄꯤꯁꯦ ꯑꯔꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯆꯥꯛꯑꯒ ꯐꯨꯑꯒꯅꯦ ꯀꯞꯄꯒ ꯃꯥꯅ ꯉꯥꯡꯕ ꯉꯁꯤꯅ ꯂꯣꯏꯔꯕꯅꯤꯀꯣ ꯑꯩꯅ ꯅꯪ ꯎꯕꯁꯦ ꯉꯁꯤꯅ ꯂꯣꯏꯔꯕꯅꯤꯀో ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯈꯛꯇꯪꯗꯤ ꯍꯥꯏꯖꯒꯦ ꯁꯨꯝ ꯈꯛꯇꯪꯗꯤ ꯌꯥꯕꯤꯌꯨ ꯅꯪꯅ ꯃꯊꯪ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯑꯩꯅ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯂꯣꯟꯅ ꯅꯪꯒꯤ ꯅꯨꯄꯤ ꯅꯪꯒꯤ ꯅꯆꯥ ꯑꯅꯤ ꯂꯣꯟꯅ ꯌꯦꯡꯖꯒꯦ ꯑꯩ ꯅꯪ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯅꯪꯅ ꯄꯣꯛꯄ ꯑꯉꯥꯡ ꯅꯆꯥ ꯑꯅꯤꯗꯣ ꯑꯩꯅ ꯌꯥꯝ ꯎꯅꯤꯡꯉꯤ ꯃꯣꯏꯕꯨ ꯑꯩ ꯃꯁꯛ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯍꯥꯏꯕ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯃꯩꯅ ꯃꯣꯏꯕꯨꯁꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯌꯦꯕ ꯑꯩ ꯂꯣꯟꯅ ꯌꯦꯡꯖꯒꯦ ꯁꯤꯡ ꯈꯛꯇꯪꯗꯤ ꯑꯍꯟꯈꯩꯅ ꯌꯥꯕꯤꯌꯨ ꯃꯊꯪ ꯃꯥ ꯊꯣꯛꯂꯛꯄꯗ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯥꯒ ꯎꯟꯁꯨ ꯎꯅꯖꯔꯣꯏ ꯋꯥꯔꯤꯁꯨ ꯁꯥꯟꯅꯖꯔꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯅꯦꯅꯦ ꯍꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯑꯒ ꯅꯦꯅꯦ ꯍꯣꯏꯒ ꯇꯧꯔꯒ ꯑꯩ ꯂꯣꯟꯅ ꯌꯦꯡꯖꯒꯦ ꯃꯉꯣꯟꯗꯗꯤ ꯈꯪꯍꯟꯕꯤꯒꯅꯨ ꯍꯥꯏꯕ ꯁꯤꯡ ꯈꯛꯇꯪꯗꯤ ꯌꯥꯕꯤꯌꯣꯅ ꯃꯥꯅ ꯌꯥꯝ ꯈꯪꯖꯅꯤꯡꯕꯗꯣ ꯃꯥꯅ ꯄꯣꯛꯄ ꯃꯆꯥꯁꯦ ꯃꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥ ꯈꯪꯅꯤꯡꯉꯦ ꯍꯥꯏꯌꯦ ꯃꯥ ꯎꯅꯤꯡꯉꯦ ꯍꯥꯏꯌꯦ ꯃꯥꯅ ꯄꯣꯛꯄ ꯃꯆꯥꯗꯣ ꯀꯃꯥꯏꯅ ꯇꯧꯖꯥꯅꯣꯅꯒꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯑꯗꯩꯗꯤ ꯆꯥꯛꯑꯒꯅꯦ ꯅꯨꯄꯤꯁꯦ ꯆꯠꯈꯤ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯆꯤꯡꯉꯤ ꯃꯈꯨꯠꯁꯦ ꯄꯥꯏꯔ ꯌꯥꯜꯂꯤ ꯅꯨꯄꯤꯁꯤꯅ ꯀꯟꯊꯣꯛꯏ ꯃꯥꯒꯨꯝꯕ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯕ ꯅꯨꯄꯥꯗꯨꯅꯅꯦ ꯆꯤꯡꯕꯗꯅꯦ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯗꯤ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦ ꯐꯠ ꯀꯟꯊꯣꯛꯑꯦ ꯅꯪ ꯉꯁꯤꯗꯒꯤ ꯑꯩ ꯍꯛꯆꯥꯡꯗ ꯊꯦꯡꯉꯛꯀꯅꯨ ꯑꯩ ꯈꯨꯠ ꯄꯥꯏꯔꯛꯀꯅꯨ ꯅꯨꯄꯤ ꯂꯩꯔꯕ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯏꯐꯝꯗ ꯄꯥꯞ ꯂꯪꯕꯁꯦ ꯂꯪꯉꯖꯅꯨ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗꯗꯤ ꯅꯪ ꯄꯥꯞ ꯂꯪꯉꯨꯔꯅꯨ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯆꯥꯒꯗꯣ ꯂꯨꯅ ꯇꯧꯔꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯒꯣ ꯅꯪꯒꯤꯗꯤ ꯀꯥꯎꯈꯤꯅꯤ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯅꯪ ꯅꯨꯄꯤ ꯅꯆꯥ ꯅꯤꯡꯁꯤꯡꯉ ꯅꯪ ꯂꯩꯈꯤꯅꯤ ꯑꯗꯣ ꯑꯩꯗꯤ ꯀꯅꯥ ꯌꯦꯡꯉ ꯂꯩꯅꯤ ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯤ ꯑꯩꯅ ꯑꯣꯏꯔꯛꯇꯣꯏꯁꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨꯝ ꯉꯥꯎꯔꯒꯅꯤ ꯑꯩꯅ ꯂꯩꯍꯧꯗꯣꯏꯁꯦ ꯅꯪꯉꯅ ꯃꯥ ꯌꯥꯝ ꯀꯞꯄꯤ ꯑꯗꯨꯒ ꯆꯠꯈꯤ ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯇꯥꯟꯅꯩ ꯒꯥꯔꯤ ꯃꯃꯥꯡꯁꯦ ꯊꯠꯇꯅ ꯑꯗꯩ ꯒꯥꯔꯤꯗꯣ ꯊꯣꯡ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯗ ꯅꯨꯄꯥꯁꯤꯅ ꯆꯤꯡꯗꯅ ꯊꯣꯡꯁꯦ ꯂꯣꯟꯁꯤꯟꯕꯤꯈꯤꯅꯣꯅ ꯃꯟꯗꯣꯝ ꯍꯧꯖꯤꯛꯀꯤ ꯃꯅꯦꯗꯨꯗ ꯈꯨꯔꯝꯗꯅ ꯑꯁ ꯃꯇꯧꯁꯤ ꯌꯦꯡꯉꯝꯗꯦ ꯑꯗꯩ ꯃꯣꯏꯒꯤ ꯅꯨꯄꯥꯒꯤ ꯃꯤꯈꯩ ꯑꯃ ꯑꯗꯩ ꯅꯨꯄꯤꯁꯦ ꯊꯧꯈ꯭ꯔꯦ ꯑꯗꯩ ꯅꯨꯄꯥꯁꯦ ꯇꯥꯟꯅꯈ꯭ꯔꯦ ꯑꯩ ꯉꯁꯤ ꯅꯨꯃꯤꯠꯇ ꯃꯥ ꯄꯨꯗꯅ ꯍꯜꯂꯛꯑꯣꯏꯅ ꯇꯥꯟꯅꯈ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯗ ꯑꯥꯗ ꯅꯨꯄꯤꯁꯤꯗꯤ ꯀꯞꯄꯒ ꯄꯨꯔꯥ ꯀꯣꯂꯥꯞꯁ ꯇꯥꯔꯒꯅꯦ ꯃꯥ ꯒꯥꯔꯤꯗ ꯇꯣꯡꯈ꯭ꯔꯤꯗꯣ ꯐꯝꯕꯐꯥꯎ ꯉꯝꯗꯗꯅꯅꯦ ꯃꯅꯦꯗꯨꯗ ꯇꯨꯝꯊꯔ ꯁꯨꯃꯥꯏꯅ ꯃꯅꯤꯡ ꯁꯤꯠꯇꯨꯗ ꯆꯠꯈ꯭ꯔꯕꯅꯦꯕ ꯑꯗꯩ ꯃꯣꯏꯁꯦ ꯑꯗꯨꯒ ꯃꯣꯏꯅ ꯊꯧꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯒꯥꯔꯤꯅꯤꯅ ꯑꯗꯨꯝ ꯃꯤꯅꯤꯠ 5 10 ꯑꯃ ꯈꯤꯇꯪ ꯀꯥꯟꯅꯕꯗ ꯅꯨꯄꯥꯗꯨꯅ ꯃꯊꯛꯇ ꯈꯣꯠꯂꯒ ꯀꯩꯅꯣ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯕ ꯈꯣꯠꯄ ꯉꯥꯏꯍꯥꯛ ꯂꯥꯛꯏꯉꯩꯗ ꯃꯣꯏꯗꯤ ꯌꯧꯈ꯭ꯔꯃꯤꯗꯅ ꯑꯗꯣ ꯃꯣꯏꯅ ꯑꯃꯨꯛ
ꯃꯅꯦ ꯍꯣꯏꯗ ꯆꯪꯉ ꯂꯩꯔꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯗꯥꯏꯔꯦꯛ ꯊꯧꯔꯕ ꯑꯗꯨꯒ ꯃꯣꯏꯅ ꯃꯅꯦ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯆꯪꯉꯒ ꯃꯌꯨꯝꯗ ꯂꯥꯛꯄꯁꯤꯗ ꯃꯣꯏ ꯅꯨꯄꯥꯁꯤꯅ ꯒꯥꯔꯤ ꯈꯥꯝꯃ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯂꯩꯍꯧꯕꯁꯦ ꯃꯣꯏꯅ ꯎꯏꯌꯦꯕ ꯅꯨꯄꯥꯁꯤꯅꯗꯤ ꯃꯣꯏ ꯎꯈꯤꯕ꯭ꯔꯥ ꯎꯈꯤꯗꯕ꯭ꯔꯥ ꯃꯣꯏꯅ ꯈꯪꯗ꯭ꯔꯦ ꯃꯣꯏꯅꯗꯤ ꯎꯏꯌꯦꯕ ꯑꯗꯣ ꯊꯦꯡꯉꯐꯥꯎ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯃꯅꯦꯁꯤꯗꯁꯨ ꯃꯃꯥꯕꯣꯛꯇꯁꯨ ꯑꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯁꯨ ꯑꯩ ꯃꯥ ꯉꯥꯏꯔꯤ ꯍꯥꯏꯌꯨ ꯑꯩ ꯃꯥ ꯄꯨꯗꯅ ꯆꯠꯂꯣꯏ ꯑꯅ ꯐꯣꯟ ꯌꯥꯝ ꯇꯧꯔꯛꯏ ꯍꯥꯏ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯍꯟꯈꯤꯕ ꯒꯥꯔꯤ ꯊꯧꯈꯤꯕꯩꯗꯣ ꯑꯗꯨꯗꯁꯨ ꯃꯅꯦꯁꯤꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏ ꯅꯦꯅꯦ ꯑꯝꯇꯗꯤ ꯃꯥ ꯄꯥꯏꯍꯟꯕꯤꯌꯨ ꯑꯝꯇꯗꯤ ꯄꯥꯏꯍꯟꯕꯤꯌꯨꯅ ꯑꯩ ꯃꯥ ꯂꯧꯕ ꯂꯥꯛꯏ ꯅꯦꯅꯦ ꯅꯣꯏ ꯀꯥꯏ ꯌꯧꯔꯦꯅ ꯑꯗ ꯃꯥꯅ ꯄꯥꯏ ꯍꯥꯏꯌꯦꯕ ꯅꯪ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯣ ꯅꯪꯅ ꯂꯥꯛꯑꯁꯨ ꯑꯩꯅ ꯆꯠꯀꯗꯧ ꯅꯠꯇꯦ ꯅꯪ ꯍꯟꯈꯤꯕꯅ ꯐꯅꯤ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯑꯩꯈꯣꯏ ꯅꯦꯅꯦ ꯍꯣꯏꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯦꯟꯁꯟ ꯄꯤꯔꯛꯀꯅꯨ ꯂꯣꯏꯈ꯭ꯔꯦ ꯏꯕꯥꯅꯤ ꯁꯥꯏꯟ ꯇꯧꯊꯣꯛꯅꯔꯝꯃꯦ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯅꯗꯕꯅ ꯑꯗꯨꯅ ꯂꯣꯏꯈ꯭ꯔꯦ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗꯤꯅ ꯃꯥꯅ ꯐꯣꯟꯁꯦ ꯃꯥꯅ ꯄꯥꯏꯔ ꯍꯥꯏꯗꯨꯅ ꯌꯦꯜꯂꯛꯇꯅꯕꯒꯤ ꯍꯥꯏꯅꯦꯕ ꯃꯅꯦ ꯍꯣꯏꯗ ꯀꯩꯗ ꯃꯥꯟꯅꯕꯤ ꯍꯣꯏꯗ ꯃꯃꯥꯟꯅꯕꯤ ꯍꯣꯏꯅꯁꯨ ꯐꯣꯟ ꯇꯧꯔꯛꯑꯦꯅ ꯄꯨꯡꯇꯧꯇ ꯍꯥꯏꯔꯛꯑꯃꯤꯅ ꯃꯅꯦꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯑꯒꯀꯣ ꯃꯉꯣꯟꯗ ꯇꯦꯟꯁꯟ ꯂꯩꯕ ꯑꯗꯨ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯦꯕ ꯑꯗꯩꯗꯤ ꯌꯥꯝ ꯊꯦꯡꯉꯐꯥꯎ ꯉꯥꯏꯔꯝꯃꯦ ꯍꯥꯏ ꯑꯊꯦꯡꯕꯐꯥꯎ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕ ꯑꯌꯨꯛꯁꯦ ꯁꯤꯗꯁꯨ ꯃꯥ ꯐꯣꯟ ꯇꯧꯔꯛꯏ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯇꯧꯔꯛꯑꯒ ꯃꯃꯥꯟꯅꯕꯤꯁꯤꯅ ꯀꯝꯐꯔꯦꯟꯁ ꯄꯤꯔꯒ ꯃꯕꯨꯡꯗ ꯇꯧꯔꯛꯄ ꯃꯥ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯍꯥꯏꯔ ꯃꯕꯨꯡ ꯑꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦꯀꯣ ꯃꯃꯥꯟꯅꯕꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦꯅ ꯑꯗꯨꯝ ꯂꯩꯔꯤꯅꯤꯗꯅ ꯑꯗꯣ ꯄꯥꯏꯅꯩ ꯍꯥꯏ ꯅꯪ ꯆꯪꯃꯤꯟꯅꯈ꯭ꯔꯁꯨ ꯏꯕꯥꯅꯤ ꯑꯩ ꯂꯧꯕ ꯂꯥꯛꯑꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯟꯁ ꯑꯃꯨꯛꯇꯪꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯄꯤꯌꯣꯅ ꯑꯗꯨꯁꯨ ꯍꯥꯏꯔꯛꯑꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯝ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯏꯕꯥꯅꯤ ꯉꯁꯤ ꯁꯥꯟꯅꯩꯕ ꯋꯥꯔꯤꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯈꯩꯗ ꯑꯗꯨꯒ ꯏꯅꯦꯗ ꯏꯃꯥꯕꯣꯛꯇ ꯑꯃꯠꯇ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯑꯗꯨ ꯀꯩꯒꯨꯝꯕꯗ ꯑꯩꯅ ꯅꯪꯁꯦ ꯁꯨꯡꯊꯤ ꯊꯤꯔꯛꯈꯤꯗ꯭ꯔꯕ ꯁꯨꯡꯊꯤ ꯍꯦꯛ ꯊꯤꯔꯛꯈꯤꯗ꯭ꯔꯕ ꯑꯩꯅ ꯅꯪꯁꯦ ꯑꯗꯨꯏꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯨ ꯑꯅ ꯃꯥꯅ ꯍꯥꯏꯒꯦ ꯍꯥꯏꯌꯦꯕ ꯑꯩꯅ ꯊꯤꯔꯛꯇ꯭ꯔꯒꯗꯤ ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯀꯅꯣꯅ ꯁꯤꯒꯤ ꯃꯇꯨꯡꯒꯤ ꯂꯥꯛꯇꯣꯏꯕ ꯀꯩꯅꯣꯁꯤꯗꯅꯦꯕ ꯌꯥꯝ ꯊꯤꯅ ꯆꯥꯛꯂꯛꯇꯣꯏꯁꯤꯅꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯍꯤꯡꯐꯧꯁꯤ ꯐꯣꯟ ꯄꯥꯏꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯡꯉꯥꯟꯕꯒ ꯍꯧꯒꯠꯂꯦ ꯅꯪꯅ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯑꯩꯅ ꯁꯤꯗ ꯆꯠꯎꯒꯦꯅ ꯗꯨꯀꯥꯟ ꯊꯣꯛꯄꯕꯨ ꯍꯥꯏꯅꯔꯦ ꯑꯗꯩ ꯅꯨꯄꯥꯁꯨ ꯑꯩ ꯗ꯭ꯌꯨꯇꯤ ꯆꯠꯊꯣꯛꯎꯈꯤꯒꯦ ꯀꯩꯅꯣꯝ ꯆꯠꯄ ꯍꯥꯏꯅꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯇꯨꯝꯕꯁꯤꯗ ꯐꯣꯟꯁꯦ ꯄꯥꯏꯔꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯒ ꯇꯨꯝꯊꯃꯤꯟꯅꯔꯒ ꯂꯩꯔꯝꯕ ꯃꯤ ꯑꯅꯤꯅꯅꯦ ꯄꯥꯎ ꯐꯥꯎꯅꯔꯛꯇꯕꯁꯦ ꯁꯤꯁꯦ ꯄꯨꯔꯥ ꯉꯥꯎꯕꯅꯦꯕ ꯁꯤꯁꯦ ꯅꯨꯄꯤꯁꯤ ꯉꯥꯎꯔꯦ ꯃꯥꯒꯤ ꯃꯈꯣꯟ ꯇꯥꯔꯛꯇꯕ ꯃꯁꯛ ꯎꯔꯛꯇꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯥꯏꯅꯈ꯭ꯔꯗ꯭ꯔꯥ ꯄꯨꯟꯁꯤꯁꯤꯃꯒꯤ ꯁꯨꯃꯥꯏꯅꯅꯤꯀꯣ ꯑꯗꯨꯝ ꯀꯥꯏꯅꯈꯤꯗꯣꯏꯁꯦ ꯍꯥꯏꯗꯅ ꯃꯥꯁꯦ ꯅꯣꯡꯃꯒꯤ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦꯀꯣ ꯃꯥꯁꯦ ꯆꯥꯗ꯭ꯔꯦ ꯊꯛꯇ꯭ꯔꯦ ꯀꯞꯄꯒꯇ ꯂꯩꯔꯦ ꯀꯥꯗꯩ ꯃꯄꯥꯟ ꯊꯣꯛꯎ ꯌꯥꯗ꯭ꯔꯦ ꯃꯥꯁꯦ ꯄꯨꯔꯥ ꯑꯣꯜꯂꯦ ꯃꯃꯥ ꯍꯣꯏꯅ ꯃꯃꯥꯟꯅꯕꯤꯈꯩꯗ ꯌꯥꯝ ꯍꯪꯉꯦ ꯑꯗ ꯈꯪꯗꯦ ꯃꯣꯏꯁꯨ ꯂꯣꯏ ꯍꯥꯏꯔꯦꯕ ꯑꯝꯇ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯃꯅꯦ ꯃꯃꯥꯕꯣꯛ ꯃꯣꯏ ꯑꯝꯇ ꯃꯃꯥ ꯍꯣꯏꯗ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦꯕ ꯃꯃꯥ ꯃꯕꯨꯡ ꯃꯄꯥ ꯍꯦꯛ ꯈꯪꯈꯤꯕꯗꯗꯤ ꯂꯥꯟꯖꯥꯎ ꯊꯣꯛꯇꯣꯏꯕ ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯅꯥꯇꯩ ꯆꯥꯔꯣꯏꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯍꯥꯏꯗꯕꯅꯦꯕ ꯑꯗꯨꯒ ꯃꯄꯥꯁꯤ ꯑꯩꯅ ꯁꯤꯗꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯃꯄꯥꯁꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯂꯩꯌꯦꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯩꯅꯣꯝꯈꯛ ꯑꯣꯏꯔꯛꯄꯅꯤꯅ ꯃꯄꯥꯁꯤꯅ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯗꯕ ꯑꯗꯨꯅ ꯃꯥꯅ ꯃꯄꯥꯁꯦ ꯈꯪꯈꯤꯅꯤ ꯍꯥꯏꯕꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯑꯋꯥꯕ ꯑꯃꯐꯥꯎ ꯇꯥꯍꯟꯅꯤꯡꯗꯕ ꯃꯥꯏ ꯃꯆꯥ ꯅꯨꯄꯤ ꯑꯃꯗ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯒ ꯍꯥꯏꯕꯁꯦ ꯇꯥꯕꯗ ꯇꯨꯃꯤꯟ ꯂꯩꯒꯗꯕ ꯅꯠꯇꯕ ꯑꯗꯨ ꯈꯪꯕ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯗꯩꯗꯤ ꯃꯥꯁꯤ ꯅꯣꯡꯃꯒꯤ ꯀꯩꯅꯣꯝ ꯇꯧꯈꯠꯂꯦ ꯃꯁꯥꯁꯤ ꯊꯥ ꯑꯅꯤ ꯑꯍꯨꯝꯁꯤ ꯄꯨꯔꯥ ꯑꯣꯜꯂꯦ ꯃꯌꯥꯡꯁꯦ ꯀꯪꯇ꯭ꯔꯤꯛ ꯀꯪꯗꯅ ꯄꯨꯡ ꯑꯣꯜꯂꯦ ꯃꯥꯁꯤ ꯃꯥ ꯑꯩꯉꯣꯟꯗ ꯀꯞꯄꯒ ꯌꯥꯝ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯅꯦ ꯑꯩ ꯚꯣꯏꯁ ꯃꯦꯁꯦꯖ ꯌꯥꯝ ꯊꯥꯔꯛꯏ ꯃꯦꯁꯦꯖ ꯌꯥꯝ ꯊꯥꯔꯛꯏ ꯃꯥꯅ ꯀꯗꯥꯏꯐꯥꯎ ꯆꯥꯛꯀꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯃꯥꯗꯧꯅꯗꯤ ꯑꯇꯩ ꯀꯦꯁ ꯂꯣꯏꯅꯈꯤꯕꯁꯤꯡꯗꯨꯗꯤ ꯀꯩꯁꯨ ꯇꯧꯔꯛꯇꯦꯕ ꯃꯥꯒꯤꯗꯤ ꯑꯁꯦꯡꯕ ꯊꯃꯣꯏꯗ ꯆꯥꯛꯑꯒ ꯉꯥꯎꯔꯕꯅꯤꯅꯀꯣ ꯅꯦꯅꯦ ꯑꯩ ꯂꯤꯐꯝꯁꯨ ꯂꯩꯇ ꯀꯥꯎꯕꯁꯨ ꯉꯝꯗ ꯑꯩꯁꯦ ꯅꯦꯅꯦ ꯑꯩ ꯉꯥꯎꯔꯦꯅ ꯌꯥꯝ ꯀꯞꯄꯛꯑꯦ ꯃꯥꯁꯦ ꯑꯩꯅ ꯌꯥꯝ ꯊꯦꯝꯖꯤꯟꯕꯤ ꯑꯍꯤꯡ ꯊꯦꯡꯉꯐꯥꯎꯕ ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯑꯗꯣ ꯃꯥꯒꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯅꯦꯀꯣ ꯃꯥꯏ ꯅꯨꯄꯤ ꯊꯤꯔꯦꯅ ꯃꯥꯅ ꯂꯩꯔꯔꯣꯏꯅ ꯂꯦꯞꯆꯕ ꯐꯤꯔꯦꯞꯇꯣ ꯀꯥꯏꯅꯕꯩ ꯃꯩꯆꯥꯛꯇꯣ ꯑꯣꯏꯅ ꯈꯥꯡꯖꯒꯦ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯌꯥꯝ ꯃꯉꯣꯟꯗꯀꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯗꯨ ꯌꯥꯝ ꯀꯜꯂꯛꯆꯩ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯅ ꯃꯥꯁꯦ ꯀꯜꯍꯧꯕꯅꯦꯅ ꯀꯩꯒꯨꯝꯕ ꯁꯤ ꯋꯥꯔꯤꯁꯦ ꯇꯥꯔꯝꯗ꯭ꯔꯒꯗꯤꯅꯦ ꯃꯥꯁꯨ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯑꯩꯁꯨ ꯀꯣꯏꯔꯨꯔꯕꯅꯤ ꯏꯖꯠ ꯃꯥꯡꯉꯕꯅꯤ ꯑꯩꯁꯨ ꯂꯩꯒꯦꯅ ꯑꯗꯨꯝ ꯂꯩꯈꯤꯗꯧꯕꯅꯦꯕ
ꯑꯗꯣ ꯁꯤꯁꯤꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯈꯜꯍꯜꯂꯕꯅꯤꯅ ꯃꯉꯣꯟꯗ ꯌꯥꯝ ꯇꯧ ꯉꯝꯕꯒꯤ ꯅꯨꯄꯤ ꯂꯩꯅꯒ ꯂꯩꯁꯟꯕ ꯑꯗꯨꯝꯕꯁꯦ ꯃꯥꯅ ꯁꯨꯡꯑꯣꯏ ꯑꯣꯏꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯋꯥꯔꯤ ꯇꯥꯕꯒꯤ ꯀꯥꯟꯅꯕꯁꯤꯁꯨ ꯑꯃꯅꯦꯕꯀꯣ ꯋꯥꯔꯤꯁꯤꯅ ꯃꯁꯥꯁꯦ ꯀꯜꯍꯧꯔꯤꯅꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯇꯣꯝꯕꯤ ꯑꯣꯏꯒꯗꯕꯁꯦ ꯃꯥ ꯑꯣꯏꯍꯧꯗ꯭ꯔꯤꯅꯤ ꯌꯨꯝ ꯑꯃ ꯊꯨꯒꯥꯏꯗ꯭ꯔꯤꯅꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯊꯃꯣꯏ ꯑꯃ ꯃꯥ ꯆꯥꯛꯍꯟꯈꯤꯗ꯭ꯔꯤꯅꯦꯕ ꯃꯁꯥ ꯃꯥꯡꯉꯁꯨ ꯃꯁꯥ ꯈꯛꯇ ꯆꯥꯛꯏꯅꯦꯕ ꯑꯗꯩ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯆꯣꯏꯔꯣꯟ ꯄꯥꯏꯔꯣꯟ ꯂꯣꯜꯂꯛꯄ ꯑꯍꯤꯡꯗ ꯄꯨꯛ ꯍꯧꯒꯠꯂꯛꯄ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯊꯥꯁꯦ ꯂꯣꯏ ꯁꯥꯟꯅꯔꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯃꯣꯏ ꯏꯃꯨꯡꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦꯕ ꯃꯥꯅ ꯍꯦꯛ ꯈꯤꯇꯪꯈꯛ ꯍꯧꯔꯛꯄꯗꯣ ꯑꯩꯈꯣꯏꯗ ꯀꯦꯁ ꯇꯧꯅꯈ꯭ꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯔꯅꯤ ꯂꯩꯕꯒ ꯃꯣꯏꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦꯕ ꯃꯣꯏꯒꯤ ꯈꯠꯅ ꯆꯩꯅꯕꯩ ꯃꯄꯥ ꯍꯣꯏꯀꯣ ꯑꯗꯨꯒꯤ ꯇꯦꯟꯁꯟꯁꯦ ꯏꯃꯨꯡꯁꯦ ꯌꯥꯝ ꯂꯩꯅꯕ ꯃꯄꯥꯁꯨ ꯌꯥꯝ ꯁꯥꯎꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯃꯣꯏꯁꯦ ꯃꯥꯅ ꯑꯗꯨꯗ ꯊꯣꯛ ꯂꯥꯎꯅ ꯑꯣꯏꯅ ꯃꯥꯁꯦ ꯑꯗꯣꯝꯗ ꯆꯠꯍꯟꯈ꯭ꯔꯦꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯗꯨꯒꯤꯅꯦꯅ ꯑꯗꯨꯝ ꯈꯜꯍꯟꯈꯤꯕꯗꯣ ꯑꯗꯩꯗꯤ ꯅꯣꯡꯃꯅꯦ ꯃꯥꯁꯤꯅ ꯃꯝꯃꯤꯉꯩꯗ ꯃꯤꯅ ꯇꯨꯝꯕ ꯍꯧꯒꯠꯅꯔꯛꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯀꯥꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯐꯤꯔꯣꯟ ꯃꯌꯥꯝ ꯃꯩ ꯊꯥꯔꯝꯃꯦ ꯍꯥꯏꯌꯦ ꯃꯥꯁꯤꯅ ꯃꯥ ꯃꯁꯥꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯣ ꯑꯗꯨꯗꯩ ꯃꯥꯁꯦ ꯍꯦꯛꯇ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯥꯈꯠꯅꯗꯅꯅꯦ ꯑꯩꯈꯣꯏ ꯀꯞꯄꯒ ꯃꯁꯥꯁꯦ ꯅꯤꯛꯑꯒ ꯃꯄꯤꯁꯤ ꯇꯥꯔꯒ ꯑꯩꯈꯣꯏ ꯀꯞꯄ ꯍꯥꯏꯁꯦ ꯃꯈꯣꯟ ꯊꯣꯛꯑ ꯀꯥꯞꯊꯣꯛꯇꯕꯤꯗꯣ ꯀꯤꯡ ꯇꯧꯔꯒ ꯐꯤꯁꯦ ꯊꯥꯔꯝꯃꯦ ꯍꯥꯏꯕ ꯃꯥꯅ ꯌꯥꯝ ꯃꯇꯝ ꯃꯣꯏꯁꯦ ꯆꯥꯡꯅꯀꯣ ꯑꯗꯩ ꯄꯥꯈꯠꯅꯗꯅ ꯃꯣꯏꯁꯦ ꯗꯥꯛꯇꯔ ꯄꯨꯈꯠꯄꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯔꯤꯝꯁꯀꯤ ꯁꯥꯏꯀ꯭ꯔꯤꯇꯤꯁ ꯋꯥꯔꯗꯠꯇ ꯃꯥꯁꯦ ꯂꯩꯔꯦꯕ ꯁꯥꯏꯀ꯭ꯔꯤꯇꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯀꯥꯟꯗ ꯃꯥꯁꯦ ꯄꯨꯔꯥ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯂꯩꯌꯦ ꯁꯤꯗ ꯅꯣꯡꯃꯅꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃ ꯇꯧꯔꯛꯑꯦꯕꯀꯣ ꯅꯨꯄꯤ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯤ ꯅꯝꯕꯔꯁꯦ ꯃꯥꯅ ꯇꯧꯔꯛꯑꯝꯃꯒ ꯑꯩꯅ ꯄꯥꯏꯍꯧꯗꯕ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯑꯃꯨꯛ ꯀꯣꯜ ꯕꯦꯛ ꯇꯧꯕ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯅ ꯐꯣꯟ ꯇꯧꯕꯤꯔꯛꯑꯝꯃꯦ ꯑꯩꯁꯦ ꯄꯥꯏꯍꯧꯗ꯭ꯔꯦꯅ ꯍꯥꯏꯕꯗ ꯁꯤꯁꯦ ꯀꯣꯡꯕ꯭ꯔꯣ ꯍꯪꯉꯛꯑꯦꯕ ꯃꯥꯅꯤ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯃꯤꯟꯅꯕ ꯃꯃꯤꯡ ꯍꯥꯏꯔꯛꯑꯦ ꯃꯥꯅ ꯑꯗꯨ ꯁꯤ ꯂꯝꯗꯒꯤ ꯁꯤꯅ ꯑꯝꯇ ꯇꯧꯕꯤꯌꯣꯅ ꯅꯝꯕꯔꯁꯦ ꯃꯥꯅ ꯆꯦ ꯑꯝꯗ ꯏꯔꯒ ꯌꯥꯝ ꯆꯦꯛꯁꯟꯅ ꯄꯨꯊꯣꯔꯛꯑꯦ ꯀꯣꯡꯕꯩ ꯅꯦꯅꯦꯒꯤꯗ ꯆꯠꯀꯦ ꯍꯥꯏꯔꯗ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯌꯣꯅ ꯇꯧꯔꯛꯑꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯗꯥꯛꯇꯔ ꯔꯥꯎꯟ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯄꯥꯏꯍꯟꯕ ꯐꯔꯛ ꯇꯥꯔꯅꯤ ꯀꯣꯟꯅ ꯇꯧꯖꯔꯛꯑꯒꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣই ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯀꯤ ꯁꯥꯏꯀ꯭ꯔꯤꯇꯤꯁ ꯋꯥꯔꯗꯇꯒꯤꯅꯦ ꯍꯥꯏꯌꯦꯕ ꯑꯩꯁꯦ ꯍꯦꯛꯇꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯄꯪꯀꯞꯇ ꯀꯞꯄꯤ ꯆꯥꯎ ꯊꯛꯎ ꯌꯥꯗꯦ ꯑꯗꯩ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯦ ꯑꯗꯣ ꯃꯥꯏꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣꯅ ꯑꯩꯉꯣꯟꯗ ꯍꯪꯉꯦꯕ ꯑꯗ ꯑꯩꯗꯤ ꯑꯗꯨꯏꯁꯨ ꯑꯩꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕꯀꯣ ꯃꯗꯣ ꯑꯔꯣꯟꯕꯅꯤꯗꯅ ꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤꯗꯅꯀꯣ ꯑꯩꯅ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯃꯥꯅ ꯀꯃꯥꯏꯅ ꯑꯩꯒꯤ ꯅꯝꯕꯔꯗꯨꯅ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯀꯃꯥꯏꯅ ꯐꯪꯉꯤꯅೋ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯑꯩ ꯈꯪꯉꯦ ꯑꯉꯥꯡꯁꯤ ꯉꯥꯎꯔꯦ ꯅꯥꯔꯦ ꯍꯥꯏꯕꯁꯦ ꯑꯩꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯒꯤ ꯈꯔ ꯂꯩꯔꯒ ꯅꯨꯃꯤꯠ 10ꯃꯨꯛ ꯂꯩꯕꯗ ꯃꯣꯏꯒꯤ ꯃꯅꯦꯗꯣ ꯀꯦꯁꯇ ꯌꯥꯎꯈꯤꯕꯁꯦ ꯁꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯣꯠꯂꯦ ꯑꯅ ꯃꯥꯅ ꯑꯗꯣ ꯅꯦꯅꯦꯗ ꯍꯥꯏ ꯀꯣꯡꯕꯗ ꯊꯤꯟꯕꯤꯌꯨ ꯅꯦꯅꯦ ꯍꯣꯏꯗ ꯊꯤꯟꯕꯤꯌꯨꯗ ꯍꯥꯏ ꯃꯥꯁꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯅꯍꯥꯛ ꯈꯛꯇꯪꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯃꯁꯛ ꯈꯪꯉꯤꯁꯦ ꯍꯥꯏꯔꯦꯕ ꯏꯆꯦ ꯅꯪ ꯈꯛꯇꯪꯅꯤ ꯃꯥꯅ ꯃꯁꯛ ꯈꯪꯉꯤꯁꯦ ꯍꯧꯖꯤꯛꯁꯦ ꯀꯣꯡꯕꯩ ꯅꯦꯅꯦ ꯍꯣꯏꯗ ꯊꯤꯟꯕꯤꯌꯨ ꯅꯦꯅꯦ ꯍꯣꯏꯗ ꯊꯤꯟꯕꯤꯌꯣꯅ ꯍꯥꯏꯔꯦꯕ ꯑꯁ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯣ ꯑꯝꯇꯪ ꯂꯥꯛꯄꯤꯒꯦꯔꯥ ꯍꯥꯏꯌꯦꯕꯀꯣ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯑꯩ ꯂꯥꯛꯑꯒꯗꯤ ꯃꯥꯁꯦ ꯃꯁꯥꯁꯦ ꯀꯅꯥꯅꯣ ꯑꯗꯩ ꯃꯥꯏ ꯋꯥꯔꯤ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯑꯒꯗꯤ ꯈꯪꯗꯣꯏꯅꯦꯕ ꯑꯗꯨꯒ ꯗꯣꯛꯇꯔꯗꯨꯗꯁꯨꯅꯦ ꯃꯥꯅ ꯂꯣꯏ ꯂꯣꯠꯄ ꯀꯩꯝ ꯂꯩꯇꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯈꯠꯅ ꯆꯩꯅꯕꯁꯤꯒꯤꯅꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯅ ꯗꯣꯛꯇꯔꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯔꯝꯁꯦ ꯐꯖꯅ ꯈꯪꯗ꯭ꯔꯒꯗꯤ ꯃꯉꯣꯟꯗ ꯂꯥꯏꯌꯦꯡꯕꯗ ꯋꯥꯏꯗꯅꯀꯣ ꯑꯗꯨ ꯃꯥꯅ ꯀꯩꯒꯨꯝꯕ ꯈꯔ ꯂꯣꯠꯂꯦ ꯍꯥꯏꯕꯁꯤꯗꯤ ꯗꯥꯛꯇꯔꯁꯤꯅ ꯈꯪꯉꯦꯕ ꯑꯗꯨꯒ ꯂꯩꯁꯥꯕꯤꯅ ꯑꯗꯨꯃꯥꯏꯅ ꯅꯥꯕꯁꯤꯃꯛꯇꯕꯨ ꯑꯗꯨꯝꯁꯨ ꯈꯪꯉꯤꯗꯅꯀꯣ ꯑꯗꯨꯒ ꯃꯥꯒ ꯅꯨꯄꯥꯁꯤꯒ ꯅꯨꯡꯁꯤꯅꯕ ꯈꯣꯠꯄꯁꯤꯗꯤ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯍꯣꯏꯒꯩꯗꯤ ꯑꯝꯇ ꯈꯪꯕ ꯅꯠꯇꯦꯕ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯒ ꯃꯃꯥꯕꯣꯛꯀ ꯃꯅꯦꯁꯤꯒꯗꯪꯅꯦꯕ ꯃꯣꯏꯁꯤꯗꯤ ꯃꯥꯅ ꯂꯣꯠꯄꯤꯔꯣꯅ ꯂꯣꯠꯈ꯭ꯔꯕꯅꯦꯕ ꯋꯥꯔꯤꯁꯦ ꯐꯣꯡꯉꯨꯕꯁꯨ ꯌꯥꯔꯣꯏꯗꯕ ꯃꯄꯥꯒꯤ ꯖꯥꯠ ꯈꯨꯊꯤꯗꯨꯗ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯃꯅꯦ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯂꯣꯠꯂꯕꯅꯦꯕ ꯑꯗꯨꯅ ꯗꯥꯛꯇꯔꯁꯤꯗꯕꯨ ꯑꯗꯨꯝ ꯂꯣꯠꯂꯕꯅꯦꯕ ꯗꯥꯛꯇꯔ ꯈꯪꯕ ꯍꯥꯏꯁꯤ ꯂꯣꯏ ꯈꯪꯗꯣꯏꯃꯤꯗꯅ ꯃꯕꯨꯡ ꯀꯧꯁꯜꯂꯒ
ꯅꯣꯏ ꯏꯆꯟꯅꯨꯄꯤꯁꯦ ꯀꯩꯀꯩ ꯅꯨꯡꯉꯥꯏꯒꯗꯕ ꯂꯩ ꯍꯪꯉꯤ ꯃꯃꯥ ꯀꯧꯁꯜꯂ ꯍꯪꯉꯤ ꯃꯄꯥ ꯀꯧꯁꯜꯂ ꯍꯪꯉꯤ ꯃꯣꯏꯁꯤꯗꯤ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯑꯗ ꯍꯟꯗꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯠꯅ ꯆꯩꯅꯕ ꯑꯃꯗꯤ ꯊꯣꯛꯈꯤ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯊꯃꯣꯏ ꯁꯣꯛꯈꯤ ꯈꯣꯠꯈꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯑꯗꯨꯝ ꯀꯣꯡꯕꯩ ꯅꯦꯅꯦꯒꯤꯗ ꯊꯤꯟꯕꯤꯌꯨ ꯀꯣꯡꯕ ꯅꯦꯅꯦꯒꯤꯗ ꯊꯤꯟꯕꯤꯌꯨ ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯁꯤꯗꯤ ꯗꯥꯛꯇꯔꯁꯤꯅꯁꯨ ꯁꯨꯝ ꯇꯥꯔꯦ ꯈꯪꯉꯦꯕꯀꯣ ꯃꯥ ꯁꯨꯃꯥꯏꯅ ꯍꯥꯏ ꯈꯣꯠꯂꯦꯁꯦ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦꯗꯅꯀꯣ ꯁꯦꯕꯥ ꯇꯧꯔꯒ ꯃꯕꯨꯡ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯂꯩꯕꯗ ꯀꯣꯡꯕꯩ ꯅꯦꯅꯦ ꯍꯥꯏꯌꯦꯅ ꯑꯗ ꯗꯥꯛꯇꯔꯁꯤꯅ ꯀꯣꯡꯕꯩ ꯅꯦꯅꯦ ꯍꯥꯏꯁꯦ ꯀꯅꯥꯅꯣꯅ ꯊꯤꯒꯠꯂꯛꯄꯅꯦꯕꯀꯣ ꯑꯗꯣ ꯀꯣꯡꯕꯩ ꯅꯦꯅꯦꯁꯦ ꯑꯝꯇꯪ ꯎꯅꯍꯜꯂꯣꯅ ꯍꯥꯏꯔꯦꯕ ꯃꯥꯁꯤꯅ ꯁꯤꯗ ꯋꯥꯔꯤ ꯑꯁꯦꯡꯕꯁꯦ ꯃꯥꯅ ꯈꯪꯒꯅꯦꯁꯦ ꯈꯪꯉꯦꯕ ꯑꯗꯩꯗꯤ ꯑꯩꯁꯦ ꯆꯠꯂꯦ ꯅꯨꯡꯗꯥꯡ ꯊꯕꯛ ꯂꯣꯏꯔꯛꯄꯁꯤꯗ ꯑꯩꯁꯦ ꯆꯠꯂꯦꯀꯣ ꯑꯁ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯀꯩꯅꯣꯁꯤꯅꯁꯨ ꯍꯥꯏꯔꯦꯕ ꯑꯗꯨꯝ ꯋꯥꯔꯤꯁꯤꯗꯤ ꯂꯣꯠꯂꯁꯦꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯅꯔꯦꯕ ꯃꯅꯦꯒ ꯑꯩꯈꯣꯏꯒꯁꯦ ꯗꯥꯛꯇꯔꯁꯤꯗꯁꯨ ꯈꯪꯍꯜꯂꯔꯣꯏꯁꯦꯅ ꯑꯗꯨꯒꯗꯤ ꯑꯩꯅ ꯆꯪꯉꯨꯕꯗꯗꯤ ꯁꯥꯏꯀ꯭ꯔꯤꯇꯤꯁ ꯋꯥꯔꯗꯇꯨꯗ ꯗꯤꯄꯥꯔꯠꯃꯦꯟꯇꯨꯗ ꯗꯣꯛꯇꯔꯗꯨꯗ ꯑꯩ ꯆꯪꯕꯗ ꯑꯗꯨꯝ ꯈꯪꯒꯗꯧꯕ ꯑꯩ ꯍꯦꯛ ꯂꯥꯛꯄꯗꯗꯤ ꯑꯣ ꯃꯥꯁꯦ ꯁꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯂꯩꯔꯝꯒꯅꯤꯅ ꯑꯗꯨꯅ ꯑꯩꯁꯦ ꯆꯪꯗꯕꯤꯗ ꯈꯤꯇꯪ ꯋꯥꯠꯂꯤꯉꯩꯗ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯆꯠꯂꯦ ꯃꯤꯅ ꯃꯁꯛ ꯈꯪꯗꯅꯕ ꯑꯩꯒꯤ ꯒꯥꯔꯤꯗ ꯑꯗꯨꯝ ꯐꯝꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯦꯁꯤꯒ ꯃꯥꯒ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯅꯦꯁꯤꯒꯤ ꯃꯥꯒ ꯊꯣꯛꯂꯛꯑꯒ ꯑꯩꯒ ꯊꯦꯡꯅꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯏꯃꯤꯗꯅ ꯑꯩꯅ ꯒꯥꯔꯤꯗꯩ ꯃꯣꯏ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯒꯥꯔꯤꯗꯩ ꯊꯣꯛꯑꯒ ꯒꯥꯔꯤ ꯃꯥꯡ ꯂꯦꯞꯄ ꯂꯩꯗꯅ ꯒꯥꯔꯤ ꯑꯃ ꯁꯨꯃꯥꯏꯅ ꯊꯧꯈꯤꯕꯒꯤ ꯂꯥꯏꯠꯇꯣ ꯑꯉꯥꯡꯁꯤꯗ ꯀꯥꯞꯁꯤꯟꯕꯗꯣ ꯃꯥꯏ ꯃꯁꯛꯁꯦ ꯎꯕꯗ ꯑꯩꯅ ꯑꯁ ꯌꯥꯝ ꯊꯤꯅ ꯍꯦꯛꯇ ꯈꯦꯠꯅꯔꯝꯕꯅꯦꯃꯤ ꯑꯉꯥꯡꯁꯤ ꯍꯦꯛꯇ ꯆꯥꯏꯔꯨꯡꯒꯁꯦ ꯂꯣꯏ ꯀꯨꯞꯊꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯒ ꯑꯩꯈꯣꯏꯒꯤ ꯃꯃꯤꯠꯀꯁꯦ ꯄꯨꯔꯥ ꯀꯨꯠꯁꯜꯂꯒ ꯄꯨꯔꯥ ꯍꯦꯛꯇ ꯑꯉꯥꯡꯁꯤ ꯐꯖꯈ꯭ꯔꯕ ꯃꯁꯛ ꯃꯃꯥꯏꯒ ꯁꯤꯠ ꯅꯥꯜꯂꯒ ꯃꯤ ꯄꯤꯛꯇꯛ ꯇꯧꯔꯒ ꯉꯧꯈ꯭ꯔꯕ ꯃꯁꯛꯁꯦ ꯍꯦꯛꯇ ꯃꯥꯡꯕꯅꯦꯃꯤ ꯑꯉꯥꯡꯁꯦ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯍꯦꯛꯇ ꯑꯗꯩ ꯃꯁꯝꯒꯁꯦ ꯃꯥꯏ ꯃꯁꯝꯗꯣ ꯁ꯭ꯋꯥꯏꯃꯨꯛ ꯁꯥꯡꯈꯤꯕꯅꯦꯕ ꯌꯥꯝ ꯐꯩꯌꯦꯕ ꯃꯁꯝꯁꯦ ꯑꯗꯨꯒ ꯃꯁꯝꯒꯁꯦ ꯍꯦꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯇꯠ ꯂꯥꯎꯔꯒ ꯃꯁꯝꯒꯁꯦ ꯌꯥꯎꯗ꯭ꯔꯒꯅꯦ ꯇꯞ ꯅꯞꯄꯒ ꯃꯀꯣꯛꯀꯁꯦ ꯄꯨꯔꯥ ꯐꯤꯕꯝ ꯑꯃ ꯑꯣꯜꯂ ꯊꯣꯛꯂꯛꯄꯁꯤꯗ ꯂꯥꯏꯠꯁꯤꯅ ꯁꯨꯃꯥꯏꯅ ꯌꯩꯕꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯩ ꯃꯥꯅ ꯑꯩ ꯍꯦꯛ ꯎꯕꯗꯅꯦ ꯉꯥꯎꯔꯦ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯀꯅꯥꯅꯣ ꯃꯥ ꯃꯁꯥ ꯀꯅꯥꯅꯣ ꯃꯥꯏ ꯋꯥꯔꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯁꯤꯅ ꯅꯦꯅꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯁꯦ ꯀꯣꯜꯂꯒ ꯍꯦꯛ ꯂꯥꯎꯅ ꯀꯞꯄꯦꯕ ꯑꯩꯅ ꯊꯦꯝꯕꯤꯔꯦ ꯑꯁ ꯅꯨꯡꯉꯥꯏꯇꯅ ꯃꯅꯦꯁꯨ ꯀꯞꯄꯤꯔꯦ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯤꯕ ꯃꯦꯝꯕꯔꯈꯩꯁꯨ ꯀꯞꯄꯤ ꯑꯗꯩ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯥꯔꯁꯤ ꯂꯥꯎ ꯃꯤ ꯎꯈꯤꯅꯦꯅ ꯁꯥꯔꯦ ꯑꯗꯨꯒꯅꯦ ꯃꯥꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦ ꯑꯩ ꯃꯥꯒ ꯌꯥꯝ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯦ ꯅꯦꯅꯦ ꯑꯝꯇ ꯐꯣꯟ ꯇꯧꯕꯤꯌꯣ ꯃꯥꯏ ꯅꯝꯕꯔꯗꯣ ꯁꯦꯚ ꯇꯧꯗ꯭ꯔꯕꯅꯦꯅꯦ ꯑꯝꯇ ꯇꯧꯕꯤꯌꯣ ꯑꯩ ꯃꯥꯏ ꯈꯣꯟꯖꯦꯜꯗꯣ ꯑꯝꯇꯗꯤ ꯇꯥꯖꯒꯦꯅꯦꯅꯦ ꯑꯩ ꯃꯥꯏ ꯃꯁꯛꯇꯣ ꯌꯥꯝ ꯎꯅꯤꯡꯉꯦꯅꯦꯅꯦ ꯑꯗꯨ ꯃꯥꯗꯨꯅꯦꯅꯦ ꯊꯣꯛꯂꯛꯄ ꯃꯇꯝ ꯌꯧꯗ꯭ꯔꯤꯕꯣꯅꯦꯅꯦ ꯃꯥꯏ ꯃꯆꯥꯒ ꯃꯥꯏ ꯅꯨꯄꯤꯒꯁꯨ ꯑꯩ ꯌꯥꯝ ꯎꯅꯤꯡꯉꯦ ꯂꯣꯟꯅ ꯌꯦꯡꯁꯦꯕ ꯂꯣꯟꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯋꯥ ꯉꯥꯡꯊꯣꯔꯛꯄ ꯈꯣꯠꯇꯣꯔꯛꯄꯁꯤꯗꯗꯤ ꯑꯗꯨꯝ ꯃꯥꯁꯦ ꯉꯥꯎꯕꯒꯤ ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜꯗꯤ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯔꯝꯁꯦ ꯁꯨꯡꯆꯥ ꯆꯥꯗꯅꯅꯦ ꯅꯦꯅꯦ ꯑꯩ ꯆꯥꯛ ꯆꯥꯔꯨꯔꯗꯕꯅꯤꯉꯣ ꯁꯤꯗ ꯍꯦꯛ ꯆꯪꯕꯒ ꯑꯩꯈꯣꯏ ꯅꯦꯅꯦꯅ ꯄꯥꯟ ꯏꯔꯣꯟꯕ ꯄꯣꯔꯛꯈ꯭ꯔꯕꯅꯦ ꯍꯥꯏꯌꯦꯕ ꯄꯥꯟ ꯏꯔꯣꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒ ꯃꯥꯒ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯅꯦ ꯃꯔꯝ ꯁꯨꯡꯆꯥ ꯆꯥꯗꯕꯤꯗꯅꯦ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯄꯜꯂꯦꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯑꯩ ꯄꯥꯟ ꯏꯔꯣꯟꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯃꯥꯅ ꯄꯨꯈꯤꯕꯗꯣ ꯑꯗꯨꯅꯦꯕ ꯑꯗꯩꯗꯤ ꯅꯦꯅꯦ ꯑꯝꯇ ꯇꯧꯕꯤꯌꯣ ꯑꯩ ꯃꯥꯏ ꯃꯈꯣꯟꯗꯣ ꯑꯝꯇ ꯇꯥꯒꯦꯅꯦꯅ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯋꯥꯔꯤ ꯂꯤꯕꯗ ꯆꯤꯊꯕ ꯑꯃꯒ ꯃꯥꯒꯤ ꯂꯨꯄꯥꯒꯤ ꯈꯨꯖꯤ ꯁꯤꯌꯦꯕꯀꯣ ꯑꯅꯤ ꯁꯤꯁꯦ ꯃꯥꯅ ꯂꯧꯊꯣꯛꯄꯤꯔꯦꯕ ꯅꯦꯅꯦ ꯁꯤꯁꯦ ꯃꯉꯣꯟꯗ ꯑꯝꯇ ꯄꯤꯕꯤꯌꯣꯅ ꯁꯤꯁꯦ ꯏꯍꯥꯟ ꯍꯥꯟꯕ ꯃꯥꯅ ꯀꯩꯅꯣ ꯍꯣꯏꯗ ꯃꯕꯥꯅꯤ ꯃꯃꯥꯕꯨ ꯍꯣꯏꯗ ꯑꯃ ꯎꯅꯈꯤꯗꯅ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯃꯥꯅꯒ ꯑꯩꯈꯣꯏ ꯂꯨꯄꯥ ꯈꯨꯖꯤ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯑꯉꯥꯡꯅꯤꯗꯅ ꯑꯗ ꯑꯁ ꯅꯪ ꯅꯈꯨꯠꯇꯨꯗ ꯂꯨꯄꯥ ꯈꯨꯖꯤꯒ ꯁꯤꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯈꯤꯕ ꯅꯪ ꯑꯗꯨꯝ ꯁꯤꯌꯨꯀꯣ ꯑꯗꯨꯗꯣ ꯃꯧ ꯑꯣꯏꯔꯕꯣ ꯑꯗꯨꯝ ꯁꯤꯍꯟꯅꯤ ꯌꯥꯝ ꯑꯉꯥꯡ ꯃꯥꯜꯂꯦ ꯅꯪ ꯅꯈꯨꯠ ꯑꯩꯈꯣꯏꯒꯤ ꯄꯤꯛꯇꯛ ꯇꯧꯔꯒ ꯉꯧꯔꯣꯛ ꯉꯧꯕ ꯃꯈꯨꯠꯇꯨꯗ ꯑꯩꯈꯣꯏ ꯂꯨꯄꯥ ꯈꯨꯖꯤ ꯁꯤꯕꯒꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯊꯣꯛꯄꯗꯣ ꯑꯉꯥꯡꯗꯨꯗ ꯑꯗꯨꯒꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕ ꯁꯤꯁꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯅꯦꯕ ꯅꯦꯅꯦ ꯁꯤ ꯑꯝꯇ ꯄꯤꯕꯤꯌꯨꯀꯣ ꯅꯪꯅ ꯂꯧꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯦꯕ ꯑꯩꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯐꯣꯟꯁꯦ ꯇꯧꯕꯤꯔꯦ ꯐꯣꯟꯁꯦ ꯇꯧꯕꯗ ꯃꯣꯏ ꯅꯨꯄꯥꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯇꯧꯕꯗ ꯑꯩꯅꯁꯨ ꯑꯩꯁꯦ ꯀꯦꯁ ꯂꯣꯏꯈ꯭ꯔꯒ ꯅꯝꯕꯔꯁꯦ ꯆꯟꯗꯕꯅꯤꯅꯅꯦ ꯑꯌꯥꯝꯕ ꯀꯛꯊꯠꯂꯦꯕ ꯑꯗꯨꯒ ꯑꯅꯧꯕ ꯀꯦꯁꯀꯤꯁꯦ ꯑꯃꯨꯛ ꯁꯦꯞ ꯇꯧꯕ ꯉꯁꯥꯏꯒꯤ ꯑꯅꯧꯕ ꯀꯦꯁꯇꯨꯒꯤ ꯐꯣꯟ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯗꯣꯏꯅꯤꯅ ꯅꯨꯄꯥ ꯃꯌꯨꯝ ꯅꯨꯄꯤ ꯃꯌꯨꯝꯗꯣ ꯃꯥꯒꯤꯁꯤꯗꯤ ꯑꯩꯅ ꯀꯛꯇꯅ ꯊꯝꯃꯦꯕ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯀꯣ ꯃꯥ ꯄꯩꯁꯥꯁꯨ ꯂꯧꯈꯤꯗꯦ ꯑꯗꯩ ꯃꯥꯅ ꯆꯥꯛꯈꯤꯕ ꯑꯗꯨꯅ
ꯑꯩꯅ ꯊꯝꯕꯤꯌꯦꯕ ꯑꯩꯉꯣꯟꯗ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯃꯥꯏ ꯐꯣꯟ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤ ꯁꯤꯝ ꯊꯨꯗꯦꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯅꯝꯕꯔꯁꯦ ꯁꯦꯞ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕ ꯄꯣꯠꯅꯤꯅ ꯃꯥ ꯆꯤꯟꯐꯥ ꯄꯨꯍꯧꯗꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯇꯧꯕꯤꯔꯦ ꯐꯣꯟꯁꯦ ꯇꯧꯕꯁꯤꯗ ꯃꯄꯥ ꯑꯣꯏꯅ ꯄꯥꯏꯔꯛꯑꯦꯕꯀꯣ ꯄꯥꯕꯨꯡ ꯑꯩꯅꯦ ꯈꯣꯠꯅꯦꯅ ꯑꯩꯅ ꯍꯥꯏꯔꯦ ꯉꯍꯥꯟꯋꯥꯏ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯥꯒ ꯀꯦꯁ ꯇꯧꯅꯈꯤꯕ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯁꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯈꯣꯠꯂꯦ ꯄꯥꯕꯨꯡ ꯑꯗꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯩꯗꯤ ꯏꯕꯨꯡꯉꯣꯗꯣ ꯃꯥꯅ ꯑꯝꯇꯪ ꯃꯥ ꯋꯥꯔꯤ ꯁꯥꯅꯤꯡꯉꯦ ꯍꯥꯏ ꯑꯗꯣ ꯃꯉꯣꯟꯗ ꯃꯥ ꯂꯩꯒꯦ ꯈꯣꯠꯀꯦ ꯑꯗꯨꯗ ꯑꯝꯇ ꯅꯠꯇꯦ ꯆꯨꯝꯅꯗꯪ ꯃꯥ ꯋꯥꯔꯤ ꯁꯥꯗꯕ ꯀꯨꯏꯔꯛꯄꯩ ꯉꯥꯎꯔꯛꯄꯅꯤ ꯑꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯌꯦ ꯃꯥꯁꯤ ꯀꯔꯝꯕ ꯅꯝꯕꯔ ꯄꯥꯏꯔꯤꯒꯦ ꯈꯣꯠꯂꯤꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯈꯪꯗ꯭ꯔꯦꯅꯦ ꯁꯤꯁꯨ ꯑꯩꯅ ꯄꯥꯏꯍꯜꯂꯝꯃꯦ ꯑꯗꯣ ꯃꯥꯁꯦ ꯐꯣꯟ ꯄꯥꯏꯗ꯭ꯔꯦ ꯃꯥꯏ ꯅꯨꯄꯤꯈꯛ ꯄꯥꯏꯔꯦ ꯃꯥ ꯐꯣꯟ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯗꯨꯗꯤ ꯐꯔꯦ ꯄꯥꯕꯨꯡ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯗ ꯇꯧꯔꯀꯥꯟꯗ ꯃꯥꯏ ꯅꯨꯄꯤ ꯈꯪꯍꯟꯗꯕꯤꯗ ꯑꯝꯇꯪ ꯄꯥꯎꯗꯤ ꯄꯤꯕꯤꯈꯣ ꯑꯉꯥꯡꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯍꯥꯏꯔꯒ ꯅꯦꯅꯦ ꯑꯩ ꯑꯝꯇ ꯄꯥꯏꯍꯧꯒꯦ ꯍꯥꯏꯔ ꯃꯥ ꯑꯃꯨꯛ ꯄꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯕꯕꯥ ꯃꯥ ꯊꯣꯛꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯏꯌꯥꯔꯄꯣꯔꯠꯇ ꯌꯦꯡꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇꯗꯤ ꯌꯦꯡꯖꯒꯦꯀꯣ ꯕꯕꯥ ꯍꯣꯏꯅ ꯃꯥ ꯊꯣꯛꯂꯛꯄꯗꯣ ꯄꯥꯎꯗꯣ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯗꯣ ꯕꯕꯥ ꯑꯩꯈꯣꯏ ꯅꯦꯅꯦꯅ ꯄꯥꯟ ꯏꯔꯣꯟꯕ ꯄꯣꯔꯛꯈ꯭ꯔꯦ ꯑꯩꯗꯤ ꯆꯥꯔꯣꯗꯃꯤꯉꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯤ ꯃꯄꯥꯗꯨꯁꯨ ꯑꯗꯨꯝ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯗꯩ ꯑꯃꯨꯛ ꯁꯥꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒꯗꯣ ꯑꯩ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯑꯗꯨ ꯃꯣꯏ ꯐꯖꯅ ꯂꯩꯕ꯭ꯔꯥ ꯕꯕꯥ ꯃꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯕ꯭ꯔꯥ ꯕꯕꯥ ꯃꯥꯅ ꯑꯩ ꯅꯣꯡꯇ ꯍꯪꯉꯛꯇꯕ꯭ꯔꯥ ꯕꯕꯥ ꯍꯥꯏꯀꯣ ꯕꯕꯥ ꯑꯩ ꯆꯠꯂꯒꯦ ꯐꯣꯟ ꯊꯝꯃꯒꯦ ꯑꯩ ꯄꯥꯟ ꯏꯔꯣꯟꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯩ ꯆꯥꯎꯔꯒꯦ ꯑꯃꯨꯛꯁꯨ ꯍꯥꯏꯕ ꯑꯍꯣꯏ ꯆꯥꯊꯣꯛꯎꯔꯣ ꯍꯥꯏꯔꯦꯀꯣ ꯑꯗ ꯑꯩꯅ ꯄꯥꯕꯨꯡ ꯑꯁꯤꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯅ ꯄꯥꯕꯨꯡ ꯏꯆꯥꯅꯨꯄꯥꯗ ꯂꯣꯟꯅ ꯄꯥꯎ ꯑꯝꯇꯪꯗꯤ ꯄꯤꯕꯤꯈꯣ ꯁꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯃꯣꯏ ꯃꯆꯦꯗꯣ ꯌꯥꯝ ꯐꯩꯌꯦꯕ ꯃꯣꯏ ꯃꯌꯨꯝꯗ ꯂꯩꯕꯗꯣ ꯑꯩꯒ ꯀꯦꯁꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯈꯤꯕ ꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯦꯕꯀꯣ ꯑꯉꯥꯡꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯃꯆꯦꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎ ꯇꯥꯖꯕ ꯌꯥꯝ ꯉꯥꯎꯖꯕ ꯃꯤꯅꯦꯕ ꯃꯆꯦꯁꯦ ꯌꯥꯝ ꯏꯀꯥꯏꯖꯕꯗꯣ ꯃꯥꯅ ꯃꯥꯏ ꯃꯧꯄꯥꯅꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯣꯏ ꯏꯃꯨꯡꯗꯒ ꯁꯨꯝꯕ ꯊꯣꯛꯄꯁꯦ ꯑꯁ ꯃꯦꯗꯥꯝ ꯅꯪ ꯅꯃꯥꯡꯗ ꯃꯥꯏ ꯎꯠꯄ ꯉꯝꯗꯦ ꯌꯥꯝ ꯏꯀꯥꯏ ꯑꯩ ꯌꯥꯝ ꯏꯀꯥꯏꯌꯦꯅ ꯑꯗ ꯃꯆꯦꯁꯤꯅ ꯑꯉꯥꯡꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯏꯆꯥꯗ ꯊꯣꯛ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜ ꯍꯧꯔꯤ ꯄꯨꯡꯀꯛ ꯆꯥꯎꯈꯠꯂꯛꯑꯦ ꯑꯩꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯃꯆꯦꯁꯦ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯌꯥꯝ ꯇꯧꯋꯦꯕ ꯑꯩꯅ ꯃꯆꯦꯗꯁꯨ ꯐꯣꯟ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯗꯣ ꯁꯨꯃꯥꯏ ꯐꯤꯕꯝꯗ ꯂꯩꯔꯦꯅꯦꯍꯦ ꯑꯗꯨꯗꯗꯤ ꯑꯉꯥꯡꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯀꯨꯏꯅ ꯌꯥꯗꯕꯅꯤꯅ ꯑꯩ ꯇꯣꯏꯅ ꯂꯥꯛꯀꯦ ꯅꯦꯅꯦ ꯇꯣꯏꯅ ꯂꯥꯛꯀꯦ ꯅꯪ ꯐꯔꯣꯀꯣ ꯅ ꯇꯧꯗꯅ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯈꯨꯔꯝꯗꯅ ꯈꯣꯠꯇꯅ ꯕꯣꯔꯅꯤꯗꯅ ꯑꯩꯅ ꯃꯈꯨꯠꯀꯗꯣ ꯆꯤꯛꯄꯤꯌꯣꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯛꯇꯅ ꯑꯩꯅ ꯂꯣꯏꯅ ꯃꯈꯨꯠ ꯆꯤꯛꯄꯤꯗꯅ ꯃꯅꯝ ꯅꯝꯕꯤꯗꯅ ꯅꯪ ꯆꯪꯉꯣꯅ ꯇꯧꯔꯒ ꯊꯥꯖꯟꯕꯤꯈ꯭ꯔꯦꯕ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅꯅꯦ ꯃꯥꯅ ꯆꯪꯈꯤꯕꯗꯣ ꯑꯩꯅ ꯂꯦꯞꯄꯒ ꯌꯦꯡꯍꯧꯋꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒ ꯃꯆꯦꯗꯨꯗ ꯃꯥ ꯆꯪꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩ ꯐꯣꯟ ꯇꯧꯔꯒ ꯄꯥꯎ ꯄꯤꯈꯤꯕ ꯁꯨꯃꯥꯏꯅ ꯂꯩꯔꯦꯅꯦꯍꯦ ꯑꯉꯥꯡꯗꯣ ꯑꯗꯨꯗꯣꯅꯗ ꯃꯣꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯆꯦ ꯍꯣꯏꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯨꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯣꯛꯂꯛꯀꯗꯕꯅꯤ나 ꯃꯣꯏꯗꯣ ꯑꯗꯨꯝ ꯄꯥꯎꯗꯣ ꯑꯗꯨꯝ ꯂꯣꯏꯁꯟꯅꯈ꯭ꯔꯕꯅꯤꯅ ꯄꯥꯎꯗꯣ ꯑꯗꯨꯝ ꯀꯩꯁꯨ ꯐꯥꯎꯅꯅꯤꯡꯗꯕ ꯑꯣꯏꯔꯦꯕ ꯃꯣꯏꯗ ꯑꯗꯨꯏꯁꯨ ꯃꯣꯏꯒꯤ ꯃꯧꯄꯥꯗꯨꯅ ꯃꯥꯡꯍꯜꯂꯝꯃꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯤ ꯁꯤ ꯌꯧꯔꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯍꯟꯈ꯭ꯔꯦꯗꯅ ꯑꯩꯅ ꯑꯗꯨꯗꯤ ꯈꯪꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯀꯔꯤꯃꯨꯛ ꯐꯤꯔꯦꯞ ꯂꯧꯔꯛꯏ ꯅꯨꯄꯤꯁꯤ ꯊꯤꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯈꯪꯅꯤꯡꯉꯦꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯄꯥꯎ ꯄꯤꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯩꯅꯁꯨ ꯄꯥꯎꯗꯣ ꯍꯥꯏꯗ꯭ꯔꯦ ꯑꯗꯩ ꯑꯩꯁꯨ ꯑꯃꯨꯛꯇ ꯆꯠꯍꯧꯒꯦ ꯅ ꯈꯟꯕꯕꯨ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯑꯗꯨꯝ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯣꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯗꯣꯝꯆꯥꯗꯨꯅ ꯃꯥꯗꯣ ꯈꯤꯇꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯌꯨꯝꯗ ꯄꯨꯊꯔꯦꯅ ꯄꯥꯎ ꯄꯤꯔꯛꯑꯦꯀꯣ ꯄꯨꯊꯕ ꯅꯣꯡ ꯅꯤꯅꯤ ꯂꯩꯕꯗ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯏꯕꯦꯝꯃꯗꯨꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯞꯄꯒꯀꯣ ꯅꯦ ꯑꯩ ꯈꯨꯖꯤꯗꯣ ꯃꯉꯣꯟꯗ ꯌꯧꯕꯤꯈ꯭ꯔꯕꯣ ꯑꯗꯣ ꯃꯥꯒ ꯅꯦꯅꯦꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯑꯩ ꯅꯥꯏ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯅꯦꯅꯦꯅ ꯍꯪꯉꯛꯑꯝꯃꯦꯕ ꯑꯩꯅ ꯏꯕꯦꯝꯃ ꯃꯣꯏꯁꯨ ꯐꯣꯟꯗꯣ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯇꯧꯗ꯭ꯔꯦ ꯃꯣꯏꯅ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨ ꯂꯣꯏꯁꯟꯅꯈ꯭ꯔꯕꯅꯤꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯆꯒꯠ ꯍꯥꯏꯔꯨꯕꯗ ꯅꯪꯅ ꯑꯃꯨꯛꯀ ꯅꯨꯄꯥꯁꯤꯗ ꯍꯧꯕ ꯇꯥꯔꯅꯤ ꯂꯣꯏꯅꯈ꯭ꯔꯕꯅꯤꯅ ꯅꯪꯅ ꯍꯧꯕ ꯅꯪꯅ ꯅꯥꯕ ꯑꯗꯩ ꯅꯪꯅ ꯋꯥꯖꯕ ꯅꯤꯡꯁꯤꯡꯖꯕ ꯃꯉꯣꯟꯗ ꯀꯩꯝꯇ ꯃꯗꯨ ꯈꯪꯍꯜꯂꯔꯣꯏꯁꯦ ꯑꯩꯅ ꯊꯦꯝꯖꯤꯜꯂꯦꯕ ꯃꯥꯗꯣꯀꯣ ꯑꯗꯩꯗꯤ ꯅꯦꯅꯦ ꯑꯗꯣ ꯑꯝꯇꯪꯗꯤ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯏꯌꯥꯔꯄꯣꯔꯠꯇ ꯑꯩ ꯑꯝꯇꯪꯗꯤ ꯌꯦꯡꯖꯒꯦ ꯑꯗꯨꯝ ꯈꯇꯪꯗꯤ ꯅꯦꯅꯦ ꯃꯣꯏꯗ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯍꯣꯏ ꯃꯇꯥꯡ ꯆꯥꯔꯗꯤ ꯌꯦꯡꯒꯦꯅ ꯑꯗꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯩ ꯂꯥꯛꯑꯝꯕ ꯈꯣꯠꯂꯝꯕ ꯃꯥ ꯂꯣꯏ ꯈꯪꯉꯦꯕꯀꯣ
ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯃꯥꯅ ꯅꯨꯄꯥꯁꯤꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯑꯩꯒ ꯃꯥꯁꯦ ꯁꯨꯀꯥꯎ ꯀꯥꯎꯗꯕ ꯃꯥꯅ ꯐꯅꯌꯥꯝ ꯉꯥꯎꯔꯁꯨꯀꯣ ꯑꯗꯩ ꯑꯃꯨꯛ ꯗꯣꯛꯇꯔꯗꯗꯤ ꯃꯅꯦꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯍꯥꯏꯕꯤꯔꯅꯨ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯗꯤ ꯈꯪꯍꯜꯂꯔꯣꯏꯒꯦ ꯑꯅꯗꯤ ꯋꯥꯔꯤꯗꯨꯕꯨꯗꯤ ꯑꯁꯦꯡꯕꯗꯣ ꯗꯣꯛꯇꯔꯗ ꯂꯤ ꯍꯥꯏꯌꯦꯕ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯃꯥꯅ ꯅꯦꯅꯦ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯃꯣꯏꯗ ꯐꯝꯅꯈꯤꯕꯅꯦ ꯑꯗꯨꯅꯦꯅ ꯑꯗꯨꯃꯥꯏꯅꯗꯤ ꯂꯤ ꯍꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯂꯩꯅꯈ꯭ꯔꯦ ꯑꯩꯅ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯀꯣꯅ ꯍꯦꯛ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯇꯨꯝꯕ ꯈꯣꯠꯄ ꯀꯥꯟꯗ ꯍꯦꯛ ꯅꯤꯡꯁꯤꯡꯉꯦ ꯃꯥꯗꯨꯕꯨ ꯃꯥ ꯗꯥꯛꯇꯔꯗꯩꯗꯤ ꯄꯨꯊꯈ꯭ꯔꯦ ꯅ ꯍꯥꯏꯕꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯃꯥꯁꯦ ꯂꯩꯔꯝꯒꯗꯒꯦ ꯅ ꯈꯜꯂꯒ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯣꯏ ꯑꯗꯒꯤ ꯅꯨꯄꯥꯗꯨꯗꯗꯤ ꯅꯝꯕꯔꯗꯤ ꯃꯃꯥꯕꯣꯛꯀꯤ ꯃꯅꯦꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒꯤ ꯂꯣꯏ ꯌꯥꯎꯈ꯭ꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯉꯣꯟꯗꯗꯤ ꯅꯝꯕꯔꯗꯤ ꯂꯣꯏ ꯌꯥꯎꯈ꯭ꯔꯤꯅꯤꯀꯣ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯄꯥꯏꯗꯒꯩ ꯈꯥꯡꯉꯦꯕ ꯅꯨꯄꯥꯁꯤ ꯐꯣꯟ ꯇꯧꯅꯤꯡꯉꯛꯀꯅꯤ ꯎꯅꯤꯡꯉꯛꯀꯅꯦꯅꯀꯣ ꯅꯨꯄꯥꯁꯤꯅꯦ ꯍꯥꯏꯕꯅꯦ ꯅꯤꯡꯁꯤꯡꯕ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯅꯨꯡꯇꯣꯕꯨ ꯑꯃꯐꯥꯎ ꯃꯉꯣꯟꯗ ꯐꯣꯟ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤꯅ ꯂꯩꯍꯧꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯐꯣꯟꯗꯅꯤ ꯂꯣꯏ ꯍꯥꯞꯄꯤꯁꯦ ꯐꯣꯇꯣ ꯁꯤꯟꯗꯣꯛꯑ ꯊꯝꯅꯕ ꯅꯠꯇꯦꯕ ꯑꯗꯩ ꯅꯨꯄꯥꯗꯣ ꯑꯥꯏꯖꯤꯗꯤ ꯄꯥꯏꯗꯦ ꯍꯥꯏ ꯑꯦꯐꯕꯤ ꯃꯥꯅ ꯅꯪ ꯑꯣꯟꯂꯥꯏꯟ ꯂꯩꯕ ꯂꯩꯇꯕ ꯌꯦꯡꯒꯦ ꯑꯅ ꯑꯦꯐꯕꯤ ꯑꯃꯈꯛ ꯍꯥꯡꯉꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯃꯥꯗꯤ ꯀꯔꯤꯝ ꯍꯥꯞꯀꯠꯇꯦ ꯍꯥꯏꯌꯦꯕ ꯑꯣꯡꯂꯤ ꯍꯥꯡꯕꯗꯣ ꯈꯛ ꯍꯥꯞꯀꯠꯄꯗꯣ ꯑꯗꯨ ꯀꯩꯝ ꯍꯥꯞꯀꯠꯇꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯤꯁꯨ ꯃꯣꯏ ꯃꯥꯅꯦ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯅꯦ ꯃꯥꯏ ꯃꯃꯥꯟꯅꯕ ꯑꯃꯅꯤꯅ ꯃꯤ ꯃꯉꯥ ꯑꯗꯨꯃꯥꯏꯅ ꯐ꯭ꯔꯦꯟ ꯑꯣꯏ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯊꯤ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯗꯛꯁꯤꯀꯣ ꯖꯨꯟ ꯊꯥ ꯍꯧꯒꯠꯂꯛꯄꯁꯤꯗ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯅꯦꯅꯦ ꯑꯩ ꯈꯪꯉꯤꯕꯣ ꯍꯟꯅ ꯇꯧꯔꯒ ꯑꯩ ꯑꯗꯨꯅꯦꯅ ꯑꯩꯗꯤ ꯃꯥꯗꯤ ꯃꯃꯤꯡ ꯂꯩꯕ ꯃꯥꯒꯤ ꯑꯩ ꯁꯨꯀꯥꯎ ꯀꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯈꯪꯉꯦ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯅꯪ ꯀꯃꯥꯏ ꯇꯧꯔꯤꯅ ꯇꯧꯗꯅ ꯅꯦꯅꯦ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯂꯤꯕꯤꯔꯣ 2026ꯀꯤ ꯖꯨꯟ ꯊꯥ ꯌꯧꯔꯛꯄꯁꯤꯗ ꯑꯩꯁꯦ ꯅꯦꯅꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯃꯥꯒ ꯑꯩꯒ ꯆꯦꯟꯁꯤ ꯊꯥꯅꯈꯤꯕ ꯆꯍꯤ ꯊꯥ ꯌꯧꯔꯛꯄꯅꯤꯅ ꯑꯩꯅꯅꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯌꯥꯝ ꯋꯥꯔꯦꯅꯦꯅ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯑꯉꯥꯡꯁꯦꯀꯣ ꯑꯗꯨꯒ ꯃꯉꯣꯟꯁꯤꯗ ꯍꯧꯖꯤꯛꯁꯦ ꯃꯥꯅ ꯍꯥꯏꯕ ꯅꯦꯅꯦ ꯃꯥꯒ ꯑꯩꯒ ꯀꯥꯏꯅꯔꯦ ꯃꯥꯒ ꯑꯩꯒ ꯊꯨꯡꯅꯔꯔꯣꯏꯀꯣ ꯍꯥꯏꯕꯒꯤ ꯑꯋꯥꯕꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨꯒ ꯃꯥ ꯎꯅꯤꯡꯕ ꯃꯥꯒ ꯎꯅꯅꯤꯡꯕ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯃꯥꯒ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯑꯗꯨꯝ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯂꯩꯇꯦ ꯁꯨꯞꯅꯒꯤ ꯃꯥꯁꯦ ꯀꯥꯎ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯅꯦꯅꯦ ꯁꯤꯁꯦ ꯑꯩꯒꯤ ꯑꯋꯥꯕꯅꯤ ꯍꯥꯏꯌꯦꯕ ꯃꯥ ꯀꯥꯎꯕ ꯉꯝꯗꯕꯁꯦ ꯁꯤꯅ ꯑꯩꯁꯦ ꯌꯥꯝ ꯋꯥꯍꯜꯂꯦꯅ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯦ ꯍꯦꯟꯒꯠꯂꯛꯑꯦ ꯀꯥꯎꯕꯗꯤ ꯍꯥꯏꯔꯨꯅꯨ ꯅꯨꯡꯁꯤꯕꯁꯦ ꯍꯦꯟꯒꯠꯂꯛꯑꯦ ꯃꯌꯦꯛ ꯍꯦꯟꯒꯠꯂꯛꯑꯦ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯑꯦꯅꯦꯅꯦ ꯉꯋꯥꯏꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯅꯤ나 ꯑꯩꯅ ꯃꯥ ꯅꯤꯡꯁꯤꯡꯉꯨꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯒꯤꯗꯤ ꯃꯥꯏ ꯋꯥꯈꯜ ꯈꯜꯂꯨꯗ꯭ꯔꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯅꯣꯡꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯍꯤꯡꯐꯧ ꯁꯥꯟꯅꯔꯦ ꯑꯍꯤꯡ ꯉꯥꯏꯍꯥꯛ ꯇꯨꯝꯊꯅꯈꯤꯕ ꯑꯌꯨꯛꯀꯤ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯉꯩ ꯁꯤ ꯈꯛꯇꯅꯦꯕ ꯀꯥꯏꯅꯔꯤꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯃꯥ ꯅꯤꯡꯁꯤꯡꯕꯒꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯂꯣꯏꯅꯔ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯀꯥꯟꯁꯤꯗꯗꯤ ꯁꯤꯗꯅ ꯍꯦꯟꯅ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯛꯑꯒ ꯅꯤꯡꯁꯤꯡꯉꯒ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯈꯤꯕ ꯀꯣꯏꯕ ꯆꯠꯃꯤꯟꯅꯈꯤꯕ ꯏꯕꯥꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯐꯣꯟꯗ ꯁꯥꯟꯅꯈꯤꯕ ꯃꯌꯥꯝ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯒꯅꯦ ꯍꯦꯟꯅ ꯑꯩꯉꯣꯟꯁꯤꯗ ꯆꯥꯈꯠꯂꯛꯑꯦ ꯑꯩꯁꯦꯅ ꯍꯥꯏꯌꯦꯕ ꯃꯥꯅꯀꯣ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯥꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯃꯝꯕ ꯃꯥ ꯅꯨꯄꯤ ꯊꯤꯔꯦꯅ ꯍꯥꯏꯔꯝꯕ ꯅꯨꯄꯤ ꯊꯤꯔꯒ ꯄꯥꯈꯪ ꯁꯥꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯔꯝꯕ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯁꯥꯎꯅꯤꯡꯕ ꯈꯣꯠꯄꯁꯦ ꯂꯣꯏ ꯅꯥꯊꯩꯈ꯭ꯔꯒ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯉꯋꯥꯏ ꯆꯥꯛꯈꯤꯕꯗꯣ ꯃꯉꯣꯟꯗ ꯀꯦꯁꯇꯒ ꯑꯗꯨ ꯂꯣꯏ ꯅꯥꯊꯩꯈ꯭ꯔꯒꯅꯦ ꯑꯗꯨꯒꯤ ꯃꯤꯅꯝꯃꯝꯕ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯃꯥꯅ ꯃꯤꯅꯝꯕꯒꯤ ꯑꯗꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯥꯡꯍꯟꯕꯤꯔꯝꯕꯒꯤ ꯁꯥꯎꯅꯤꯡꯕ ꯑꯗꯨ ꯂꯣꯏꯅ ꯅꯥꯊꯩꯔꯒ ꯃꯥꯁꯦ ꯅꯤꯡꯁꯤꯡꯉꯒ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯅꯤꯡꯁꯤꯡꯉꯒ ꯁꯤꯒꯤ ꯏꯄꯥꯛꯇ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕ ꯃꯪꯂꯥꯟꯁꯤꯗ ꯑꯣꯏꯅ ꯇꯥꯎꯔꯒ ꯑꯩꯁꯦ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯛꯏ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯌꯥꯝ ꯉꯛꯏꯁꯦ ꯁꯤꯅꯤ ꯍꯥꯏꯕ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯏꯕꯥꯅꯤꯁꯦ ꯎꯅꯔꯔꯣꯏꯗꯕꯅꯤꯀꯣ ꯏꯕꯥꯅꯤ ꯃꯩꯁꯦ ꯂꯣꯏꯅꯈ꯭ꯔꯕꯅꯤꯀꯣꯁꯦ ꯂꯣꯏ ꯀꯥꯎꯊꯣꯛꯑꯒ ꯑꯗꯨꯒꯤ ꯍꯧꯈꯤꯕ ꯃꯌꯥꯝꯗꯣ ꯃꯃꯤꯠꯇ ꯎꯔꯒ ꯅꯤꯡꯁꯤꯡꯉꯒ ꯃꯅꯥꯁꯤꯗ ꯃꯥꯏ ꯅꯥꯀꯣꯡꯁꯤꯗ ꯑꯗꯨꯝ ꯇꯥꯔꯒ
ꯑꯗꯨꯒꯤ ꯏꯄꯥꯛꯁꯤꯗ ꯃꯥꯁꯤꯅꯅꯦ ꯇꯥꯎꯔꯒ ꯅꯨꯡꯉꯥꯏꯕꯗꯧꯅ ꯅꯣꯛꯃꯤꯟꯅꯈꯤꯕ ꯃꯇꯥꯡ ꯌꯥꯝ ꯅꯣꯛꯄ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯏꯕꯥꯅꯤ ꯅꯣꯛꯈꯤꯕꯗꯣ ꯒꯥꯅꯀꯣ ꯑꯗꯩ ꯁꯦꯔꯤꯌꯁ ꯑꯣꯏꯅꯒ ꯅꯨꯄꯥꯅ ꯂꯝ ꯃꯄꯨꯔꯣꯏꯕꯅ ꯂꯝ ꯆꯠꯊꯣꯛꯏꯉꯩꯗ ꯁꯝ ꯀꯛꯄ ꯐꯠꯇꯕꯅꯦ ꯑꯩ ꯂꯥꯛꯑ ꯀꯛꯑꯣꯒ ꯍꯥꯏꯕꯗ ꯃꯥꯅ ꯑꯗꯨꯗꯒ ꯃꯥꯅ ꯅꯨꯡꯁꯤꯈꯤꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯣꯏ ꯅꯤꯡꯁꯤꯡꯉꯒꯗꯤ ꯃꯥꯅꯒ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯗꯒ ꯍꯩꯇꯕꯅꯤꯅ ꯅꯨꯄꯥꯗꯨꯅ ꯇꯥꯛꯄꯤꯔꯛꯄ ꯃꯌꯥꯝ ꯂꯣꯏꯅ ꯑꯗꯨꯝꯕ ꯀꯦꯌꯔ ꯂꯧꯕꯤꯈꯤꯕ ꯃꯥꯕꯨ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯒ ꯃꯥꯅ ꯌꯨꯝꯗꯒꯤ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯒꯦ ꯍꯥꯏꯕꯗ ꯗꯨꯀꯥꯟꯐꯧ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯂꯝꯄꯥꯛꯀꯤ ꯏꯁꯩ ꯌꯦꯡꯒꯦ ꯍꯥꯏꯔꯁꯨ ꯃꯃꯥꯟꯅꯕꯤꯒ ꯔꯥꯅꯤ ꯐꯤꯗꯣ ꯃꯥ ꯁꯥꯔꯤꯗꯣ ꯐꯤ ꯂꯧꯕꯤꯗꯣ ꯊꯥꯔꯨꯒꯦ ꯍꯥꯏꯔꯁꯨ ꯂꯪ ꯂꯧꯔꯨꯒꯦ ꯍꯥꯏꯔꯁꯨ ꯂꯣꯏꯅ ꯍꯥꯏꯔꯝꯕꯗꯣ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯗ꯭ꯔꯦ ꯅꯨꯄꯥꯁꯤꯗ ꯂꯣꯏꯅ ꯍꯥꯏꯔꯦꯗꯅ ꯐꯣꯟ ꯇꯧꯔꯒꯀꯣ ꯑꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛ ꯀꯩꯅꯣꯝ ꯆꯠꯅꯤꯡꯉꯛꯄꯗ ꯍꯥꯏꯐꯝ ꯂꯩꯔꯛꯇꯕ ꯍꯥꯏꯅꯤꯡꯉꯛꯄ ꯃꯥꯅ ꯀꯩꯅꯣꯝ ꯈꯪꯗꯕꯗ ꯍꯪꯅꯤꯡꯉꯛꯄ ꯊꯦꯡꯉꯀꯥꯟꯗ ꯇꯨꯝꯕꯗꯤ ꯌꯥꯔꯛꯇꯕ ꯃꯥꯅ ꯋꯥꯔꯤꯁꯦ ꯁꯥꯅꯤꯡꯕꯅ ꯉꯥꯎꯔꯛꯄ ꯉꯥꯎꯋꯥꯏꯗꯤ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯐꯝ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯥꯒꯤꯁꯨ ꯃꯤ ꯑꯃꯈꯛꯇꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯕ ꯂꯩꯖꯔꯤꯅꯦꯕ ꯑꯗꯨꯅ ꯂꯣꯏꯔꯦ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦꯀꯣ ꯀꯅꯥꯝ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯑꯗꯨꯗꯣ ꯂꯩꯖꯔꯝꯃꯤꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯉꯣꯟꯁꯤꯗ ꯑꯗꯨꯝ ꯁꯤꯁꯤꯅ ꯑꯩꯁꯦ ꯋꯥꯍꯜꯂꯦ ꯉꯥꯎꯍꯜꯂꯦꯅꯅꯦ ꯃꯥꯁꯤꯅ ꯍꯦꯟꯅ ꯃꯉꯣꯟꯁꯤꯗ ꯋꯥꯍꯜꯂꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗ ꯃꯥꯅꯁꯨ ꯑꯩꯅ ꯍꯪꯉꯦꯕ ꯅꯪꯁꯦ ꯏꯕꯦꯝꯃ ꯌꯨꯝ ꯄꯥꯟꯒꯦ ꯈꯟꯗ꯭ꯔꯕꯣꯅ ꯍꯪꯉꯦꯕ ꯅꯦꯅꯦ ꯑꯩꯅ ꯃꯥꯁꯦ ꯀꯥꯎ ꯍꯥꯏꯕꯁꯦ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯩꯗꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯀꯃꯥꯏ ꯇꯧꯏꯅ ꯍꯥꯏꯕ ꯍꯥꯏꯔꯛꯏ ꯏꯃꯥꯟꯅꯕꯤꯈꯩꯗꯁꯨ ꯍꯥꯏꯔꯛꯏ ꯑꯗꯩ ꯍꯥꯏꯕ ꯆꯪꯒꯦꯁꯨ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗ ꯃꯣꯏ ꯑꯍꯜ ꯂꯃꯟ ꯂꯥꯛꯑꯒ ꯑꯗꯨꯕꯨ ꯑꯩꯅ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯅꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯌꯥꯝ ꯂꯩꯁꯥꯕꯤ ꯂꯤꯕ ꯅꯠꯇꯕꯅꯤꯅ ꯏꯃꯥ ꯕꯕꯥꯅꯁꯨ ꯇꯛꯁꯜꯂꯛꯈꯤꯔꯣꯏ ꯈꯔ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯇꯛꯁꯜꯂꯛꯑꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯒ ꯀꯅꯥ ꯀꯣꯏꯅꯩꯅ ꯊꯤꯒꯠꯂꯛꯑꯅꯤ ꯁꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯒꯤ ꯃꯍꯨꯠꯁꯤꯗꯤ ꯑꯩ ꯀꯅꯥꯝꯇꯅ ꯁꯤꯟꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯌꯥꯝꯅꯗꯤ ꯀꯜꯂꯤꯀꯣ ꯅꯣꯡꯃꯇꯐꯧ ꯍꯦꯛ ꯑꯩꯁꯦ ꯃꯥꯅ ꯊꯤꯔꯛꯇꯕ ꯉꯝꯃꯤ ꯃꯥꯒꯤꯗꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯦꯒꯤ ꯑꯗꯨꯒꯤꯅ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯑꯃꯠꯇ ꯂꯩꯍꯧꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯤ ꯑꯃꯇ ꯑꯩꯅ ꯈꯪꯅꯍꯧꯕ ꯅꯠꯇꯦ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯉꯥꯏꯍꯥꯛ ꯄꯥꯏꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯆꯦ ꯑꯅꯤ ꯑꯗꯩ ꯃꯣꯏ ꯃꯌꯥꯝꯕꯅꯦꯅ ꯄꯥꯏꯔꯛꯈꯤꯕꯗꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯉꯣꯟꯗ ꯅꯝꯕꯔ ꯂꯩꯔꯤꯅꯤ ꯌꯥꯎꯔꯤꯅꯤ ꯑꯗꯩ ꯑꯩꯗꯤ ꯑꯃꯨꯛ ꯐꯣꯟꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯥꯗꯤ ꯐꯣꯟ ꯊꯨꯒꯥꯏꯕ ꯅꯠꯇꯦ ꯃꯥꯏ ꯐꯣꯟꯗ ꯑꯩꯒꯤ ꯂꯣꯏ ꯌꯥꯎꯈ꯭ꯔꯤꯅꯤ ꯏꯃꯥꯟꯅꯕꯤ ꯑꯅꯤꯒꯤ ꯃꯥꯕꯣꯛꯀꯤ ꯅꯦꯅꯦꯒꯤ ꯑꯗꯣ ꯃꯥ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯏ ꯑꯩꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯖꯥꯠꯅꯣ ꯃꯥꯕꯨꯅ ꯅꯣꯡꯇꯪꯁꯨ ꯊꯤꯕꯤꯔꯛꯄ ꯌꯥꯏ ꯍꯪꯕꯤꯔꯛꯄ ꯌꯥꯏ ꯑꯩꯉꯣꯟꯗ ꯐꯣꯟꯃꯛ ꯇꯧꯔꯛꯇ꯭ꯔꯁꯨ ꯄꯥꯎꯗꯪ ꯑꯣꯏꯔꯁꯨ ꯂꯧꯕꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯝꯇ ꯍꯦꯛ ꯂꯧꯗꯅ ꯀꯔꯤꯝ ꯍꯪꯉꯛꯇꯅ ꯆꯍꯤ ꯑꯃ ꯐꯥꯔꯛꯑꯦꯗꯅ 2025ꯀꯤ ꯃꯦ ꯖꯨꯟꯗ ꯊꯦꯡꯅꯈꯤꯕ ꯀꯦꯁꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯆꯍꯤ ꯑꯃꯁꯦ ꯃꯥꯅ ꯀꯔꯤꯝ ꯍꯥꯏꯗꯅ ꯍꯪꯗꯅ ꯑꯩ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯁꯤꯔꯝꯃꯁꯨ ꯑꯩ ꯑꯗꯨꯝ ꯁꯤꯈ꯭ꯔꯅꯤ ꯃꯥꯅ ꯈꯪꯉꯔꯣꯏ ꯑꯗꯣ ꯑꯩꯁꯦ ꯁꯤꯈ꯭ꯔꯁꯨ ꯌꯥꯔꯦ ꯅ ꯈꯜꯂꯤꯔꯥ ꯃꯥꯅ ꯀꯔꯤꯝ ꯍꯦꯛ ꯍꯪꯉꯛꯇꯕ ꯉꯝꯕꯁꯦ ꯑꯩ ꯁꯤꯡꯉꯛꯏ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯪ ꯍꯧꯖꯤꯛꯇꯤ ꯐꯣꯟ ꯄꯥꯏꯔꯕ꯭ꯔꯥ ꯁꯤ ꯇꯧꯔꯛꯏꯁꯦ ꯅꯪꯒꯤ ꯅꯝꯕꯔꯔ ꯍꯪꯉꯦꯕ ꯃꯥꯅꯤ ꯄꯥꯏꯔꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯦꯅꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃꯅꯤꯒ ꯑꯩꯈꯣꯏ ꯅꯦꯅꯦ ꯍꯣꯏ ꯑꯩꯈꯣꯏ ꯌꯨꯝꯒꯁꯤꯗ ꯍꯦꯟꯅ ꯃꯤ 10ꯃꯨꯛꯇ ꯍꯦꯟꯅ ꯑꯩ ꯅꯝꯕꯔꯁꯤꯁꯨ ꯈꯪꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯑꯇꯩꯗ ꯈꯪꯍꯟꯕ ꯅꯝꯕꯔ ꯍꯥꯞꯅꯕꯒꯤ ꯑꯩ ꯃꯤ ꯈꯪꯅꯕꯁꯨ ꯂꯩꯇꯕꯗꯣꯀꯩꯁꯨ ꯑꯗꯨꯃꯥꯏꯅꯁꯨ ꯀꯩꯁꯨ ꯃꯊꯧ ꯂꯩꯇꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯈꯛ ꯅꯣꯡꯃ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯩꯅ ꯃꯥ ꯑꯣꯏꯔꯖꯥꯠꯂꯅꯅꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯅꯤꯉꯥꯏ ꯃꯤ ꯂꯩꯇꯦ ꯑꯗꯣ ꯐꯣꯟ ꯍꯦꯛ ꯂꯥꯛꯄꯁꯦ ꯃꯥꯔ ꯍꯦꯛꯇ ꯌꯦꯡꯉꯦ ꯑꯩꯅ ꯑꯗꯣ ꯑꯩꯈꯣꯏ ꯅꯦꯅꯦ ꯍꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯀꯩꯒꯤ ꯍꯦꯛꯇ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯑꯟꯅꯣꯟ ꯅꯝꯕꯔ ꯐꯣꯟꯁꯦ ꯀꯅꯥꯝꯐꯥꯎ ꯑꯩꯉꯣꯟꯗ ꯇꯧꯔꯛꯇꯦ ꯑꯗꯣ ꯑꯃꯈꯛ ꯇꯧꯔꯛꯏ ꯅꯣꯡꯃ ꯁꯤ ꯑꯩ ꯄꯥꯏꯍꯧꯗ꯭ꯔꯦ ꯃꯤꯁꯀꯣꯜ ꯂꯩꯔꯝꯃꯦ ꯑꯩꯅ ꯃꯥ ꯑꯣꯏꯔꯝꯃꯗꯤ ꯐꯅꯤꯗꯅ ꯑꯩꯅ ꯍꯟꯅ ꯐꯣꯟꯁꯦ ꯇꯧꯋꯦꯅꯅꯦ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯗ ꯑꯩꯅ ꯅꯝꯕꯔꯗꯣ ꯄꯤꯔ ꯇꯧꯍꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯡꯅꯤ ꯃꯊꯣꯡ ꯈꯪꯗꯦ ꯃꯥꯅ ꯅꯝꯕꯗ ꯁꯣꯏꯈꯤꯕꯅꯦ ꯍꯥꯏ ꯑꯗꯨꯒꯤ ꯃꯥ ꯐꯣꯟꯗꯣ ꯄꯥꯏꯔꯛꯇꯕꯅꯦ ꯍꯥꯏꯅ ꯃꯌꯥꯡꯅꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯉꯁꯤꯐꯥꯎ ꯍꯦꯛ ꯃꯥꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯇꯦ ꯏꯃꯥꯟꯅꯕꯤꯈꯩꯗꯁꯨ ꯃꯥ ꯐꯣꯟ ꯍꯪꯉꯛꯇ꯭ꯔꯥ ꯏꯃꯥꯟꯅꯕꯤꯈꯩꯒꯤ ꯅꯝꯕꯔ ꯁꯤꯟꯗꯦ ꯑꯗꯨꯅ ꯅꯪ ꯃꯥ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯥ ꯑꯩ ꯍꯪꯉꯛꯇ꯭ꯔꯥ ꯑꯩꯁꯦ ꯍꯪꯃꯟꯗꯅ ꯏꯀꯥꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯋꯥꯔꯤ ꯂꯤꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯗꯣ ꯑꯗꯨꯗ ꯃꯥꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗꯗꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯖꯕꯗꯣ
ꯈꯨꯡꯒꯪꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯃꯥꯏ ꯈꯨꯟꯗꯨꯒꯤ ꯆꯠꯂꯒ ꯐꯣꯟ ꯇꯧꯔꯒ ꯑꯗꯒꯤ ꯕꯖꯥꯔ ꯀꯩꯊꯦꯜ ꯂꯝꯕꯤ ꯁꯣꯔꯣꯛꯇꯐꯧ ꯑꯣꯛꯇꯣ ꯄꯥꯔꯀꯤꯡꯗꯐꯧ ꯃꯤꯒꯤ ꯐꯣꯟꯗꯩ ꯇꯧꯔꯒ ꯅꯨꯄꯤꯗꯨꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕ ꯑꯗꯩ ꯃꯥꯒ ꯂꯨꯍꯣꯡꯗꯣꯏꯕ ꯅꯨꯄꯥ ꯆꯦꯜꯂꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗꯐꯧ ꯆꯠꯂꯒ ꯅꯨꯄꯥꯗꯨꯗ ꯃꯃꯥꯗꯨꯗ ꯈꯨꯔꯝꯃꯒ ꯍꯥꯏꯖꯔꯨꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯎꯠꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤꯅꯀꯣ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯅꯨꯡꯁꯤꯖꯕꯗꯤ ꯎꯠꯊꯣꯛꯄ ꯉꯝꯗꯦ ꯃꯤꯉꯣꯟꯗ ꯋꯥ ꯌꯥ ꯄꯨꯡꯍꯥꯏꯗ ꯍꯥꯏꯔꯨꯔꯁꯨ ꯇꯧꯉꯝꯕꯤ ꯇꯥꯏ ꯑꯗꯣ ꯌꯥꯝ ꯅꯨꯄꯥꯁꯤꯅꯗꯤ ꯄꯥꯝꯕꯤꯗ꯭ꯔꯒ ꯃꯥꯅꯗꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯍꯦꯟꯖꯟꯖꯕꯅꯦꯅ ꯇꯧꯉꯝꯕꯤ ꯇꯥꯏ ꯑꯗꯨꯅ ꯂꯣꯟꯅ ꯀꯞꯄꯒ ꯐꯃꯨꯡꯗ ꯑꯍꯤꯡꯅ ꯊꯦꯡꯉꯒ ꯏꯊꯟꯇ ꯈꯥꯡꯕ ꯉꯝꯗ꯭ꯔꯒ ꯈꯨꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯟꯗ ꯅꯠꯇ꯭ꯔꯒ ꯃꯣꯝꯄꯥꯛꯇ ꯀꯟꯅ ꯄꯥꯏꯁꯟꯖꯔꯒ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯀꯣ ꯃꯤꯠꯇꯩ ꯄꯤꯁꯤꯅ ꯑꯣꯔꯣ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯩ ꯀꯞꯊꯣꯛꯄꯁꯨ ꯌꯥꯗꯕ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯣꯏ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯒ ꯈꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯍꯤꯛ ꯀꯞꯆꯕꯁꯦ ꯁꯤ ꯅꯠꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯑꯩꯒꯤ ꯈꯥꯡꯉꯝꯗꯕ ꯃꯁꯛꯁꯦ ꯎꯠꯊꯣꯛꯄ ꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯌꯦꯕ ꯃꯥꯅꯀꯣ ꯁꯨꯃꯥꯏꯅ ꯀꯔꯤ ꯇꯧꯕꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯥꯒ ꯑꯩꯒ ꯌꯨꯝ ꯄꯥꯟꯕꯁꯨ ꯌꯥꯔꯔꯣꯏꯗꯕ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯅ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯖꯔꯤꯕ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗꯕꯨ ꯃꯥꯒꯤ ꯀꯔꯤ ꯗꯔꯀꯥꯔꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯕ ꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯤꯔꯝꯃꯤꯅꯣ ꯑꯩ ꯑꯃꯅ ꯁꯨꯃꯥꯏꯅ ꯃꯥꯒ ꯑꯩꯒ ꯈꯪꯅꯔꯛꯄ ꯅꯣꯡꯃꯗꯤ ꯁꯣꯏ ꯈꯪꯅꯔꯛꯀꯅꯤꯗꯅ ꯃꯕꯥꯅꯤ ꯊꯨꯡꯅꯗꯣꯏꯃꯤꯅꯀꯣ ꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯑꯩ ꯑꯃꯅ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯈꯪꯉꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯄꯨꯟꯁꯤꯒꯤ ꯃꯥ ꯃꯤꯅꯝꯕ ꯌꯥꯔꯔꯣꯏꯗꯕ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯕ꯭ꯔꯥ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯌꯥꯝ ꯀꯥꯏꯍꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯕ꯭ꯔꯥꯅ ꯃꯥꯅ ꯌꯥꯝ ꯀꯞꯄꯒ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯃꯉꯣꯟꯗ ꯀꯥꯎꯕ ꯂꯩꯇꯦ ꯍꯦꯟꯒꯠꯂꯛꯏꯅꯦ ꯅꯨꯡꯁꯤꯕ ꯅꯤꯡꯁꯤꯡꯕ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏꯅꯦꯕ ꯂꯥꯞꯊꯣꯛꯅꯈ꯭ꯔꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯀꯥꯟꯁꯤꯗꯅ ꯍꯦꯟꯅ ꯆꯥꯛꯑꯒ ꯉꯧꯔꯒꯀꯣ ꯋꯥꯔꯤꯁꯦ ꯀꯣꯛ ꯁꯥꯗꯣꯛꯅꯈꯤꯕꯅ ꯑꯃꯨꯛ ꯐꯩꯌꯦꯕ ꯑꯗꯨꯅ ꯃꯉꯣꯟꯁꯤꯗꯩꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯥꯊꯤꯅ ꯃꯉꯣꯟꯁꯤꯗ ꯆꯥꯛꯆꯩꯌꯦꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯀꯣ ꯑꯗꯨꯒ ꯄꯨꯟꯁꯤꯗ ꯃꯥꯒ ꯑꯩꯒ ꯆꯦꯜꯂꯦꯅꯁꯨ ꯈꯜꯂꯁꯦ ꯑꯩꯅ ꯌꯥꯔꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯁꯥꯒꯩ ꯅꯥꯇꯩꯅ ꯏꯀꯨꯔꯥꯏꯇꯣꯟꯅ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯤ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯑꯩ ꯄꯤꯔꯛꯀꯗꯧꯕ ꯅꯠꯇꯦ ꯑꯃꯨꯛ ꯍꯦꯟꯅ ꯂꯟꯖꯥꯎ ꯊꯣꯛꯂꯛꯀꯅꯤ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕꯅꯤ ꯍꯥꯏꯌꯦꯕ ꯃꯥ ꯊꯝꯈ꯭ꯔో ꯃꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛꯅꯦ ꯍꯥꯏꯌꯦꯕ ꯃꯗꯣ ꯑꯗꯨꯅ ꯑꯆꯧꯕ ꯀꯦꯁ ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯑꯗꯨꯝ ꯂꯣꯏꯁꯟꯅꯒꯗꯕ ꯈꯛꯇꯪꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯂꯣꯟꯅ ꯀꯦꯁꯇꯣ ꯂꯣꯏꯁꯟꯅꯈꯤꯕꯅ ꯐꯔꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗ ꯃꯥ ꯂꯩꯁꯟꯈ꯭ꯔꯦꯌꯦ ꯑꯗꯩ ꯃꯥꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯈ꯭ꯔꯦꯌꯦ ꯑꯗꯩ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯩ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯏꯀꯣ ꯀꯣꯂꯦꯖ ꯍꯥꯏ ꯁ꯭ꯀꯨꯜꯅ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯂꯣꯏ ꯂꯩꯅꯗ꯭ꯔꯣ ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯁ꯭ꯀꯨꯜꯒꯤ ꯀꯣꯂꯦꯖꯀꯤ ꯃꯥꯏꯀꯩꯗꯨꯃꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯅ ꯃꯥꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯈ꯭ꯔꯦꯌꯦ ꯅꯨꯄꯤ ꯂꯩꯕꯝꯗ ꯂꯩꯁꯟꯈ꯭ꯔꯦꯌꯦ ꯑꯁ ꯇꯧ ꯉꯝꯗ꯭ꯔꯥ ꯍꯥꯏꯈꯤꯗꯕꯗꯣ ꯑꯗꯨꯒꯗꯤ ꯑꯩ ꯄꯨꯟꯁꯤꯁꯤꯗ ꯍꯥꯏꯍꯜꯂꯣꯏ ꯃꯤꯅ ꯑꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛꯁꯦ ꯑꯩꯅ ꯈꯥꯡꯈꯤꯕꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯗꯦ ꯀꯅꯥꯝꯇꯅ ꯈꯪꯉꯣꯏ ꯑꯗꯨꯒ ꯑꯗꯨꯗꯨꯗꯤ ꯃꯤ ꯂꯣꯏꯅꯃꯛꯅ ꯑꯩꯕꯨ ꯇꯤꯟ ꯁꯤꯗ꯭ꯔꯤꯐꯧꯗ ꯑꯩꯁꯦ ꯀꯣꯛꯑꯔꯣꯏꯗꯕ ꯑꯇꯣꯝꯕꯤ ꯑꯣꯏꯈꯤꯕꯅꯦꯅ ꯀꯣꯛꯑꯔꯣꯏꯗꯕ ꯃꯤꯅ ꯇꯤꯟ ꯁꯤꯠꯅꯒ꯭ꯔꯗꯕ ꯑꯃꯅꯤ ꯑꯗꯨꯅ ꯑꯗꯨꯒꯗꯤ ꯃꯥꯅ ꯄꯨꯟꯁꯤꯒꯤ ꯇꯧꯔꯣꯏ ꯍꯥꯏꯌꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯉꯣꯟꯗ ꯃꯥꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯃꯥ ꯅꯤꯡꯁꯤꯡꯕꯅꯤ ꯀꯥꯎꯕ ꯉꯝꯗꯕꯅꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯃꯤꯠꯇ ꯎꯔꯒ ꯑꯗꯨꯒꯤ ꯃꯪꯂꯥꯟꯗ ꯇꯥꯎꯔꯒ ꯑꯩꯁꯦ ꯃꯪꯂꯥꯛꯅꯔꯒ ꯂꯩꯖꯕꯅꯤ ꯃꯉꯣꯟꯗ ꯂꯩꯒꯦ ꯃꯥꯅ ꯑꯝꯇꯪ ꯄꯥꯎ ꯐꯥꯎꯔꯛꯑꯗꯤ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯒꯦ ꯑꯩ ꯃꯥ ꯂꯩꯔꯒꯦ ꯈꯟꯕꯗꯤ ꯑꯩ ꯀꯔꯤꯝ ꯂꯩꯇꯦ ꯁꯨꯞꯅꯒꯤ ꯀꯥꯎꯕ ꯉꯝꯖꯗꯕꯗꯨ ꯈꯛꯇꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯁꯦ ꯍꯥꯏ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯃꯥꯏ ꯐꯤꯔꯦꯞꯇꯤ ꯍꯣꯡꯗꯦꯕꯀꯣ ꯑꯩꯁꯦ ꯃꯥꯡꯉꯕꯅꯤꯅ ꯃꯥꯁꯦ ꯑꯩꯅ ꯀꯥꯎ ꯉꯝꯗ꯭ꯔꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯔꯕꯅꯤನ ꯑꯩꯁꯦ ꯂꯩꯔꯒꯦꯗ ꯍꯥꯏꯕꯗꯤ ꯃꯥ ꯀꯩꯁꯨ ꯈꯟꯗꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯑꯗꯨꯝ ꯃꯥꯏ ꯃꯈꯨꯠ ꯁꯝꯃ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯒ ꯀꯩ ꯑꯗꯨꯝ ꯌꯦꯡꯖꯕ ꯑꯗꯨꯐꯧ ꯐꯣꯟ ꯊꯨꯒꯥꯏꯈ꯭ꯔꯃꯤꯅ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯐꯣꯇꯣ ꯑꯃꯐꯥꯎ ꯍꯦꯛ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯃꯁꯛꯐꯥꯎ ꯍꯦꯛ ꯎꯒꯦ ꯐꯪꯗ꯭ꯔꯦ ꯐꯣꯟꯗ ꯀꯩꯗ ꯃꯥꯅ ꯃꯥꯏ ꯃꯃꯤꯡꯁꯦ ꯅꯝꯃꯒ ꯑꯥꯏꯖꯤꯗ ꯑꯗꯩ FBꯗ ꯅꯨꯄꯥꯁꯤꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯟꯅ ꯊꯤ ꯑꯗꯨꯕꯨ ꯀꯩꯝ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯆꯥꯛꯑꯒ ꯍꯧꯖꯤꯛꯁꯨ ꯕꯦꯝꯃꯁꯦ ꯂꯩꯔꯤꯀꯣ ꯑꯩꯅ ꯁꯤꯗꯩꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯠꯇꯅꯅꯦ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯁꯥ ꯁꯨꯃꯥꯏꯅ ꯀꯣꯏꯕꯤꯒꯅꯨ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯩꯀꯣ ꯃꯤ ꯑꯃ ꯉꯥꯎꯍꯧꯔꯤꯁꯤꯅꯦꯕ ꯃꯥꯅꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯌꯦꯀꯣ
ꯕꯦꯝꯃꯁꯤꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃꯈꯛ ꯃꯥꯅ ꯉꯔꯥꯡꯁꯦ ꯑꯍꯤꯡ ꯏꯕꯥꯅꯤ ꯊꯦꯡꯉꯦ ꯏꯕꯥꯅꯤ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦꯀꯣ ꯄꯨꯡ 12:00ꯃꯨꯛ ꯇꯥꯔꯦ ꯃꯥꯅ ꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏꯔꯦ ꯌꯥꯝ ꯊꯃꯣꯏ ꯆꯥꯡꯅ ꯃꯥꯅ ꯍꯥꯏꯔꯛꯏꯀꯣ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩꯅ ꯀꯥꯎꯕ ꯉꯝꯗꯦꯕ ꯅꯦꯅꯦ ꯑꯩꯁꯦ ꯋꯥꯈꯜ ꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯌꯥꯝꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯁꯪꯁꯥꯔꯁꯤꯒꯤ ꯋꯥꯡꯃꯗ ꯑꯉꯥꯎꯕ ꯑꯣꯏꯅ ꯑꯩ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯈꯪꯗꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯑꯋꯥꯕ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝ ꯂꯩꯇꯅ ꯏꯁꯥꯅ ꯏꯁꯥꯁꯤ ꯀꯅꯥꯅꯕꯨ ꯈꯪꯖꯗꯅꯅꯦ ꯇꯥꯏꯕꯪ ꯁꯪꯁꯥꯔꯒꯤ ꯋꯥꯈꯜꯒꯤ ꯋꯥꯡꯃꯗ ꯑꯉꯥꯎꯕ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯣꯏꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯂꯩꯖꯔꯝꯃꯗꯤ ꯑꯩ ꯐꯒꯗꯕꯅꯤ ꯁꯤꯒꯤ ꯃꯥ ꯅꯤꯡꯁꯤꯡꯕꯒꯤ ꯃꯥ ꯀꯥꯏꯅꯕꯒꯤ ꯆꯥꯛꯏꯕ ꯃꯩꯆꯥꯛꯁꯦ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯆꯩꯅꯥꯁꯦ ꯐꯥꯎꯔꯝꯃꯣꯏꯗꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯑꯩ ꯂꯩꯖꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯈꯪꯈꯤꯗꯦ ꯑꯋꯥꯕ ꯃꯩꯆꯥꯛ ꯆꯩꯅꯥ ꯑꯩꯅ ꯀꯩꯗꯧꯋꯤ ꯑꯩ ꯈꯪꯈꯤꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯕ ꯃꯇꯝꯁꯤꯗꯗꯤ ꯀꯅꯥꯝꯇꯒꯤ ꯋꯥꯈꯜ ꯆꯪꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯏꯃꯥꯒꯤ ꯏꯄꯥꯒꯤ ꯍꯤꯡꯉꯤꯕ ꯃꯥꯂꯦꯝꯁꯤꯒꯤ ꯀꯅꯥꯝ ꯆꯪꯗ꯭ꯔꯦ ꯃꯥ ꯈꯛꯇꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯁꯦ ꯑꯩꯁꯦ ꯌꯥꯝ ꯋꯥꯏ ꯑꯩꯁꯦ ꯀꯔꯝ ꯀꯥꯟꯗ ꯀꯩꯗꯧꯉꯩ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗ ꯀꯥꯎꯕ ꯉꯝꯗꯣꯏꯅꯣ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯄꯨꯔ ꯆꯠꯂꯗ꯭ꯔꯥ ꯁꯤꯔꯒꯦ ꯍꯥꯏꯕꯁꯨ ꯁꯤꯡꯉꯝꯗꯦ ꯁꯤꯈ꯭ꯔꯦ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯈ꯭ꯔꯦꯌꯦ ꯃꯣꯏ ꯃꯆꯥ ꯂꯩꯁꯥꯕꯤꯗꯣ ꯍꯨ ꯊ ꯁꯤꯈ꯭ꯔꯦꯅ ꯏꯃꯥ ꯏꯄꯥꯅ ꯃꯤꯡꯆꯠ ꯊꯤꯍꯧꯒꯗꯕ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯀꯥꯏꯅꯕꯒꯤ ꯑꯩꯅ ꯉꯁꯤ ꯃꯥ ꯀꯥꯏꯅꯕꯒꯤ ꯆꯥꯛꯏꯕ ꯁꯨꯃꯥꯏꯅ ꯏꯃꯥ ꯏꯄꯥꯅ ꯆꯥꯍꯧꯒꯗꯕꯗꯨꯁꯨ ꯑꯩꯅ ꯄꯤꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯈꯛꯇꯪ ꯋꯥꯖꯔꯖꯅꯨ ꯊꯃꯣꯏꯁꯦꯅꯅꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯅꯨꯡꯁꯤꯕ ꯐꯥꯒꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕꯗ ꯁꯥꯟꯅꯒꯅꯨ ꯃꯤꯅꯝꯒꯅꯨ ꯑꯗꯣ ꯂꯧꯕꯤꯕ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯒꯅꯨ ꯃꯤ ꯑꯃꯁꯦ ꯀꯥꯎ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯅꯦ ꯀꯥꯎ ꯍꯥꯏꯕꯕꯨ ꯉꯝꯃꯗꯤ ꯃꯤ ꯑꯃꯅꯕꯨ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯗꯤ ꯀꯔꯤꯝ ꯅꯠꯇꯦ ꯅꯨꯡꯁꯤꯕꯩ ꯃꯩꯆꯥꯛ ꯑꯅ ꯂꯩꯔꯝꯃꯣꯏꯀꯣ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯐꯖ ꯐꯖꯕ ꯐꯤꯂꯝ ꯅꯣꯚꯦꯜ ꯐꯖ ꯐꯖꯕ ꯀꯩꯅꯣ ꯃꯌꯥꯝꯒ ꯊꯣꯛꯏꯁꯦ ꯅꯨꯡꯁꯤꯕꯒꯤꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤ ꯑꯝꯇ ꯂꯩꯔꯝꯃꯣꯏꯕ ꯅꯨꯡꯁꯤꯕꯁꯦ ꯄꯨꯔꯥ ꯐꯥꯒꯤ ꯇꯥꯔꯝꯒꯅꯦꯕ ꯑꯗꯨꯕꯨ ꯌꯥꯔꯗꯤ ꯑꯗꯨꯅ ꯌꯥꯗꯕꯒꯤꯅꯦꯕ ꯑꯗꯨꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯉꯥꯎꯆꯠꯅꯔꯒ ꯂꯩꯍꯧꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯗꯣ ꯅꯪꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯅꯪ ꯂꯩꯔꯝꯒꯅꯤ ꯅꯪꯁꯨ ꯃꯥ ꯅꯤꯡꯁꯤꯡꯉꯝꯕꯗꯤ ꯌꯥꯏ ꯅꯤꯡꯁꯤꯡꯉꯝꯕꯗꯤ ꯌꯥꯏ ꯀꯥꯎꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯏꯕꯦꯝꯃꯁꯤꯅꯁꯨ ꯍꯥꯏ ꯑꯩꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇ꯭ꯔꯒꯗꯤ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯑꯅꯨ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯥꯁꯨ ꯋꯥꯁꯛ ꯉꯥꯛꯏꯔꯥ ꯑꯩꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯉꯥꯏꯔꯤꯔꯥ ꯑꯅ ꯑꯗꯣ ꯃꯤꯒꯤ ꯃꯆꯥꯁꯤꯗꯤ ꯉꯥꯎꯔꯒ ꯂꯩꯍꯧꯔꯦ ꯑꯗꯨꯅ ꯀꯅꯥꯃꯠꯇꯅ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯀꯣꯏꯕꯤꯒꯅꯨ ꯃꯤꯒꯤ ꯀꯩꯅꯣꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯣꯕ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯃꯤ ꯑꯃꯗꯀꯣ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯃꯥ ꯀꯤꯔꯦ ꯃꯤ ꯃꯥꯅ ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯌꯦꯡ ꯈꯪꯉꯛꯑꯒ ꯃꯤꯉꯣꯟꯗ ꯃꯤꯅꯝꯃꯒꯁꯨ ꯃꯥꯗꯤ ꯄꯥꯟꯖꯅꯤꯡꯗꯦ ꯑꯗꯨꯅ ꯁꯤ ꯋꯥꯗ꯭ꯔꯕ ꯃꯥꯁꯦ ꯁꯤ ꯋꯥꯗ꯭ꯔꯥ ꯈꯜꯂꯗꯤ ꯃꯌꯨꯝ ꯄꯥꯜꯂꯣ ꯄꯥꯜꯂꯣꯅ ꯇꯛꯁꯜꯂꯛꯑꯅꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯗꯣꯛꯎꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕ ꯍꯧꯅꯗꯦꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯐꯤꯗꯝ ꯂꯩꯇꯕ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯏꯖꯠꯁꯦ ꯀꯩꯁꯨ ꯈꯟꯗꯕ ꯑꯗꯨꯝ ꯑꯃꯒ ꯀꯣꯏꯅ ꯔꯤꯂꯦꯁꯟ ꯊꯝꯃꯒ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯈꯤꯕ ꯑꯗꯨꯒ ꯀꯩꯁꯨꯝꯇ ꯈꯟꯗꯅ ꯃꯤꯅꯝꯃꯒ ꯊꯣꯛꯍꯦꯛ ꯃꯌꯨꯝ ꯄꯥꯟꯁꯤꯟꯕ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯗ ꯊꯣꯛꯍꯦꯛ ꯂꯩꯁꯟꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯪꯇꯧ ꯇꯧ ꯋꯥꯅꯤ ꯃꯤꯒꯤ ꯏꯖꯠ ꯌꯥꯝ ꯂꯩꯅ ꯂꯩꯖꯕ ꯂꯩꯁꯥꯕꯤ ꯃꯆꯥꯗꯗꯤ ꯑꯗꯨꯝꯕꯗꯣ ꯌꯥꯕ ꯅꯠꯇꯦꯕ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯒ ꯂꯩꯁꯟꯕꯤꯒꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯔꯦꯞ ꯃꯥꯅ ꯉꯁꯤ ꯆꯦꯠꯂꯤꯕ ꯐꯤꯗꯝ ꯁꯤ ꯃꯌꯥꯝꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥꯈꯩꯅ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯦꯕ ꯑꯗꯨꯒ ꯐꯅꯌꯥꯝ ꯅꯨꯡꯁꯤꯅꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯈꯩꯅ ꯏꯁꯥꯗ ꯑꯋꯥꯕ ꯑꯃ ꯇꯥꯍꯜꯂꯣꯏꯒꯦ ꯍꯥꯏꯔꯗꯤꯀꯣ ꯆꯨꯝꯅ ꯀꯥꯏꯅꯈꯤꯕꯅ ꯐꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯂꯧꯅꯔꯗꯕꯅꯦꯅ ꯔꯤꯂꯦꯁꯟ ꯊꯝꯅꯕꯁꯦ ꯁꯤꯗꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯣꯇꯦꯜꯁꯤꯗꯤ ꯄꯨꯔꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯎꯅꯕ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯀꯦꯁ ꯑꯌꯥꯝꯕ ꯔꯤꯂꯦꯁꯟ ꯊꯝꯃꯒ ꯀꯥꯏꯅꯕꯁꯦ ꯍꯣꯇꯦꯜꯗ ꯎꯅꯗꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯕ ꯍꯣꯇꯦꯜꯁꯤꯗꯤ ꯄꯨꯔꯥꯅ ꯍꯧꯖꯤꯛꯇꯤ ꯆꯠꯅꯕꯤ ꯑꯣꯏꯈ꯭ꯔꯦ ꯃꯣꯏꯒꯤ ꯎꯅꯐꯝ ꯑꯣꯏꯅꯀꯣ ꯑꯗꯨꯅ ꯊꯨꯡꯅꯈꯤꯕꯗꯗꯤ ꯐꯩ ꯊꯨꯡꯅꯗꯕ ꯀꯌꯥꯗꯗꯤ ꯉꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯡꯉꯦꯀꯣ ꯑꯗꯨꯅ ꯂꯩꯁꯥꯕꯤꯈꯩꯅ ꯍꯣꯇꯦꯜꯗ ꯅꯨꯄꯥ ꯎꯅꯗꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯍꯣꯇꯦꯜꯗ ꯇꯨꯃꯤꯟꯅꯗꯕꯀꯣ ꯅꯨꯄꯥꯒ ꯁꯤꯅ ꯐꯩ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥꯁꯤꯡꯅꯁꯨ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯊꯤꯔꯒ ꯃꯤꯒꯤ ꯃꯆꯥꯁꯦ ꯍꯣꯇꯦꯜꯗ ꯄꯨꯁꯟꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯌꯨꯝꯗ ꯃꯥꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗ ꯆꯠꯄꯤꯕ
ꯁꯤ ꯌꯥꯝ ꯐꯠꯇꯕ ꯑꯃꯈꯛꯅꯦꯕꯀꯣ ꯃꯉꯣꯟꯗꯁꯨ ꯄꯥꯞ ꯑꯃꯗꯤ ꯃꯥ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯀꯦꯁ ꯇꯧꯈꯤꯗꯦ ꯃꯥ ꯊꯕꯛ ꯇꯠꯇꯦ ꯖꯦꯜ ꯂꯩꯇꯦ ꯃꯥ ꯍꯦꯛ ꯅꯨꯄꯤꯁꯤꯅ ꯀꯦꯁ ꯇꯧꯔꯗꯤ ꯃꯥ ꯊꯕꯛ ꯇꯠꯇꯣꯏꯅꯦ ꯊꯕꯛ ꯇꯠꯇꯣꯏꯅꯦꯕ ꯃꯥ ꯖꯦꯜ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯀꯩꯒꯨꯝꯕ ꯆꯩꯊꯦꯡ ꯑꯃꯐꯥꯎ ꯃꯉꯣꯟꯗ ꯄꯤꯗꯦ ꯄꯩꯁꯥꯁꯨ ꯂꯧꯗꯦ ꯃꯥ ꯈꯛꯇꯪ ꯃꯥꯡꯖꯍꯧꯋꯤ ꯃꯥ ꯂꯩꯁꯨ ꯂꯩꯁꯟꯗꯦꯕꯀꯣ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯁꯨ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯄꯥꯞ ꯑꯃꯗꯤ ꯄꯨꯗꯅꯒꯗꯤ ꯇꯣꯛꯑꯦ ꯃꯥꯁꯨ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯒꯀꯣ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯂꯩꯔꯛꯑꯔꯣꯏꯁꯦ ꯈꯪꯕꯅꯤꯅ ꯑꯗꯩ ꯐꯣꯟ ꯇꯧꯕꯗꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯁꯟꯕꯁꯨ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯒꯗꯕ ꯑꯗꯨꯅ ꯐꯔꯦ ꯃꯥꯅꯁꯨ ꯑꯩ ꯅꯨꯄꯤ ꯊꯤꯅ ꯂꯥꯞꯊꯣꯛꯆꯈ꯭ꯔꯕꯅꯤ나 ꯑꯩꯁꯨ ꯉꯥꯎꯔꯨꯕ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯒꯦ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯒꯤ ꯈꯜꯂꯒꯦ ꯑꯩ ꯍꯧꯈꯤꯕꯗ ꯑꯩꯅ ꯁꯣꯏꯈ꯭ꯔꯖꯣꯅ ꯃꯥꯏ ꯅꯨꯄꯤ ꯃꯆꯥꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯅꯨꯄꯤꯁꯦ ꯅꯤꯡꯁꯤꯡꯉꯒ ꯀꯥꯎꯊꯣꯛꯄꯅ ꯐꯈ꯭ꯔꯦꯅ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯁꯨ ꯐꯩ ꯑꯗꯨꯁꯨ ꯐꯠꯇꯕ ꯅꯠꯇꯦ ꯃꯥꯅ ꯅꯨꯄꯤꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇ꯭ꯔꯤꯁꯤꯁꯨ ꯐꯩ ꯑꯃꯔꯣꯝꯗꯗꯤ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯃꯥꯁꯨ ꯅꯪꯅ ꯃꯥꯡꯍꯜꯂꯝꯕ ꯃꯤꯁꯤꯗꯤ ꯉꯁꯤ ꯁꯣꯛꯍꯧꯔꯦ ꯅꯪꯅ ꯁꯤꯡ ꯈꯛꯇꯪꯗꯤ ꯈꯪꯉꯨ ꯋꯥꯔꯤꯁꯤꯗꯒꯤ ꯑꯗꯨꯝ ꯅꯕꯥꯅꯤꯒꯤ ꯉꯥꯡꯅꯈꯤꯕ ꯃꯌꯥꯝ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯅꯪꯅ ꯇꯥꯔꯒ ꯁꯤ ꯋꯥꯔꯤꯁꯦ ꯅꯍꯥꯛꯀꯤꯅꯤ ꯃꯥꯒ ꯅꯍꯥꯛꯀꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯕ ꯉꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯏꯕꯦꯝꯃꯁꯤꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯐꯁꯤꯗ ꯇꯥꯔꯤꯕꯅꯤ ꯃꯥꯁꯨꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯁꯤꯡꯅꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯣ ꯑꯗꯨꯒ ꯑꯃꯨꯛ ꯏꯕꯦꯝꯃꯁꯤꯗ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯖꯔꯗꯝꯅꯤ ꯍꯥꯏꯗꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤꯁꯤꯗ ꯂꯣꯏ ꯆꯠꯅꯔꯕꯅꯤꯅ ꯏꯆꯦꯜꯁꯤꯗ ꯃꯥꯁꯨ ꯌꯥꯎꯔꯨꯔꯦ ꯑꯁꯤꯗꯤ ꯀꯥꯏꯅ ꯃꯩꯆꯥꯛ ꯈꯥꯡꯉ ꯂꯩꯍꯧꯔꯦ ꯑꯗꯨꯅ ꯏꯕꯦꯝꯃꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕ ꯉꯝꯖꯅꯕ ꯃꯥꯒꯤ ꯊꯧꯅꯥ ꯑꯣꯏꯕ ꯀꯃꯦꯟ ꯑꯃꯃꯝꯇꯪꯒ ꯏꯕꯦꯝꯃꯁꯤꯅ ꯍꯤꯡꯕ ꯉꯝꯖꯅꯕ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯄꯤꯕꯤꯌꯨꯀꯣ ꯃꯉꯣꯟꯗ ꯃꯥꯒꯤ ꯁ꯭ꯇꯦꯟ ꯆꯞ ꯆꯥꯅ ꯂꯦꯞꯆꯕ ꯑꯗꯨꯒꯨꯝꯕ ꯐꯖꯔꯕ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯗꯕ ꯑꯇꯣꯝꯕꯤ ꯑꯣꯏꯁꯟꯗꯕ ꯑꯗꯨꯝꯕ ꯃꯥ ꯃꯊꯟꯇ ꯈꯪꯖꯍꯧꯕ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯁꯤꯃꯗꯤ ꯑꯩꯅ ꯇꯁꯦꯡꯅ ꯁꯤꯃꯗꯤ ꯑꯩ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯒꯠꯂꯦ ꯌꯥꯝ ꯁꯥꯊꯤꯅ ꯊꯥꯒꯠꯂꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯌꯥꯝ ꯊꯃꯣꯏ ꯆꯥꯛꯄ ꯑꯩꯈꯣꯏ ꯀꯥꯏꯅꯈꯤꯕꯒꯤ ꯋꯥꯔꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯌꯥꯝ ꯁꯥꯊꯤꯅ ꯃꯤꯅꯝꯕꯤꯔꯝꯕ ꯑꯗꯨꯒꯤ ꯑꯁꯨꯛ ꯊꯤꯅ ꯀꯔꯤꯒꯤ ꯃꯤꯅꯝꯕꯤꯔꯝꯃꯤꯅꯣꯅ ꯃꯤꯅꯝꯕ ꯌꯥꯗꯕ ꯃꯐꯝꯗꯀꯣ ꯃꯤꯅꯝꯕꯤꯔꯝꯃꯤꯅꯣꯅ ꯏꯕꯦꯝꯃꯁꯤꯅ ꯉꯁꯤꯐꯥꯎ ꯆꯥꯛꯑꯒ ꯂꯩꯍꯧꯔꯤꯕ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯕꯅꯤ ꯑꯗꯣ ꯃꯊꯪꯁꯤꯗꯤ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯥꯅ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯒꯤ ꯐꯤꯕꯝꯁꯤ ꯌꯧꯅ ꯁꯣꯛꯆꯟꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯁꯐꯔ ꯇꯧꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯂꯥꯏꯐꯁꯤ ꯁ꯭ꯄꯣꯏꯜ ꯇꯧꯕꯒꯤ ꯃꯇꯥꯡ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯉꯥꯎ ꯐꯩꯗꯅ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯗꯨꯅ ꯂꯩꯔꯨꯔꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯉꯁꯤꯃꯛꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯁꯨ ꯇꯥꯕꯤꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯇꯥꯕꯤꯔꯤꯕ ꯑꯇꯩꯁꯤꯡꯅꯁꯨ ꯃꯥꯒꯤ ꯃꯊꯃꯣꯏꯁꯤ ꯄꯦꯟꯖꯅꯕ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯛꯎ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯀꯌꯥꯝꯅ ꯂꯨꯏ ꯀꯌꯥꯝꯅ ꯂꯥꯏ ꯀꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯛꯆꯤꯟꯅ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯒꯤ ꯃꯃꯨꯠ ꯁꯦꯡꯅ ꯂꯣꯏꯅꯃꯛ ꯈꯪꯃꯤꯟꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯣꯡꯊꯥꯡꯁꯤ ꯁꯣꯏꯗꯕ ꯈꯣꯡꯊꯥꯡꯁꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯆꯪꯗꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯄ꯭ꯂꯦꯠꯐꯣꯝꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯌꯥꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁ ꯑꯃꯃꯝ ꯊꯝꯕꯤꯔꯛꯎ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯀꯩꯖꯥꯡꯅꯣ ꯁꯤꯗꯤ ꯇꯥꯆꯧ ꯍꯪꯒꯥꯝ ꯊꯣꯡꯕꯅꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯇꯥꯆꯧ ꯍꯪꯒꯥꯝꯕꯨ ꯏꯟꯖꯥꯡꯗ ꯀꯩꯅꯣ ꯅꯪ ꯆꯣ ꯅꯪ ꯋꯥꯔꯝꯃꯅꯤ ꯑꯩ ꯃꯨꯟꯕꯤꯔꯛꯀꯦ ꯌꯥꯔꯅꯤ ꯑꯩꯗꯣ ꯃꯤꯟꯖꯔꯒꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯒ ꯅꯪꯅ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤꯕꯣ ꯇꯥꯈꯤꯂꯦ ꯁꯤꯗꯤꯅꯦ ꯑꯩꯅ ꯉꯝꯕ ꯊꯕꯛꯅꯤ ꯉꯝꯗ꯭ꯔꯀꯥꯟꯗ ꯍꯥꯏꯔꯛꯀꯦ ꯊꯝꯕꯥ ꯁꯥꯏꯀꯜꯗꯣ ꯄꯥꯏꯌꯣ ꯑꯩ ꯍꯥꯞꯄꯤꯔꯛꯀꯦꯁꯦ ꯌꯥꯔꯦ ꯇꯥꯈꯤꯂꯦ ꯑꯩ ꯑꯗꯨꯝ ꯍꯥꯞꯀꯠꯆꯔꯒꯦ ꯑꯥꯏ ꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯒꯤ ꯑꯉꯥꯡꯅꯤꯅꯦ ꯍꯥꯞꯄꯣ ꯅꯪꯅ ꯍꯦꯛ ꯉꯝꯗ꯭ꯔꯀꯥꯟꯗ ꯍꯥꯏꯔꯣ ꯊꯝꯅꯥ ꯊꯝꯆꯦꯠꯁꯤ ꯅꯪ ꯂꯣꯏꯔꯁꯨ ꯊꯝꯅꯥ ꯃꯀꯣꯛꯁꯤ ꯑꯩꯉꯣꯟꯗ ꯄꯤꯕ ꯌꯥꯏꯗ꯭ꯔꯥ ꯑꯩꯅ ꯄꯤꯔꯣꯏꯗꯤ ꯄꯤꯔꯣꯏ ꯆꯠꯂꯨꯁꯨ ꯅꯁꯨꯅꯤꯡꯗꯦ ꯍꯣꯏ 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 ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯃꯆꯥ ꯇꯥꯆꯤꯡꯈꯩ ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯑꯝꯃꯦ ꯅꯪ ꯊꯝꯕꯥꯜ ꯀꯔꯤ ꯊꯣꯛꯂꯛꯑꯦ ꯃꯁꯦ ꯇꯥꯆꯤꯡꯈꯩ ꯇꯥꯆꯤꯡꯈꯩ
mayam break ki matungda mukana taram nokcheri mayamna yengbiriba ipo mediana mayamgidamakta series 9 puthokcheriba crime diaries ki ngasi Mogdraga humdoi suba episode yorokpasi mayambu hanana thagacheri loinena mayamgi ekhoigi thodang mayamgi ekhoi contribution mayamgi energy duna crime diaries si pakthok chawthokna ahenba subscriber ahenba viewers ke amsu thiminaraga manipur dagi ekhoigi gyan tamina ki bakoi break ki mangda haziki ozana thambi ki bawari dusu haziki victim oiriba nupi sina mana tarabu matungda mongonda budhi losing wakhan laktana mana aphaba lambi da mana chasarage mana soiraga su haiba mana panda mama lep ki ba magi principle discipline design to ki ba adugublaba akhoigi wari ni aduna crime diaries habisi mayam da hena pakthok chawthokna khoina ahenba awareness amadi educate tawraga mayam si life kaya ama convenience life kaya ama aphaba lambi da akhoi khongdang na khong thang na bagi damakta mayam na akhoina design to minasi haibaga loinena akhoigi mamangi break ki mamangi wari dugi comments amam pipi raga thona kaya ama happy raga afaba wakhalman kaya ama sungsoi soidena thambira o haina thamjage break ki makha chathajara pase amu ozada muka sinajage kari kari wari leibage habado ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯈꯥ ꯆꯠꯊꯔꯛꯄꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯅꯤꯅ ꯍꯥꯟꯅ ꯍꯧꯔꯒꯦꯀꯣ ꯑꯩꯈꯣꯏ ꯁꯤꯁꯦ ꯀꯩꯅꯣ ꯑꯃꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗꯩꯗꯤ ꯈꯔ ꯍꯜꯂꯅꯤ ꯃꯥꯁꯦ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕꯀꯣ ꯃꯌꯨꯝ ꯄꯥꯟꯕ ꯆꯍꯤ 18 ꯐꯥꯔꯕꯖꯥꯠꯅꯦꯕ ꯑꯗꯨꯅ ꯃꯣꯏꯗ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯣ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯑꯗ ꯑꯩꯅ ꯈꯔ ꯍꯦꯛ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯣꯛꯄ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯕꯤꯈꯤꯗꯕ ꯑꯣꯏꯔꯗꯤ ꯃꯥꯡꯍꯟꯕꯩ ꯃꯍꯨꯠꯇ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗ꯭ꯔꯕꯁꯤꯡꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯍꯟ ꯗꯥꯟ ꯇꯧꯕꯤꯁꯦꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯈꯔ ꯁꯤꯟꯕ ꯑꯗꯩ ꯉꯥꯃꯨꯛꯁꯨ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯣ ꯏꯆꯥ ꯑꯄꯤꯛꯄ ꯌꯣꯛꯄꯗꯤ ꯑꯩꯈꯣꯏꯅ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯆꯍꯤ 10 ꯀꯩꯃꯨꯛ ꯁꯨꯕ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯈꯣꯠꯂꯣꯅ ꯀꯟꯅ ꯍꯥꯏꯕꯒꯤ ꯑꯃꯁꯨ ꯌꯥꯝ ꯋꯥꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯃꯈꯛ ꯌꯣꯛꯆꯈꯤꯕ ꯃꯣꯏꯅꯀꯣ ꯑꯉꯥꯡꯗꯨꯁꯨ ꯃꯔꯥꯏꯕꯛ ꯐꯈꯔꯦ ꯑꯗꯒꯤ ꯏꯃꯨꯡꯗꯨꯁꯨ ꯑꯋꯥꯕ ꯀꯣꯛꯈ꯭ꯔꯦ ꯃꯆꯥ ꯂꯩꯇꯕꯒꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅꯒ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯏꯆꯦꯁꯤꯁꯨ ꯂꯥꯛꯄꯅꯦꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯃꯆꯦꯟ ꯃꯅꯥꯎꯄꯥ ꯀꯩꯀꯩ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯄꯨꯟꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯈꯨꯡꯒꯪꯗ ꯑꯗꯨꯝ ꯁꯥꯒꯩꯁꯤꯡ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯂꯩꯗꯅꯀꯣ ꯑꯗꯣ ꯂꯥꯛꯑꯦ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯋꯥꯕ ꯉꯥꯡꯕ ꯉꯝꯗꯦꯀꯣ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯍꯦꯛꯇ ꯍꯥꯏꯌꯦꯅ ꯍꯦꯛꯇ ꯈꯨꯗꯛꯇ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕ ꯉꯝꯕꯗꯤ ꯅꯠꯇꯦꯕ ꯑꯩꯅ ꯌꯥꯝ ꯁꯨꯝ ꯁꯤꯗꯩꯗ ꯅꯠꯇꯦ ꯌꯥꯝ ꯐꯖꯅ ꯁꯤꯗꯒ ꯂꯥꯎꯊꯣꯛꯆꯔꯒ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯗꯣ ꯇꯥꯔꯀꯥꯟꯗꯒ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗ ꯑꯃꯨꯛꯈꯛ ꯃꯣꯏꯁꯦ ꯐꯣꯟꯁꯦ ꯌꯥꯝ ꯇꯧꯔꯛꯄ ꯑꯗ ꯑꯩꯅ ꯄꯥꯎꯗꯣ ꯂꯩꯇꯕꯅꯤꯅ ꯐꯣꯟꯁꯦ ꯄꯥꯏꯗ꯭ꯔꯦꯕ ꯈꯔꯗꯤ ꯄꯥꯏꯔꯝꯃꯦ ꯑꯩ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤꯅ ꯑꯗꯣ ꯃꯣꯏꯅꯗꯤ ꯐꯣꯟꯗꯣ ꯉꯥꯏꯉꯝꯗꯕꯅꯤꯅꯀꯣ ꯁꯨꯝ ꯇꯧꯁꯟꯖꯔꯛꯄ ꯑꯗ ꯑꯩꯁꯦ ꯄꯥꯏꯗ꯭ꯔꯦꯕ ꯋꯥꯔꯤꯗꯣ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯄꯥꯏꯗ꯭ꯔꯤꯗꯨꯅ ꯑꯗꯨꯝ ꯈꯪꯖꯔꯖꯅꯦꯅꯀꯣ ꯑꯩꯁꯨ ꯆꯤꯟꯕꯒ ꯑꯗꯩ ꯃꯣꯏꯁꯦ ꯂꯥꯛꯑꯦꯕ ꯑꯃꯨꯛ ꯑꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩꯗꯤ ꯃꯤꯁꯦ ꯍꯧꯖꯤꯛꯁꯦ ꯂꯥꯡꯃꯟꯗꯅꯅꯦ ꯃꯤ ꯎꯅꯕ ꯀꯨꯝꯕꯗ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯉꯥꯛꯇꯪ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯑꯃ ꯀꯩ ꯑꯃ ꯇꯧꯖꯕ ꯈꯣꯠꯆꯕꯒꯤ ꯐꯤꯔꯣꯜ ꯑꯃ ꯐꯅꯦꯛ ꯑꯃ ꯇꯤꯁꯥꯔꯠ ꯑꯃ ꯏꯆꯝ ꯆꯝꯕ ꯌꯨꯝꯗ ꯂꯩꯕꯒꯤ ꯁꯦꯠꯆꯔꯒ ꯉꯥꯏꯍꯥꯛ ꯋꯥꯏ ꯁꯪꯅ ꯂꯩꯖꯕꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯉꯥꯏꯍꯥꯛꯇꯪꯇ ꯇꯤꯡꯊꯣꯛꯀꯦꯅꯦꯅ ꯃꯤ ꯍꯦꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒ ꯆꯥꯛꯂꯣꯟꯁꯦ ꯍꯣꯡꯗꯣꯛꯑꯒ ꯉꯥꯏꯍꯥꯛ ꯐ꯭ꯔꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯇꯤꯡꯊꯣꯛꯑ ꯂꯩꯖꯕ ꯃꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯐꯤꯔꯣꯜ ꯆꯥꯛꯂꯣꯟꯁꯦ ꯑꯃꯨꯛ ꯂꯣꯏ ꯁꯦꯠꯀꯅꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯍꯥꯏꯕꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯦꯕ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯏꯃꯣꯠꯅꯁꯨ ꯀꯨꯝꯃꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯑꯗꯩ ꯑꯩꯗꯤ ꯐꯤꯔꯣꯜꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯅꯦ ꯇꯨꯝꯕꯒꯤ ꯐꯨꯔꯤꯠ ꯐꯅꯦꯛ ꯇꯣꯉꯥꯟꯅ ꯊꯝꯃꯤ ꯆꯥꯛꯁꯪꯒꯤ ꯊꯝꯃꯤ ꯃꯤ ꯎꯅꯕꯒꯤ ꯊꯝꯃꯤ ꯆꯠꯊꯣꯛꯄꯒꯤ ꯊꯝꯃꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯥꯏ ꯗꯨꯛ ꯊꯥꯟꯕꯒꯤ ꯑꯃꯨꯛ ꯊꯝꯃꯤ ꯁꯨꯃꯥꯏꯅ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯨ ꯑꯩꯁꯨ ꯌꯥꯝ ꯅꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯀꯩꯅꯣꯝ ꯁꯦꯠꯂ ꯂꯩꯔꯝꯕꯁꯦ ꯑꯩꯅ ꯃꯤ ꯎꯅꯔꯨꯕꯗ ꯁꯦꯠꯂꯨꯕ ꯐꯤꯖꯣꯜꯁꯦ ꯍꯦꯛꯇ ꯀꯥꯈꯠꯂꯛꯄ ꯇꯨꯝꯗꯦꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯐꯤꯖꯣꯜꯁꯦ ꯌꯥꯝ ꯅꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯐꯤꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯐꯤꯁꯦ ꯑꯃꯨꯛꯁꯨ ꯊꯨꯞꯄ ꯌꯥꯝ ꯐꯖꯅ ꯎꯄꯨꯗ ꯊꯝꯃꯦꯕ ꯌꯥꯜꯂ ꯈꯣꯠꯂꯒ ꯐꯤꯌꯥꯟꯗꯁꯨ ꯑꯩ ꯊꯝꯗꯦꯕ ꯑꯗꯨꯅ ꯐꯤꯔꯣꯜꯁꯦ ꯍꯣꯡꯗꯣꯛꯄ ꯊꯨꯞꯆꯟꯕ ꯍꯥꯞꯆꯟꯕ ꯁꯤꯗꯁꯨ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯅꯨꯃꯤꯠꯁꯦ ꯌꯥꯝꯁꯨ ꯋꯥꯕꯀꯣ ꯑꯩꯁꯦ ꯑꯗ ꯉꯥꯏꯍꯥꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯆꯥꯔꯒ ꯃꯤ ꯎꯅꯕ ꯂꯣꯏꯔꯒ ꯑꯩꯁꯦ ꯆꯥꯛ ꯍꯦꯛ ꯆꯥꯕꯒ ꯇꯨꯝꯁꯟꯕꯁꯦ ꯐꯠꯇꯦꯗꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯍꯩꯅꯧ ꯑꯃ ꯍꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯑꯗꯨꯒꯤ ꯃꯈꯥꯗꯨꯗ ꯎꯔꯨꯝꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯁꯨꯝ ꯍꯪꯒꯠ ꯍꯟꯗꯥꯒ ꯆꯠꯂꯒ ꯌꯥꯝ ꯆꯝꯅ ꯐꯅꯦꯛ ꯐꯤꯖꯝ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯁꯥꯜ ꯑꯃ ꯂꯤꯠꯂꯒ ꯁꯨꯝ ꯂꯩꯖꯕꯗꯨꯅꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯍꯪꯆꯤꯠ ꯂꯥꯡꯉꯒ ꯑꯗꯣ ꯃꯤꯁꯦ ꯆꯠꯈꯤꯕꯗ ꯉꯥꯏꯔꯦ ꯑꯗꯨꯒ ꯑꯃꯃꯨꯛ ꯂꯥꯛꯑꯦꯅ ꯑꯃꯨꯛ ꯍꯥꯏꯕ ꯑꯁ ꯑꯗꯨꯅ ꯑꯩ ꯐꯤꯔꯣꯟꯒ ꯍꯣꯡꯉꯔꯣꯏꯒꯦꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯒꯦꯗꯅ ꯆꯪꯉꯛꯄꯁꯤꯗ ꯃꯣꯏ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯩꯅ
ꯅꯣꯏ ꯂꯥꯛꯁꯟꯒꯅꯣ ꯑꯩ ꯌꯥꯝ ꯋꯥꯏꯑꯦ ꯃꯤ ꯑꯃ ꯎꯅꯕ ꯍꯥꯏꯕꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯧꯏ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯅꯣꯏ ꯂꯥꯛꯁꯟꯒꯅꯨ ꯃꯔꯝ ꯆꯥꯗꯅ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗꯨꯗ ꯂꯥꯛꯆꯕꯅꯤ ꯍꯥꯏꯌꯦꯕ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯗꯣ ꯃꯔꯝ ꯋꯥꯔꯤ ꯂꯩꯇꯕꯩ ꯄꯥꯏꯔꯛꯇ꯭ꯔꯤꯅꯤ ꯍꯦꯛ ꯂꯩꯕꯒ ꯑꯩꯅ ꯈꯪꯅ ꯇꯧꯅꯤ ꯑꯩꯗꯤ ꯃꯦꯗꯥꯝꯗꯣ ꯀꯥꯎꯈꯤꯗ꯭ꯔꯅ ꯑꯩꯈꯣꯏꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕ ꯂꯥꯛꯆꯕꯅꯤ ꯍꯥꯏꯕ ꯑꯩ ꯁꯨꯛꯀꯥꯎ ꯀꯥꯎꯔꯣꯏ ꯍꯟꯖꯟ ꯍꯟꯖꯟ ꯇꯣꯏꯅ ꯌꯥꯝ ꯍꯥꯏꯔꯛꯄꯒꯤꯅ ꯁꯤꯜꯂꯤ ꯍꯥꯏꯔꯛꯇ꯭ꯔꯒꯅ ꯑꯩꯅ ꯊꯕꯛꯁꯦ ꯀꯌꯥ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯗꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯋꯥꯟꯁ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯈ꯭ꯔꯕ ꯊꯕꯛ ꯑꯩꯅ ꯈꯪꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯅꯣꯏ ꯂꯥꯛꯁꯟꯒꯅꯨ ꯑꯩꯅ ꯑꯗꯨꯝ ꯈꯪꯅ ꯄꯥꯎ ꯄꯤꯔꯛꯀꯦ ꯐꯣꯟꯁꯨ ꯑꯩ ꯅꯣꯡꯉꯥꯝꯇꯩ ꯂꯥꯛꯄꯅꯤꯅ ꯑꯩ ꯐꯣꯟ ꯄꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯔꯝ ꯆꯥꯗꯅꯁꯨ ꯅꯣꯏ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯁꯟꯕꯤꯔꯛꯀꯅꯨ ꯑꯩ ꯇꯁꯦꯡꯅ ꯋꯥꯏꯑꯦꯅ ꯑꯩꯁꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯝ ꯀꯥꯈꯠꯂꯦꯕꯀꯣ ꯍꯦꯛꯇ ꯅꯨꯄꯤꯗꯨꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯈꯩꯅ ꯍꯥꯏꯕꯗꯀꯣ ꯌꯥꯝ ꯀꯞꯄꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯃꯆꯥ ꯄꯥꯝꯖꯕꯒꯤ ꯉꯥꯎꯖꯕꯗꯣ ꯑꯗ ꯑꯩꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯆꯍꯤ ꯑꯗꯨꯝ 5 ꯇꯔꯨꯛ 3 ꯅꯤꯄꯥꯟ ꯁ꯭ꯋꯥꯏꯁꯤꯗ ꯑꯉꯥꯡ ꯑꯃꯇꯪ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯌꯣꯛꯆꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯃꯆꯥ ꯁꯛꯅ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯒꯤ ꯑꯋꯥꯕ ꯃꯃꯥ ꯃꯄꯥꯅꯁꯨ ꯐꯖꯅ ꯅꯥꯎꯀꯣꯟꯕꯤꯗ꯭ꯔꯕ ꯑꯗꯩ ꯃꯆꯥꯒꯁꯦ ꯌꯥꯝꯕ ꯑꯗꯨꯝꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯣ ꯐꯖꯅ ꯁꯦꯝꯕꯤꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯁꯨꯃꯥꯏꯅ ꯁꯅꯥꯗꯧꯅ ꯌꯣꯛꯆꯈ꯭ꯔꯗꯕ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗꯕꯒꯤ ꯉꯥꯎꯖꯔꯤꯕ ꯑꯃꯗ ꯁꯨꯃꯥꯏꯅ ꯌꯣꯛꯍꯟꯕꯤꯔꯒ ꯃꯣꯏꯒꯤꯁꯨ ꯏꯃꯨꯡꯗꯣ ꯀꯥꯏꯖꯗꯕ ꯀꯣ ꯑꯉꯥꯡꯗꯨꯁꯨ ꯃꯔꯥꯏꯕꯛ ꯐꯖꯈꯤꯕ ꯗꯥꯟ ꯑꯆꯧꯕ ꯏꯃꯨꯡ ꯑꯃꯗ ꯑꯆꯧꯕ ꯗꯥꯜ ꯑꯃ ꯏꯃꯨꯡ ꯑꯃ ꯍꯤꯡꯍꯟꯕꯅꯦꯕꯀோ ꯑꯗꯨ ꯁꯤꯃꯁꯨ ꯌꯥꯔꯒꯗꯤ ꯄꯥꯎ ꯍꯥꯏꯕꯤꯔꯛꯎ ꯁꯤꯃ ꯑꯩ ꯍꯧꯖꯤꯛꯀꯤ ꯏꯆꯦꯗꯨꯅ ꯀꯞꯄꯒ ꯌꯥꯝ ꯃꯊꯃꯣꯏ ꯆꯥꯛꯅ ꯆꯠꯈꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯈꯩꯗꯨꯅ ꯐꯅ ꯀꯨꯏꯅ ꯀꯞꯄꯒ ꯂꯩꯔꯝꯃꯦꯅ ꯀꯞꯄꯒ ꯒꯥꯔꯤ ꯇꯣꯡꯈꯠꯂ ꯆꯠꯈꯤ ꯍꯥꯏꯕꯗꯨꯗ ꯄꯥꯎꯗꯣ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯅ ꯇꯥꯍꯧꯕꯗꯨꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗꯕꯒꯤꯁꯨ ꯑꯋꯥꯕ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕꯀꯣ ꯑꯗꯨꯅ ꯁꯤꯝꯇꯪꯁꯨ ꯑꯩ ꯂꯥꯎꯊꯣꯛꯆꯒꯦ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤꯅꯦ ꯀꯅꯥꯒꯨꯝꯕꯅ ꯐꯤꯂꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯒ ꯍꯦꯔꯣꯒꯤ ꯏꯃꯨꯡ ꯍꯦꯔꯣꯏꯟ ꯏꯃꯨꯡꯅꯒ ꯌꯥꯝ ꯊꯤꯅꯒ ꯋꯥꯈꯤꯕ ꯐꯤꯂꯝꯒꯤ ꯋꯥꯅꯤꯗꯒ ꯍꯥꯏꯗꯅꯀꯣ ꯑꯣꯏꯔꯣꯏ ꯀꯥꯏꯅ ꯑꯩꯗꯤ ꯐꯖꯅ ꯊꯦꯡꯅꯔꯦꯀꯣ ꯊꯦꯡꯅꯔꯦ ꯏꯆꯦ ꯑꯃꯈꯛ ꯂꯥꯛꯑꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔ ꯑꯣꯏꯕꯁꯦ ꯆꯠꯀꯦꯅꯀꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯒ ꯂꯥꯛꯏꯀꯣ ꯑꯩꯈꯣꯏꯗꯒꯤꯁꯨ ꯍꯜꯂꯦ ꯆꯍꯤꯁꯨ ꯌꯥꯝ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯆꯍꯤ 93 9 ꯑꯗꯩ ꯃꯄꯨꯔꯣꯏꯕꯁꯤꯅ ꯆꯍꯤ 50ꯒꯤ ꯃꯊꯛ 50ꯒ 5 ꯇꯔꯨꯛ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦꯕ ꯑꯅꯤꯃꯛꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯇꯔꯨ ꯇꯅꯥꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯗꯨꯁꯨ ꯌꯥꯝ ꯇꯔꯨ ꯇꯅꯥꯜꯂꯦ ꯋꯥꯡ ꯆꯥꯎꯔꯗꯅ ꯂꯦꯝꯃꯗꯅ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯩ ꯀꯩ ꯊꯕꯛꯀꯤꯅꯣ ꯈꯣꯠꯀꯤꯅꯣ ꯍꯪꯅꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯍꯦꯜꯄꯔꯒꯤꯅꯦ ꯍꯥꯏꯕꯗ ꯑꯩꯁꯨ ꯉꯛꯑꯦꯕ ꯍꯦꯜꯄꯔꯒꯤ ꯀꯩꯒꯤ ꯂꯥꯛꯄꯁꯤꯗ ꯑꯌꯥꯝꯕꯅ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯀꯦꯕ ꯅꯥꯟꯕꯒ ꯇꯧꯗ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯕ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏ ꯃꯣꯏꯁꯦ ꯍꯥꯟꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯕꯖꯥꯠꯅꯦꯕ ꯑꯗꯨꯅ ꯃꯆꯥꯈꯩꯁꯦ ꯂꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯕ ꯈꯣꯠꯄ ꯇꯧꯔꯝꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡ ꯈꯔ ꯀꯥꯏꯈ꯭ꯔꯦꯗꯅ ꯑꯗꯣ ꯄꯩꯁꯥ ꯊꯝꯃꯒ ꯂꯧꯊꯣꯛꯑꯒ ꯑꯗꯨꯅ ꯑꯃꯨꯛ ꯃꯆꯥꯈꯩꯒꯤ ꯊꯥꯕ ꯃꯆꯥ 2ꯗ 2 ꯃꯄꯥꯟꯗ ꯂꯩꯕ ꯑꯃꯁꯨ ꯁꯤꯗ ꯌꯥꯝ ꯀꯟꯅ ꯇꯝꯃꯤ ꯄꯩꯁꯥ ꯆꯪꯕ ꯉꯥꯛꯇ ꯑꯣꯏ ꯃꯣꯏꯒꯤꯁꯦꯀꯣ ꯑꯗꯨꯒ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯗꯣꯛꯇꯔꯐꯧ ꯇꯝꯃꯝꯃꯦꯕ ꯑꯗꯨꯒꯗꯤ ꯃꯆꯥꯈꯩꯁꯤꯅ ꯇꯝꯃꯨꯕꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯕ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯤ ꯌꯥꯝ ꯆꯥꯎꯊꯔꯛꯑꯕ ꯑꯗꯨꯒꯤ ꯃꯥꯅ ꯍꯦꯜꯄꯔ ꯑꯣꯏꯕꯁꯤ ꯆꯠꯂꯒ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞ ꯃꯄꯥꯟ ꯂꯝꯒꯤꯅ ꯈꯔ ꯆꯥꯎꯕꯅꯤꯅ 23 ꯁꯥꯏꯗꯅ ꯑꯗꯨꯗꯪꯅꯁꯨ ꯃꯇꯦꯡ ꯑꯣꯏꯔꯒ ꯃꯆꯥꯁꯤꯡꯁꯤꯗꯗꯤ ꯂꯣꯏꯁꯤꯜꯍꯧꯒꯦ ꯑꯗꯨꯒ ꯃꯥꯅ ꯆꯠꯇꯣꯏꯁꯤꯁꯨ ꯃꯆꯥꯈꯩꯁꯦ ꯈꯪꯍꯜꯂꯣꯏꯗꯕ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯄꯅꯦ ꯍꯥꯏꯖꯟꯅꯗꯣꯏꯕ ꯑꯗꯨ ꯍꯦꯛ ꯈꯪꯍꯜꯂꯨꯕꯗꯗꯤ ꯋꯥꯏꯅ ꯍꯦꯛ ꯈꯪꯍꯜꯂꯨꯕꯗꯅꯦ ꯃꯆꯥꯈꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯒꯦ ꯍꯥꯏꯗꯣꯏꯕ ꯑꯗꯩꯗꯤ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯔꯒ ꯍꯦꯜꯄꯔ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯇꯣꯛꯂꯛꯑꯒꯦꯅ ꯍꯥꯏꯗꯣꯏꯕꯀꯣ ꯇꯣꯛꯑꯒ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯇꯧꯔꯒꯦ ꯍꯥꯏꯗꯣꯏꯕ ꯃꯣꯏꯁꯨ ꯑꯗꯨꯅ ꯃꯥꯅ ꯇꯝꯍꯜꯂꯨꯔꯤꯕꯗꯨꯗꯤ ꯃꯄꯨꯡ ꯐꯥꯍꯟꯅꯤꯡꯕ ꯑꯗꯨꯒ ꯃꯣꯏ ꯃꯁꯥꯒꯤꯁꯨ ꯃꯌꯨꯝꯁꯦ ꯕꯤꯜꯗꯤꯡ ꯂꯩꯗꯅ ꯑꯗꯒꯤ ꯀꯥꯔ ꯊꯧꯗꯅ ꯑꯗꯒꯤ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯒ ꯃꯣꯏꯁꯨ ꯃꯥꯏ ꯄꯥꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯉꯝꯕ ꯃꯁꯥꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯁꯦ ꯃꯥꯅ ꯊꯕꯛ ꯕꯤꯖꯤꯅꯦꯁ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯤꯅ ꯃꯆꯥꯁꯤꯡꯁꯦ ꯄꯤꯛꯏꯉꯩꯗ ꯂꯧꯕꯤꯅꯕ ꯂꯩꯇꯗꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔ ꯑꯃꯈꯛ ꯌꯥꯝ ꯀꯨꯏꯅ ꯃꯣꯏꯒ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅꯅꯦ ꯆꯍꯤ 10 ꯄꯨꯔꯥ ꯃꯣꯏꯗ ꯂꯩ ꯍꯥꯏ ꯃꯆꯥꯐꯧ ꯄꯨꯔꯛꯑ ꯂꯩꯗꯅ ꯃꯆꯥ ꯂꯨꯍꯣꯡꯕꯐꯥꯎ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯃꯁꯥꯁꯦ ꯑꯗꯨꯃꯥꯏꯅ ꯍꯦꯜꯄꯔꯐꯧ ꯊꯝꯃꯝꯃꯤꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯄꯤꯅꯦꯕ ꯑꯗꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨ ꯂꯥꯟꯁꯤꯅ ꯀꯣꯔꯣꯅꯥꯁꯤꯅ ꯕꯤꯖꯤꯅꯦꯁ ꯌꯥꯝ ꯐꯦꯜ ꯑꯣꯏꯍꯟꯈꯤ ꯃꯤ ꯌꯥꯝ ꯊꯤꯅ ꯋꯥꯍꯟꯈꯤ ꯅꯨꯡꯉꯥꯏꯔꯝꯕ ꯃꯤ ꯌꯥꯝ ꯋꯥꯍꯟꯈꯤꯕꯀꯣ ꯃꯣꯏꯁꯨ ꯃꯃꯪꯗꯒ ꯃꯪꯕ ꯅꯠꯇꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯒꯁꯦꯗ
ꯌꯨꯝ ꯍꯤꯡꯒꯣꯜꯃꯛꯇꯤ ꯍꯦꯛ ꯌꯣꯟꯅꯤꯡꯗꯦꯗꯅꯀꯣ ꯏꯀꯥꯏꯗꯅꯀꯣ ꯏꯖꯠ ꯑꯝꯗ ꯂꯩꯅꯕꯅꯤꯅ ꯃꯣꯏ ꯃꯌꯨꯝ ꯍꯤꯡꯒꯣꯜ ꯌꯣꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯏꯆꯦꯁꯤꯅ ꯑꯗꯨꯃꯥꯏꯅ ꯆꯠꯀꯦꯅ ꯂꯥꯛꯑꯦꯕ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯦꯀꯣ ꯏꯆꯦ ꯍꯣꯏꯗꯨꯗꯤꯅꯦ ꯃꯄꯨꯔꯣꯏꯕꯃꯛꯁꯨ ꯌꯥꯎꯔꯒꯅꯤ ꯃꯕꯥꯅꯤ ꯈꯟꯅꯔꯒꯅꯤ ꯂꯥꯛꯏꯗꯣ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯁꯤꯗ ꯅꯨꯄꯤ ꯐꯠꯇ꯭ꯔꯦ ꯅꯨꯄꯥ ꯉꯥꯡꯅꯕ ꯅꯨꯄꯥ ꯀꯣꯏꯕ ꯅꯨꯄꯥꯗꯩ ꯄꯩꯁా ꯂꯧꯊꯣꯛꯄ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕꯒ ꯀꯣꯏꯁꯟꯕ ꯃꯌꯥꯝ ꯂꯩꯔꯦ ꯅꯨꯄꯤꯁꯨ ꯀꯣ ꯆꯥꯗ꯭ꯔꯦ ꯍꯥꯏꯗ꯭ꯔꯥ ꯁꯤꯒꯤ ꯃꯔꯛꯁꯤꯗꯅꯦ ꯏꯁꯤꯡꯗꯧꯅ ꯂꯨꯕ ꯇꯁꯦꯡꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦꯕ ꯍꯧꯖꯤꯛꯀꯤ ꯏꯆꯦ ꯍꯣꯏꯒꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯅꯨꯄꯥ ꯑꯃꯗꯤ ꯂꯦꯜꯂꯒ ꯅꯨꯄꯥ ꯑꯃꯗꯩ ꯄꯩꯁా ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯁꯧꯕꯗꯤ ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯒ ꯌꯥꯝ ꯁꯦꯡꯅ ꯄꯩꯁꯥ ꯇꯥꯟꯖꯒꯦ ꯍꯥꯏꯕꯅꯦꯕ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯦꯕ ꯃꯥꯅ ꯃꯆꯥ ꯁꯦꯝꯅꯤꯡꯕꯗꯣ ꯃꯥꯒꯤ ꯂꯩꯔꯝꯃꯤꯕ ꯊꯥꯛꯇꯨꯒ ꯅꯨꯡꯉꯥꯏꯖꯔꯝꯃꯤꯕꯗꯨꯒ ꯃꯥꯅ ꯃꯆꯥ ꯁꯦꯝꯅꯤꯡꯕꯩꯗꯃꯛꯇ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯕꯛ ꯂꯩꯇꯦꯀꯣ ꯇꯁꯦꯡꯅ ꯊꯕꯛ ꯂꯩꯇꯦ ꯑꯗꯨꯅ ꯃꯤꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯕꯐꯥꯎ ꯆꯠꯀꯦꯅ ꯍꯥꯏꯔꯛꯑꯒ ꯑꯗꯨꯒꯤ ꯊꯥꯛ ꯐꯥꯎꯗ ꯃꯥꯅ ꯁꯦꯡꯖꯕꯗꯣ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯩ ꯃꯆꯥꯈꯩꯒꯤꯗꯃꯛ ꯃꯥꯅ ꯂꯦꯞꯆꯕꯗꯣ ꯃꯃꯥ ꯑꯣꯏꯅ ꯌꯥꯝ ꯁꯥꯊꯤꯅ ꯊꯥꯒꯠꯂꯦ ꯑꯗꯨꯕꯨꯅꯦ ꯃꯤꯁꯦ ꯑꯅꯤꯔꯛ ꯎꯅꯕꯗ ꯑꯅꯤꯔꯛꯁꯤꯅ ꯑꯝꯇ ꯃꯥꯁꯦ ꯂꯧ ꯌꯥꯗ꯭ꯔꯦꯕ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯊꯧꯗꯥꯒꯗꯕ ꯈꯣꯠꯀꯗꯕꯁꯦ ꯃꯥꯅ ꯐꯅꯌꯥꯝ ꯃꯣꯠꯅ ꯂꯥꯛꯑꯁꯨꯅꯦ ꯃꯥ ꯀꯔꯤꯝ ꯀꯦꯔꯛꯄ ꯅꯠꯇꯦꯀꯣ ꯐꯤꯔꯣꯟꯁꯨ ꯏꯆꯝ ꯆꯝꯕꯅꯦꯕ ꯁꯦꯠꯂꯛꯏꯗꯣ ꯑꯗꯨꯏꯁꯨ ꯃꯤ ꯃꯁꯥꯒꯤ ꯅꯥꯟꯅ ꯂꯨꯔꯒ ꯀꯦꯅ ꯃꯧꯅ ꯇꯔꯨ ꯇꯅꯥ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯅ ꯂꯩꯈꯤꯕ ꯃꯤꯒꯤ ꯁꯛꯐꯝꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯥꯔꯕꯅꯤꯅꯅꯦ ꯂꯥꯛꯏꯕ ꯃꯤꯈꯩꯁꯤꯅ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯗꯨꯅ ꯃꯉꯣꯟda ꯊꯧꯗꯥꯒꯗꯕ ꯍꯦꯜꯄꯔꯅꯦꯅ ꯑꯗꯨ ꯇꯧꯔꯣꯅ ꯁꯞꯖꯥ ꯍꯥꯏꯒꯗꯕꯁꯦ ꯃꯤꯗꯨꯅ ꯉꯝꯃꯣꯏꯗꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯑꯦꯕ ꯑꯁ ꯉꯁꯥꯏꯒꯤꯗꯨꯗꯤ ꯀꯥꯏꯗꯩꯅꯣꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯅ ꯂꯩꯕ ꯂꯥꯏꯔꯁꯨ ꯌꯥꯝ ꯍꯩꯕ ꯃꯤ ꯃꯥꯜꯂꯦ ꯑꯁ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨ ꯈꯤꯇꯪ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯄꯤꯌꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯅ ꯏꯆꯦ ꯅꯪꯁꯦ ꯃꯤꯅ ꯂꯧ ꯌꯥꯔꯣꯏꯕꯣ ꯅꯪꯁꯦ ꯑꯗꯨꯝ ꯈꯪꯒꯅꯤ ꯏꯆꯦ ꯁꯤꯗꯤ ꯈꯤꯇꯪ ꯆꯃꯣ ꯂꯩꯕ ꯈꯤꯇꯪ ꯏꯆꯝ ꯆꯝꯖꯕ ꯃꯤ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯣ ꯏꯆꯦꯅ ꯍꯥꯏꯔꯗꯤ ꯃꯥꯅ ꯑꯗꯨꯅꯤ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯑꯝꯇ ꯊꯤꯕꯤꯌꯨ ꯚꯔꯥ ꯁꯥꯟꯒꯦ ꯍꯥꯟꯅꯗꯤ ꯃꯊꯛꯇꯨꯗ ꯑꯣꯐꯤꯁ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯃꯌꯨꯝ ꯕꯤꯜꯗꯤꯡꯁꯦ ꯃꯊꯣꯜ ꯑꯅꯤꯅꯦꯕ ꯃꯊꯛꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯀꯣ ꯕꯣꯔꯗꯤꯡ ꯑꯣꯏꯒꯦꯁꯨ ꯌꯥꯏ ꯑꯗꯩ ꯇꯨꯏꯁꯟ ꯁꯦꯟꯇꯔ ꯑꯣꯏꯒꯦꯁꯨ ꯌꯥꯏ ꯑꯣꯐꯤꯁ ꯑꯣꯏꯒꯦꯁꯨ ꯌꯥꯏ ꯑꯗꯣ ꯃꯣꯏ ꯚꯔꯥ ꯁꯥꯟꯖꯒꯦ ꯍꯥꯏꯕ ꯁꯤꯝꯇꯗꯤ ꯁꯤꯟꯕꯤꯌꯣꯅꯀꯣ ꯁꯤꯝꯇꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯗꯣ ꯑꯩꯅ ꯖꯒꯥꯁꯤꯗꯤ ꯁꯤꯗꯗꯤ ꯑꯣꯄꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯆꯔꯔꯣꯏꯒꯦꯕ ꯃꯔꯝꯗꯤ ꯑꯩꯅ ꯏꯆꯦ ꯑꯗꯨꯒꯤ ꯊꯧꯅꯥꯗꯣ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯥꯏꯅ ꯂꯩꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯁꯦꯡꯅ ꯑꯩꯅ ꯂꯤꯊꯣꯛꯎꯕꯅꯤꯅ ꯁꯨꯝ ꯃꯤꯑꯣꯏꯕ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅꯅꯦꯀꯣ ꯍꯦꯛ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯁꯦ ꯑꯩꯅ ꯂꯥꯎꯊꯣꯛꯎꯕꯗꯗꯤ ꯑꯣꯄꯟ ꯑꯣꯏꯅ ꯃꯥꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯦꯛ ꯍꯥꯏꯈꯤꯗꯕꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯖꯒꯥꯁꯦ ꯑꯣꯄꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯑꯔꯣꯏꯒꯦꯕ ꯑꯗꯣ ꯐꯣꯟꯗ ꯁꯨꯃꯥꯏꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗꯀꯣ ꯑꯗꯨꯝ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯗꯨꯒ ꯖꯒꯥꯁꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯦ ꯁꯤꯝꯇꯪꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯕꯣꯔꯗꯤꯡ ꯍꯥꯡꯕꯤꯒꯦ ꯇꯨꯏꯁꯟ ꯁꯦꯟꯇꯔ ꯍꯥꯡꯕꯤꯒꯦ ꯑꯣꯐꯤꯁ ꯍꯥꯡꯕꯤꯒꯦ ꯑꯗꯩ ꯚꯔꯥ ꯑꯣꯏꯅ ꯂꯧꯔꯒ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯁꯤꯁꯤꯝꯇꯪꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯝꯇꯪꯒ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯩ ꯍꯧꯖꯤꯛꯁꯦ ꯑꯉꯛꯄ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯦ ꯊꯣꯛꯏꯌꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯃꯤꯁꯤꯡꯁꯦ ꯃꯀꯣꯛꯁꯦ ꯉꯥꯎꯅꯕꯤꯖꯥꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯈꯛꯀꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯨ ꯃꯥꯁꯦ ꯃꯄꯨꯔꯣꯏꯕꯒ ꯈꯥꯏꯅꯔꯒ ꯂꯩꯔꯦ ꯀꯨꯏꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒ ꯃꯥꯏ ꯃꯆꯥꯁꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯋꯦ ꯃꯥꯏ ꯃꯄꯨꯔꯣꯏꯕꯗꯨ ꯅꯨꯄꯤꯒ ꯊꯤꯈꯔꯦ ꯃꯥꯁꯨ ꯌꯨꯝꯒꯁꯦ ꯄꯥꯟꯖꯔꯔꯣꯏꯒꯦꯅ ꯂꯩꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛ ꯃꯥꯏꯁꯨ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯣꯏꯁꯦ ꯐꯣꯟꯁꯤꯗꯒꯤ ꯈꯪꯅꯔꯦꯕ ꯑꯗꯣ ꯈꯪꯅꯕꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯐꯖꯅ ꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯈꯣꯠꯇꯅ ꯃꯥꯁꯨ ꯑꯋꯥꯕꯁꯦ ꯋꯥꯔꯤ ꯁꯥꯐꯝ ꯂꯩꯔꯛꯇꯕꯅꯤꯅꯅꯦ ꯃꯥꯏ ꯃꯤꯁꯦ ꯋꯥꯔꯤ ꯁꯥꯐꯝ ꯑꯃꯃꯝ ꯂꯣꯏꯅ ꯊꯝꯅꯤꯡꯒꯅꯦꯕ ꯍꯦꯛ ꯋꯥꯔꯤ ꯁꯥꯐꯝ ꯑꯃ ꯂꯩꯔꯤꯈꯩꯁꯨꯅꯦ ꯑꯋꯥꯕꯁꯦ ꯀꯥꯎꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔ ꯅꯨꯄꯥꯁꯤꯒ ꯐꯖꯅ ꯃꯕꯥꯅꯤꯁꯦ ꯅꯛꯁꯟꯅꯔꯦ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯀꯥꯏꯔꯕ ꯉꯥꯛꯇꯅꯦ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯁꯦꯅ ꯃꯕꯥꯅꯤꯁꯦ ꯃꯇꯝꯁꯦ ꯑꯗꯨꯝ ꯉꯥꯏꯅꯔ ꯂꯩꯅꯔꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯆꯥꯁꯤ ꯅꯥꯏꯌꯦꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔꯅ ꯅꯥꯏꯌꯦꯅꯅꯦ ꯅꯨꯄꯤꯁꯤꯗꯒꯤ ꯄꯩꯁꯥ ꯀꯣꯟꯅꯗꯦ ꯄꯩꯁꯥ ꯈꯤꯇ ꯊꯥꯔꯛꯑꯣ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯃꯁꯥꯒꯤ ꯂꯩꯖꯕ ꯁꯨꯝ ꯈꯔ ꯊꯥꯔꯝꯕꯗꯒꯤ ꯁꯅꯥ ꯂꯨꯄꯥꯐꯧ ꯕꯟꯗꯣꯞ ꯊꯥꯔꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯀꯣꯟꯅꯗꯦ ꯈꯤꯇꯒ ꯊꯥꯔꯛꯑꯣ ꯑꯩ ꯂꯣꯟ ꯂꯧꯔꯒ ꯄꯨꯂꯞ ꯁꯤꯡꯗꯣꯔꯛꯑꯒꯦ ꯅꯪ ꯁꯅꯥꯒ ꯁꯥꯕꯤꯒꯦꯅ ꯇꯧꯔꯒ ꯆꯍꯤ ꯃꯕꯥꯅꯤꯁꯦ 4 ꯅꯨꯡꯁꯤꯅꯩꯌꯦ ꯑꯗꯨ ꯅꯨꯄꯥꯁꯦ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗꯒꯁꯦ ꯃꯣꯏꯁꯨ ꯍꯣꯇꯦꯜꯗ ꯑꯗꯨꯝ ꯎꯟꯅꯩ ꯍꯣꯇꯦꯜꯗ ꯑꯗꯨꯝ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯩꯀꯣ ꯃꯕꯥꯅꯤꯁꯦ ꯂꯧꯅꯔꯁꯦꯅ ꯑꯗꯨꯝ ꯑꯗꯨꯒ ꯃꯆꯥꯁꯦ ꯅꯥꯁꯤꯜꯂꯛꯄꯗꯨꯗ ꯅꯥꯕ ꯈꯣꯠꯄꯁꯦ ꯐꯈꯤꯒꯦꯅꯅꯦ
ꯅꯨꯡꯁꯤꯅꯕ ꯆꯍꯤꯃꯨꯛ ꯐꯥꯕꯒ ꯑꯗꯨꯝ ꯃꯆꯥꯁꯦ ꯅꯥꯔꯦꯕ ꯂꯥꯏꯌꯦꯡꯉꯤꯅꯅꯦ ꯑꯗꯨꯒ ꯅꯥꯕꯗꯤ ꯅꯥꯏ ꯃꯥ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯃꯥꯅ ꯑꯥꯗ ꯅꯥꯕꯒꯤ ꯆꯦ ꯆꯥꯡ ꯂꯣꯏ ꯊꯥꯔꯛꯑꯦꯕ ꯑꯗꯨꯕꯨꯗꯤ ꯅꯥꯏꯌꯦꯕ ꯅꯥꯏ ꯈꯪꯕꯒꯤꯁꯨ ꯃꯥꯅ ꯄꯥꯡꯉꯤꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯃꯤꯉꯣꯟꯗꯩꯐꯥꯎ ꯄꯨꯔꯒ ꯊꯥꯖꯤꯜꯂꯦ ꯄꯩꯁꯥꯁꯦ ꯃꯥꯁꯦꯀꯣ ꯑꯗꯨꯃꯥꯏꯅ 5,00,000ꯃꯨꯛꯁꯦ ꯆꯪꯁꯤꯟꯈ꯭ꯔꯦꯕ ꯅꯨꯄꯥꯁꯤꯗ ꯑꯗꯣ ꯀꯣꯟꯗꯪꯗꯗꯤ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯂꯩ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯉꯛꯑꯦꯕ ꯈꯥꯏꯅꯗꯦ ꯍꯥꯏꯕꯁꯦ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯑꯁ ꯑꯩ ꯑꯇꯣꯝꯕꯤꯒꯗꯤ ꯑꯣꯏꯔꯣꯏꯗ ꯑꯩ ꯑꯁ ꯑꯗꯨꯗꯤ ꯄꯥꯝꯗꯦ ꯅꯨꯄꯤ ꯂꯩꯔꯒꯗꯤ ꯑꯩ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯅꯪꯉꯣꯟꯗ ꯅꯕꯥꯏꯅꯤꯁꯦ ꯁꯥꯎꯅꯔꯦꯕ ꯅꯪ ꯀꯩꯗꯧꯕꯩ ꯑꯩꯉꯣꯟꯗ ꯃꯤꯅꯝꯃꯤꯅꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯕꯥꯏꯅꯤꯁꯦ ꯂꯥꯞꯊꯣꯛꯅꯔꯦꯕ ꯑꯗꯨ ꯂꯥꯞꯊꯣꯛꯅꯕꯗꯩ ꯃꯥꯅ ꯄꯩꯁꯥꯁꯦ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯄꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯌꯥꯝ ꯅꯩꯅꯔꯦ ꯄꯩꯁꯥꯁꯦ ꯌꯥꯝ ꯈꯠꯅꯔꯦ ꯅꯩꯅꯔꯦ ꯑꯃꯗ ꯇꯥꯛꯇꯅ ꯊꯧꯅꯔꯦ ꯑꯗꯩ ꯄꯩꯁꯥꯁꯦ ꯃꯣꯏꯅ ꯇꯥꯛꯎꯔꯤꯕ ꯃꯤꯗꯨꯁꯨ ꯁꯤꯡꯈ꯭ꯔꯦ ꯍꯥꯏ ꯃꯤꯈꯩꯗꯨꯅ ꯑꯩ ꯁꯤꯡꯉꯛꯇꯦ ꯍꯥꯏ ꯇꯧꯗꯅ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯐꯤꯕꯝꯗ ꯂꯩꯔꯦꯕ ꯑꯗꯣ ꯃꯥꯒꯤ ꯁꯅꯥꯁꯨ ꯃꯥꯡꯕ ꯃꯥꯒꯤ ꯃꯔꯨꯞ ꯈꯔ ꯐꯪꯖꯕꯁꯨ ꯂꯣꯏ ꯃꯥꯡꯕ ꯃꯤꯉꯣꯟꯗꯩꯁꯨ ꯑꯃꯨꯛ 5,00,000 ꯄꯨꯔꯕꯩ ꯁꯦꯟꯗꯣꯏꯁꯨ ꯍꯨꯟꯕ ꯃꯥꯁꯦ ꯉꯥꯎꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯗꯨꯗꯣ ꯃꯣꯏꯗꯤ ꯅꯨꯄꯥꯁꯦ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯇꯧꯋꯦꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯇꯧꯕꯁꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯦꯁꯇꯗꯤ ꯌꯥꯝ ꯂꯨꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯣꯌꯥꯔ ꯑꯃ ꯇꯥꯟꯅꯔꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔꯒ ꯇꯧꯔꯒ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯅꯕꯅ ꯃꯥꯏ ꯊꯕꯛ ꯃꯐꯝꯗ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤ ꯍꯣꯇꯦꯜꯗ ꯎꯅꯈꯤꯕ ꯈꯣꯠꯈꯤꯕ ꯃꯥꯅ ꯃꯤꯅꯝꯃꯒ ꯅꯨꯄꯤ ꯂꯩꯔꯒ ꯏꯖꯠ ꯂꯧꯕꯤꯈꯤꯕ ꯇꯥꯔꯦꯗꯅꯀꯣ ꯑꯗꯨꯝꯕꯗꯨꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯈꯤꯕꯅ ꯌꯥꯝꯃꯦ ꯖꯤꯄꯦꯗ ꯀꯩꯗ ꯀꯥꯞꯄꯤꯁꯤꯗꯤ ꯌꯥꯝꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯃꯊꯛꯇ ꯀꯦꯁ ꯇꯧꯅꯕꯕꯨꯗꯤ ꯁꯦꯝ ꯁꯥꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯒꯅꯦ ꯇꯣꯛꯅꯔꯒ ꯄꯩꯁꯥ ꯊꯧꯕꯁꯦ ꯌꯥꯝ ꯂꯥꯛꯑꯦꯕ ꯄꯩꯁꯥ ꯊꯧꯗꯣꯛꯄꯤꯌꯨ ꯑꯁꯨꯛ ꯂꯧꯈ꯭ꯔꯦꯅ ꯑꯗꯨꯅ ꯑꯉꯝꯕ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛꯇꯨꯗ ꯊꯧꯅꯔꯔꯣꯏꯗꯕ 1,000, 2,000, 5, 10 ꯁꯨꯃꯥꯏꯅꯈꯛ ꯄꯥꯡꯕꯤꯌꯣꯕ 1,00,000, 2, 3, 4 ꯄꯥꯡꯕꯤꯒꯅꯣꯕ ꯀꯥꯏꯅꯔꯀꯥꯟꯗ ꯊꯃꯣꯏꯁꯦ ꯆꯥꯛꯅꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯃꯈꯛꯁꯨ ꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥꯁꯤꯅ ꯆꯍꯤ ꯌꯥꯝ ꯍꯜꯂꯦ ꯅꯨꯄꯤ ꯃꯆꯥꯁꯤꯗꯒꯤ ꯅꯨꯄꯥꯁꯤ나 ꯄꯨꯔꯥꯅ ꯆꯍꯤꯅꯦ 10ꯃꯨꯛꯄꯨ ꯍꯟꯅꯤꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡꯅꯦꯕ ꯑꯗꯣ ꯅꯨꯄꯥꯁꯤꯅꯗꯤ ꯆꯦꯟꯈ꯭ꯔꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯧꯖꯤꯛꯀꯣ ꯑꯗꯨ ꯃꯕꯥꯅꯤ ꯆꯍꯤ 2ꯃꯨꯛ ꯀꯩꯃꯨꯛ ꯅꯨꯡꯁꯤꯅꯔꯝꯃꯦ ꯑꯗꯨꯒ ꯃꯤꯗꯤ ꯅꯨꯄꯥꯗꯨꯗꯤ ꯆꯍꯤꯁꯨ ꯌꯥꯝꯖꯔꯕꯅꯤꯗꯅꯀꯣ ꯍꯧꯖꯤꯛ ꯑꯃ ꯑꯇꯣꯞꯄ ꯑꯃꯨꯛ ꯀꯣꯏꯕ ꯈꯣꯠꯄꯩ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦꯗꯅ ꯑꯗ ꯃꯥ ꯉꯥꯏꯈꯣ ꯈꯤꯇꯪ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯁꯨꯝ ꯉꯥꯏꯕ ꯂꯧꯈ꯭ꯔꯦ ꯃꯥꯏꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨ ꯀꯥꯞꯄꯣꯅ ꯂꯧꯈ꯭ꯔꯦ ꯈꯔ ꯑꯗꯩꯗꯤ ꯐꯣꯟꯁꯦ ꯂꯣꯟꯗ ꯂꯧꯏ ꯅꯨꯄꯥꯁꯤꯅ ꯂꯣꯏ ꯊꯤ ꯄꯩꯁꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯊꯧꯅꯔꯦꯕ ꯑꯗꯨꯁꯨ ꯑꯗ ꯅꯨꯄꯤꯁꯤꯅ ꯅꯨꯄꯤꯁꯤꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯗꯥꯏꯔꯦꯛ ꯄꯥꯎꯁꯦ ꯐꯥꯎꯅꯗ꯭ꯔꯦ ꯃꯃꯥ ꯍꯣꯏ ꯃꯅꯥꯎꯄꯤ ꯍꯣꯏ ꯀꯥꯏ ꯂꯣꯟꯗꯣ ꯃꯣꯏ ꯂꯧꯖꯕꯅꯦ ꯍꯥꯏꯔꯦ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅ ꯆꯠꯂ ꯃꯥꯏ ꯃꯃꯤꯡꯗ ꯂꯧꯔ ꯄꯤꯕ ꯂꯩꯔ ꯃꯥꯅ ꯄꯤꯕꯗꯤ ꯅꯠꯇꯕꯅꯤꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗ ꯂꯧꯖꯕꯅꯤ ꯃꯥꯅ ꯄꯩꯁꯥꯗꯣ ꯊꯤꯔꯨꯁꯨ ꯄꯤꯕꯩ ꯋꯥꯅꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯃꯔꯨꯞ 3,000 ꯊꯥꯡꯕ ꯌꯥꯎꯏ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯑꯗꯣ ꯑꯗꯨꯝ ꯑꯩꯒ ꯆꯠꯂꯒ ꯊꯥꯡꯃꯤꯟꯅꯩ ꯍꯥꯏꯔꯦ ꯅꯪꯗꯤ ꯆꯪꯕ꯭ꯔꯥ ꯍꯥꯏꯔꯦ ꯆꯪꯗꯦ ꯃꯥꯗꯤ ꯊꯣꯡꯒꯥꯜ ꯂꯩꯍꯧꯋꯦ ꯑꯄꯪ ꯍꯥꯏꯔꯦꯕ ꯑꯩꯅ ꯒꯙꯥ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯗꯤ ꯃꯤꯅꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯃꯔꯨꯞ ꯌꯥꯎꯗꯦ ꯍꯥꯏꯔꯦꯕ ꯀꯔꯤꯅꯣꯕ ꯄ꯭ꯔꯨꯞ ꯑꯣꯏꯗꯣꯏꯁꯦꯀꯣ ꯃꯥꯅꯦ ꯑꯗꯨꯅ ꯐꯣꯟ ꯐꯪꯉꯤ ꯃꯥꯏ ꯃꯃꯤꯡꯗ ꯂꯧꯔꯒ ꯆꯦꯅ ꯄꯤꯕ ꯅꯠꯇꯦ ꯆꯪꯉꯒ ꯃꯥꯅ ꯔꯤꯁꯤꯞ ꯅꯨꯡꯁꯤꯞ ꯂꯣꯏ ꯄꯥꯏꯔ ꯊꯤꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯏꯗꯤ ꯃꯥꯅ ꯂꯩꯔꯤꯁꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯕ ꯃꯤꯅ ꯑꯗꯨꯅ ꯂꯩꯔꯤꯃꯤ ꯈꯪꯗꯦ ꯂꯩꯇ꯭ꯔꯤꯃꯤ ꯈꯪꯗꯦ ꯃꯁꯥꯅ ꯂꯩꯖꯕꯅꯤ ꯍꯥꯏꯒꯠꯂꯛꯑꯦꯕ ꯑꯗꯨꯅ ꯆꯍꯤꯒ ꯌꯥꯝꯃꯦ ꯂꯧꯖꯒꯦꯅ ꯈꯟꯖꯔꯦ ꯄꯩꯁꯥꯁꯨ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗꯁꯨ ꯄꯥꯟꯈ꯭ꯔꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯑꯉꯝꯕ ꯈꯇꯪ ꯄꯥꯡꯅꯕ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯗꯅꯦ ꯆꯨꯝꯅ ꯅꯨꯡꯁꯤꯅꯕ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯅꯗꯕ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯄꯤꯔꯒ ꯂꯥꯞꯊꯣꯛꯄꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯁꯤꯗꯤ ꯇꯁꯦꯡꯅ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯝꯕꯅꯦꯕꯀꯣ ꯃꯥꯅꯦ ꯅꯨꯡꯉꯥꯏꯇꯦꯕ ꯄꯩꯁꯥ ꯇꯥꯟꯕꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯡꯅ ꯍꯣꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯃꯈꯛꯅꯅꯦ ꯃꯄꯨꯔꯣꯏꯕꯁꯤ ꯂꯥꯛꯑꯒ ꯌꯥꯝ ꯆꯥꯛꯅ ꯃꯥꯁꯨ ꯍꯥꯏꯔꯝꯃꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯃꯣꯏꯁு ꯃꯆꯥ 2ꯁꯨ ꯂꯩꯔꯦ ꯆꯥꯎꯔꯦ ꯃꯆꯥꯒꯗꯣ ꯑꯗꯣ ꯀ꯭ꯂꯥꯁ ꯑꯃꯅ 12 ꯀꯥꯔꯦ ꯍꯥꯏ ꯑꯃꯅ 8 ꯀꯥꯔꯦ ꯍꯥꯏ ꯆꯥꯎꯔꯦ ꯑꯗꯨꯒꯗꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯕ ꯆꯠꯂꯤꯉꯩꯗꯅꯦ ꯂꯩꯔꯝꯗ꯭ꯔꯦ ꯀꯣꯏꯊꯤ ꯊꯤꯅꯔꯦ ꯂꯩꯇ꯭ꯔꯦ ꯄꯨꯂꯤꯁꯁꯨ ꯌꯧꯅꯔꯦ ꯑꯗꯨꯀꯥꯟꯗꯗꯤ ꯃꯣꯏꯁꯦ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯡ 3 ꯆꯨꯞꯅꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯆꯦꯛꯀꯤꯡ ꯇꯧꯕꯗ ꯃꯣꯏꯒꯤ ꯐꯣꯟꯁꯦ ꯅꯨꯃꯤꯠ 5ꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃꯗ ꯂꯦꯡꯗꯅ ꯂꯩꯇꯕ ꯑꯗꯨꯝ ꯆꯦꯟꯕꯗꯣ ꯃꯣꯏꯅ ꯇ꯭ꯔꯦꯟ ꯇꯣꯡꯕ ꯑꯣꯏꯗꯣꯏꯅꯦꯕ ꯐ꯭ꯂꯥꯏꯠꯇ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯗꯦꯜꯂꯤꯐꯧ ꯗꯦꯜꯂꯤꯗꯩꯅ ꯃꯣꯏꯅ ꯆꯠꯂꯤꯕ ꯂꯝꯗꯨꯐꯥꯎ ꯇ꯭ꯔꯦꯟꯗ ꯆꯠꯄꯅꯦꯕ ꯅꯨꯃꯤꯠ 5ꯅꯤꯁꯦ
ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯂꯩꯌꯦꯅ ꯑꯃꯨꯛ ꯊꯤꯕ ꯆꯠꯂꯦ ꯄꯩꯁꯥ ꯇꯤꯡꯒꯩ ꯃꯄꯨꯔꯣꯏꯕꯁꯤꯅ ꯊꯥꯡꯗꯣꯛꯑ ꯇꯤꯀꯦꯠꯀ ꯀꯛꯑ ꯈꯣꯠꯂꯀꯣ ꯐꯪꯗ꯭ꯔꯦ ꯄꯨꯂꯤꯁ ꯌꯥꯝ ꯆꯠꯂꯤꯅꯤ ꯐꯪꯗ꯭ꯔꯦ ꯍꯜꯂꯛꯑꯦ ꯑꯗꯩ ꯑꯃꯨꯛ ꯂꯝ ꯑꯃꯗ ꯑꯃꯨꯛ ꯂꯩꯌꯦꯅ ꯆꯠꯂꯦ ꯄꯨꯂꯤꯁ ꯌꯥꯝ ꯆꯠꯂꯤꯅꯤ ꯃꯣꯏ ꯃꯤ ꯈꯔꯒ ꯑꯗꯨꯁꯨ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯆꯪꯉꯦ ꯑꯗꯨꯗꯕꯨꯗꯤ ꯐꯪꯗꯅ ꯃꯣꯏꯅ ꯋꯥ ꯍꯥꯟꯅ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯒ ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗꯤ ꯌꯥꯎꯗ꯭ꯔꯦꯕ ꯃꯣꯏ ꯌꯥꯎꯔꯗꯤ ꯊꯣꯛꯂꯛꯁꯤ ꯌꯥꯔꯣꯏꯅ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤꯒ ꯄꯨꯂꯤꯁꯀ ꯆꯠꯂꯦꯕ ꯊꯦꯝꯃꯒ ꯅꯪ ꯋꯥ ꯅꯨꯡ ꯍꯥꯟꯅ ꯂꯣꯏꯊꯣꯛꯅꯔꯝꯃꯣ ꯑꯗꯨꯒ ꯅꯪ ꯂꯩꯒꯦꯁꯨ ꯂꯩꯌꯣꯅ ꯃꯣꯏ ꯄꯨꯊꯣꯔꯛꯑꯦꯕ ꯃꯌꯥꯡꯅꯦ ꯅꯨꯄꯥꯁꯤꯗꯤꯀꯣ ꯑꯗꯨꯒꯗꯤ ꯅꯨꯄꯤꯁꯤꯅ ꯑꯥꯗꯁꯨ ꯃꯣꯏꯒꯤ ꯐꯥꯔꯤꯕ ꯂꯝꯗꯣ ꯑꯩ ꯂꯝꯗꯨꯗꯤ ꯍꯥꯏꯔꯔꯣꯏꯒꯦꯕ ꯑꯗꯨꯒꯤ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗꯁꯨ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯔꯤꯄꯣꯔꯠ ꯄꯤꯕꯗ ꯑꯩꯒ ꯃꯥꯒ ꯆꯍꯤ 3 ꯁꯨꯔꯦ ꯅꯨꯡꯁꯤꯅꯕ ꯑꯩꯅ ꯃꯥꯁꯦ ꯀꯧꯊꯣꯛꯑꯒ ꯏꯕꯥꯅꯤ ꯌꯥꯔꯄꯣꯔꯠ ꯐꯥꯎ ꯃꯥ ꯂꯥꯛꯑꯒ ꯏꯕꯥꯅꯤ ꯆꯪꯃꯤꯟꯅꯕꯅꯤ ꯑꯩꯅ ꯏꯁꯥꯅ ꯌꯥꯕꯅꯤ ꯑꯩꯅ ꯀꯧꯊꯣꯛꯄꯅꯤ ꯅꯨꯄꯥꯁꯤ ꯃꯔꯥ ꯂꯩꯇꯦ ꯃꯉꯣꯟꯗ ꯀꯦꯁ ꯄꯥꯟꯕꯤꯅꯣ ꯍꯥꯏꯔꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯜꯇꯔꯤ ꯂꯣ 497ꯁꯤ ꯀꯛꯊꯠꯈ꯭ꯔꯕꯅꯤ나 ꯅꯨꯄꯤꯅ ꯃꯁꯥꯅ ꯌꯥꯗꯦ ꯃꯁꯥꯏ ꯍꯛꯅꯦ ꯍꯥꯏꯔꯕꯅꯤꯅ ꯅꯨꯄꯥꯗ ꯀꯩ ꯀꯦꯁ ꯄꯥꯟꯗ꯭ꯔꯗꯤ ꯅꯨꯄꯥꯗꯣ ꯊꯝꯃꯝꯃꯦꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯗ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯇꯧꯅꯔꯦ ꯑꯗꯨꯁꯨ ꯅꯨꯄꯥꯁꯤꯅꯗꯤ ꯏꯆꯥ ꯀꯩꯁꯤ ꯌꯣꯛꯑꯒ ꯃꯥꯁꯦ ꯂꯩꯖꯁꯅꯨ ꯑꯗꯨꯝ ꯍꯟꯖꯟꯅꯖꯒꯦ ꯍꯥꯏꯔꯦꯕ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯋꯥ ꯂꯣꯏꯁꯟꯅꯁꯦꯅ ꯑꯗꯣ ꯃꯥꯗꯤ ꯋꯥ ꯍꯦꯛ ꯂꯣꯏꯁꯟꯅꯕꯗꯨꯗꯗꯤ ꯃꯊꯟ ꯊꯥꯡꯒꯠꯇꯅ ꯆꯦꯟꯈ꯭ꯔꯗꯕ ꯃꯌꯥꯡꯗꯨꯗ ꯂꯩꯈ꯭ꯔꯗꯕ ꯑꯗꯨꯏ ꯁꯣꯝꯗꯗꯤ ꯃꯆꯥ ꯃꯥꯏ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯗꯨꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ ꯑꯗꯨꯒ ꯃꯆꯥꯁꯤꯡꯁꯦ ꯍꯣꯏ ꯃꯥꯒ ꯑꯩꯒ ꯍꯟꯖꯟꯅꯗ꯭ꯔꯃꯛꯁꯨ ꯃꯥꯁꯨ ꯃꯆꯥꯁꯤꯒꯤꯗꯃꯛꯇ ꯃꯄꯥꯝꯗ ꯍꯤꯡꯍꯟꯕꯤꯌꯨ ꯃꯌꯨꯝ ꯄꯥꯟꯗꯅ ꯑꯩꯁꯨ ꯄꯥꯟꯖꯔꯣꯏꯒꯦ ꯏꯆꯥꯈꯩꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯔꯁꯨ ꯌꯦꯡꯁꯤꯟꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯍꯥꯏꯁꯦ ꯋꯥꯔꯛꯄꯤꯌꯨ ꯋꯥꯇꯦꯝꯕꯤꯌꯨ ꯁꯨꯃꯥꯏꯅ ꯃꯄꯨꯔꯣꯏꯕ ꯌꯨꯝꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯃꯊꯃꯣꯏꯁꯦ ꯌꯥꯝ ꯆꯥꯛꯑꯦ ꯅꯨꯄꯥꯗꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯋꯥ ꯍꯦꯛ ꯂꯣꯏꯅꯕꯒ ꯑꯩꯗꯤ ꯆꯠꯂꯗꯝꯅꯤ ꯑꯗꯨꯝ ꯍꯥꯏꯌꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯆꯥꯁꯨ ꯆꯥꯎꯔꯕꯅꯦꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯄꯨꯔꯣꯏꯕꯗꯨꯅ ꯆꯥꯏꯕ ꯃꯊꯃꯣꯏꯗꯣ ꯄꯩꯁꯥꯁꯨ ꯀꯌꯥꯝ ꯆꯪꯉꯦ ꯌꯦꯡꯉꯣ ꯇꯥꯅꯒ ꯆꯠꯂ ꯐꯥꯗꯣꯛꯎꯕ ꯐ꯭ꯂꯥꯏꯠꯇꯒ ꯆꯠꯂꯒ ꯑꯅꯤꯔꯛꯅꯤ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯊꯣꯛꯏꯕ ꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯅꯒ ꯆꯥꯛꯄꯁꯤꯗꯤ ꯑꯁ ꯏꯃꯥ ꯈꯨꯠ ꯆꯥꯛ ꯑꯃꯅꯦ ꯃꯥꯅꯒ ꯆꯥꯛꯄ ꯃꯊ꯭ꯋꯥꯏꯁꯦ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯤꯅꯤ ꯃꯥꯁꯦ ꯄꯨꯔꯥ ꯇꯦꯟꯁꯟꯅꯤꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯨꯀꯣ ꯑꯗꯩ ꯑꯃꯨꯛ ꯍꯣꯝꯗ ꯆꯪꯉꯛꯄꯁꯤꯁꯨ ꯂꯦꯞꯇꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯑꯃꯈꯛꯁꯨ ꯅꯍꯥꯅꯤ ꯑꯉꯥꯡꯅꯤ ꯃꯥꯏ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯍꯟꯗꯛ ꯍꯣꯝꯁꯤꯗ ꯂꯥꯛꯏ ꯃꯥꯁꯨ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯈꯥꯏꯅꯔꯦꯕ ꯌꯥꯝ ꯃꯣꯏꯅ ꯄꯤꯛꯏꯉꯩꯗ ꯈꯥꯏꯅꯕꯁꯤꯗꯒꯤ ꯃꯣꯏꯁꯦ ꯃꯃꯥꯏ ꯃꯄꯥꯝꯗ ꯑꯃꯨꯛ ꯂꯩ ꯃꯃꯥꯏ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯩ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯑꯗꯣ ꯃꯄꯥꯁꯤꯗꯤ ꯃꯣꯏ ꯃꯃꯥꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯃꯥ ꯃꯄꯥꯒꯁꯦ ꯀꯥꯏꯅꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯔꯦ ꯑꯗꯣ ꯃꯥꯁꯨ ꯃꯃꯥꯏ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯩ ꯃꯣꯏꯁꯦ ꯃꯄꯥꯏ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯩ ꯇꯧꯔꯦ ꯃꯄꯥꯁꯤ ꯑꯗꯨꯝ ꯌꯨꯗ ꯊꯛꯑꯒꯅꯦ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗꯩ ꯃꯄꯥ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡ ꯆꯍꯤ ꯑꯃꯨꯛ ꯂꯩꯔꯒ ꯃꯃꯥꯁꯤꯗꯤ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯜꯂꯦꯀꯣ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯃꯥꯒꯤꯁꯨ ꯑꯃꯨꯛ ꯄꯪꯈꯠꯇ ꯈꯠꯅꯔꯦ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯃꯕꯥꯅꯤꯁꯦꯀꯣ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯨꯕꯒꯤ ꯄꯪꯈꯠꯇ ꯈꯠꯅꯔꯦ ꯃꯥꯁꯦ ꯑꯃꯨꯛ ꯃꯄꯥꯏ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯤ ꯍꯟꯖꯟꯅꯧꯅ ꯍꯦꯛ ꯊꯥꯔꯛꯏ ꯃꯗꯩ ꯃꯃꯥꯏ ꯃꯄꯥꯝꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯤ ꯍꯟꯖꯟꯅꯧ ꯑꯃꯨꯛ ꯊꯥꯔꯛꯏ ꯃꯥꯁꯦ ꯑꯗꯨꯒꯗꯤ ꯃꯥꯁꯤꯅ ꯑꯩ ꯀꯅꯥꯝꯇꯗ ꯌꯦꯠꯆꯅꯤꯡꯗ꯭ꯔꯦ ꯑꯩ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯂ ꯍꯤꯡꯖꯈ꯭ꯔꯒꯦꯅ ꯂꯥꯛꯄꯅꯦꯕ ꯍꯣꯝꯗ ꯃꯥꯁꯨꯀꯣ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯑꯃꯈꯛꯁꯨ ꯏꯕꯦꯝꯃꯁꯤꯁꯨ ꯃꯥꯁꯨ ꯉꯟꯇꯥ ꯃꯌꯨꯝ ꯄꯥꯜꯂꯦ ꯃꯣꯏꯒꯤꯅꯅꯦ ꯈꯤꯇꯪ ꯈꯠꯅꯕꯒ ꯃꯁꯝꯁꯦ ꯄꯪꯐꯣꯏꯗ ꯐꯣꯏꯅꯕꯤ ꯃꯆꯟꯅꯨꯄꯤꯁꯤꯒꯁꯨ ꯐꯣꯏꯅꯩ ꯃꯅꯦꯝꯕꯣꯛꯁꯤꯒꯁꯨ ꯐꯣꯏꯅꯩ ꯑꯗꯩ ꯆꯔꯥ ꯍꯦꯟꯕ ꯃꯣꯏꯁꯦ ꯇꯣꯉꯥꯟ ꯄꯤꯖꯕ ꯑꯗꯩ ꯇꯣꯉꯥꯟ ꯄꯤꯖꯔꯒ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯀꯧꯁꯜꯂ ꯑꯗꯨꯝ ꯄꯤꯖꯈꯤꯕ ꯆꯥꯛꯁꯦ ꯃꯥ ꯈꯛ ꯋꯥꯕ ꯃꯆꯥꯁꯦ ꯅꯤꯁꯥ ꯆꯥꯏꯟ ꯁꯦꯟꯇꯔꯗꯁꯨ ꯊꯝꯃꯤ ꯑꯗꯩ ꯃꯉꯣꯟꯗꯁꯨ ꯐꯨꯏ ꯈꯠꯅꯩ ꯑꯗꯣ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯕꯅ ꯇꯣꯉꯥꯟ ꯄꯤꯖꯩ ꯃꯥ ꯑꯗꯨꯝ ꯀꯧꯁꯜꯂ ꯄꯤꯖꯈꯤ ꯃꯆꯥꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯅꯕꯅꯦꯅ ꯃꯃꯥ ꯃꯄꯥꯁꯤꯅ ꯇꯣꯉꯥꯟꯗꯤ ꯄꯤꯖꯕ ꯀꯧꯁꯜꯂ ꯑꯗꯨꯝ ꯄꯤꯖꯈꯤꯕ ꯑꯗꯨ ꯃꯧ ꯃꯥ ꯈꯛ ꯋꯥꯕ ꯇꯣꯉꯥꯟ ꯆꯥꯔꯃꯤꯅ ꯊꯣꯡꯗ ꯌꯥꯗꯦ ꯊꯥꯛꯇ ꯌꯥꯗꯦꯗꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯆꯔꯥ ꯍꯦꯜꯂꯒ ꯂꯦꯟꯕ ꯅꯨꯄꯥꯁꯤꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯐꯧ ꯆꯦꯡ ꯄꯤꯌꯨ ꯍꯥꯏꯕꯗꯤ ꯉꯝꯗꯕ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯍꯣꯏꯗ ꯑꯣꯏꯅꯒ ꯊꯤꯜꯂꯨꯔꯒ ꯅꯨꯄꯤꯁꯦ ꯆꯥꯛꯀ ꯄꯤꯖꯕ ꯃꯃꯥꯟꯅꯕ ꯍꯣꯏꯗꯀꯣ ꯑꯗꯣ ꯃꯁꯝꯁꯦ ꯄꯪꯐꯣꯏꯗ ꯐꯣꯏꯅꯩ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩ ꯃꯆꯟꯅꯨꯄꯤꯒ ꯑꯃꯨꯛ ꯐꯣꯏꯅꯅꯤ ꯃꯅꯦꯝꯕꯣꯛꯁꯤꯒ ꯑꯃꯨꯛ ꯐꯣꯏꯅꯅꯤ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯈꯤꯇꯪ ꯇꯧꯕ ꯃꯁꯝꯁꯤꯗ ꯍꯥꯟꯅ ꯍꯦꯛꯇ ꯄꯥꯏꯕ ꯑꯗꯨꯅ ꯃꯥꯁꯦ ꯃꯁꯝꯒꯁꯦ ꯃꯥ ꯍꯥꯏꯕ ꯂꯣꯏ ꯀꯦꯟꯗꯅ ꯑꯝꯇꯒ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯩ ꯃꯀꯣꯛꯀꯁꯦ ꯀꯩꯅꯣꯝ ꯇꯧꯗꯅ ꯃꯥꯁꯦ ꯆꯤꯛꯇꯅ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯄꯨꯟꯁꯤꯗ ꯑꯩ ꯁꯝ ꯁꯥꯡꯍꯜꯂꯣꯏꯅꯅꯦ ꯈꯤꯖꯤꯛꯈꯛ ꯃꯃꯤꯡꯒꯤ ꯄꯨꯜꯂꯦ ꯃꯥꯁꯦ ꯃꯣꯏꯅ ꯐꯣꯏꯕ ꯅꯨꯡꯉꯥꯏꯌꯦꯅ ꯑꯗꯣ ꯃꯣꯏꯒꯤꯁꯨ ꯑꯉꯛꯄ ꯑꯃꯅꯦ ꯑꯩꯅ ꯁꯥꯡꯅ ꯂꯤꯗ꯭ꯔꯕꯩ ꯋꯥꯅꯦꯕ ꯐꯖꯅ ꯐꯣꯏꯅꯩ ꯃꯁꯝꯁꯦ ꯁꯨꯃꯥꯡꯗꯒ ꯍꯦꯛꯇ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇꯒ ꯅꯝꯅꯕꯤ ꯍꯦꯛꯇ ꯐꯣꯏꯅꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯃꯥꯁꯨ ꯑꯗꯨꯝ ꯊꯦꯝꯃꯒ ꯃꯣꯏ ꯃꯄꯥꯝꯅ
ꯇꯧꯔꯒ ꯀꯥꯏꯅꯍꯟꯕ ꯐꯠꯇꯦ ꯈꯣꯠꯇꯦ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯕꯒꯤꯅꯤ ꯌꯨꯝ ꯄꯥꯜ ꯍꯩꯇꯕꯩꯅꯤ ꯃꯅꯦꯝ ꯃꯀꯨꯅ ꯂꯣꯏ ꯍꯣꯠꯅꯔꯤꯅꯤ ꯐꯒ꯭ꯔꯖꯥꯠꯅꯤ ꯏꯕꯦꯝꯃ ꯍꯥꯏꯕꯗꯤ ꯍꯦꯟꯗꯦ ꯉꯁꯤꯐꯥꯎꯗꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯕꯩ ꯃꯣꯏꯁꯨ ꯑꯗꯨꯝ ꯈꯨꯃꯝꯒꯅꯤ ꯅꯨꯄꯥꯗꯨꯅꯁꯨ ꯇꯨ ꯈꯨꯖꯤꯟꯒ ꯎꯠꯂꯦ ꯃꯥꯁꯦ ꯈꯣꯠꯇꯠꯂꯝꯃꯤꯅꯤ ꯀꯥꯏꯅꯀꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯈꯨꯃꯝꯒꯅꯤ ꯈꯨꯝꯕꯕꯨꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯨ ꯏꯕꯦꯝ ꯑꯃꯈꯛꯁꯨ ꯃꯣꯏꯁꯨ ꯀꯣꯔꯣꯅꯥꯗ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏ ꯂꯦꯞꯅꯔꯒ ꯄꯣꯠ ꯆꯩꯒ ꯂꯣꯏ ꯂꯥꯡꯉꯒ ꯃꯣꯏ ꯏꯃꯨꯡꯁꯦ ꯀꯣꯔꯣꯅꯥ ꯂꯣꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄ ꯃꯣꯏ ꯃꯈꯨꯔꯥ ꯑꯃꯁꯨ ꯁꯤꯈꯤꯕ ꯀꯣꯔꯣꯅꯥꯁꯦ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯔꯕ ꯃꯣꯏ ꯂꯣꯏꯅꯃꯛ ꯀꯩꯅꯣꯗ ꯂꯩꯔꯕꯀꯣ ꯀꯣꯔꯣꯅꯥ ꯄꯛꯄ ꯀꯩꯒꯤ ꯂꯩꯐꯝꯗꯣ ꯀꯣꯚꯤꯗ ꯑꯗꯨꯃꯥꯏꯅ ꯁꯦꯟꯇꯔ ꯀꯥꯏꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯕꯥꯅꯤꯁꯤ ꯆꯦꯟꯖꯟꯅꯔ ꯑꯃꯨꯛ ꯂꯧꯅꯈꯤꯕ ꯑꯗꯨꯒ ꯗꯥꯎꯁꯦ ꯑꯗꯨꯝ ꯁꯨꯡꯌꯥ ꯌꯥꯗꯕꯒꯤ ꯄꯩꯁꯥ ꯁꯨꯝ ꯄꯨꯊꯔꯛꯄ ꯑꯗꯨꯝꯕꯒꯤꯗꯨꯒꯤ ꯃꯕꯥꯅꯤꯁꯨ ꯉꯥ ꯂꯩꯇꯅ ꯈꯟꯅꯕꯒꯤꯅꯦ ꯃꯆꯥꯗꯣ ꯄꯨꯔ ꯃꯥꯁꯨ ꯆꯦꯜꯂꯛꯑꯝꯃꯦꯕ ꯃꯣꯏꯁꯦ ꯚꯔꯥꯗ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯚꯔꯥꯗ ꯂꯩꯕꯅꯤꯅ ꯅꯨꯄꯥꯁꯤꯅ ꯊꯛꯑ ꯆꯥꯔ ꯑꯍꯤꯡ ꯇꯥꯏꯄꯨꯡꯗ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯃꯉꯣꯟꯗ ꯅꯩꯕꯗꯣ ꯑꯗꯨꯏ ꯃꯥꯁꯦ ꯂꯩꯃꯤꯟꯅꯕ ꯀꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯆꯦꯜꯂꯛꯑꯝꯃꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯁꯨꯅꯦ ꯃꯣꯏ ꯑꯅꯤꯁꯦ ꯄꯩꯁꯥꯁꯦ ꯄꯨꯊꯔꯦꯕ ꯗꯨꯀꯥꯟ ꯇꯧꯔꯝꯕꯗꯒꯤ ꯄꯩꯁꯥꯁꯦ ꯄꯨꯊꯔꯦ ꯃꯤꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯊꯧꯕꯁꯦ ꯂꯥꯛꯑꯦ ꯃꯣꯏꯒꯤꯁꯨ ꯃꯤꯅ ꯍꯥꯠꯄ ꯃꯣꯏꯒꯤꯗꯤ ꯃꯤ ꯑꯩꯉꯣꯟꯗ ꯊꯧ ꯉꯝꯗꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯂꯥꯡꯕꯩꯗ ꯆꯠꯈ꯭ꯔꯦꯕ ꯊꯕꯛ ꯁꯨꯕ ꯑꯗ ꯃꯥꯏ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯃꯌꯨꯝꯗ ꯊꯝꯕꯁꯨ ꯌꯥꯗ꯭ꯔꯕ ꯄꯩꯁꯥ ꯊꯧꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯒ ꯃꯥꯅ ꯚꯔꯥꯗ ꯊꯝꯒꯗꯕꯁꯨ ꯄꯩꯁꯥꯅꯤꯗꯅ ꯑꯗꯣ ꯑꯃꯗ ꯊꯝꯕꯁꯨ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯟꯅꯤꯅ ꯃꯥꯅ ꯊꯝꯅꯤꯡꯗꯕ ꯑꯗꯨꯒꯤ ꯃꯆꯥ ꯑꯃꯒ ꯃꯥꯏ ꯅꯨꯄꯤꯁꯤꯒ ꯏꯆꯦꯒꯤ ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯊꯝꯖꯒꯦ ꯁꯤꯗꯗꯤ ꯅꯨꯄꯤ ꯈꯛꯇꯪ ꯂꯩꯕ ꯃꯐꯝꯅꯤꯅ ꯁꯤꯗ ꯂꯩꯈ꯭ꯔꯗꯤ ꯃꯥꯏ ꯅꯨꯄꯤꯅ ꯐꯠꯇꯕ ꯑꯃ ꯆꯠꯂꯔꯣꯏ ꯃꯥꯏ ꯅꯨꯄꯤꯗ ꯀꯅꯥꯝꯅ ꯐꯠꯇꯕ ꯑꯃ ꯇꯧ ꯉꯝꯃꯔꯣꯏꯅ ꯃꯥꯅ ꯌꯥꯝ ꯊꯥꯖꯖꯔꯒ ꯃꯥꯏ ꯅꯨꯄꯥꯃꯛꯅꯐꯧ ꯁꯤꯗ ꯊꯝꯃꯝꯃꯦꯕ ꯃꯥꯏ ꯅꯨꯄꯤꯁꯦꯀꯣ ꯍꯣꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯃꯈꯟ ꯃꯈꯟꯁꯦ ꯂꯥꯛꯏ ꯑꯗꯣ ꯑꯋꯥꯕ ꯍꯦꯛ ꯇꯥꯕ ꯅꯨꯄꯤꯁꯤꯡꯒꯤꯗꯤ ꯎꯔꯨꯝ ꯇꯨꯝꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯍꯣꯝꯁꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯆꯥꯡꯁꯦ ꯃꯌꯥꯝꯁꯦ ꯏꯔꯥꯡꯁꯤꯒ ꯂꯥꯟꯁꯤꯒ ꯑꯗꯩ ꯍꯧꯖꯤꯛꯁꯦ ꯋꯥꯅ ꯇꯥꯟꯅꯕ ꯃꯇꯝꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯍꯟꯊꯔꯛꯑꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯔꯥꯖꯁꯊꯥꯟꯒꯤ ꯕꯅꯥꯁꯊꯥꯂꯤ ꯕꯤꯗ꯭ꯌꯥꯄꯤꯠꯇ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯃꯣꯏꯔꯥꯡꯂꯩꯃ ꯎꯔꯤꯄꯣꯛ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯃꯦꯗꯥꯝꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯏꯁꯇꯦꯁꯟꯅꯔꯤꯒꯤ ꯑꯣꯏꯕ ꯕꯣꯏ ꯀꯣꯂꯣꯝꯅꯆꯤꯡꯕ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯂꯨꯄꯥ 2,000ꯈꯛꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯁꯤꯒꯤꯗꯃꯛꯇ ꯃꯦꯗꯥꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯔꯕꯤ ꯄꯤꯜꯂꯨ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯠꯄꯝ ꯄꯤꯜꯂꯨ ꯀꯣꯡꯕꯗꯒꯤ ꯏꯆꯥꯁꯤꯒꯤ ꯆꯍꯤ 12 ꯁꯨꯕꯒꯤ ꯇꯥꯡ 23 ꯊꯥ 6 2026 ꯆꯍꯤ 12 ꯁꯨꯕꯒꯤ ꯃꯍꯥꯛꯀꯤ ꯌꯥꯏꯐꯔꯕ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯀꯦꯛ ꯑꯗꯩ ꯑꯆꯥꯄꯣꯠ ꯆꯧ ꯋꯥꯇꯔ ꯕꯣꯇꯜ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯃꯈꯟ ꯃꯈꯟ ꯄꯨꯕꯤꯔꯛꯑꯒ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯃꯥꯒꯤ ꯕꯥꯔꯗꯦꯗꯨ ꯁꯪꯒꯥꯏꯗ ꯄꯥꯡꯊꯣꯛꯏ ꯁꯤꯒꯤꯗꯃꯛꯇ ꯏꯆꯥꯅꯨꯄꯤ ꯄꯤꯜꯂꯨꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯁꯤꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯛꯈꯪꯅꯔꯕꯤ ꯑꯃꯦꯔꯤꯀꯥꯒꯤ ꯀꯥꯂꯤꯐꯣꯔꯅꯤꯌꯥꯗ ꯂꯩꯕꯤ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥꯟꯖꯂꯤꯁ ꯏꯁꯇꯣꯔꯤ ꯇꯥꯏꯝ ꯑꯅ ꯑꯩꯈꯣꯏ ꯌꯨꯇꯨꯕꯇ ꯋꯥꯔꯜꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯀ꯭ꯔꯥꯏꯝ ꯀꯌꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯤꯕꯤ ꯒꯤꯇꯥꯟꯖꯂꯤꯅ ꯃꯔꯨꯞ ꯑꯁꯤꯅ ꯂꯨꯄꯥ 50,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯣ ꯃꯍꯥꯛꯀꯤ 1 ꯂꯥꯈ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯕꯒꯤ ꯒꯤꯐ ꯑꯦꯋꯦ ꯄꯥꯡꯊꯣꯛꯀꯗꯕꯗꯨ ꯑꯗꯨ ꯑꯣꯏꯅ ꯁꯤꯗ ꯁꯪꯒꯥꯏꯁꯤꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯂꯝꯗꯝ ꯂꯥꯞꯅ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏꯗ ꯂꯩꯔꯤꯕ ꯃꯆꯦ ꯃꯅꯥꯎ ꯃꯌꯥꯝꯁꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯁꯪꯒꯥꯏꯗ ꯂꯥꯛꯏꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡꯒꯤꯗꯃꯛꯇ ꯑꯋꯥꯠꯄ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯅ ꯄꯥꯡꯕꯤꯔꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯦꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯋꯥꯏ ꯑꯗꯨꯅ ꯆꯦꯡ ꯋꯥꯅꯔꯒꯦ ꯃꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯦꯡ ꯂꯧꯕ ꯗꯨꯀꯥꯟꯗꯨꯗ ꯑꯣꯏꯅ ꯄꯩꯁꯥꯁꯦ ꯀꯥꯞꯁꯤꯟꯖꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯆꯦꯡ ꯑꯗꯨꯝ ꯋꯥꯠꯇꯅꯕ ꯂꯧꯔꯒꯦꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ 9 ꯑꯃ ꯂꯦꯡꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯧ 4 ꯑꯃ ꯑꯩꯈꯣই ꯅꯨꯄꯥꯒꯤ ꯁꯒꯣꯜ ꯂꯧꯕ ꯃꯣꯏ 2 ꯑꯃꯒ ꯑꯗꯩ ꯃꯧ 2 ꯑꯃꯒ ꯂꯦꯡꯗꯅ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯥꯛꯄꯁꯦ ꯅꯣꯡꯃꯒꯤ ꯑꯔꯥꯛ ꯂꯥꯛꯄ 1 ꯂꯥꯛꯄ 2 ꯂꯥꯛꯄ ꯃꯇꯝꯒꯤ ꯃꯤ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏ 13 19ꯁꯦ ꯑꯉꯥꯡꯁꯤꯡꯅꯦ ꯀꯩꯅꯦ ꯑꯗꯨꯃꯥꯏꯅ ꯆꯥꯏꯌꯦꯕ ꯑꯗꯨꯅ ꯆꯦꯡꯁꯦ ꯃꯣꯏꯁꯦ ꯑꯌꯨꯛꯇ KG 4 ꯊꯣꯡꯉꯦ ꯑꯗꯩ ꯆꯔꯥꯎꯕꯩ 3 ꯊꯣꯡꯉꯦ ꯅꯨꯡꯗꯥꯡꯗꯅ ꯆꯥꯛ ꯆꯥꯕꯁꯦ ꯈꯤꯇꯪ ꯍꯟꯊꯅꯩ 3 ꯊꯣꯡꯉꯦ ꯁꯨꯃꯥꯏꯅ ꯆꯦꯡ KG 10 ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯑꯗꯨꯅ ꯆꯦꯡ ꯕꯦꯈꯥꯏ ꯑꯃ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯑꯗꯨꯗꯨꯒꯤ ꯆꯦꯡ ꯋꯥꯅꯔꯒꯦꯅ ꯑꯩꯈꯣꯏꯗ ꯆꯦꯡꯒꯤ ꯑꯋꯥꯕꯁꯨ ꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯣ ꯃꯔꯨꯞꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛꯊꯛꯇꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯒꯤ ꯀꯣꯛꯊꯛꯇꯒꯤ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯗꯕꯤꯔꯦ ꯑꯗꯣ ꯆꯍꯤꯁꯤꯃꯒꯤꯗꯤ ꯃꯌꯥꯝꯅ ꯈꯔ ꯄꯥꯡꯕꯤꯔꯛꯄꯒ ꯑꯗꯩ ꯑꯩꯈꯣই ꯃꯔꯨꯞꯅ ꯀꯥꯞꯄꯤꯔꯛꯏꯕ ꯄꯩꯁꯥꯁꯤꯒꯅ ꯆꯦꯡꯒꯤ ꯑꯋꯥꯕꯁꯤ ꯊꯣꯏꯗꯣꯛꯅ ꯂꯩꯔꯔꯣꯏꯅ ꯈꯟꯖꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ ꯒꯤꯇꯥꯟꯖꯂꯤ ꯁꯣꯔꯥꯝꯕꯨ ꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯟꯗꯛꯇꯤ ꯄꯥꯕꯨꯡ ꯑꯃꯈꯛꯅꯅꯦ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯔꯝꯃꯦ ꯄꯥꯕꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯆꯥꯖꯤꯡꯗꯒꯤꯅꯦꯕꯀꯣ ꯑꯗꯨꯒ
ꯀꯩꯅꯣ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯃꯔꯤ ꯄꯣꯛꯄ ꯅꯨꯄꯥ ꯄꯣꯛꯇꯕ ꯑꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯃꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯉꯥꯛꯇꯅꯤ ꯂꯩꯇ꯭ꯔꯤꯁꯦ ꯑꯃꯅ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯗ ꯂꯩꯇꯕ ꯑꯃꯅ ꯍꯦꯡ ꯇꯧꯔꯒ ꯆꯌꯦꯠꯅꯕ ꯃꯤꯁꯤꯗ ꯂꯩꯇꯕꯀꯣ ꯃꯆꯥ ꯐꯥꯏꯕꯣꯛ ꯑꯅꯤꯁꯨ ꯊꯝꯃꯝꯃꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤꯒꯤ ꯃꯃꯤꯡꯁꯤꯅꯅꯦ ꯋꯥꯍꯦꯡꯕꯝ ꯄꯣꯆꯥ ꯀꯧꯋꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯅ ꯀꯩꯅꯣ ꯀꯣꯃꯣꯜ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯄꯥꯕꯨꯡꯁꯤꯅ ꯆꯦꯡ ꯑꯂꯨ ꯍꯋꯥꯏ ꯊꯤꯟꯕꯤꯔꯛꯑꯝꯃꯦꯕ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡꯒꯤꯗꯃꯛꯇꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯥꯕꯨꯡ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯅ ꯏꯄꯥꯝ ꯌꯨꯝꯖꯥꯎ ꯁꯛꯄꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯅꯤꯡꯁꯤꯡꯉꯒ ꯁꯤꯗ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯁꯨ ꯃꯆꯥ ꯅꯤꯉꯣꯜ ꯉꯥꯛꯇꯅꯤ ꯑꯗꯩ ꯄꯨꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯃꯁꯨ ꯉꯥꯛꯇꯅꯦꯅ ꯈꯜꯂꯒ ꯄꯥꯕꯨꯡꯒꯨꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯆꯥꯖꯤꯡꯗꯒꯤꯀꯣ ꯂꯥꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯃꯇꯦꯡꯒ ꯄꯥꯡꯕꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯃꯥꯅꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯄꯥꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯃꯤꯕꯂꯥ ꯀꯣ ꯑꯗꯣ ꯃꯥ ꯈꯛ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯦ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯂꯩꯈꯤꯗꯕ ꯑꯅꯤꯁꯦ ꯑꯃꯅ ꯖꯦꯁꯤꯀꯥ ꯀꯧꯏ ꯑꯃꯅ ꯕꯂꯥ ꯀꯧꯏꯀꯣ ꯃꯣꯏ ꯑꯅꯤꯗ ꯀꯠꯆꯕꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯥꯕꯨꯡ ꯍꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯃꯌꯥꯝꯗꯩ ꯃꯌꯥꯝꯒꯤ ꯂꯥꯛꯐꯝ ꯂꯣꯏ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯗꯗꯤ ꯑꯩꯈꯣꯏꯅ ꯃꯁꯦ ꯇꯧꯔꯨꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯡꯉꯛꯇ꯭ꯔꯦ ꯍꯥꯏꯁꯨ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦꯕꯀோ ꯃꯥꯅꯦ ꯑꯗꯨꯗꯨꯅ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯗꯨꯝ ꯑꯩꯅ ꯁꯨꯖꯔ ꯅꯣꯝꯖꯔꯒ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯨꯡ ꯈꯛꯀꯤ ꯈꯟꯗ꯭ꯔꯦꯕ ꯋꯥꯈꯟꯁꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤꯅ ꯂꯥꯛꯀꯅꯤ ꯊꯨꯡꯒꯅꯤ ꯆꯠꯈꯤꯅꯤ ꯇꯧꯔꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯔꯦ ꯑꯩꯅ ꯂꯥꯛꯄ ꯃꯤ ꯃꯌꯥꯝꯁꯦ ꯁꯖꯦꯁꯟ ꯂꯧꯕ ꯂꯥꯛꯄ ꯇꯥꯟꯅꯕ ꯂꯥꯛꯄ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯃꯥꯏ ꯋꯥꯔꯤ ꯑꯋꯥꯕ ꯂꯤꯕ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯑꯋꯥꯕꯝꯅꯦ ꯑꯩꯅ ꯍꯥꯏ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯃꯤ ꯌꯥꯝꯃꯦ ꯆꯥꯔꯤꯁꯦ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯏꯅꯥꯎꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯏꯆꯦ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯆꯥ ꯄꯨꯔꯛꯏ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯆꯔꯥ ꯍꯦꯜꯍꯟꯕ ꯌꯥꯗꯦ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯑꯦ ꯐꯔꯦ ꯄꯥꯡꯕꯤꯔꯛꯇ꯭ꯔꯦ ꯑꯩꯗꯤ ꯆꯔꯥ ꯍꯦꯟꯕ ꯌꯥꯗꯦ ꯑꯗꯣ ꯑꯩꯅ ꯁꯨꯔ ꯅꯣꯝꯃꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯣꯏꯔꯁꯨ ꯂꯂꯣꯜꯂꯒ ꯏꯇꯤꯛ ꯇꯧꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯖꯔꯒ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎ ꯂꯥꯛꯏꯕ ꯍꯣꯝꯁꯤꯗ ꯂꯥꯛꯏꯕ ꯃꯌꯥꯝ ꯊꯥꯛꯆꯒꯗꯕꯁꯨ ꯅꯣꯏꯅ ꯑꯩꯒꯤ ꯃꯇꯝꯁꯦ ꯂꯣꯏ ꯃꯥꯡꯍꯟꯕꯤꯔꯦ ꯎꯅꯕ ꯂꯥꯛꯄꯗ ꯑꯗꯨꯅ ꯑꯩꯅꯅꯦ ꯅꯣꯏ ꯂꯥꯛꯄꯗꯅꯦ ꯑꯆꯥꯄꯣꯠꯇꯗꯤ ꯂꯩꯕꯤꯔꯛꯀꯅꯨ ꯅꯌꯨꯝꯗꯅꯦ ꯍꯋꯥꯏ ꯄꯥꯜꯂꯦ ꯄꯣꯔꯧ ꯌꯦꯟꯗꯦꯝ ꯄꯥꯜꯂꯦ ꯄꯣꯔꯧ ꯑꯗꯒꯤꯗꯤ ꯆꯦꯡ ꯑꯂꯨ ꯍꯋꯥꯏ ꯇꯤꯜꯍꯧꯗ ꯑꯣꯏꯁꯨ ꯈꯤꯇꯪ ꯈꯤꯇꯪ ꯄꯣꯔꯧ ꯅꯣꯡꯃꯒꯤ ꯑꯩ ꯎꯅꯕ ꯂꯥꯛꯏꯕ ꯃꯤꯁꯦ ꯃꯤ 10ꯗꯒꯤꯗꯤ ꯇꯥꯗꯦꯕꯀꯣ ꯃꯈꯟ ꯃꯈꯟꯒꯤꯁꯦ ꯃꯣꯏꯅꯗꯅꯦ ꯑꯂꯨ ꯀꯦꯖꯤ ꯑꯃ ꯆꯦꯡ ꯀꯦꯖꯤ ꯑꯃ ꯇꯤꯜꯍꯧ ꯈꯔ ꯑꯗꯩ ꯃꯣꯔꯣꯛ ꯈꯤꯇꯪ ꯑꯃꯅ ꯉꯥꯔꯤ ꯄꯣꯔꯛꯄꯗ ꯆꯥꯕꯃꯛꯁꯨ ꯉꯝꯃꯣꯏꯕ ꯃꯤ ꯃꯌꯥꯝꯅ ꯄꯥꯡꯉꯛꯀꯦꯔꯥ ꯄꯥꯡꯉꯛꯑꯣꯏꯔꯥ ꯑꯗꯨꯅꯅꯦ ꯅꯣꯏꯅ ꯑꯩꯒꯤ ꯃꯇꯝꯁꯦ ꯂꯣꯏ ꯃꯥꯡꯍꯜꯂ ꯂꯩꯕꯤꯔꯦ ꯑꯩ ꯏꯆꯥ ꯏꯅꯥꯎ ꯊꯥꯛꯀꯗꯕ ꯆꯦꯟꯖꯒꯗꯕ ꯑꯩꯅ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯅꯅꯦ ꯃꯤꯁꯦ ꯎꯅꯕ ꯂꯥꯛꯀꯦ ꯑꯝꯇ ꯎꯅꯖꯕ ꯂꯥꯛꯆꯒꯦ ꯑꯩ ꯋꯥꯔꯤ ꯑꯝꯇ ꯇꯥꯟꯅꯖꯒꯦ ꯑꯗꯩ ꯑꯩ ꯋꯥꯔꯤ ꯑꯝꯇ ꯂꯤꯖꯒꯦ ꯍꯥꯏꯕꯁꯦ ꯑꯂꯨ khara porau alu leitre tilhau khara porau tilhau leitre ana ko aina dai hawai haubra panbra khaga punnareebako adumaina bok chanari ado warisi am yame do ngasise matamse yam pharak tare aduna aroibada comment ketang amuk taminaraji mayam ado comment jo aina di yam di porakpani ado ngasise matamse ya salaktre khara pajarage aduga kainose comment je aina akhoi mingchat angtang thikibada haibado adugi episode tugini ngasi lokhachari je aina mangda pathodabagi ko ado sumai haire dasura senga sidi mood of the leiba male hai leite mayam jina yam kangbire ko leide adugi episode tugini moina haire je mathang dana sabaduga adai mathang dana o episode 1990 da message kunmuk thabani ubinabana ubidra male isenadi kamaina no khangde kamen yamamme hai aduga aina message kunmu tha bainedi khangdra male mathangdadi tabadang oirage message di thajara roye warauriba na waraugono dum pirau ko adum pathok charake na seju adai mathangdana first second four comment pirak pami gi paw lokhatle kayagi matik laibak pharaba aduga 1 to 91 episode leptana comment iriba aigidi nomata lokhalakte kari daw no comment likna pirak pa episode singdasu aidi I kahabani waro biroi happy patang chada ba hai tare ko adum lokacharake ko man aduga mathangdana kari karamba wakhal no wari mayam sibu
ꯁꯥꯖꯤꯜꯂꯒ ꯂꯤꯕ ꯃꯥꯜꯂꯦ ꯍꯥꯏꯁꯤꯕꯨ ꯀꯔꯝꯕ ꯑꯦꯡꯒꯜꯗ ꯌꯦꯡꯉꯤꯖꯥꯠꯅꯣ ꯑꯁꯦꯡꯕꯒꯤꯅꯤ ꯁꯥꯖꯤꯜꯂ ꯂꯤꯕ ꯃꯥꯜꯂꯤꯕ ꯃꯤꯗꯣ ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯑꯩꯒꯤ ꯌꯨꯝꯗ ꯑꯝꯇ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯂꯥꯎꯁꯦ ꯐꯣꯟꯁꯤꯗ ꯇꯧꯔ ꯂꯤꯔꯛꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯥꯛꯑ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯈꯪꯅꯤ ꯁꯥꯖꯤꯜꯂ ꯂꯤꯅꯤꯡꯉꯥꯏꯌꯦ ꯂꯩꯔꯤꯕ ꯋꯥꯔꯤꯁꯤꯃꯛꯁꯨ ꯂꯤꯕ ꯉꯝꯗ ꯂꯩꯔ ꯀꯥꯟꯁꯤꯗ ꯑꯗꯩ ꯃꯊꯪꯗꯅ ꯁꯤ ꯑꯩꯗꯤ ꯋꯥꯔꯤ ꯇꯥꯗ꯭ꯔꯤꯉꯩꯗ ꯄꯨꯡ ꯀꯌꯥꯝ ꯁꯥꯡꯉꯦ ꯍꯥꯟꯅ ꯌꯦꯡꯉꯦ ꯑꯗꯨꯒꯤ ꯇꯦꯟꯃꯜꯂꯝꯗꯅ ꯁꯥꯎꯅꯤꯡꯉꯦ ꯄꯨꯡꯒ ꯃꯌꯥꯝ ꯁꯥꯡꯂꯝꯃꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪ ꯀꯃꯦꯟꯁꯤꯅ ꯏꯆꯦ ꯉꯁꯤꯗꯤ ꯏꯆꯦꯒꯤ ꯐꯤꯁꯦ ꯌꯥꯝ ꯏꯪꯅ ꯐꯖꯩꯌꯦ ꯑꯗꯨꯒ ꯗꯥ ꯁꯨꯔꯁꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯖꯈꯠꯂꯛꯏꯀꯣ ꯑꯩꯅ ꯁꯤ ꯀꯃꯦꯟꯁꯦ ꯄꯥꯕꯗ ꯑꯩꯁꯦ ꯅꯣꯛꯑꯕꯀꯣ ꯑꯍꯤꯡꯗꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯐꯖꯔꯤꯁꯤꯅ ꯐꯤꯅꯦꯕꯀꯣ ꯑꯩꯒꯤ ꯐꯖꯩꯁꯤꯅ ꯐꯤꯅꯤꯀꯣ ꯁꯨꯔꯁꯅ ꯐꯖꯩꯁꯤꯅ ꯃꯁꯛꯅꯦꯕꯀꯣ ꯑꯗꯨꯁꯨ ꯆꯨꯝꯅ ꯐꯖꯕ ꯅꯠꯇꯕ ꯅꯣꯡꯃꯒꯤ ꯐꯖꯕꯁꯦ ꯍꯦꯟꯒꯠꯂꯛꯄ ꯅꯨꯡꯁꯤꯅ ꯌꯦꯡꯉꯗꯤ ꯑꯗꯨꯝ ꯂꯣꯏ ꯐꯖꯩ ꯑꯗꯨꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯃꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯊꯣꯛꯄ ꯀꯨꯏꯔꯕꯅꯦ ꯋꯥꯆꯞꯇ ꯚꯤꯗꯤꯑꯣ ꯀꯣꯜ ꯌꯥꯗ꯭ꯔꯤꯉꯩꯗ ꯏꯃꯣ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯇꯧꯕ ꯌꯥꯕ ꯑꯦꯞ ꯑꯃ ꯊꯣꯛꯈꯤꯕꯅꯦ ꯆꯍꯤ 10 ꯃꯃꯥꯡꯗ ꯍꯥꯏꯕꯀꯣ ꯃꯃꯥꯡꯗ ꯍꯥꯏꯅꯈꯤꯕꯗꯨꯅꯤ ꯃꯊꯪꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯉꯍꯥꯃꯨꯛꯀꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯗ ꯀꯩꯅꯣꯒꯤ ꯋꯥꯔꯤꯗꯣ ꯂꯥꯡꯗ ꯊꯨꯔꯨꯔꯕ ꯅꯨꯄꯥ ꯑꯃꯗꯣ ꯑꯗꯨꯒꯤꯗ ꯀꯃꯦꯟ ꯑꯃꯈꯛ ꯄꯤꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯉꯔꯥꯡꯗ ꯂꯥꯛꯑꯒ ꯂꯩꯔꯝꯕꯅꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯀꯩꯅꯣꯗ ꯐꯣꯟ ꯊꯣꯛꯇ꯭ꯔꯤꯁꯨ ꯍꯥꯏ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯕꯨ ꯐꯣꯟ ꯊꯣꯛꯇ꯭ꯔꯤꯕ꯭ꯔꯥꯅꯦ ꯍꯥꯏ ꯑꯗ ꯃꯣꯏꯅ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯌꯥꯝ ꯐꯖꯅ ꯇꯥꯕꯤꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯔ ꯈꯣꯠꯂ ꯃꯣꯏ ꯏꯃꯨꯡꯗ ꯂꯥꯡꯅꯈ꯭ꯔꯤꯕ ꯈꯣꯠꯈ꯭ꯔꯤꯕꯗꯨꯅ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯃꯣꯏꯅ ꯂꯤꯕ ꯂꯥꯛꯑꯝꯕꯗꯨꯅ ꯃꯥꯒꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯨꯕꯒꯤ ꯋꯥꯔꯤꯗꯣ ꯂꯤꯕ ꯂꯥꯛꯑꯝꯕꯅꯦꯕ ꯑꯗꯨꯒ ꯂꯤꯈꯠꯂꯛꯏꯕ ꯋꯥꯔꯤꯗꯨꯅ ꯃꯥꯒ ꯃꯥꯏ ꯅꯨꯄꯤꯒꯅ ꯀꯣꯏꯅꯔꯛꯄ ꯀ꯭ꯂꯥꯁ 9, 10ꯒꯤ ꯗꯒꯤ ꯂꯤꯔꯛꯄ ꯋꯥꯔꯤꯅꯦꯕꯀꯣ ꯃꯆꯥ ꯐꯥꯎꯕ ꯀ꯭ꯂꯥꯁ 9, 10 ꯀꯥꯔꯕꯅꯦꯕ ꯑꯗꯨꯏ ꯃꯕꯥꯅꯤꯒꯤ 9, 10ꯒꯤ ꯀꯣꯏꯅꯔꯤꯉꯩꯗꯩ ꯂꯤꯈꯠꯂꯛꯄ ꯋꯥꯔꯤꯅꯤ ꯑꯗ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯔꯨꯕꯗꯨꯕꯨ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤꯁꯦ ꯀꯣꯏꯔ ꯁꯨꯃꯥꯏꯅ ꯏꯃꯨꯡꯁꯤꯗ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯃꯣꯏ ꯍꯥꯏꯁꯨ ꯆꯍꯤ 3ꯒꯤ ꯊꯧꯗꯣꯛꯅꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯌꯦꯠꯁꯟꯅꯕꯗꯣ ꯆꯍꯤ ꯃꯃꯥꯡꯗ ꯅꯨꯄꯥꯗꯤ ꯀꯨꯏꯔꯦꯗꯅ ꯊꯣꯛꯄꯀꯣ ꯍꯣꯏ ꯋꯥꯔꯤꯗꯨꯒ ꯆꯥꯟꯅꯗ꯭ꯔꯦ ꯍꯣꯏ ꯑꯗꯨꯒꯤꯅꯦꯕ ꯃꯣꯏꯅ ꯈꯟꯖꯩꯗꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯀꯣꯏꯅꯔꯛꯄ ꯃꯇꯝꯗꯨꯗꯅ ꯃꯣꯕꯥꯏꯜ ꯊꯣꯛꯇ꯭ꯔꯤꯕ ꯑꯗꯩ ꯍꯣꯏ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯔꯨꯔꯤꯕ ꯃꯇꯝꯁꯤꯅ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯀꯣꯏꯔꯨꯕ ꯋꯥꯔꯤꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯌꯦꯠꯅꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀோ ꯐꯣꯟ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯗꯒꯤ ꯍꯧꯔꯛꯑꯒ ꯐꯣꯟ ꯊꯣꯛꯑꯕ ꯃꯇꯝꯒꯤ ꯋꯥꯔꯤꯐꯧ ꯑꯣꯏꯔꯛꯄꯅꯤꯅ ꯑꯅꯤꯁꯤꯗ ꯌꯥꯝ ꯆꯌꯦꯠꯅꯩꯕꯀꯣ ꯃꯥꯅꯦ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯒ ꯄꯨꯟꯁꯤꯒꯤ ꯐꯠꯇꯕ ꯀꯌꯥ ꯏꯁꯥꯅ ꯁꯦꯝꯗꯣꯛꯆꯅꯕ ꯉꯝꯖꯔꯦ ꯑꯗꯨꯒ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯇꯥꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯣ ꯌꯥꯝ ꯁꯥꯡꯅꯗꯤ ꯏꯔꯛꯑꯦ ꯑꯗꯣ ꯑꯩꯁꯦ ꯈꯛꯇꯪ ꯄꯥꯖꯔꯒꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯍꯟꯗꯛ ꯑꯅꯥꯕ ꯑꯃꯒꯤ ꯁꯤꯖꯗ ꯂꯩꯔꯨꯏ ꯍꯞꯇꯥꯃꯨꯛ ꯑꯗꯣ ꯁꯤꯖ ꯗꯥꯛꯇꯔꯗ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯇꯥꯍꯧꯋꯤ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯑꯗꯣ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯇꯥꯖꯩ ꯀꯃꯦꯟ ꯄꯤꯕꯗꯤ ꯑꯍꯥꯟꯕ ꯀꯃꯦꯟ ꯑꯣꯏꯅ ꯊꯦꯡꯉꯦ ꯌꯥꯝ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯡꯁꯦ ꯏꯆꯦ ꯑꯍꯥꯟꯕꯗ ꯏꯆꯦꯗ ꯋꯤꯁ ꯑꯣꯏꯅ ꯇꯧꯖꯒꯦ ꯅ ꯍꯥꯏꯕꯀꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯍꯤꯡꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯌꯣꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯍꯣꯏ ꯉꯁꯤꯗꯒꯤ ꯆꯍꯤ 10-20ꯒꯤ ꯃꯌꯥꯗ ꯆꯥ ꯂꯨꯄꯥ 2 ꯄꯤꯕ ꯊꯛꯍꯧꯋꯤ ꯊꯨꯝ ꯄꯤꯀꯦꯠꯇ ꯂꯨꯄꯥ 2 ꯄꯤꯕ ꯈꯪꯍꯧꯋꯤ ꯍꯧꯖꯤꯛꯇꯤ 10 ꯄꯤꯔꯦ ꯍꯥꯏꯔꯤꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯃꯥꯅꯤ ꯀꯩꯅꯣ ꯁꯤꯒꯤ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯃꯥꯟꯅꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯃꯨꯛ ꯅꯦꯅꯦ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯗ ꯃꯁꯥꯅ ꯁꯨꯛꯌꯥ ꯌꯥꯗꯅ ꯐꯥꯕꯤꯔꯤꯁꯦ ꯃꯊꯪꯒꯤ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯔꯁꯅꯨ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯇꯅ ꯈꯪꯉꯤ ꯍꯥꯏꯕꯀꯣ ꯆꯨꯝꯃꯤ ꯌꯥꯝ ꯃꯊꯪꯗ ꯃꯔꯥꯜ ꯂꯩꯇꯅ ꯏꯆꯦꯝꯃ ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯅ ꯎꯍꯟꯈꯤꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕꯗ ꯃꯅꯦꯝ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯃꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯅꯦꯅꯦꯒꯤ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯍꯧꯕꯗꯩ ꯇꯥꯏ ꯑꯗꯣ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯨꯝ ꯄꯥꯜꯂꯗꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏꯔꯦ ꯍꯥꯏꯅꯩ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯦꯞꯄꯦ ꯅꯦꯅꯦꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯒ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯥꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯇꯩꯁꯨ ꯏꯔꯛꯑꯦ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯄꯥꯖꯔꯦ
ꯃꯊꯪꯗꯅ ꯏꯆꯦꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯋꯤꯛ ꯈꯨꯗꯤꯡꯒꯤ ꯇꯥꯖꯩ ꯃꯥꯁꯨ ꯁꯨꯝ ꯐꯣꯡꯗꯣꯔꯛꯑꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯥꯅꯦ ꯊꯥꯒꯠꯆꯔꯤ ꯑꯃꯅꯅꯦ ꯀꯃꯦꯟ ꯄꯤꯔꯦꯀꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯄꯤꯔꯛꯄꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏ ꯇꯥꯕꯅꯦ ꯑꯗꯨꯏ ꯃꯊꯪꯗꯅ ꯏꯆꯦꯅ ꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯗ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯑꯣꯏꯔꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣꯒ ꯍꯥꯏꯔꯤꯀꯣ ꯃꯌꯥꯝꯁꯦ ꯃꯌꯥꯝꯗꯨꯅꯦ ꯄꯤꯕꯤꯔꯛꯎꯀꯣ ꯁꯣꯏꯗꯅ ꯃꯥꯅꯦ ꯀꯃꯦꯟꯁꯤꯅꯁꯨ ꯊꯋꯥꯏ ꯑꯍꯦꯟꯕ ꯀꯌꯥ ꯑꯃ ꯍꯥꯞꯂꯤꯕꯅꯤꯅ ꯑꯗꯣ ꯉꯁꯤꯒꯤ ꯑꯍꯥꯟꯕꯩ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯀꯃꯦꯟ ꯄꯤꯗꯕ ꯉꯝꯗ꯭ꯔꯦ ꯏꯁꯥꯅ ꯌꯥꯅ ꯁꯣꯏꯔꯨꯕ ꯈꯣꯡꯊꯥꯡꯁꯨ ꯅꯠꯇꯕ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯣꯛ ꯑꯔꯣꯏꯗꯕ ꯆꯦꯜꯂꯨꯔꯕꯤ ꯍꯥꯏꯕ ꯕꯗꯅꯥꯝꯁꯤꯅ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯕ ꯍꯥꯏꯕ ꯃꯥꯅꯦ ꯆꯦꯜꯂꯨꯔ ꯅꯨꯄꯥꯗꯗꯤ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕꯅ ꯀꯩꯁꯨ ꯃꯈꯥ ꯇꯥꯅ ꯃꯌꯨꯝ ꯄꯥꯟꯕꯗ ꯈꯣꯠꯄꯗ ꯅꯨꯄꯤ ꯀꯣꯏꯕꯗ ꯑꯗꯒꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯁꯤ ꯅꯨꯄꯤ ꯆꯦꯜꯂꯨꯔꯝꯃꯤ ꯑꯗꯨ ꯁꯨꯝ ꯀꯌꯥ ꯀꯩꯁꯨ ꯍꯥꯏꯅꯗꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟ ꯃꯧꯁꯤꯡꯁꯦ ꯐꯅ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯍꯜ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯇꯥꯗꯕ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯏꯆꯦ ꯔꯤꯜꯁꯇ ꯉꯥꯎꯕꯤ ꯍꯥꯏꯔꯨꯔꯁꯨ ꯅꯊꯧ ꯅꯠꯇꯦ ꯑꯩꯒꯤ ꯂꯥꯏꯐꯅꯤ ꯀꯨꯁꯤꯅꯤ ꯑꯗꯨ ꯑꯗꯥ ꯇꯧꯕ ꯊꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯈꯟꯅꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯕ ꯆꯨꯝꯃꯤ ꯁꯤꯁꯨ ꯌꯥꯝꯅꯀꯣ ꯃꯧ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯆꯠꯅꯕꯤ ꯑꯣꯏꯅ ꯐꯤ ꯏꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯠꯄꯤ ꯐꯨꯔꯤꯠ ꯑꯗꯨꯒ ꯄꯨꯛꯀꯁꯦ ꯂꯣꯏꯅ ꯎꯍꯜꯂꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯀꯩꯅꯣ ꯐꯤꯒ ꯏꯟꯗꯕꯤꯗ ꯌꯥꯝꯅ ꯑꯗꯨꯝ ꯍꯥꯞꯀꯠꯂꯒ ꯏꯁꯩ ꯃꯇꯦꯛ ꯃꯇꯦꯛꯁꯦ ꯅꯨꯡꯇꯤꯒꯤ ꯍꯥꯞꯀꯠꯂꯒ ꯑꯗꯨꯝ ꯍꯦꯕꯤꯠ ꯑꯣꯏꯈꯤꯕ ꯂꯥꯏꯅꯥ ꯑꯣꯏꯈꯤꯕ ꯃꯧ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯁꯤꯅ ꯑꯉꯥꯎꯕ ꯅꯨꯄꯥꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯗꯤ ꯃꯣꯏꯒꯤ ꯅꯝꯕꯔꯁꯦ ꯂꯧꯔꯒ ꯈꯥꯏꯕꯝ ꯑꯣꯏꯔꯦ ꯏꯃꯨꯡ ꯃꯌꯥꯝ ꯀꯥꯏꯔꯛꯑꯦꯕ ꯑꯗꯨ ꯃꯊꯪꯅ ꯁꯛꯀ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯥꯁꯤꯡꯁꯨ ꯑꯋꯥꯕ ꯈꯔꯗꯤ ꯁꯛꯀ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯤꯁꯤꯡꯁꯨ ꯑꯋꯥꯕ ꯈꯔꯗꯤ ꯃꯥꯌꯣꯛꯅꯕ ꯖꯥꯠꯅꯤ ꯃꯍꯩ ꯃꯁꯤꯡ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯇꯝꯗꯕ ꯇꯝꯕꯗ ꯑꯌꯦꯠꯄ ꯑꯣꯏꯖꯕ ꯖꯥꯠꯅꯤ ꯁꯤ ꯃꯌꯥꯝ ꯆꯨꯝꯃꯤꯀꯣ ꯃꯁꯛ ꯈꯤꯇꯪ ꯐꯖꯕꯗ ꯉꯜꯂꯤꯉꯩꯗꯅꯦ ꯁꯨꯃꯥꯏꯅ ꯅꯝꯐꯥ ꯐꯥꯕꯤꯕ ꯆꯦꯟꯕꯤꯕ ꯑꯗꯨꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯣꯏꯕ ꯉꯝꯗꯕ ꯃꯁꯛ ꯐꯖꯔꯨꯕꯒꯤ ꯑꯗ ꯁꯛꯁꯤꯅ ꯊꯤꯔꯒꯗꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯔꯛꯇ꯭ꯔꯦ ꯀꯣꯏꯊꯥꯟ ꯇꯥꯟꯅꯔꯛꯇ꯭ꯔꯦꯗꯅꯀꯣ ꯑꯗ ꯁꯛ ꯐꯖꯕꯗꯗꯤ ꯑꯗꯨꯃꯥꯏꯅ ꯃꯄꯨꯡ ꯐꯥꯈꯤꯗꯕꯁꯨ ꯌꯥꯝ ꯊꯣꯛꯏꯀꯣ ꯃꯊꯪꯁꯤꯅ ꯏꯄꯤꯁꯣꯠ 91ꯒꯤ ꯋꯥꯔꯤꯗꯣ ꯏꯆꯦ ꯃꯈꯣꯏꯅ ꯐꯅ ꯅꯨꯡꯁꯤꯅꯔꯕꯁꯨ ꯑꯍꯥꯟꯕ ꯒꯤꯐ ꯄꯤꯕꯗ ꯑꯉꯧꯕ ꯉꯥꯛꯇ ꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯁꯥꯈꯤꯅꯦ ꯏꯆꯦ ꯀꯥꯏꯅꯕꯒꯤ ꯑꯉꯧꯕꯁꯦ ꯄꯤꯍꯟꯅꯤꯡꯗꯦ ꯅꯨꯡꯁꯤꯅꯕꯗ ꯋꯥꯔꯤꯁꯤꯗ ꯊꯃꯣꯏ ꯌꯥꯝ ꯀꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯗꯨꯒꯤ ꯑꯍꯥꯟꯕ ꯒꯤꯐ ꯄꯤꯅꯈꯤꯕꯗꯨꯒꯤꯅꯤ ꯁꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯤ ꯈꯪꯕꯤꯍꯧꯔꯣ ꯊꯨꯡꯅꯒꯦ ꯍꯥꯏꯔꯒꯗꯤ ꯒꯤꯐ ꯄꯤꯅꯕꯁꯦ ꯑꯉꯧꯕ ꯄꯤꯒꯅꯨ ꯍꯥꯏꯕꯀꯣ ꯑꯉꯧꯕ ꯃꯆꯨꯁꯦ ꯁꯤꯃ ꯈꯪꯖꯟꯕꯤꯍꯧꯔꯣ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯏꯆꯦꯁꯦ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯤ ꯋꯥꯔꯤ ꯂꯤꯕꯗ ꯂꯣꯟꯁꯦ ꯐꯥꯏꯔꯒ ꯉꯥꯡꯉꯤ ꯇꯨꯝꯃꯒ ꯉꯥꯡꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯔꯒ ꯂꯞ ꯁꯥꯏꯜ ꯑꯃ ꯍꯥꯞꯄꯛꯑꯦꯕꯀꯣ ꯀꯩꯅꯣꯅꯦ ꯋꯥꯏꯑꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯌꯨꯛꯇꯒꯤꯅꯦ ꯊꯕꯛ ꯃꯌꯥꯝ ꯂꯣꯏꯅ ꯃꯤ ꯎꯅꯕ ꯈꯣꯠꯄ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯁꯦꯟꯅꯕ ꯑꯗꯒꯤ ꯈꯪꯗꯦ ꯂꯣꯏꯅꯅꯦ ꯂꯣꯏꯔꯒ ꯂꯥꯛꯄꯅꯦ ꯑꯗꯨ ꯏꯁꯥꯁꯦ ꯄꯨꯡ ꯇꯦꯛꯄ ꯇꯥꯏꯃꯤꯡ ꯇꯥꯏꯌꯦꯕ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9-9 ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯄꯣꯊꯥꯅꯤꯡꯕ ꯃꯇꯝ ꯑꯣꯏꯌꯦꯕ ꯑꯗꯩ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯂꯤꯅ ꯏꯁꯥ ꯏꯊꯟꯇ ꯃꯨꯜꯂꯛꯄꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯔ ꯉꯥꯡꯊꯣꯛ ꯉꯥꯡꯁꯤꯟ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯎꯏꯕ ꯇꯁꯦꯡꯅ ꯌꯥꯎꯔꯛꯏꯅꯦ ꯎꯏꯔꯒꯅꯦ ꯋꯥꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕꯐꯥꯎ ꯌꯥꯎꯔꯛꯏꯅꯦꯕ ꯑꯩ ꯏꯁꯥꯁꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯋꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗꯪ ꯇꯥꯕꯤꯕ ꯐꯣꯟꯁꯦ ꯂꯥꯝ ꯊꯝꯃꯒ ꯌꯦꯡꯕꯤꯗꯕꯤꯗꯀꯣ ꯎꯏꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯈꯔ ꯉꯥꯛꯄꯤꯔꯣ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯃꯔꯥꯏꯕꯛ ꯊꯤꯕꯤꯗꯤ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯐꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯃꯧ ꯃꯆꯥ ꯂꯩꯕꯤꯁꯨ ꯄꯥꯈꯪꯅ ꯂꯧꯋꯤ ꯍꯥꯏꯕ ꯍꯣꯏ ꯃꯌꯥꯝ ꯂꯧꯋꯦ ꯑꯗꯨꯁꯨ ꯄꯥꯈꯪꯅ ꯑꯗꯩ ꯃꯊꯪꯅ ꯃꯔꯥꯏꯕꯛ ꯃꯉꯥꯜ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯌꯥꯝ ꯃꯥꯟꯅꯩ ꯆꯦꯜꯂꯨꯔꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯁꯃꯥꯖꯁꯤꯅ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯤ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯒ꯭ꯔꯖꯥꯅꯤꯀꯣ ꯆꯦꯜꯂꯨꯗꯕ ꯅꯨꯄꯤꯈꯩꯅ ꯈꯪꯉꯣꯏ ꯆꯦꯜꯂꯒ ꯂꯧꯅꯗꯅ ꯂꯩꯕ ꯁꯤꯡꯁꯤꯗꯗꯤꯅꯦ ꯄꯨꯔꯥ ꯂꯩꯁꯥꯔꯤꯉꯩꯒ ꯈꯦꯠꯅꯔꯤꯅꯦꯕ ꯑꯁꯤ ꯆꯦꯜꯂꯨꯔꯝꯃꯤ ꯑꯁꯤ ꯑꯗꯨ ꯇꯧꯔꯨꯔꯝꯃꯤ ꯑꯅ ꯍꯦꯛꯇ ꯇꯧꯋꯦꯕ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯃꯪꯒꯜ ꯂꯨꯄꯥ ꯑꯃꯒꯤ ꯆꯦꯗ ꯀꯣꯜꯂꯒ ꯇꯝꯂꯤꯉꯩ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯐ꯭ꯂꯥꯁꯕꯦꯛꯀ ꯂꯥꯛꯑꯦ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯣ ꯅꯨꯡꯁꯤꯌꯦ ꯍꯧꯖꯤꯛꯇꯤ ꯆꯟꯕ ꯌꯥꯗ꯭ꯔꯦ ꯆꯤꯡꯗꯨ ꯀꯨꯀꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯊꯪꯅ ꯋꯥꯔꯤꯁꯤꯁꯨ ꯅꯨꯡꯉꯥꯏ ꯀꯃꯦꯟꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯀꯃꯦꯟ ꯁꯨꯝ ꯄꯥꯊꯣꯛꯄꯤꯔꯛꯑꯣ ꯂꯥꯁꯇ
ꯃꯣꯏ ꯋꯥꯈꯜ ꯐꯣꯡꯗꯣꯛꯂꯛꯄꯁꯦ ꯍꯥꯏꯕ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯄꯥꯊꯣꯛꯆꯔꯛꯏꯁꯦ ꯉꯝꯃꯤꯈꯩꯗꯤ ꯑꯩ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦ ꯀꯃꯦꯟꯁꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯁꯣꯕꯤꯇꯥ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯍꯥꯟꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯝꯕ ꯃꯦꯗꯥꯝꯁꯦ ꯑꯩꯒꯤꯗꯤ ꯃꯦꯗꯥꯝꯁꯦ ꯑꯣꯖꯥ ꯒꯨꯔꯨꯅꯤꯀꯣ ꯃꯦꯗꯥꯝ ꯍꯣꯏꯁꯦ ꯑꯩꯈꯣꯏ ꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯛꯑꯒ ꯃꯦꯗꯥꯝ ꯍꯣꯏꯗꯒꯤ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯃ ꯂꯧꯖꯔꯛꯏ ꯃꯦꯗꯥꯝ ꯍꯣꯏꯁꯦ ꯑꯗꯣ ꯃꯦꯗꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯑꯃꯈꯛ ꯄꯤꯕꯤꯔꯛꯑꯦ ꯑꯩꯉꯣꯟꯗ ꯋꯥꯆꯞꯇ ꯑꯣꯏꯅ ꯄꯤꯕꯤꯔꯛꯄꯅꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩ ꯏꯆꯥꯗꯤ ꯑꯗꯨꯕꯨ ꯏꯆꯥꯒꯨꯝꯅ ꯈꯥꯡꯕ ꯇꯝꯃꯨ ꯍꯥꯏꯅꯁꯨ ꯑꯦꯗꯚꯥꯏꯁ ꯇꯧꯍꯟꯅꯤꯡꯉꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯤꯗ ꯍꯥꯏꯕꯀꯣ ꯃꯦꯗꯥꯝ ꯍꯣꯏ ꯍꯟꯅ ꯂꯩꯀꯣꯡ ꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯦꯗꯥꯝꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯣꯠꯅꯔꯛꯄꯁꯦ ꯃꯦꯗꯥꯝꯅ ꯈꯪꯕꯤꯕ ꯑꯗꯨꯅ ꯁꯨꯝ ꯍꯧꯖꯤꯛꯀꯥꯟ ꯃꯧ ꯅꯍꯥ ꯈꯥꯡꯕ ꯀꯜꯂꯛꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤꯅ ꯎꯅꯔꯕꯅꯤꯅ ꯑꯗꯣ ꯃꯦꯗꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯗꯣ ꯀꯩꯅꯣ ꯃꯦꯗꯥꯝꯒꯤ ꯋꯥꯔꯤ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯅ ꯉꯋꯥꯏ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯅꯁꯦ ꯐꯣꯡꯉꯤꯉꯩ ꯋꯨꯃꯦꯟ ꯑꯦꯟ ꯀ꯭ꯔꯥꯏꯝ ꯑꯃꯅ ꯊꯣꯟꯗ꯭ꯔꯤꯉꯩ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯅ ꯍꯥꯟꯅ ꯊꯣꯜꯂꯤꯉꯩꯒꯤꯁꯤꯗ ꯃꯦꯗꯥꯝꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯍꯥꯞꯈꯤꯕ ꯑꯗꯨꯗ ꯌꯥꯝ ꯐꯖꯩ ꯃꯦꯗꯥꯝ ꯍꯣꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯌꯥꯝ ꯌꯥꯝꯕ ꯑꯗꯨꯒ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯄ ꯃꯦꯗꯥꯝ ꯍꯣꯏꯅꯒ ꯑꯣꯐꯤꯁꯥꯔꯒ ꯑꯣꯏꯔꯛꯏꯕ ꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯔꯨꯅꯒ ꯆꯥꯛ ꯊꯣꯡꯄ ꯁꯤꯡꯅꯒ ꯊꯣꯡꯄ ꯑꯗꯩ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯪꯉꯣꯏꯅ ꯍꯣꯠꯅꯔꯛꯄ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯕꯛꯁꯦ ꯁꯨꯔꯛꯑꯒ ꯁ꯭ꯀꯨꯜꯁꯨ ꯅꯪꯅꯕ ꯍꯣꯠꯅꯕ ꯂꯥꯏꯔꯤꯛꯁꯨ ꯄꯥꯔꯛꯄ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅ ꯑꯁꯨꯛ ꯃꯇꯤꯛ ꯍꯣꯠꯅꯔꯛꯄꯒꯤ ꯃꯦꯗꯥꯝꯒꯤ ꯌꯥꯝ ꯐꯖꯕ ꯋꯥꯔꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯏꯖꯈꯤ ꯑꯗꯣ ꯅꯧꯅ ꯑꯩꯁꯦ ꯑꯃꯨꯛꯇꯪ ꯃꯦꯗꯥꯝꯒꯤ ꯃꯅꯥꯛꯇ ꯀꯣꯏꯊꯣꯛꯆꯒꯦ ꯁꯨꯃꯥꯏꯅ ꯑꯍꯜ ꯑꯣꯏꯔꯒ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯇꯤꯛ ꯆꯥꯔꯕꯤ ꯑꯣꯐꯤꯁꯥꯔ ꯑꯗꯩ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯔꯝꯕ ꯁꯛꯅꯥꯏꯔꯕꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯍꯣꯏ ꯃꯌꯥꯝꯁꯦ ꯑꯍꯜ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯦꯗꯥꯝ ꯍꯣꯏꯒꯤ ꯄꯥꯎꯇꯥꯛ ꯃꯣꯏꯅ ꯍꯣꯠꯅꯔꯛꯄ ꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯂꯤꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯃꯦꯗꯥꯝꯒꯤ ꯋꯥꯔꯤꯁꯦ ꯅꯧꯅ ꯑꯃꯨꯛ ꯑꯩ ꯐꯖꯅ ꯃꯦꯗꯥꯝꯒ ꯎꯅꯖꯔꯒ ꯑꯩ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗ ꯂꯤꯖꯔꯛꯀꯦ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯨꯄꯥ ꯃꯈꯩ ꯂꯣꯏꯅ ꯇꯥꯟꯅꯍꯜꯂꯦ ꯃꯉꯣꯟꯗ ꯍꯥꯏꯕ ꯑꯁꯦꯡꯕꯒꯤꯅꯦ ꯇꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯩ ꯀꯩꯅꯣ ꯃꯁꯛꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯖꯖꯥꯠꯅꯣꯅ ꯍꯥꯏꯌꯦꯀꯣ ꯀꯃꯦꯟ ꯑꯃꯗꯅ ꯑꯁꯦꯡꯕꯩ ꯐꯖꯩꯌꯦ ꯏꯆꯦ ꯑꯗꯨꯒꯤ ꯃꯁꯛꯁꯦ ꯑꯗꯣ ꯑꯩꯅ ꯂꯅꯥꯏ ꯑꯣꯏꯅꯅꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯗꯨꯒꯤ ꯃꯁꯛꯁꯦ ꯑꯩꯅ ꯁꯤꯗ ꯐꯖꯩꯅ ꯍꯥꯏꯕꯁꯤꯡꯁꯦ ꯑꯁꯦꯡꯕ ꯃꯁꯛ ꯑꯣꯏꯅ ꯎꯅꯤꯡꯕ ꯁꯤꯡ ꯌꯥꯎꯕꯤꯔꯒꯗꯤꯀꯣ ꯂꯅꯥꯏ ꯑꯣꯏꯅ ꯑꯩ ꯅꯥꯛꯇ ꯅꯣꯡꯇ ꯀꯣꯏꯕꯤꯔꯛꯑꯣꯕ ꯑꯩ ꯌꯦꯡꯍꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯋꯥꯆꯞꯀꯤ ꯄ꯭ꯔꯣꯐꯥꯏꯜꯗꯒꯅꯦ ꯃꯣꯏ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯃꯣꯏ ꯃꯌꯥꯝ ꯐꯝꯃꯤꯟꯅꯔ ꯀꯥꯞꯄ ꯑꯃ ꯊꯝꯃꯦꯕ ꯄ꯭ꯔꯣꯐꯥꯏꯜꯁꯤꯗ ꯑꯗ ꯏꯆꯦꯁꯤꯅ ꯃꯌꯥꯏ ꯊꯪꯉ ꯐꯝꯃꯦꯕ ꯑꯩꯈꯣꯏꯒꯤꯅꯦ ꯋꯥꯡ ꯆꯥꯎꯔꯒ ꯐꯤꯕꯝ ꯃꯨꯔꯇꯤꯁꯦ ꯆꯨꯝꯃꯒ ꯉꯧꯔꯒꯅꯦ ꯈꯨꯐꯖꯝꯅꯤ ꯑꯩꯅ ꯑꯩ ꯅꯥꯛꯇ ꯁꯤ ꯋꯥꯔꯤꯁꯦ ꯂꯤꯈ꯭ꯔ ꯃꯇꯨꯡ ꯑꯩ ꯅꯥꯛꯇ ꯃꯤꯈꯩ ꯂꯥꯛꯑꯦꯕꯀꯣ ꯋꯥꯔꯤ ꯇꯥꯅꯕ ꯂꯥꯛꯄꯗ ꯑꯁ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯏ ꯅꯨꯄꯤꯗꯣꯅ ꯑꯩꯅ ꯀꯩꯅꯣ ꯃꯁꯛꯇꯣ ꯌꯥꯝ ꯎꯅꯤꯡꯉꯤ ꯍꯥꯏꯕ ꯃꯣꯏꯅ ꯌꯦꯡꯉꯨ ꯇꯨꯅ ꯑꯩꯉꯣꯟꯗ ꯌꯥꯎꯕ ꯃꯥꯒꯤ ꯋꯥꯆꯞꯇꯨꯗ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯌꯦꯡꯍꯜꯂꯦꯕ ꯏꯃꯥ ꯐꯖꯩꯅꯦ ꯁꯤꯗꯤ ꯐꯖꯩꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯐꯖꯩ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯐꯖꯔꯕꯅꯦꯕ ꯑꯗꯣ ꯑꯝꯇꯪ ꯑꯩꯅ ꯐꯣꯟꯗ ꯀꯩꯗ ꯄꯨꯡꯇꯥ ꯊꯥꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯂꯅꯥꯏ ꯑꯣꯏꯅ ꯑꯩ ꯅꯥꯛꯇ ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒꯅꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯅꯝꯕꯔ ꯁꯦꯞ ꯇꯧꯋꯦꯕ ꯃꯣꯏꯒꯤ ꯃꯁꯛꯁꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯌꯦꯡꯍꯟꯒꯦꯕꯀꯣ ꯐꯣꯟꯗ ꯐꯖꯩꯌꯦꯕ ꯑꯗꯩ ꯃꯊꯪꯁꯤꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯔꯥꯏꯕꯛ ꯑꯐꯕꯗꯤ ꯑꯣꯏꯗꯕꯒꯤꯅꯤ ꯈꯟꯗꯣꯛꯄ ꯇꯥꯕꯅꯤ ꯍꯥꯏꯕ ꯃꯥꯅꯦ ꯆꯨꯝꯃꯦ ꯃꯊꯪꯁꯤꯅ ꯃꯌꯥꯝ ꯏꯆꯦ ꯔꯣꯕꯤꯇꯥꯒꯤ ꯏꯅꯔꯖꯤ ꯗ꯭ꯔꯤꯡ ꯑꯃꯃꯝꯇ ꯄꯤꯁꯤꯟꯁꯦ ꯍꯥꯏꯕꯀꯣ ꯄꯤꯊꯛꯁꯦꯅ ꯍꯣꯏ ꯀꯃꯦꯟꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯁꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯇꯧꯔꯛꯈꯤꯕ ꯁꯤꯡꯗꯨꯒ ꯌꯥꯝ ꯃꯥꯟꯅꯩ ꯌꯥꯝ ꯅꯨꯡꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯩꯅ ꯉꯁꯤ ꯄꯥꯖꯔꯤꯕ ꯀꯃꯦꯟꯁꯦ ꯀꯩꯅꯣꯒꯤꯁꯤꯡꯗꯨꯅꯦꯕ ꯃꯤꯡꯆꯠ ꯑꯃꯨꯛꯇꯪ ꯊꯤꯈꯤꯕ ꯍꯥꯏꯕꯗꯨꯒꯤꯅꯦꯕꯀꯣ ꯀꯃꯦꯟꯁꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯂꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯆꯩꯊꯦꯡ ꯐꯪꯕ ꯈꯛꯇꯅ ꯃꯁꯥꯅꯈꯛ ꯈꯪꯒꯅꯤ ꯌꯥꯝ ꯆꯨꯝꯃꯤ ꯃꯄꯣꯛꯁꯤꯗ ꯃꯤꯑꯣꯏꯕ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯎ ꯍꯥꯏꯕꯁꯤꯗ ꯄꯦꯟꯊꯣꯛꯃꯤꯟꯅꯁꯦ ꯏꯁꯥꯃꯛꯁꯨ ꯆꯩꯊꯦꯡ ꯐꯪꯂꯕꯤ ꯅꯨꯄꯤ ꯑꯃꯅꯦ ꯍꯥꯏꯕ ꯌꯥꯝ ꯐꯖꯩ ꯑꯁꯦꯡꯕꯒꯤꯅꯤ ꯁꯨꯃꯥꯏꯅ ꯈꯟꯗꯣꯛꯄ ꯄꯦꯟꯊꯣꯛꯄ ꯍꯩꯕ ꯇꯥꯕꯅꯤꯀோ ꯑꯗꯣ ꯅꯣꯡꯃꯇ ꯀꯣꯏꯕꯤꯔꯛꯑꯣ ꯃꯔꯨꯞ ꯅꯣꯡꯃꯇꯪ ꯋꯥꯔꯤꯗꯣ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯝꯇꯪ ꯈꯪꯃꯤꯟꯅꯁꯦ ꯑꯝꯇꯪ ꯀꯣꯏꯊꯣꯛꯄꯤꯔꯛꯎꯀꯣ ꯑꯗꯨ ꯃꯊꯪꯁꯤꯅ ꯏꯆꯦꯅ ꯚꯤꯌꯨꯋꯔ ꯍꯟꯊꯔꯦ ꯀꯃꯦꯟ ꯄꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯗꯥꯎꯟ ꯁ꯭ꯄꯤꯔꯤꯠ ꯍꯟꯊꯕꯤꯒꯅꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ is just like a history and history can be forgotten ꯀꯥꯏꯅ ꯉꯁꯤ ꯇꯥꯗꯕ ꯃꯌꯥꯝꯁꯦ ꯀꯨꯏꯔꯒ ꯁꯅꯥ ꯑꯣꯟꯗꯣꯏꯅꯦ
ꯊꯥꯕ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝ ꯑꯃꯅ ꯇꯥꯔꯛꯈꯤꯗꯣꯏꯅꯦ ꯂꯥꯏꯔꯤꯛꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯝꯃꯝꯕꯗꯣ ꯍꯧꯖꯤꯛ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯅ ꯇꯝꯕꯒꯨꯝ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯆꯦꯗ ꯑꯩ ꯏꯁꯥꯃꯛꯅ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯖꯕꯅꯦ ꯑꯃꯨꯛꯇꯪꯗꯤ ꯍꯟꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯩꯒꯤꯁꯨ ꯁꯤꯌꯥꯔ ꯇꯧꯖꯅꯤꯡꯉꯦ ꯍꯥꯏꯕꯀꯣ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯑꯗꯣ ꯃꯊꯪꯗꯅ ꯏꯆꯦ ꯋꯥꯔꯤ ꯇꯥꯕꯁꯦ ꯊꯕꯛ ꯃꯉꯝ ꯆꯠꯂꯦ ꯅꯣꯡꯃꯗꯤ ꯏꯆꯦ ꯃꯅꯥꯛꯇ ꯏꯆꯥꯒ ꯏꯄꯨꯔꯣꯏꯕꯒ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯐꯤ ꯀꯟꯅ ꯁꯥꯔꯒꯦ ꯏꯆꯦꯒꯤ ꯃꯅꯥꯛ ꯆꯠꯅꯕ ꯍꯥꯏꯕꯀꯣ ꯁꯣꯏꯗꯅ ꯀꯣꯏꯕꯤꯔꯛꯎ ꯅꯣꯡꯇꯪꯀꯣ ꯏꯄꯨꯔꯣꯏꯕ ꯏꯆꯥꯒ ꯄꯨꯂꯞ ꯀꯣꯏꯔꯛꯄꯗꯨꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯀꯣꯏꯔꯛꯄ ꯐꯦꯃꯤꯂꯤ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯃꯤꯟꯅꯕꯗꯨꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯦ ꯑꯗꯩ ꯃꯊꯪꯗ ꯐꯥꯔꯁꯀꯤ ꯋꯥꯔꯤꯁꯦ ꯅꯨꯄꯤꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤ ꯏꯆꯦꯒꯤ ꯋꯥꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯍꯟꯕꯤꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯂꯣꯏꯅ ꯇꯥꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯁꯦꯡꯕꯒꯤꯅꯤ ꯑꯩꯗꯤ ꯊꯣꯛꯑꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯕꯅꯤꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯝꯇꯗ ꯊꯣꯛꯍꯟꯅꯤꯡꯗꯦꯀꯣ ꯑꯗꯨꯒ ꯏꯁꯥꯃꯛꯇꯁꯨ ꯑꯩ ꯁꯨꯡꯊꯣꯛ ꯊꯣꯛꯆꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯣꯏ ꯐꯖꯩꯌꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯗꯨꯅꯤ ꯃꯥꯏ ꯃꯁꯛꯇꯣ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯝꯇꯪ ꯀꯣꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯝꯇ ꯌꯦꯡꯕꯤꯌꯨꯀꯣ ꯃꯥꯏ ꯃꯁꯛꯇꯣ ꯑꯁꯦꯡꯕꯒꯤ ꯐꯖꯩꯌꯦꯕ ꯑꯗꯨ ꯃꯊꯪꯗꯅ ꯄꯤꯌꯦ ꯆꯨꯝꯃꯦ ꯀꯩꯅꯣ ꯃꯊꯪꯗꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯀꯨꯕꯣꯛꯅ ꯐꯨꯔꯗꯤ ꯄꯨꯂꯤꯁꯇ ꯇꯥꯛꯑꯣ ꯑꯃꯨꯛꯇꯪ ꯈꯪꯍꯟꯗ꯭ꯔꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯂꯥꯜꯂꯦ ꯍꯥꯏꯔꯁꯨ ꯑꯅꯤꯔꯛ ꯐꯥꯎꯗꯤ ꯌꯦꯡꯉꯣ ꯑꯗꯩꯗꯤ ꯄꯨꯂꯤꯁꯇ ꯇꯥꯛꯑꯣ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯣꯏ ꯄꯨꯂꯤꯁꯇ ꯇꯥꯛꯄꯗꯁꯨꯅꯦ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯅꯤꯅ ꯍꯦꯛ ꯑꯗꯨꯒꯤꯗꯃꯛꯇ ꯀꯦꯁ ꯑꯃꯨꯛ ꯇꯧꯅꯔꯨꯕ ꯖꯦꯜ ꯊꯥꯖꯤꯟꯕꯗꯣ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯗꯨꯝ ꯊꯦꯝꯗꯅꯕ ꯍꯟꯊꯅꯕ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯉꯥꯡꯅꯍꯟꯕ ꯑꯌꯥꯝꯕꯅꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯌꯦꯕ ꯏꯃꯨꯡ ꯃꯅꯨꯡ ꯈꯟꯅꯕꯁꯦ ꯑꯗꯣ ꯅꯨꯄꯤꯗꯗꯤ ꯑꯗꯨꯝ ꯆꯩꯊꯦꯡꯗꯤ ꯐꯪꯕ ꯃꯊꯪꯗꯅ ꯅꯦꯅꯦ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯗ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯕꯤꯔꯤꯁꯦ ꯃꯊꯪꯒꯤ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯔꯁꯅꯨ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯇꯅ ꯈꯪꯉꯤ ꯍꯥꯏꯕ ꯆꯨꯝꯃꯦ ꯑꯁꯦꯡꯕꯒꯤꯅꯤ ꯑꯗꯣ ꯅꯨꯄꯤꯗ ꯆꯦꯜꯂꯁꯤ ꯆꯣꯡꯉꯁꯤ ꯐꯖꯅ ꯍꯥꯏꯔ ꯆꯦꯟꯕꯤꯌꯨꯀꯣ ꯅꯝ ꯍꯥꯗꯅ ꯅꯨꯡꯁꯤꯅꯔꯦ ꯀꯣꯏꯅꯔꯦ ꯍꯥꯏꯔꯁꯨ ꯉꯥꯏꯔꯦ ꯑꯗꯩ ꯏꯊꯤꯉꯥꯏ ꯀꯣꯏꯅꯗꯕ ꯉꯥꯏꯔꯦ ꯅꯝ ꯍꯥꯗꯅ ꯐꯥꯕꯤꯔ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯕꯁꯤꯗꯤ ꯈꯟꯕꯤꯒꯅꯨꯀꯣ ꯅꯨꯄꯥꯁꯤꯡꯅ ꯑꯗꯩ ꯃꯊꯪꯗꯅ ꯏꯅꯥꯎ ꯔꯣꯕꯤꯇꯥꯒꯤ ꯐꯤꯖꯣꯜꯁꯦ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯀꯩꯅꯣ ꯐꯖꯈ꯭ꯔꯦ ꯌꯥꯝꯅꯁꯨ ꯄꯛꯆꯩ ꯍꯥꯏꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯐꯤꯖꯣꯜ ꯐꯖꯕꯒꯤ ꯀꯩꯅꯣꯁꯦ ꯀꯃꯦꯟꯁꯦ ꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯆꯞ ꯃꯥꯟꯅꯅꯀꯣ ꯐꯖꯩꯌꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯐꯤ ꯑꯃꯇꯪ ꯏꯟꯖꯕꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯛꯆꯩ ꯈꯣꯠꯂꯤ ꯑꯗꯨꯝ ꯏꯪꯅ ꯐꯖꯩꯌꯦꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯐꯤꯗꯨꯒꯤ ꯃꯒꯨꯟ ꯍꯥꯞꯄꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯤ ꯔꯥꯅꯤ ꯐꯤꯒ ꯀꯩꯗ ꯔꯥꯅꯤ ꯐꯤ ꯀꯩꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯏꯟꯕ ꯁꯦꯠꯄ ꯆꯥꯕꯗ ꯑꯗꯨꯝ ꯂꯦꯝꯕ ꯇꯔꯨ ꯍꯟꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯃꯊꯪꯁꯤꯅ ꯑꯩꯅ ꯁꯛ ꯊꯤꯔꯦꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯗꯤ ꯏꯃꯪ ꯑꯅꯤ ꯁꯨꯗꯅꯕ ꯑꯣꯏꯔꯖꯥꯠꯅꯤ ꯍꯥꯏꯕ ꯃꯥꯅꯤ ꯁꯛ ꯊꯤꯔꯕꯅꯤꯅ ꯅꯨꯄꯥꯅ ꯄꯥꯝꯃꯛꯇ꯭ꯔꯕꯅꯤꯅ ꯂꯝꯆꯠ ꯉꯥꯛꯅ ꯏꯃꯪ ꯑꯅꯤ ꯁꯨꯗꯅ ꯂꯩꯕ ꯉꯝꯖꯔꯦꯗꯅꯀꯣ ꯑꯗꯩ ꯃꯊꯪꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕꯅꯦꯅ ꯇꯥꯟꯅꯔꯤꯁꯤꯡꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯅꯠꯇꯦ ꯉꯥꯏꯍꯥꯛꯀꯤ ꯃꯤꯠꯀꯤ ꯑꯄꯥꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯃꯥꯕꯨ ꯑꯗꯨꯝ ꯂꯧꯒꯅꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯠ 90ꯒꯤ ꯅꯨꯄꯥꯗꯨꯒꯨꯝ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯅꯪꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯗꯨꯅ ꯅꯪꯅ ꯅꯨꯄꯥꯁꯤꯡꯗꯨ ꯊꯥꯖꯗꯕꯅꯤꯅ ꯍꯥꯏꯔ ꯆꯨꯝꯃꯦ ꯃꯊꯪꯗ ꯅꯦꯅꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯔꯛꯇꯦ ꯄꯥꯕꯤꯔꯛꯀꯗ꯭ꯔꯅ ꯉꯥꯏꯕꯅꯦ ꯑꯗꯨꯕꯨ ꯁꯨꯡꯄꯥ ꯍꯦꯛ ꯄꯥꯕꯤꯔꯛꯇꯦ ꯑꯩꯁꯨ ꯍꯦꯛ ꯍꯧꯕꯗꯒꯤ ꯅꯪ ꯉꯁꯤꯐꯥꯎ ꯂꯦꯞꯇꯅ ꯇꯥꯖꯩ ꯑꯩꯈꯣꯏ ꯏꯃꯥꯒꯁꯦ ꯑꯩꯅ ꯅꯝꯗꯅ ꯇꯥꯍꯟꯕꯅꯦ ꯅꯦꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯑꯝꯇ ꯄꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯉꯁꯤꯗꯤ ꯏꯆꯥꯊꯣꯏꯕꯤ ꯄꯥꯔꯕꯅꯤꯀꯣ ꯑꯗꯨ ꯃꯊꯪꯗꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯀꯌꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯌꯥ ꯇꯥꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯍꯥꯏꯕ ꯍꯣꯏ ꯌꯥꯏꯐꯃꯤꯟꯅꯔꯁꯤꯀꯣ ꯃꯊꯪꯗꯅ ꯆꯦꯅ ꯀꯔꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯐꯥꯔꯁꯀꯤ ꯋꯥꯔꯤꯁꯦ ꯅꯨꯄꯤꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤ ꯏꯆꯦ ꯋꯥꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯍꯟꯕꯤꯔꯦ ꯃꯅꯤꯄꯨꯔ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯂꯣꯏꯅ ꯇꯥꯍꯟꯅꯤꯡꯉꯦ ꯑꯗꯨꯒ
ꯑꯩꯅ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯃꯦꯗꯥꯝꯒꯨꯝꯕ ꯀꯧꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯑꯩꯅ ꯄꯥꯝꯖꯗꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯏꯅꯥꯎꯅ ꯏꯆꯤꯟ ꯏꯅꯥꯎꯗꯧꯅ ꯂꯣꯏꯅꯅꯤꯡꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯆꯍꯤꯁꯦ 42 ꯍꯧꯖꯤꯛ 43 ꯆꯪꯉꯛꯑꯦꯗꯅꯀோ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯟꯕ ꯑꯣꯏꯔꯒꯅ ꯏꯅꯥꯎꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯩ ꯑꯩꯅ ꯍꯟꯕ ꯑꯣꯏꯔꯒꯅ ꯏꯆꯦꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯩ ꯈꯔ ꯑꯉꯥꯡ ꯏꯆꯥꯒꯨꯝꯕ ꯑꯣꯏꯔꯒꯅ ꯅꯦꯅꯦ ꯍꯥꯏꯕꯤꯔꯛꯑꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯆꯦ ꯏꯅꯥꯎ ꯅꯦꯅꯦꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯖꯦꯕꯀꯣ ꯑꯩꯅ ꯑꯗꯨꯅꯅꯦ ꯃꯦꯗꯥꯝꯅꯦ ꯍꯥꯏꯔꯛꯄꯁꯦ ꯑꯩꯅ ꯏꯆꯦꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯏꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯕꯅꯦꯕ ꯑꯩꯅꯀꯣ ꯏꯆꯤꯟ ꯏꯅꯥꯎꯗꯧ ꯂꯣꯏꯅꯅꯤꯡꯉꯦꯕ ꯑꯗꯨ ꯃꯊꯪꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯅꯝꯗꯅ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕ ꯑꯣꯏꯀꯣ ꯆꯨꯝꯃꯦ ꯑꯗꯩ ꯏꯅꯥꯎ ꯔꯣꯕꯤꯇꯥꯁꯦ ꯋꯥꯃꯟꯗꯅ ꯎꯏꯔꯒ ꯋꯥꯔꯤ ꯂꯤꯔꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕ ꯑꯁꯦꯡꯕꯒꯤ ꯋꯥꯔꯤ ꯂꯤꯅꯤꯅꯅꯦ ꯍꯦꯛꯇ ꯎꯏꯔꯦ ꯍꯥꯏꯕ ꯑꯗꯩ ꯏꯁꯥꯗꯣ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯔꯤꯉꯩ ꯑꯌꯨꯛꯀꯤ ꯌꯥꯝ ꯇꯦꯛꯈꯠꯂꯤꯉꯩ ꯏꯔꯨꯒ ꯐꯖꯅ ꯂꯨꯔꯒ ꯌꯥꯝ ꯇꯦꯛꯈꯠꯂꯒ ꯑꯗꯨꯀꯥꯟꯗ ꯂꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯅꯦꯕꯀோ ꯑꯗꯩ ꯃꯊꯪꯗꯅ ꯑꯍꯥꯟꯕꯩ ꯅꯨꯄꯤꯁꯤꯒꯤ ꯗꯤꯃꯥꯟꯁꯦ ꯃꯩꯅꯤꯀꯣ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯂꯣꯏꯅ ꯉꯥꯎꯈꯤꯕꯩ ꯋꯥꯔꯤꯗꯤ ꯐꯖꯔꯤ ꯍꯥꯏꯕꯀꯣ ꯉꯥꯎꯋꯦ ꯑꯁꯦꯡꯕꯒꯤ ꯁꯤꯐꯧꯗ ꯈꯔ ꯇꯥꯟꯅꯕꯒꯗꯤ ꯀꯌꯥ ꯍꯥꯏꯗ꯭ꯔꯕꯅꯤꯗ ꯃꯊꯪꯗꯅ ꯐꯖꯕ ꯃꯥꯏꯊꯣꯡꯁꯤꯒꯤ ꯃꯔꯨꯝꯁꯤꯗ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯑꯃꯗꯤ ꯋꯥꯅ ꯈꯥꯡꯂꯤꯕ ꯌꯥꯝ ꯋꯥꯔꯝꯒꯅꯤꯀꯣ ꯑꯁꯦꯡꯕꯒꯤ ꯋꯥꯕꯖꯥꯠꯅꯤ ꯃꯊꯪꯗꯅ ꯏꯆꯦ ꯑꯩꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝ ꯂꯤꯅꯤꯡꯉꯦ ꯃꯨꯟꯅ ꯈꯜꯂꯒ ꯅꯤꯡꯁꯤꯡꯉꯒ ꯏꯔꯒ ꯊꯥꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯂꯥꯛꯑꯒ ꯂꯤꯕꯗ ꯃꯊꯪ ꯃꯅꯥꯎ ꯂꯤꯕꯁꯨ ꯍꯩꯔꯣꯏ ꯃꯀꯣꯛ ꯃꯃꯩ ꯈꯪꯂꯣꯏ ꯂꯥꯛꯄꯗꯣ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯄꯥꯛꯅ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯃꯌꯦꯛ ꯑꯀꯨꯞꯄ ꯄꯥꯕꯁꯦ ꯀꯌꯥ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯕꯀோ ꯐꯣꯟꯗ ꯋꯥꯔꯤꯁꯦ ꯁꯥꯡꯅ ꯁꯥꯕꯁꯨ ꯉꯝꯗꯕ ꯑꯗꯣ ꯏꯁꯥꯅ ꯐꯖꯅ ꯏꯊꯣꯛꯄꯤꯔꯣ ꯂꯤꯕ ꯂꯥꯛꯄꯗꯅꯦ ꯌꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯣꯏꯅ ꯂꯤꯕ ꯍꯩꯇꯕꯒꯤ ꯃꯁꯥꯅ ꯍꯥꯟꯅ ꯂꯣꯏ ꯊꯣꯛꯆꯔꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯕ ꯑꯗꯨꯒ ꯑꯣꯅ ꯍꯥꯏꯔꯒ ꯆꯤꯊꯕꯗꯣ ꯑꯃꯨꯛ ꯂꯤꯕ ꯄꯣꯏꯟ ꯑꯣꯏꯅ ꯏꯔꯛꯄ ꯄꯣꯏꯟꯗꯨꯃ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯒꯤ ꯑꯩꯅ ꯃꯥꯒ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯑꯗ ꯁꯨꯃꯥꯏꯅ ꯑꯗꯨꯗ ꯋꯥꯔꯗꯇꯨꯗ ꯁꯦꯟꯇꯦꯟꯁꯇꯣ ꯅꯤꯡꯁꯤꯡꯍꯟꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯂꯤꯕ ꯑꯗꯨ ꯅꯣꯡꯇꯪ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯂꯥꯛꯑꯒ ꯑꯣꯏꯅ ꯂꯤꯁꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯗꯅ ꯁꯨꯃꯥꯏꯅ ꯄꯨꯔꯛꯄꯁꯤꯗꯤ ꯄꯨꯂꯤꯁ ꯑꯣꯏꯅ ꯆꯠꯄꯤꯌꯨ ꯀꯝꯄ꯭ꯂꯦꯟ ꯑꯃꯇꯪ ꯇꯧꯕꯗ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯑꯩꯁꯨ ꯏꯁꯥꯗ ꯊꯣꯛꯄ ꯑꯣꯏꯕꯩ ꯍꯥꯏꯖꯕꯅꯤ ꯊꯧꯗꯣꯛꯄꯨꯗꯤ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄꯩ ꯌꯥꯅꯤꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯅꯨꯄꯤꯗ ꯐꯨꯕꯩ ꯊꯧꯗꯣꯛꯁꯤꯗꯤ ꯌꯥꯝ ꯊꯣꯛꯏꯀꯣ ꯇꯁꯦꯡꯅ ꯈꯪꯗꯅ ꯄꯣꯠꯁꯦꯝ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯆꯦ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯑꯁꯦꯡꯕ ꯂꯩꯕꯣꯏ ꯈꯜꯂꯤ ꯌꯥꯝ ꯀꯤꯖꯩꯌꯦ ꯇꯧꯅꯔꯤꯕꯁꯦ ꯃꯤꯒꯤ ꯄꯨꯟꯁꯤ ꯒꯁꯦ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯅꯔꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯑꯩꯅꯅꯦ ꯆꯤꯊꯍꯧꯕ ꯄꯣꯏꯟ ꯑꯅꯤꯈꯛ ꯌꯥꯎꯋꯦꯕ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯏꯆꯦꯗꯨꯅ ꯁꯤꯁꯦ ꯄꯣꯏꯟ ꯑꯅꯤꯁꯨ ꯆꯤꯊꯍꯧꯔꯦꯅ ꯂꯤꯔꯛꯑꯦꯕ ꯑꯩꯈꯣꯏ ꯃꯥꯒꯤꯁꯤꯗꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒ ꯑꯃꯨꯛꯇꯪ ꯂꯨꯍꯣꯡꯊꯣꯛꯑꯣ ꯍꯥꯏꯗꯅꯅꯦ ꯃꯉꯣꯟꯗ ꯂꯥꯏ ꯇꯣꯡꯉꯛꯇꯅꯕꯅ ꯂꯥꯏꯒ ꯂꯨꯍꯣꯡꯈꯤ ꯍꯥꯏꯌꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯗꯨꯒ ꯂꯥꯏꯁꯤꯅ ꯃꯉꯣꯟꯗꯅꯦ ꯄꯨꯔꯥ ꯃꯥꯅ ꯇꯨꯝꯃꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯏꯖꯠ ꯂꯧꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅꯒ ꯃꯥꯏ ꯍꯛꯆꯥꯡꯁꯤꯗ ꯂꯧꯔꯛꯑꯦ ꯍꯥꯏꯌꯦꯕ ꯏꯁꯣꯔꯁꯤꯅꯒ ꯑꯗꯨꯃꯥꯏꯅꯒ ꯏꯆꯦꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯑꯦꯕꯀோ ꯑꯗꯩ ꯂꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯗꯨꯗ ꯇꯔꯦꯠꯂꯒ ꯀꯣꯏꯔꯒ ꯂꯩꯒ ꯍꯣꯛꯑꯒ ꯆꯞ ꯃꯥꯟꯅꯅ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯃꯥꯏꯅꯒ ꯃꯥꯁꯦ ꯍꯣꯡꯗꯣꯛꯈꯤꯁꯨ ꯍꯥꯏꯌꯦꯕ ꯃꯊꯪꯗꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯃꯇꯝꯗ ꯇꯧꯔꯛꯈꯤꯕꯗꯨ ꯌꯥꯝꯅ ꯃꯥꯟꯅꯩ ꯌꯥꯝ ꯅꯨꯡꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯥꯏꯕ ꯑꯗꯒꯤ ꯃꯊꯪꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒ ꯃꯥꯟꯅꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯆꯥ 3ꯀꯤ ꯃꯃꯥ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯝ ꯐꯩꯌꯦ ꯏꯆꯥ ꯌꯥꯝ ꯄꯣꯛꯑꯒ ꯌꯥꯝꯅ ꯋꯥꯠꯇ ꯄꯥꯗꯅ ꯏꯆꯥ ꯃꯌꯥꯝ ꯌꯥꯝꯃꯒ ꯂꯩꯕꯁꯦꯀꯣ ꯃꯊꯪꯗꯅ ꯋꯥꯔꯤꯁꯦ ꯐ꯭ꯂꯥꯁꯕꯦꯛ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯤꯈꯩꯁꯦ ꯂꯣꯏꯅ ꯐ꯭ꯂꯥꯁꯕꯦꯛ ꯂꯥꯛꯅꯩꯀꯣ ꯃꯌꯥꯝꯁꯦ ꯑꯗꯩ ꯃꯊꯪꯗꯅ ꯑꯁ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯏꯆꯦ ꯊꯃꯣꯏ ꯀꯥꯏꯔꯦ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯃꯣꯏ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗ ꯑꯗꯨꯒ ꯌꯥꯗ꯭ꯔꯦ ꯐꯥꯔꯒ ꯂꯧꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯤ ꯂꯩꯖꯒꯦ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯆꯨꯝꯃꯦ ꯁꯤꯃꯁꯨꯀꯣ ꯑꯩꯒꯤꯗꯤ ꯀꯃꯦꯟ ꯄꯥꯕꯤꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯅꯕꯨ ꯂꯦꯞꯇꯅ ꯇꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯖꯒꯦ ꯍꯥꯏꯕꯀꯣ ꯍꯣꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗꯅ ꯉꯁꯤꯒꯤ ꯑꯍꯥꯟꯕꯩ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯀꯃꯦꯟ ꯄꯤꯗꯕ ꯉꯝꯗ꯭ꯔꯦ ꯏꯁꯥꯅ ꯌꯥꯅ ꯁꯣꯏꯔꯨꯕ ꯈꯣꯡꯊꯥꯡꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯣꯛ ꯑꯔꯣꯏꯗꯕ ꯆꯦꯜꯂꯨꯔꯕꯤ ꯍꯥꯏꯕ ꯕꯗꯅꯥꯝꯁꯤꯅ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯕ ꯃꯥꯅꯦ ꯅꯨꯄꯥꯗꯨꯗꯤ
ꯅꯨꯄꯥꯗꯗꯤ ꯀꯩꯁꯨ ꯀꯌꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯕ ꯑꯁꯤ ꯅꯨꯄꯤ ꯆꯦꯜꯂꯨꯔꯝꯃꯤ ꯑꯁꯤꯁꯦ ꯍꯦꯟꯅ ꯁꯨꯝ ꯌꯦꯡꯅꯕ ꯉꯥꯡꯅꯕ ꯃꯥꯅ ꯀꯩꯅꯣꯝ ꯁꯦꯠꯂꯁꯨ ꯀꯩꯅꯣꯝ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯂꯁꯨ ꯊꯦꯡꯅ ꯍꯜꯂꯁꯨ ꯀꯩꯁꯨ ꯅꯨꯄꯥꯗꯗꯤ ꯂꯩꯇꯦꯕ ꯑꯗꯩ ꯂꯩꯁꯥꯕꯤ ꯑꯃ ꯀꯣꯏꯔꯁꯨ ꯌꯥꯏ ꯑꯗꯩ ꯌꯨꯝ ꯄꯥꯟꯕ ꯀꯥꯟꯗꯁꯨ ꯊꯣꯏꯗꯣꯛꯅ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯨꯔꯝꯃꯦꯅ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯗꯕ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯕ ꯑꯗꯨꯝ ꯊꯣꯛ ꯂꯥꯎꯅ ꯂꯩꯁꯥꯕꯤ ꯑꯃ ꯀꯣꯏꯊꯣꯛꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯃꯊꯪꯗꯅ ꯑꯦꯄꯤꯁꯣꯗ 100 ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯁꯨꯔꯖꯀꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯁꯣꯏ ꯂꯤꯖꯔꯛꯀꯅꯤꯀꯣ ꯃꯊꯪꯗ ꯏꯆꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯄꯥꯝꯗꯁꯨ ꯍꯟꯅꯤꯡꯗꯦ ꯏꯀꯥꯏ ꯏꯆꯥ ꯑꯅꯤꯁꯨ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯩ ꯅꯨꯄꯥꯅꯗꯤ ꯆꯠꯂꯣ ꯍꯥꯏꯔꯒ ꯂꯩꯔꯦ ꯆꯦ ꯍꯣꯏꯒꯤ ꯍꯣꯝꯗ ꯃꯇꯝ ꯈꯔꯗꯪ ꯋꯥꯈꯜꯁꯦ ꯄꯣꯊꯥꯖꯒꯦ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯌꯥꯏꯔꯤꯄꯣꯛꯇꯣ ꯄꯨꯈ꯭ꯔꯤꯆꯣꯛ ꯃꯄꯥꯜ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯗꯩ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨ ꯀꯣꯡꯕ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯔꯨꯕꯤꯇꯥ ꯌꯨꯝꯑꯅ ꯑꯗꯨꯝ ꯍꯪꯉꯒ ꯂꯥꯛꯄꯤꯌꯨꯀꯣ ꯑꯋꯥꯕ ꯇꯥꯔꯕ ꯋꯥꯈꯜꯅ ꯀꯣꯛ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯃꯌꯥꯝꯒꯤ ꯏꯄꯥꯝ ꯌꯨꯝꯖꯥꯎꯅꯤꯀꯣ ꯑꯗꯣ ꯃꯊꯪꯗꯅ ꯏꯆꯦꯒꯤ ꯃꯌꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗꯀꯣ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯏꯅꯥꯎ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯋꯥꯔꯤ ꯃꯊꯪꯗꯅ ꯏꯆꯦ ꯑꯃꯒꯤ ꯈꯨꯠꯁꯦ ꯕꯨꯞ ꯕꯨꯞ ꯂꯥꯎꯋꯦ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯇꯩꯗ ꯌꯦꯡꯗꯦ ꯈꯨꯠ ꯇꯨꯗ ꯇꯥꯅ ꯌꯦꯡꯖꯩꯅꯦ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨꯀꯣ ꯍꯥꯏꯕ ꯌꯥꯝ ꯐꯩꯌꯦ ꯑꯁꯦꯡꯕꯩ ꯃꯥꯏꯗꯤ ꯃꯤꯠꯀ ꯈꯨꯔ ꯈꯔ ꯑꯗꯨꯝ ꯊꯤꯔꯕꯅꯦꯕꯀꯣ ꯑꯍꯟꯒ ꯑꯣꯏꯁꯜꯂꯦ ꯑꯗꯨꯅ ꯈꯨꯠꯇ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯇꯁꯦꯡꯅ ꯋꯥꯏ ꯃꯌꯥꯝꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯕꯗꯁꯨ ꯏꯁꯥꯗ ꯊꯣꯛꯄ ꯃꯤ ꯈꯛꯅ ꯈꯪꯒꯅꯤ ꯊꯣꯛꯇ꯭ꯔꯤꯕ ꯃꯤꯅꯗꯤ ꯈꯪꯂꯣꯏ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯌꯥꯎꯔꯛꯇꯕꯗꯤ ꯅꯠꯇꯦ ꯂꯣꯠꯁꯤꯟꯗꯨꯅ ꯂꯤꯊꯣꯛꯄ ꯋꯥꯔꯤꯁꯤꯗ ꯑꯍꯜ ꯂꯃꯟ ꯌꯥꯎꯔꯛꯄꯗ ꯀꯩꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯒꯤ ꯈꯣꯏꯐꯝꯅꯦ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯃꯇꯝ ꯂꯦꯟꯐꯝꯅꯦ ꯈꯜꯂꯦ ꯀꯣꯏꯕꯤꯅꯕꯗꯤ ꯂꯥꯛꯑꯦ ꯑꯃ ꯑꯗꯩꯗꯤ ꯆꯠꯈꯤꯅꯤ ꯑꯃ ꯂꯥꯛꯀꯅꯤ ꯇꯁꯦꯡꯅ ꯂꯧꯕꯤꯔꯒꯦ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯊꯃꯣꯏ ꯁꯦꯡꯅ ꯁꯦꯡꯕ ꯈꯔ ꯁꯥꯕꯤꯔꯝꯅꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤꯀꯣ ꯅꯨꯄꯥꯁꯤꯡꯁꯦ ꯃꯈꯜ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯑꯁꯨ ꯆꯦꯜꯂꯨꯔꯕꯅꯤ ꯌꯥꯇ ꯌꯥꯔꯅꯤ ꯈꯟꯅ ꯃꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯆꯦꯜꯂꯨꯔꯗꯤ ꯁꯃꯥꯖ ꯁꯤꯗ ꯍꯤꯡꯕꯗ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯕꯀꯣ ꯌꯥꯝ ꯆꯨꯝꯃꯦ ꯃꯥꯅ ꯍꯥꯏꯁꯦ ꯆꯦꯜꯂꯨꯔꯦ ꯍꯥꯏꯔꯒꯅꯦ ꯂꯤꯊꯣꯛꯇ꯭ꯔꯒꯅ ꯂꯤꯊꯣꯛꯇꯦ ꯍꯥꯏꯕ ꯂꯤꯊꯣꯛꯑꯒꯅ ꯎꯁꯤꯠꯇꯕ ꯆꯦꯜꯂꯨꯔꯃꯤꯅ ꯃꯥꯗꯤꯅ ꯑꯩꯈꯣꯏ ꯌꯥꯔꯅꯦꯅ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯊꯤꯔꯛꯄ ꯂꯧꯕꯤꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯁꯤ ꯇꯁꯦꯡꯅ ꯌꯥꯎꯏꯀꯣ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯁꯤꯡꯁꯦ ꯁꯥꯟꯅꯄꯣꯠꯇꯧꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯃꯊꯪꯗꯅ ꯃꯁꯥꯅ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯅ ꯇꯥꯈ꯭ꯔꯤꯕ ꯗꯣꯁꯥ ꯑꯗꯨꯒ ꯍꯟꯗꯣꯛꯄ ꯌꯥꯗꯕ ꯈꯣꯡꯐꯝꯗꯨꯁꯨ ꯑꯣꯏꯕ ꯑꯁ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯗ ꯅꯨꯄꯤꯒꯤ ꯃꯀꯣꯛꯁꯦ ꯀꯌꯥꯝ ꯇꯣꯜꯂꯤꯕ ꯍꯥꯏꯕ ꯑꯁꯦꯡꯕꯒꯤꯅꯤꯀோ ꯐꯥꯁꯨ ꯐꯥꯕꯤꯕ ꯑꯗꯨꯒ ꯐꯥꯔꯨꯔꯕꯅꯤ ꯆꯦꯜꯂꯨꯔꯕꯅꯤ ꯍꯥꯏꯕ ꯕꯗꯅꯥꯝ ꯃꯤꯡꯊꯣꯟꯁꯨ ꯐꯪꯕꯀꯣ ꯂꯩꯁꯥꯕꯤꯒꯤ ꯃꯤꯡꯊꯣꯟꯁꯨ ꯃꯥꯡꯈꯤꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯖꯥꯠꯅꯤꯗ ꯑꯗꯩ ꯅꯨꯄꯤꯅꯗꯤ ꯀꯩꯁꯨ ꯅꯨꯄꯥ ꯐꯥꯕꯅ ꯆꯤꯡꯉꯒꯗꯤ ꯐꯨꯗꯦꯗꯅꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦꯅꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯗ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯑꯣꯏꯔꯁꯨ ꯄꯤꯌꯨ ꯍꯥꯏꯔꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯌꯥꯝ ꯅꯣꯏ ꯀꯃꯦꯟ ꯄꯤꯕ ꯄꯥꯝꯃꯨꯒꯅꯨ ꯑꯦꯄꯤꯁꯣꯗ ꯈꯨꯗꯤꯡ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯃꯊꯪꯗꯅ ꯀꯃꯦꯟ ꯄꯤꯔꯦꯀꯣ ꯍꯥꯏꯕ ꯁꯤꯅꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯒꯤꯅꯤ ꯀꯃꯦꯟ ꯄꯤꯔꯦꯀꯣ ꯍꯥꯏꯁꯦ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯀꯃꯦꯟ ꯄꯥꯕꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯗꯩ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯋꯥꯔꯤ ꯀꯌꯥ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯌꯥꯝ ꯑꯆꯨꯝꯕꯅꯤ ngasi ozana thambireba wari singsi mayam sungso sojana comments ki khuthangda mayamna comments ta akhoi khana nenabagi damakta comments kaya ama thambira u loinena comments si ekhoina mipum khudimana paba phangwana maram oiraga comments si pibira ku matamda ekhoina pathokte haibagi adumba waroba taunaroi si haibasi masu thamjage loinena comments ki khuthangda ekhoina ahenba knowledge ahenba akhoi pauta kaya amasu phangbana maram oiraga mayamgi pukninggi wakhalongi phajarba wakhalon kaya comments ko thangda sungso soidna thambira u haina thamjabaga loina ngasi gi onedi matam je sulo jhilaklabani na crime diaries mayamgi ekhogi ipo media na series na puthokchari ba crime diaries ki maudraga humdoi suba episode yengbiriba singdagi kanena ba yathangni jari pina birasi